ꯅꯤꯂꯀꯥꯟꯇ ꯂꯥꯏꯞ ꯍꯧꯔꯕꯣ? Yes, sir. Howdy. ꯀꯩꯅꯣꯗꯤ ꯃꯤ ꯋꯥꯠꯂꯤ. Oh, sir. ꯃꯇꯝ ꯃꯥꯡꯕ ꯌꯥꯗꯦ. Let's do it. Okay. ꯅꯤꯂꯀꯥꯟꯇ ꯃꯤ ꯁꯠ ꯆꯪꯅꯕ ꯍꯥꯏꯈꯣꯏ ꯃꯣꯏ ꯍꯥꯏꯕꯗꯤ ꯃꯇꯝ ꯀꯩꯅꯣ ꯇꯧꯅꯤ ꯐꯔꯛ ꯇꯥꯅꯤ. ꯂꯣꯏꯅꯃꯛ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯔꯛꯑꯣ ꯌꯥꯔꯦ. ꯕꯤꯁ꯭ꯋꯖꯤꯠ ꯀꯥꯏ ꯂꯩꯒꯦ ꯍꯧꯖꯤꯛꯇ ꯂꯥꯛꯑꯝꯃꯒ? Okay. ꯃꯤ ꯋꯥꯠꯂꯤ ꯃꯥꯜꯂꯦꯀꯣ. Me am tanga sir. ꯀꯦꯕꯁꯨ ꯋꯥꯠꯂꯤ. कनानो वालीजे? आपने जिस व्यक्ति को कॉल किया है वो अभी दूसरे कॉल पर व्यस्त है। कृपया प्रतीक्षा करें या कुछ समय पश्चात प्रयास करें। The person you have called is speaking to someone else. You can wait or call again later. आपने जिस व्यक्ति को कॉल किया है वो अभी Okay. हौसे चंजरजनी. अथेंग मीसु ngài ngam puti. Okay. नहानगी ममांगी विकी क्लास तो अदुगी माइंड दो हौसी बाबा कना अलाइव होइना कोक थम्मिगे नत्रगा कनो हौसी बाबा अदु माइंड दो ऑलरेडी मनिंगोम द लंगथोखरे हाइबा यावबा नत्रगा ऑलरेडी ओके अदु माइंड दो हौसी बाबा मेंटेन तौबो ngami हबसे कना हौसी यावरिजे अमता हारो. मेंटेन तौबो ngamde ना लोइ मांगरे नहान एक्साइटमेंट लेरमबने अदगिदी इंस्पिरेशन वांगमबने अदगिदी एनर्जी वांगमबने तो लोइमंग मांगरे हुजिकती हैबजे कना दे मांगद्री हुजि बाबा आई एम स्टिल मेंटेनिंग हैबजे कना Sir, ꯑꯩꯗꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯃꯦꯟꯇꯦꯟꯗꯤ ꯇꯧꯔꯤ ꯍꯥꯏꯗꯤ ꯑꯃꯨꯛ ꯍꯥꯏꯗꯤ ꯁꯨꯝ ꯇꯜꯂꯛꯄꯁꯦ ꯌꯥꯎꯋꯦꯕꯀꯣ ꯇꯜꯂꯛ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯃꯦꯟꯇꯦꯟ ꯇꯧꯕꯗꯣ ꯍꯥꯏꯇꯥꯔꯦꯅꯦ ꯇꯧꯗ ꯌꯥꯗꯦ ꯈꯜꯂꯒ ꯑꯗꯨꯝ ꯁꯥꯔ ꯑꯗꯨꯝ ꯇꯧꯔꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯃꯍꯧꯁꯥꯅꯦ ꯋꯥꯈꯜ ꯍ꯭ꯌꯨꯃꯦꯟ ꯕꯤꯏꯡ ꯍꯥꯏꯁꯤꯗꯤ ꯑꯃꯨꯛ ꯇꯧꯅꯤꯡꯕ ꯑꯃꯨꯛ ꯇꯧꯅꯤꯡꯗꯕ ꯍꯥꯏ ꯅꯪ ꯈꯛꯇꯟꯇꯦ ꯂꯣꯏꯅꯃꯛꯅꯦ ꯑꯩꯁꯨꯅꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯦ ꯑꯗꯨꯕꯨ ꯑꯗꯨ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯕꯗꯨꯅꯦ ꯇꯣꯉꯥꯟꯕ 1% ꯑꯣꯏꯔꯛꯇꯣꯏꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯃꯦꯟꯇꯦꯟ ꯇꯧ ꯉꯝꯕ꯭ꯔꯣ ꯑꯇꯣꯞꯄꯁꯤꯡ ꯂꯣꯏꯅ ꯃꯦꯟꯇꯦꯟ ꯇꯧ ꯉꯝꯕ꯭ꯔꯣ ꯕꯤꯁ꯭ꯋꯖꯤꯠ ꯉꯝꯕ꯭ꯔꯣ Yenge sir bro. ꯌꯦꯡꯕ ꯅꯠꯇꯦ ꯃꯦꯟꯇꯦꯟ ꯇꯧ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯌꯦꯡꯕꯗꯨꯗꯤ ꯑꯔꯥꯏꯕꯅꯤ ꯌꯦꯡꯕꯗꯤ ꯌꯥꯝ ꯂꯥꯏ Tàu thiếu mềm chúng ta này này bắt đầu.
Arjun kamai tori Arjun kamai tori Tawari sir. Rahul di ngasi ki class di am important ni ko ngasi PW class di ko miss sung to no net te kai lo fix to ngasi ina PW se mindset na te ngasi di business ki idea pi ge business ki idea ko so it's very important ekhoi kamaina aina torpo sing do du hair ke ko habdi aina to do pot am ta hero aina to busing aina semak pasing kamai semi kamai to we have pot se noi just we am line of I pirak ke everyone can do it Alpes ki net se kaino okay yare so Sajid kamai to Yes, sir. energy kamai to nahan de kamai maintain to yen tharo Nan tawkra matong sa ay dum sarge takibsing do ay ijallaga notes sende atu si dum Google da kai da search tawraga dagi khangdaba waising dum yengde adagi atoppa gi tawbasing dum podcasting adum kha yengde dum adum le. okay Bangin Chandra how are you feeling I'm excited, sir. okay let's do it man let's kill it or say rhythm Sir, you maintain the vision. I want to chin thi there I bani ko na sa chin thi kanu ko everyone has Siras kamai to ri Ita naikhai sini. I want the chin thi kanu no na sa da chin na sa chin thi be bera ne koi kai but anyway ngasi di mai hola se ngasi ki class di ko have the even YouTube ki audience pau yeng asono ngasi khanga sono ko ai ngasi yam ti fazava idea khrapi ki yam fazava idea dante practically to boya ba poching jai har ke Nilakanta recording to Okay, sir. noi loi ma ki camera loi on tor thamu ko camera loi on tor thamu thenga laksa mi thenga laksa re adu ngai le ngam bante so Vidyananda kai legar ge where is Vidyananda Ma issue khara lay hairambane sir. Amuk changakena. okay Rusdan where are you Sunil kamdau birige ai nan Sunil na class hawraji haiban mi to ai khoi thadara damne just technical issue lei bidagi thada dam me ngakpi gani ko simadi ngakpi yo technical issue lei bani na matam chan deliver to bungam te du hayeng dagi di flow da chala je fadana flow da everything ai ko ngak soi bai mi puna mang ne soi bai di ngak na tam ne masana ha perfect am to oib nate so let's do it nel kan ngai presentation share to presentation screen da okay what business to start question hangani ji mayam dum noi mayam dum hangani what business to start kari business noi hok du je mayam na bro na su bro Denil na su keno yam high digital business yam high atopa mi su digital business high even offline business high business entrepreneurship high ba kyam lay but at the end of the day in khandar ko tab what business to start kai business noi hok du je I don't have huge investment I ngon investment na chobu su lay te dagidi even ideas wali ngon da but kainom dei tawninge habs di mi loi lei ne chama nei lei ko yes or no Yes. Yes, sir. Yes. Yes, sir. Yes, sir. What business to start have the sida neba yam da palli adugi matung sidi arai bang fort ngata neba what business to start have sida neba palli I have the sina faduira adai si tawraga na kari adagi aina digital marketing tawraga na kari adai aina influencer marketing howra na kari adagi aina product business howra na kari si jibu oidori ba have sida ide dum pang adum sida dum khanjana adum lei dune koi sidum lei howri ne so aina haidu si matang is quite important oiba pot am haige business towning mi di ko akoi sida yauri ba se si khata na teba everyone each and every one of us akoi loina business towning ma tani kai gino ham tamda akoi na mi amgi lifestyle uru matamda business has a business to mi sing di moi independently hingi moi financial keno se outcomes yam tongali adagi di moi financial freedom lay adi moi car tang ba thawi moi yum choga lay have se akoi loina khangi si common sense ne but when it comes to taking action lorom dai matang da akoi ga moi ga su khena ba lakani so action ne loi khena hangi do action ji da loi khena hangi matamda hojik Bankin Chandra da
idea fazaba am leite habse kana haidu mai makok sida mayam na khandaba idea kyam leramgani ba adagi di rishirasta idea fazaba kyam leramgani ba aingon aina khaliba idea je saruk chama henba idea kyam ju leramgani leitar su adu potu reality do onthok da tardi kai ojuno du potu nangi kokta dum pura trash hoina dum kaino do dum lei kitabne chumra lan bre haije Chum. so aduna Chumbe sir. sigi trash over potse sigi akoigi sida leiba kokta leire potse si hana reality do onthok tamne digital business hoishunu ko adagi di offline business hoishunu online business hoishunu kai gino haima tamda hai keba aina hanba aina offline business to kumda diga de aina wari size only online business ka wari size but now ai hojikti online offline business so kumda re kai gino kumda ise haima tamda aigi dream se aina ha ka duise aigi pot am leiba ai tawragadi I want 360 degree I want to be the best chumnagi simple oi batawning de hadi mangaktangi digital business tor pesa ai tanba ya batawre but it's time for me to level up ai level up tawda ya de level up tawdu se kai level up na to ise ai hojik tor ko matamda ai hojik atop mafam da invest to bahore adagi atop mafam da su offline da su dream kyam nei santori myam sing hadi society da kai kana bai ai kai to bai ai business ai sai su pesa thada bahore in tan myam sing kai gino ai 360 degree da onsaning ak paine ama fail oi gitar su heng nang tamngam puti kainu ngasi nang pesa yam tale ngasi nang lak fanam tale haire heng financial crisis am lai heng nang business da downfall am lai kai nang to broke chat tamna dum adu broke chat pa matam da next step se kai yoduno adu next step ne bera kai adu broke chat pa matam da mun nang zero de hogdune scratch de hogdune but nang na scratch de hogdri kanda nang na hojik ta liba paisa myam sing je nang na kari gumba nang na mind sinarga kharka tan ba hokda right way da adu pot hoi right way have sidi nang na khangpu de ina khangpu de karam na right oduno karam na chum duino hai pot se but something aikoina sandu hoba ya ba koi gi paisa je suppose ngasi lakh ama lai hai lakh ama lakh matam da noidi power da bra hai khangde noi marakta paisa tan ba hobo mi kya kya yaure am tai ro ku thangalo I am ena ku thangalo am ta keno da comment I am not haiba kangun tan ba hogdriba okay 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 thank you guys ai hai ke tan ba hogdriba mi di sukang khangdri ne tan ba hogba mi sing da si wakhan je khan bra khan da bai wam hangge whatever your amount is lising kun lambe lakh am lambe lising yang kai lambe lising manga lambe ai it doesn't matter nangi na ko swine power ngasi di paisa lai but kai numita paisa je lep khiba yabage natraga kai numita karam kanda hengalakade karam kanda piktharakadage karam kanda sijina aigi expenditure je hengalakadage haiba si pot noi khanba yawgraba anyone yes or no yes hiro no or the no yes or the yes Yes sir. Yeah. comment bamgin da tari ko Sorry, sir. don't worry if you are a beginner don't worry I'm here to guide you okay yes see power is kai no see power is afa pot ne every day every day I want ngasi suppose kudak ta ngonda pungma mam 20k change ha je adai khalai ga ngonda ngale ga 7k change ngale 7k change don't be too happy ai hai thuje am ti harau ko nga tang gi ngau ni paisa lak pa je ko paisa je sum chang pa to ko ngonda harau ko ne du moment to lak pa matam da but ai na hai du se si ju khan da ba ya de karam kanda paisa je loi gi du no karam kanda akoi gi income je settled ore ka du no hai ore kani hai leite but si akoi gi worst expectation je koi han tawra thamba se mathau tai yan dai ko worst expectation je han taw godam ne kai gumba koi financial crisis koi financially loi dum taw greba kai nu koi taw du se du matam nang gi la ma paisa nang ni ngau tam ka ngau na chen tam na dum sidane koina broke chatliba sidane koina lairaga leiri myam singje aduna aina hojik toy pose kaino amdamda aina mayamda to honingi se kaino amdamda noina hojik business hodri kan concept ama khango paisa la akanda yes namone constantly laktar su business adi business ne ko business idi business ka job ka khena bje kaino job ta namone constantly income ama 15k 12k monthly da la ine but laktar su business adi kaino ham tamda no mo da 40k buk tale no mo da 10k tale 20k ta no mo da paisa je palan pha tala ine talaktar su business ta ama su dai paisa je la khuding paisa je chong lakani but akoi da aki bisu leine habdi si paisa je kai gumba lak lep khitar lep pasu yai ne nangi business nang improve tok da tadi nang adugi poto scale to honda tadi lep khibasu yana leine yan dai ko si business ne aduna business ha je kai no ham tamda noina kai gumba 9 to 5 job ka business ka je business hena nungai hain khan tardi aduma lale kai gino lali je ha ke business ta work hard se am change hustle je am change 9 to 5 ti kai no nang thabak chatlaga pung mapan dagi ai ju 9 to 5 job tor mi kan hai ge 9 to 5 to je kai no ha ke 9 to 5 to mi je thabak loi chille ha bia dip
ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯆꯠꯂ ꯑꯣꯐꯤꯁꯇ ꯆꯠꯂꯅꯤꯀꯣ ꯐꯝꯃꯅꯤꯀꯣ ꯑꯗꯨꯝ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯔꯒ ꯑꯗꯨꯝ ꯉꯥꯏꯔꯒ ꯑꯗꯨꯝ ꯄꯨꯡ 5 ꯇꯥꯕ ꯉꯥꯏ ꯂꯩꯗꯣꯏꯅꯦ ꯄꯨꯡ 9 ꯃꯈꯥꯏꯗꯒꯤ ꯊꯕꯛ ꯆꯠꯈꯤꯗꯨꯅ ꯑꯗꯨꯝ ꯉꯥꯏ ꯂꯩꯒ ꯂꯟꯁ ꯉꯥꯏꯔꯅꯤ ꯂꯟꯁꯇ ꯆꯥꯛ ꯈꯔ ꯆꯥꯔꯅꯤ ꯑꯗꯩ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨ ꯊꯣꯛꯂꯛꯑꯒ ꯑꯃꯨꯛ ꯉꯥꯏ ꯂꯩꯒ ꯄꯨꯡ 5 ꯀꯔꯝ ꯀꯥꯟ ꯇꯥꯒꯗꯒꯦ ꯍꯥꯏ ꯌꯨꯝ ꯀꯔꯝ ꯀꯥꯟ ꯆꯠꯀꯗꯒꯦ ꯍꯥꯏꯕꯁꯤ ꯁꯤ ꯉꯥꯏꯔ ꯂꯩꯔꯤꯅꯦꯕ ꯑꯗꯩ ꯍꯜꯂꯛꯑꯒ ꯃꯣꯕꯥꯏꯜ ꯃꯦꯠꯂꯅꯤ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯔꯅꯤ ꯐꯦꯃꯤꯂꯤꯒꯤ ꯏꯟꯖꯥꯡ ꯆꯥꯛ ꯈꯔ ꯆꯥ ꯁꯨꯃꯥꯏꯅ ꯂꯩꯔꯤꯅꯦꯕ ꯕꯠ ꯕꯤꯖꯤꯅꯦꯁꯇꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯖꯤꯅꯦꯁꯁꯤꯗꯤ 24 ꯑꯋꯥꯔ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯕꯤꯖꯤꯅꯦꯁꯁꯦ ꯑꯣꯄꯔꯦꯠ ꯇꯧꯍꯟꯗꯕ ꯌꯥꯗꯦꯕ ꯀꯥꯏꯗꯩꯅꯣ ꯄꯩꯁꯥ ꯂꯥꯛꯏꯁꯦ ꯍꯤसाꯞꯁꯦ ꯀꯥꯏꯗ ꯆꯦꯟꯅꯗꯣꯏꯅꯣ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯁꯦꯂꯔꯤ ꯀꯌꯥꯅꯣ ꯄꯤꯗꯣꯏꯁꯦ ꯑꯩꯒꯤ ꯁ꯭ꯇꯥꯐꯅ ꯀꯩꯗꯧꯔꯤ ꯃꯣꯏ ꯁꯦꯜꯁ ꯇꯧꯔꯤꯕ ꯇꯧꯗꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯅꯦꯛꯁꯇ ꯀꯩ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯑꯣꯏꯅꯤ ꯃꯤꯅ ꯑꯩꯒꯤ ꯀꯝꯄꯤꯇꯤꯇꯔꯅ ꯀꯩꯗꯧꯔꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯅꯪꯒꯤ ꯀꯣꯛꯁꯦ ꯁꯨꯝ ꯂꯩꯗꯣꯏꯅꯦꯕ ꯁꯤ ꯀꯣꯛꯁꯦ ꯁꯨꯝ ꯂꯩꯗꯣꯏꯅꯦ ꯅꯪꯒꯤ ꯀꯣꯛꯁꯤꯗ ꯑꯗꯨꯅ ꯍꯦꯗꯦꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛꯁꯨ ꯋꯥꯡꯉꯤ ꯑꯗꯒꯤꯗꯤ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯝꯇꯥꯏꯝꯁ ꯅꯪꯉꯣꯟꯗ ꯁꯦꯗꯅꯦꯁꯁꯨ ꯂꯥꯛꯀꯅꯤ ꯑꯗꯒꯤ ꯁꯝꯇꯥꯏꯝꯁ ꯄ꯭ꯔꯦꯁꯔꯁꯨ ꯂꯥꯛꯀꯅꯤ ꯁꯤ ꯕꯤꯖꯤꯅꯦꯁꯀꯤ ꯍꯧꯅꯕꯤꯅꯦꯕ Sir. ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯔꯥꯏꯕ ꯄꯣꯠ ꯅꯠꯇꯦꯕ ꯏꯠꯁ ꯅꯣꯠ ꯐꯣꯔ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯏꯠꯁ ꯅꯣꯠ ꯐꯣꯔ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯑꯩ ꯉꯁꯤ ꯍꯥꯏꯒꯦꯕ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯅꯠꯇꯦꯕ ꯕꯤꯖꯤꯅꯦꯁꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯣꯏꯗ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯕꯤꯖꯤꯅꯦꯁꯁꯤꯗ ꯁꯤꯕꯨꯗꯤ ꯑꯩꯅ ꯅꯣꯏꯗ ꯀ꯭ꯂꯥꯁꯇ ꯑꯩꯅ ꯀꯣꯔꯁꯇ ꯄꯤꯔꯛꯀꯅꯤ ꯐꯥꯎꯟꯗꯦꯁꯟ ꯍꯥꯏꯕ ꯄꯣꯠꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯄꯤꯔꯛꯀꯅꯤ ꯑꯗꯨꯅ ꯅꯣꯏꯅ ꯈꯪꯗꯣꯏꯁꯦ ꯍꯥꯏꯕꯗꯤ ꯕꯤꯖꯤꯅꯦꯁ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯈꯪꯉꯣꯕꯀꯣ ꯍꯥꯏꯕꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯗꯣꯏꯁꯦ ꯃꯤꯅ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤꯗꯤ ꯃꯤꯒꯤ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯎꯔꯤꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯎꯔꯤꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯃꯤꯅꯒ ꯎꯠꯂꯛꯏꯕ ꯕꯤꯖꯤꯅꯦꯁꯁꯦ ꯁꯤꯅꯤ ꯀꯥꯏ ꯎꯠꯂꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅꯃꯛ 100% ꯆꯨꯝꯃꯦ ꯍꯥꯏꯕꯁꯤ ꯈꯜꯂꯨꯅꯨ ꯃꯣꯏꯅ ꯁꯣ ꯇꯧꯔꯤꯁꯦ ꯑꯣꯟꯂꯤ ꯃꯣꯏꯒꯤ ꯑꯐꯕ ꯄꯥꯔꯠꯇꯨ ꯈꯇꯪ ꯁꯣ ꯇꯧꯔꯤꯅꯦꯕ ꯍꯦꯄꯤ ꯄꯥꯔꯠ ꯑꯗꯩ ꯅꯨꯡꯉꯥꯏꯕ ꯄꯥꯔꯠꯇꯨ ꯈꯇꯪ ꯃꯣꯏꯗ ꯎꯠꯂꯛꯏꯅꯦꯕ ꯕꯠ ꯃꯣꯏꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯁꯐꯔ ꯇꯧꯔꯤꯒꯦ ꯃꯣꯏ ꯃꯅꯨꯡꯗ ꯀꯔꯤ ꯊꯦꯡꯅꯔꯤꯒꯦ ꯍꯥꯏꯕꯁꯤꯗꯤ ꯃꯣꯏ ꯎꯠꯊꯣꯔꯛꯄ ꯅꯠꯇꯦꯕ ꯕꯠ ꯎꯠꯊꯣꯔꯛꯄꯁꯨ ꯌꯥꯎꯋꯦꯕ ꯕꯠ ꯀꯣꯟꯅ ꯂꯣꯏꯅꯃꯛ ꯎꯠꯊꯣꯔꯛꯄ ꯅꯠꯇꯦꯕꯀꯣ ꯌꯥꯝꯅ ꯁꯐꯔ ꯑꯣꯏꯕ ꯄꯣꯠ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨ ꯄꯣꯠꯁꯤꯡꯗꯣ ꯅꯣꯏ ꯍꯥꯟꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔ ꯆꯠꯀꯗꯕꯅꯦ ꯑꯦꯚ꯭ꯔꯤꯊꯤꯡ ꯕꯤꯖꯤꯅꯦꯁ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯗꯤꯁ ꯍꯦꯁ ꯇꯨ ꯀꯤꯞ ꯏꯟ ꯌꯣꯔ ꯃꯥꯏꯟ ꯅꯪꯒꯤ ꯃꯥꯏꯟꯗ ꯂꯣꯏ ꯍꯥꯞꯆꯟꯒꯗꯕ ꯁꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯣꯀꯦ ꯕꯤꯖꯤꯅꯦꯁꯁꯤꯗꯤ ꯑꯩ ꯄꯩꯁꯥ ꯂꯩꯔꯦ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯛꯑꯒꯦ ꯑꯩ ꯍꯧꯖꯤꯛ ꯅꯣꯏꯗ ꯔꯤꯁꯤꯔꯥꯖꯇꯒꯤ ꯍꯥꯏꯔꯒꯦꯕ ꯔꯤꯁꯤꯔꯥꯖꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦꯕ ꯕ꯭ꯔꯣ ꯑꯩ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ 10 lakhs ꯂꯩꯔꯦ let me start a business okay do it ꯅꯪ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯛꯎ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯅꯪ ꯄ꯭ꯔꯣꯄꯔꯂꯤ ꯅꯪꯅ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯍꯧꯗ ꯇꯥꯔꯗꯤ ꯍꯌꯦꯡ ꯕꯤꯖꯤꯅꯦꯁꯁꯤꯅ ꯂꯨꯁꯜꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯅꯪꯉꯣꯟꯗ ꯄꯨꯔꯥ ꯅꯪꯁꯦ ꯄꯨꯔꯥ ꯁꯦꯛ ꯑꯣꯏꯗꯣꯏꯅꯦ ꯅꯪꯁꯦ ꯄꯨꯔꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯅꯪꯁꯦ ꯄꯩꯁꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯀꯗꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯣꯄꯦꯟꯗ꯭ꯔꯣꯁꯦ ꯑꯩ ꯍꯥꯏꯁꯦ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯈꯪꯉꯣꯕꯀꯣ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕ ꯄꯣꯠꯁꯦ ꯏꯠꯁ ꯅꯣꯠ ꯐꯣꯔ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯕꯠ ꯅꯪꯒꯤ ꯐꯥꯎꯟꯗꯦꯁꯟ ꯅꯪꯒꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯅꯪꯒꯤ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀ꯭ꯂꯤꯌꯔ ꯑꯣꯏꯇꯥꯔꯗꯤ ꯌꯦꯁ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦ ꯁꯤꯅꯤ ꯂꯥꯛꯅꯤꯡꯕ ꯂꯥꯛꯁꯅꯨ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯒꯤ ꯁꯤꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯄ꯭ꯔꯦꯁꯔ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯗꯣꯔꯕ ꯑꯗꯒꯤꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯗꯣꯔꯕ ꯑꯗꯒꯤꯗꯤ ꯅꯪꯅ ꯆꯪꯗꯣꯔꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯂꯣꯏꯅꯃꯛ ꯈꯪꯗ ꯇꯥꯔꯁꯨ ꯄ꯭ꯔꯤꯄꯦꯌꯔ ꯇꯧ ꯂꯩꯇꯥꯔꯗꯤ ꯕꯤꯖꯤꯅꯦꯁ ꯏꯁ ꯐꯣꯔ ꯌꯨ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯄꯩꯁꯥ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯄꯩꯁꯥ ꯂꯩꯉꯩꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯄꯩꯁꯥ ꯂꯩꯉꯩꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯑꯩꯁꯦ ꯀꯌꯥꯝ ꯄ꯭ꯔꯦꯁꯔ ꯂꯩ ꯈꯪꯕ꯭ꯔꯣ ꯑꯩ ꯅꯣꯏꯗ ꯍꯥꯏꯔꯛꯀꯦꯕ ꯑꯩ ꯉꯁꯤ ꯅꯣꯏꯗ ꯀꯥꯟꯗ ꯁꯤ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯀꯩꯅꯣ ꯇꯧꯔꯣ ꯀ꯭ꯂꯣꯖ ꯉꯥꯛꯇꯪ ꯇꯧ ꯑꯩ ꯉꯁꯤ ꯅꯣꯏꯗ ꯋꯥ ꯑꯃ ꯍꯥꯏꯒꯦꯕ ꯑꯩ ꯄ꯭ꯔꯦꯁꯔ ꯌꯥꯝ ꯂꯩꯌꯦꯕ ꯀꯩꯒꯤꯅꯣ ꯕꯠ ꯁꯤ ꯄ꯭ꯔꯦꯁꯔꯁꯦ ꯑꯝ ꯑꯦꯟꯖꯣꯌꯤꯡ ꯏꯠ ꯅꯣꯏ ꯍꯥꯏꯒꯦ ꯀꯃꯥꯏꯅ ꯄ꯭ꯔꯦꯁꯔꯕꯨ ꯀꯃꯥꯏꯅ ꯑꯦꯟꯖꯣय ꯇꯧꯔꯤꯅꯣ ꯕ꯭ꯔꯣ ꯗꯦꯅꯤꯜ ꯍꯥꯏꯁꯦ ꯄꯩꯁꯥ ꯀꯩꯅꯣꯁꯦ ꯄ꯭ꯔꯦꯁꯔꯁꯦ ꯀꯃꯥꯏꯅ ꯑꯦꯟꯖꯣय ꯇꯧꯔꯤꯅꯣ ꯍꯥꯏꯔꯛꯀꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯍꯥꯏꯒꯦꯕ ꯑꯩꯅ 9 to 5 ꯖꯣꯕ ꯇꯧꯔꯒ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯔꯒ ꯑꯗꯨꯒꯤ ꯐ꯭ꯔꯁꯇ꯭ꯔꯦꯁꯟꯗꯣ ꯍꯦꯟꯗꯜ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯏꯁꯥꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯇꯧꯔꯒ ꯑꯩ ꯄ꯭ꯔꯦꯁꯔꯁꯦ ꯑꯣꯏꯅ ꯍꯦꯟꯗꯜ ꯇꯧꯖꯒꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯁ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯂꯩ ꯑꯀꯤꯕ ꯂꯩ ꯍꯥꯏꯕꯗꯤ ꯅꯦꯛꯁ ꯁ꯭ꯇꯦꯞꯁꯦ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤꯗꯤ ꯑꯦꯛꯁ ꯑꯦꯃꯥꯎꯟ ꯑꯣꯐ ꯃꯅꯤꯁꯤꯗꯒꯤ ꯅꯦꯛꯁꯇ ꯑꯩ ꯁ꯭ꯀꯦꯂꯦꯕꯜ ꯑꯣꯏꯍꯟꯗꯣꯏꯁꯦ ꯀꯃꯥꯏꯅ ꯑꯣꯏꯍꯟꯗꯣꯏꯅꯣ ꯑꯗꯒꯤꯗꯤ ꯏꯐ ꯑꯩꯅ ꯀꯩꯒꯨꯝꯕ ꯐꯦꯜ ꯑꯣꯏ ꯇꯥꯔꯗꯤ ꯏꯐ ꯑꯩꯅ ꯁꯤꯗꯩꯁꯦ ꯀꯩꯅꯣ ꯇꯧꯍꯧꯗ ꯇꯥꯔꯗꯤ ꯋꯥꯠ ꯑꯦꯜꯁ ꯑꯟꯅꯣꯟꯁꯦ ꯑꯩ ꯐꯦꯁ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩ ꯔꯦꯗꯤ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄ꯭ꯔꯦꯁꯔ ꯃꯌꯥꯝꯁꯤꯡꯁꯦ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯂꯩꯒꯗꯕꯅꯦ ꯑꯗꯨꯅ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕꯁꯤ ꯅꯣꯏ ꯉꯁꯤ ꯅꯣꯏ ꯌꯥꯎꯔꯤꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯛꯈꯤꯕ ꯌꯥꯏ ꯕꯠ ꯑꯩ ꯉꯁꯤ ꯍꯥꯏꯒꯦꯕ ꯅꯣꯏꯗ ꯁꯥꯎꯅꯕ ꯅꯣꯏ ꯃꯔꯛꯇꯀꯣ ꯑꯩ ꯍꯥꯏꯒꯦꯕ ꯕꯤꯖꯤꯅꯦꯁ ꯂꯣꯏꯅꯃꯛ ꯍꯧꯗꯣꯛꯈꯤꯅꯤ ꯕꯠ ꯁꯤꯗꯩꯁꯤꯗ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯑꯣꯏꯕ ꯃꯥꯏ ꯄꯥꯛꯄꯗꯤ ꯑꯃꯅꯤ ꯈꯛꯇꯪ ꯑꯣꯏꯔꯛꯀꯅꯤꯕ ꯑꯣꯏꯔꯛꯄꯣꯏꯗꯣꯏꯁꯦ ꯑꯃꯅꯤꯁꯦ ꯀꯩꯒꯤꯅꯣ ꯑꯣꯏꯔꯛꯇꯣꯏꯁꯦ ꯑꯣꯏꯔꯣꯏꯗꯣꯏꯁꯦ ꯁꯤꯁꯨ ꯑꯩ ꯍꯥꯏꯔꯛꯀꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯩ ꯕꯤꯁ꯭ꯋꯔꯖꯤꯠꯀꯤ ꯀꯣꯛꯇ ꯀꯩ ꯈꯜꯂꯤꯒꯦ ꯍꯥꯏꯕ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯔꯥꯍꯨꯜꯒꯤ ꯀꯣꯛꯇ ꯀꯩ ꯈꯜꯂꯤꯒꯦ ꯍꯥꯏꯕ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯔꯣꯕꯔꯠꯀꯤ ꯀꯣꯛꯇ ꯀꯩ ꯈꯜꯂꯤꯒꯦ ꯍꯥꯏꯕ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯑꯩ ꯒꯣꯠ ꯅꯠꯇꯦꯕ ꯕꯠ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯩ ꯅꯣꯏꯗ ꯁꯦꯌꯔ ꯇꯧꯔꯛꯀꯦꯕꯀꯣ ꯁꯤꯁꯤꯗ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯁꯤꯗ ꯂꯣꯏ ꯁꯦꯜꯂꯛꯀꯅꯤ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯍꯥꯏꯕꯗꯤ ꯅꯪꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯏꯟ ꯐ꯭ꯌꯨꯆꯔꯗ ꯅꯪꯅ ꯄ꯭ꯔꯦꯁꯔ ꯀꯌꯥꯝ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯒꯦ ꯑꯗꯒꯤꯗꯤ ꯐꯦꯂꯤꯌꯔ ꯀꯌꯥꯝ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯒꯦ ꯔꯤꯖꯦꯛꯁꯟ ꯀꯌꯥꯝ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯁꯦ ꯁꯤꯗ ꯂꯣꯏ ꯗꯤꯄꯦꯟ ꯇꯧꯔꯛꯀꯅꯤ ꯃꯦ ꯕꯤ ꯑꯣꯄꯦꯟꯗ꯭ꯔꯖꯤꯠꯅ ꯐꯥꯔꯁ ꯔꯤꯖꯦꯛꯁꯟꯗ ꯒꯤꯞ ꯑꯞ ꯇꯧꯈꯤꯕ ꯌꯥꯏ ꯃꯦ ꯕꯤ ꯔꯤꯗꯝꯅ 10 ꯔꯤꯖꯦꯛꯁꯟꯗ ꯒꯤꯞ ꯑꯞ ꯇꯧꯈꯤꯕ ꯌꯥꯏ ꯃꯦ ꯕꯤ ꯕꯪꯀꯤꯝ ꯆꯟꯗ꯭ꯔꯅ 10 ꯔꯤꯖꯦꯛꯁꯟ ꯂꯩꯇꯥꯔꯁꯨ 50 ꯔꯤꯖꯦꯛꯁꯟ 100 ꯔꯤꯖꯦꯛꯁꯟ ꯍꯦꯟꯅ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯔ ꯆꯪꯉꯝꯕ ꯌꯥꯏ ꯕꯠ ꯑꯗꯨ ꯇ꯭ꯔꯥꯏ ꯇꯧꯋꯤ ꯃꯤꯗꯣ ꯅꯪ ꯑꯝꯇꯪ ꯈꯜꯂꯣꯕ ꯅꯁꯥꯅ ꯑꯝꯇꯪ ꯀꯣꯃꯟ ꯁꯦꯟꯁꯅꯦ ꯁꯤꯒꯤ ꯀꯣꯃꯟ ꯁꯦꯟꯁ ꯑꯝꯇꯪ ꯈꯪꯉꯣꯕ ꯑꯩ ꯀ꯭ꯂꯥꯏꯟ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯁꯦꯕ ꯁꯄꯣꯁ ꯑꯩꯅ ꯉꯁꯤ ꯑꯩꯒꯤ ꯑꯦꯖꯦꯟꯁꯤ ꯑꯃ ꯍꯥꯡꯗꯣꯛꯑꯦ ꯍꯥꯏꯔꯁꯦꯕ ꯑꯩꯒꯤ ꯑꯦꯖꯦꯟꯁꯤꯁꯦ ꯑꯩ ꯉꯁꯤ ꯍꯥꯡꯗꯣꯛꯏꯁꯦ ꯀꯩꯅꯣ ꯍꯥꯡꯗꯣꯛꯑꯦ ꯍꯥꯏꯔꯁꯦꯕ ꯚꯤꯗꯤꯑꯣ ꯃꯥꯔꯀꯦꯇꯤꯡ ꯑꯦꯖꯦꯟꯁꯤ ꯍꯥꯡꯗꯣꯛꯑꯦ ꯍꯥꯏꯔꯁꯦꯕ ꯁꯨꯅꯤꯜꯅ ꯚꯤꯗꯤꯑꯣ ꯃꯥꯔꯀꯦꯇꯤꯡ ꯑꯦꯖꯦꯟꯁꯤ ꯍꯥꯡꯗꯣꯛꯑꯦꯕ ꯍꯥꯡꯗꯣꯛꯄ ꯃꯇꯝꯁꯤꯗ ꯑꯩ ꯍꯥꯏꯔꯁꯦꯕ
I video marketing agency hangdwe but I gi language the weak way I communication skills yam wang de adagi da yam concepts yam clear oi de hai it's okay it's fine loi mak akoi puna mak se loi mak perfect oi bam ta de but I know the client thi du ne ai client thi de be de kai no client later ga business alive su ya ro je mayam loi khangam ne ro jar ai je client thi matam da I know ai Instagram da DM to re mayam ai gi chana sana client man je message thare hi bro I can help you for this video I can help you with short I can help you with reels si mayam sing ai message thare moi si is the karam na hack pe I'm not interested please don't spam me hack was you have ade ama no hack pe ba message sungan halak tab you have sida is the nang na tara try to the message sungan halak te na a si bu business bu oi dori ba ne haina khantar di that's a biggest mistake kai gi no nam da hack ba nang sum yengo ba suppose nangi product se puthu example ne yamna common ba podam hack ba nang product business am hawdu product am haw nang dukan am hang du dukan je hang do ku matam da nangi noi offline noi gi laikai da dukan am hang du dukan je hang do ku matam da ahan ba hawdu page hekta sit le haba po se leiram brane am ta hayo ahan ba hawdu ko sit le haba po se leiram moi matam khra dum chang gani dum matam khra dum chang bane ko po se matam chang du ne ba si po se chahi ahum chang be chahi mari chang be chahi manga chang be adu bu kai no ham tam da nang na 3 years ki 3 si gi 3 years se odine ma na give up to gi tar di duena ai example am pira ke noi me am na business ki matang da yam na reality oi ba ko yang gyan ta na ba ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯄꯦꯔꯦꯟꯁꯀꯤ ꯔꯦꯁꯇꯨꯔꯦꯟ ꯂꯩꯌꯦꯕ ꯒꯨꯋꯥꯍꯥꯇꯤꯗ ꯔꯦꯁꯇꯨꯔꯦꯟ ꯂꯩꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯔꯦꯁꯇꯨꯔꯦꯟꯁꯦ ꯃꯇꯝ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯩꯅ ꯆꯠꯄ ꯃꯇꯝꯗ ꯃꯤ ꯑꯃꯐꯥꯎ ꯇꯥꯗꯦꯕ ꯔꯦꯁꯇꯨꯔꯦꯟꯁꯦ ꯃꯤ ꯑꯃꯐꯥꯎ ꯂꯥꯛꯇꯦꯕ ꯃꯤ ꯑꯃꯐꯥꯎ ꯂꯥꯛꯇꯕ ꯄꯣꯠꯁꯦ ꯀꯨꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦꯕꯀꯣ ꯀꯨꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯀꯅꯥꯝꯇ ꯂꯩꯇꯦ ꯃꯤ ꯑꯃꯇ ꯂꯥꯛꯇꯦ ꯈꯣꯠꯇꯦ ꯉꯁꯤꯒꯤ ꯀꯁꯇꯃꯔ ꯑꯃꯗ ꯍꯦꯟ ꯑꯅꯤꯗ ꯍꯦꯟ ꯂꯥꯛꯇꯦ ꯍꯥꯏꯌꯦ ꯕꯠ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯗꯨꯗꯒꯤ ꯑꯩ ꯂꯔꯟ ꯇꯧꯈꯤꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯑꯩꯒꯤ ꯃꯗꯔꯅ ꯑꯩꯒꯤ ꯐꯥꯗꯔꯅ ꯒꯤꯞ ꯑꯞ ꯇꯧꯔꯝ ꯇꯥꯔꯕ ꯉꯁꯤ 3 yearsꯀꯤ ꯃꯇꯝꯗ 5 yearsꯀꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯏꯕ ꯏꯟꯀꯝꯁꯦ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯉꯝꯃꯔꯣꯏꯕ 3 years ꯑꯗꯨꯃ ꯃꯤ ꯂꯥꯛꯇꯦꯅ ꯇꯣꯛꯑꯝ ꯇꯥꯔꯗꯤ ꯁꯣ ꯁꯤꯒꯤ ꯀꯣꯟꯁꯦꯞꯁꯦ ꯈꯪꯉꯣ ꯕꯤꯖꯤꯅꯦꯁꯇꯤ ꯕꯤꯖꯤꯅꯦꯁꯅꯦꯕ ꯑꯣꯟꯂꯥꯏꯟ ꯍꯥꯏꯕ ꯂꯩꯇꯦ ꯑꯣꯐꯂꯥꯏꯟ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯦꯠ ꯗꯤ ꯑꯦꯟ ꯑꯣꯐ ꯗ ꯗꯦ ꯀꯣꯟꯁꯦꯞꯇꯤ ꯑꯃꯠꯇꯅꯦꯕꯀꯣ ꯑꯗꯨꯅ ꯅꯣꯏꯅ ꯇꯧꯗꯣꯏ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯅꯣꯏꯅ ꯉꯁꯤ ꯁꯔꯚꯤꯁ ꯑꯃ ꯍꯥꯡꯗꯣꯛꯄ ꯃꯇꯝ ꯁꯔꯚꯤꯁ ꯑꯦꯖꯦꯟꯁꯤ ꯑꯃ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯑꯩꯅ ꯉꯁꯤ ꯔꯤꯁꯤꯔꯥꯖ ꯇꯥꯏ ꯔꯤꯁꯤꯔꯥꯖ ꯅꯪ ꯉꯁꯤ 50 ꯀ꯭ꯂꯥꯏꯟ ꯇ꯭ꯔꯥꯏ ꯇꯧ ꯍꯥꯏ ꯕꯤꯗ꯭ꯌꯥꯅꯟꯗꯗ ꯑꯩꯅ ꯍꯥꯏꯔꯦꯕ 100 ꯀ꯭ꯂꯥꯏꯟꯗ ꯅꯪ ꯃꯦꯁꯦꯖ ꯊꯥꯎ ꯍꯥꯏ ꯃꯦꯁꯦꯖ ꯊꯥꯕ ꯃꯇꯝꯗ 100 ꯀ꯭ꯂꯥꯏꯟꯁꯤꯗ ꯕ꯭ꯔꯣ ꯃꯦꯁꯦꯖ ꯑꯝꯇ ꯍꯜꯂꯛꯇꯦ 50 ꯀ꯭ꯂꯥꯏꯟ ꯊꯥꯕ ꯃꯇꯝꯗ ꯃꯦꯁꯦꯖ ꯑꯝꯇ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯦꯕ ꯅꯪꯉꯣꯟꯗ ꯗꯥꯎꯠ ꯑꯃ ꯂꯥꯛꯑꯅꯤꯕ sibu oidoribu oidoribu 100 client message sa amata message halakte se kai ginu se oidoribu sine nang haika duise but again aina hai duise aina mo hair ni no serious no ala 50 client dong try to hair ni amu sung laktre aina hai bidan da amu ka 100 client amu ka try to hair ni men nang na sa tang khallo every day nang 100 clients da nang non de hola ani ba 100 clients na nang na gyan men ta do mi utari si hol aroi nang da na sa na hangjaro aina 100 client da moi the value begin message tabs the moi reply to ti kai gin why kai da ngai soi ai gi message soi da aina moi da i ba value je soi da kai da aina moi da value bi bangam dri ja da nan khalakani but adu da analyze to rani ai gi writing the change to ge moi da kamai text to quite fast nang text to me soi hi my name is Vidyananda ai sumai na agency work to we si to we introduction to tharam me I'm not interested ne I don't have time to study about you but Vidyananda ngai thajale hi bro nangi video do I check tawre I have checked your video I can help you with this aina nangi video ma edit tawune si tawune if you have time please check it thareba si po se 50 people la thareba aina noi myam da hangeba noi myam da sumaina message lakpa aina sumaina thareba hi my name is Denil Moirangthem I'm the founder of this XYZ agency I am a short form video editor in thareba example in short form ga example pi ni si jiga aina haiba Hi Rishidas, I have checked your videos and I like it and I have edited this video for you. Please check it if you have time. Ani se karma pamne. First one or second one, comment haro. Okay. Okay, second one. Second one do noi sana common sense to khangena kai no second one da hai je what are we doing second one da koina value piri ne mo value do han langjal ne value do han langjal no matam da di okay sin pa je ka no hai ni adui di man hai ni ba okay nangi video da fajara na video do na pura siram tura la madi nang na piri ba content nang na piri ba product na mo pura forsa chala madi adu mu soi re ko adu da mo mi do mo either ma message salak pe na tragana I don't like this I don't like your editing and mo thak te hai but either way you are getting response
response one phang da response phang du ne but amu hai pe bro aina nang na hai chap mana po chai I have applied it adu buk dai reply halak te it's okay it's fine anova idea mu jene to mu tha se ko client phang nam ne mai hai se client je sigi deal do po se adu itar di aina thari po se da hajiki thari po da kai gumba aina piri ba magi product su pura faza hale mai hole mu na piri po adu itar di aina chen bia da mong thak aina pa me mong hazalak tar di aina pa me mong si mai si gi content mai gi editing se ma piri product se it's so good hai tar di I like this video aina harak pe hai pa matab da research na hai bia research na or bidyanda na or bamgin jandra na hai bia or anyone me no to po ai hai bia okay if you like this video adu itar di akhoi ni marakta appointment set tawse yabra that's the first thing appointment mo na hangin appointment set tawse yabra first thing ama hai kan okay okay fine businessman amodi yes hai trum ne businessman amodi yes hai kan kai gi noi matam da aingon thak pa matam da if I like it yes let's do it hai po to hai drum ne to se appointment da hai ne kai gi no appointment to appointment to kan da nang na hai ne okay zoom call da koi connect to se sumai to se si to se or I can call you hai ne du po to anyone oshunu ko manipur gi oshunu northeast gi oshunu foreign gi oshunu india gi oshunu mi di mi ne si gi concept se amata ne adu nang thak kan da appointment set up to appointment set up to kan da nang nang sai gi appointment da appointment da kamai close to ni have se any course no da pira ani ko si manang da appointment da mu to appointment set up to je kai no nang gi first step ne sakang na dunia appointment da zoom call do ne bani personally wai chana do ne bro adu mutam nang gi sine have step to la kan da adu ita appointment thami je kai mi nei ngon da phone to ko matam da anyone mi na phone to ko matam da suppose si gi agency ma si gi suppose biscuit company ma ha je ai ngon da phone to ko matam da ai ha two things we can do and I je zoom call da connect tawsi or nang local area da lay boy tardi let's meet up kai gino let's meet up hai je kai gino let's meet up hai je hai kai hai ke ba nang di product se kai gumba nang lupa chamri gi product yon boy tardi that's fine lupa chamri gi product se phone call da okay let's close it phone call lupa chamri je close to gap ai gi product se lupa chamri pi ai gi product se sini but nang na product se kai gumba 50k gi mathak ta lay gi ba 1 lakh gi mathak ta lay ba product se nang na phone call da hai matam da mi ne yam line misunderstand to bi ne aigi service 1L charge to we hayu tardi as my service ya me na judge to bi dune gyan tai ko nangi service ki price se 1L noi dam khallo aina direct phone to re ngon aina aigi service is 1L lo we nang kai hai kani kai nong khan ni na 1L di yam hi ha po se khala kani soidna khan gani kai no si common sense ai wei ju khan ni but aina hai zoom call de bani connect to private way de bani connect to ga aina hai ba माइगी मरम दा हांगे बिजनेस की मरम दा जी तो हांग बलोरे kan last time hai sine into is mine value ni sine hai kan da mana hangani ba okay what do you charge how do you charge hai ani matam du da charge to po tu da matam du da charge to po tu da nga ko ai ta 5 second ta pi ngon da kan da Yes, sir. every link to ai post to ba re ꯑꯩꯅꯕꯨꯗꯤ ꯇꯧꯈꯤꯕꯅꯦ ꯑꯗꯣ ꯁꯥꯔꯒꯤꯗ ꯑꯩ ꯇꯧꯒꯦ ꯇꯧꯔꯒ ꯁꯥꯔꯒꯤ ꯑꯦꯀꯥꯎꯟꯗ ꯑꯩꯉꯣꯟꯗ ꯂꯩꯇꯕꯗꯨꯗ ai ꯇꯧꯗ꯭ꯔꯦ. ai Okay, okay. okay so any hamado zoom call da connect to kanda koina zoom call da connect to personally wari sanari je kai gino hai matam da structure step by step to mon du leine koina pi value je sine hai po to mon structure du leine adu ulak tam noi myam da hai ge ba noi myam chala gam ta hai so nang je ti khang ba mi moire nang je am tina talented oi ba nang service yam faza ba mi moire but nang charge to je 1 lakh charge to ba tham da or 1.5 charge to 1.5 charge to ba pot se nang phone call da hayo maybe sometimes rarely oi be 1.5 ta close to ngam breu I guarantee pi ge either I kona phone to ke ai khala khangal age hai ba natraga na ai khalaki ge hai dum chakhini si fact ne ai khalaki ge natraga ai kona call to ke adu call sungla la roi dabne adu call sungla la roi dabne ai ge experience adu call sungla la roi dabne maybe to pe but chances have miss to give chances am wange but si matang da I do na ai hai je keno mina darka le je keno business ta koina close to pa matam da business ta koina sales to pa matam da what is the most important thing
what is the most important thing nangi customer na nangondai laiduse kaino why do you buy products from Nike da 14,000 piba 20,000 piba or 15,000 piba 60,000 piba khungu fauda if you have money you will buy it why is that kai du poto kai reputation trust like now Nike ga nataba Nike ga chap mana khung mai utke ba khung se utpa mata moina hai moina 10,000 pi hai ba du Nike gi 60,000 pi ba khung ne ba 60,000 pi ba se 10,000 pi nang kai khalakani asi 10,000 pi se Nike su na tab ju ke lai ro kai kan ba mui da paisa je hai to kini that's the difference gyan ta ko si pot se difference gyan ta ro ko si 10,000 pi ga Nike su na tab pot se Nike 60,000 pi pot se moi 10,000 ka mai yo le no I have some doubt choi dan hai kan how many of you have doubt puthangalo chumi ko so si mindset nga tane si brand gi ke no atane ko akoi gi haibdi moina semai ba pose brand na semai pa no zum yengo ji adu dum no gi mind dum khango ko anything ke no na puthor ko matam da suppose no na hojik car ama lo je hare car ama lo matam je no hojik suppose no na Nissan gi car ama hare se Nissan gi car ama hare se dagi di MG gi car ama hare se da Hyundai gi car ama hare se or Kia gi car ama hare se India da lai ba pon ni ko hare se or Lamborghini hare se or Mercedes hire se noigi mind difference dum different ways dum categorize torongani na sana dum categorize torongani okay Mercedes na sine Mercedes na 60 lakhs pi haibda noina sada Mercedes ni kaino sidi 1 crore you have the Mercedes ni kaino sidi kem hanga mo to kem hire Mercedes ni kaino sidi haije luare bane noi Audi ni kaino sidi example ne haije adagi di Hyundai na kai gumba 60 70 lakhs yo sangita asidi Mercedes lo fare Chumra Landra, yes or no? Hyundai na kay 60 lakhs, 70 lakhs, 80 lakhs without no, sidi Range Rover lo nung fare. Discover am thong fare sidi Mercedes am thong fare. So si kayo si myam sing si kayo mo gi image to mo ni create to gi po to ne mo ni create to i po to ne si mind ko gi mind lo shape to ne si po myam sing ko. Ano na si myam sing lo i bhap taw ko khoi first di si myam sing je khango nang gi value je nang na pi dori value nang na same dori ba nang gi pot si gi matung ina mina nang onda high paying skills myam sing to pay to ko kai gi no ina si high paying skills gi wari han sai je kai no aina no ide introduce to dori business myam sing je high paying skills myam sing ne to ko doi myam sing course by course to ko doi myam sing aduna si myam sing concept sana no ide clear oi ba ho ko this is the way to deal this is the way to connect with people hai pot kai no dam da aina ha da lupa samri gi close to di phone call da close to bi am lai pone lupa chani gi close to ba lising mangai close to di phone call da am line close to bi but when it comes to high ticket la ko matam da di mina paisa thi di kana mina nang je kana nang gi trust se kai no nang je kana exist over to da bra hai si hana mun khangbam darka tai adu kana nang pay to ko dune nang gi personal brand je kyam chawi le nang je keno kya man to wi ha nang build to se kai bu yo re ha se sigi matung nya sema ka duine aduna ne mina influencer marketing to wi mem se kai gi no khamro noina kana influencer marketing khangi yes or no putangalo I know hai ba poto text to no okay no ne heliko se influencer marketing guys influencer sin nei je kai gino koina business hai matam da koina influencer sin na je koina keno da celebrity in the promote to hon se kai na koina xyz celebrity in da koi product se promote to hon se hai je keno why marketing ne se koina celebrity da mina brand achona crore tara ga piraga crore manga ga pira crore ga pira lakh kun kunthra ga pira moi promote holi je kai gino because they know sigi celebrities ko sina tari magi audience tagi ko product se hena leibe hengal kan ko product se hena khangna be hengal kan hi bai de to ine sigi pot se khango ko si pot se kai trust build ine kai gino ham tam da nangi brand je hogdo nangi brand je mina khangnaram da pot to xyz celebrity amna sigi pot se ai khange ma je exist to we have pot se khang tardi ma thaja sigi nu pa jina promoter obani ma je leibe ara mani mana promoter ai ma di big fan ai di ma gi big fan ni ai my follower ni let me check hai pot se leibe chance se wang ka duine gan dai ko si myam sing je so influencer marketing karino aina loi manung da every details so shama kani course myam sing da but meanwhile hoi jik si myam sing de gyan taw ko sumaina connect to ipo se kai gino business ho kan da sigum myam sing de koina trust foundation business ki sigum myam sing de clear oi ba ho so what business to start have the lack ke ni la kan da share to okay what business to start have ne sai de koin palit what business to start next step law next step
Okay, stage mo hanggiba. Product or service haine. What business to start? Aina hongning se product hogduira natraga service ta hogduira haine. It's okay. Ani ma kem kai belite. Ai product ta hoge ta di product ta hoge. Ai service ta hoge ta di service ta hoge haine. Kem kai belite. Nangi apam mane. Service ho su kai belite, product ho su kai belite. At the end of the day, nangi vision je kai. Nangi passion je kai. Nang hogduri pot se kai. Nang semning ai business se kai no have sigi matung inyam depend to. But aina no hojik haina. Upendrajit Bankin Chandra hojik kwai paisa tan poti influencer marketing tawro ade video editing agency hangdo or thi tawro ine haire but si pot noina paisa gi khallaga yes si wai tare ayu si changa gi hain taw matamda failure gi chances yam wang nang give up to wai chances yam wang aduna aina haidu se noina everything product ki or service ki or in details pe pa matamda fazan adu gi photo study to wam darka tai service ki noina hojik khangdri ba ai product ki business noi mar to product ki business hodoni mi kyam su yawng gani service ki business ho doing mi kyam yong yarom gani yaw yaw da yes or no product pa mamina product hiro service pa mamina service hiro okay 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 so yaw go product yaw service yaw so ai hack to si matang jing da kem kai like product question service ho chunu both yes both have yaw ai hack so product si da mu product si da makal yam like service su makal yam like ko habi product si da product su high paying like ya de have like ba product su high paying like service su high paying like product si na kai no product ki difference na kai no ham da physical product like digital product like product physical product like digital product like physical product sina kaino hamtanda koina physical product sina suppose koi clothing brand am hogdoi or koina food ki brand am hogdoi or koina electronics ki brand am hogdoi si pose physical da la ine si product physical product ka chinga ine digital product ai sina kaino digital product sina one time na create to kanda suppose nangi digital product se any obi nangi course obi this is also a digital product course digital product ne adagidi nangi subscription based nangi content lai bi okay that's also a digital product ni adagidi nangi kenu bi kai kai lai nangi journal gi book oi bi si digital product ni adagidi makal am digital product makal nangi ebook oi bi si myam su digital product adagi nangi video training oi bi si digital product ne so these are all digital product adu physical product ai sina myam loi khanga ngata ne koi gi physically koi deliver to board myam sing physical product koi digital product ai sina koi only koi lai matam da kari gum product am promote to matam da koi lai matam da koi download to ni download to hek lai baga koi download ki option la ni koi link thara ne dui poto koi lai ra koi yengi poto one time ne si poto one time create to gi matam da one time akoina create to gi matam da adum nangi keno je nangna promote to hai tari nangi business nangna grow to hai tari passive income gi tata dum generate to lai june adum generate to lai suppose na canva template hai canva da nang designing am hai re canva da nang template kar same template chamu same si template nangna template cham je nangna $7 da yole $7 da yon bai ba se nangna kai gumba promote to daga di grow to ko promote to ga nangna $7 je sim every day dang $7 je 100 sales 10 sales sum generate to lai tari nang kya lakani ta khal no madanang $70 generate to tarsu $700 generate to tarsu paisa la inem no so paisa pa chawe khala kano se $7 di am pa or $5 di am pa $2 di am pa si $2 se every day nang sum mi wona sum si ki promote to ga mi sum lai tar di kai nang income se passive income da dum keep on generating to lai june yan dai ko adai gi di service la ko matam na service ai ne kai no service to no different way the service like service ti service mi puna makina te service headache am chawi service headache am chawi kai no headache chawi paisa ju am chawi headache ju am chawi matha ju am sai khonthi ju am lei adagi keno ju am lei aki bu ju am lei ko have the downfall ju am lei adu grow tawraga di lot of money kai no ha ke nang na heng hai taw poto mi tong ne na ai keno ma pai rage ai marketing ki keno ma pai rage advertising ki ma pai rage nang na pai ore mi tong ne pisa am lei na chim pham ne sang ore mayam na hai nei na mayam na youtube to tong ne adagi everyone tong ne nang sang dam chang jalu re changjalu mutam da heng client do nang soidana client do phangdu e client phanga paisa la client nong na lising yang kai tijal ena haro ni nang lising yang kai thira kan nang na dil keno the result to seran turan pi gitar di client na dum thingang tam client thingang nang client na adu reputation so kan nong confidence do adu main thingang pai confidence lo oiduro bane kai no se nya haije ai ngona thokre ai ngona thokre se ai khangna thabak to rubai na tip khangna thabak to rubai na te kai no ham tam da aina ai gi team ga to minara kan aina ai gi team da sina thoe sina thokan da ke da wi hai matam da
ꯄꯣꯠꯁꯦ ꯃꯤꯗꯨꯅ ꯌꯦꯡꯉꯤꯔ ꯌꯦꯡꯗ꯭ꯔꯤꯔ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯃꯤꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯨ ꯑꯩ ꯍꯥꯏꯒꯦ ꯀꯣꯟꯅ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯄ꯭ꯔꯤꯀꯣꯁꯟ ꯀꯃꯥꯏꯅ ꯂꯧꯅꯤ ꯃꯅꯨꯡꯗ ꯀꯣꯔꯁꯇ ꯂꯣꯏ ꯍꯥꯞꯄꯛꯀꯅꯤꯕ ꯃꯤꯗꯨꯅ ꯌꯦꯡꯉꯤꯔ ꯌꯦꯡꯗ꯭ꯔꯤꯔ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯗꯨꯅꯀꯣ ꯔꯤꯖꯜꯁꯤꯅ ꯁꯣꯝꯗ ꯑꯩꯒꯤ ꯔꯤꯄꯣꯔꯠꯇ ꯐꯪꯉꯤꯁꯤꯅ ꯑꯩꯒꯤ ꯇꯤꯝꯅ ꯄꯤꯔꯛꯏ ꯔꯤꯄꯣꯔꯠꯁꯤꯅ ꯑꯗꯨꯝ ꯔꯤꯖꯜꯇꯤ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯃꯥꯅ ꯀ꯭ꯂꯤꯛ ꯇꯧꯕꯒꯤꯗꯒꯤ ꯃꯥꯒꯤ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯂꯥꯛꯄ ꯄꯣꯠꯁꯦ ꯑꯗꯨꯝ ꯂꯥꯛꯄ ꯁꯣꯝꯗ ꯑꯃꯁꯤꯅ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯛꯏ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯍꯥꯏꯕ ꯔꯤꯖꯜ ꯂꯥꯛꯇꯦ ꯔꯤꯖꯜ ꯂꯥꯛꯇꯦ ꯔꯤꯖꯜ ꯂꯥꯛꯇꯦ ꯍꯥꯏꯌꯦꯕ ꯅꯣꯡꯃꯗꯤ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯌꯦꯡꯉꯦꯕ ꯀꯃꯥꯏꯅ ꯌꯦꯡꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯃꯗ ꯅꯪ ꯀꯣꯜ ꯇꯧꯁꯜꯂꯨ ꯁꯤꯅꯦ ꯀꯣꯜ ꯇꯧꯁꯜꯂꯣ ꯃꯉꯣꯟ ꯀꯣꯜ ꯇꯧꯔꯒ ꯍꯪꯉꯣ ꯑꯩ ꯁꯨꯃꯥꯏꯅ ꯐꯦꯁꯕꯨꯛꯇ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯗꯒꯤ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯂꯥꯛꯑꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯊꯦꯡꯅꯕꯗ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯇꯧꯖꯔꯛꯄꯅꯤ ꯍꯥꯏꯅ ꯑꯝꯇꯪ ꯐꯣꯟ ꯇꯧꯁꯜꯂꯨ ꯁꯤꯅꯤ ꯐꯣꯟ ꯇꯧꯍꯜꯂꯦꯕ ꯇꯧꯔꯀꯥꯟꯗ ꯑꯩꯅ ꯑꯃꯨꯛ ꯍꯪꯉꯦ ꯃꯉꯣꯟꯗ ꯈꯔ ꯂꯩꯔꯒ ꯔꯤꯖꯜ ꯂꯥꯛꯄ꯭ꯔꯅ ꯔꯤꯖꯜ ꯂꯥꯛꯇꯦ ꯍꯥꯏꯌꯦ ꯃꯥ ꯍꯥꯏ ꯃꯥ ꯔꯤꯖꯜ ꯂꯥꯛꯇꯦ ꯍꯥꯏꯌꯦ ꯁꯣ ꯑꯩ ꯈꯪꯉꯦꯕꯀꯣ ꯃꯥꯅ ꯀꯩꯅꯣꯝꯃꯗꯤ ꯃꯉꯣꯟꯗ ꯔꯤꯖꯜꯁꯦ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃ ꯂꯩꯔꯦ ꯃꯉꯣꯟꯗ ꯔꯤꯖꯜꯁꯦ ꯏꯗꯔ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤ ꯔꯤꯖꯜꯁꯦ ꯃꯉꯣꯟ ꯃꯥꯏ ꯃꯅꯥꯛꯇ ꯂꯥꯛꯄ ꯀꯁꯇꯃꯔꯁꯦ ꯔꯤꯖꯜ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯦꯟꯀ꯭ꯋꯥꯏꯔꯤꯁꯦ ꯃꯉꯣꯟꯗ ꯔꯤꯖꯜ ꯀꯦꯜꯀꯨꯂꯦꯠ ꯇꯧꯗꯕ ꯑꯃ ꯑꯣꯏꯕ ꯑꯃꯁꯨ ꯑꯣꯏꯔꯦꯅ ꯑꯩꯉꯣꯟꯗ ꯈꯜꯂꯛꯑꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯩꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯅ ꯊꯤꯔꯀꯥꯟꯗ ꯊꯤꯒꯠꯂꯦ ꯑꯩꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯤꯔꯀꯥꯟꯗ ꯑꯩꯅ ꯍꯥꯏꯌꯦ ꯃꯉꯣꯟꯗ ꯅꯪꯒꯤ ꯔꯤꯖꯜꯁꯤꯗꯤ ꯑꯩꯒꯤꯗꯤ ꯅꯉꯣꯟꯗ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯄꯤꯔꯤꯁꯦ ꯅꯪꯒꯤ ꯔꯤꯖꯜꯅꯦ ꯅꯉꯣꯟꯗ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯂꯥꯛꯏꯁꯦ ꯅꯉꯣꯟꯗ ꯔꯤꯖꯜꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯑꯩꯅ ꯆꯂꯥꯏꯕꯤꯌꯨ ꯍꯥꯏ ꯑꯩꯅ ꯗꯤꯜꯁꯨ ꯀ꯭ꯂꯣꯖ ꯇꯧ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯀ ꯆꯞ ꯃꯥꯟꯅꯁꯜꯂꯛꯑꯦ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯌꯦ ꯃꯤꯇꯤꯡꯗ ꯑꯩꯅ ꯍꯥꯏ ꯁꯣ ꯁꯤꯗꯤ ꯅꯪꯒꯤ ꯊꯕꯛꯅꯦ ꯅꯪꯅ ꯐꯣꯟ ꯀꯣꯜ ꯂꯥꯛꯏꯕ ꯅꯉꯣꯟꯗ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯂꯥꯛꯏ ꯄꯣꯠꯁꯤ ꯅꯪꯅ ꯀ꯭ꯂꯣꯖ ꯇꯧꯒꯗꯕ ꯅꯪꯅ ꯍꯦꯟꯗꯜ ꯇꯧꯒꯗꯕꯅꯦ ꯁꯤꯅꯦꯕ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯁꯦ ꯑꯗꯨ ꯀ꯭ꯂꯣꯖ ꯇꯧꯕ ꯉꯝꯗ ꯇꯥꯔꯗꯤ ꯑꯩꯒꯤ ꯑꯔꯥꯟꯕ꯭ꯔ ꯁꯤꯅꯦꯕ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯉꯤꯁꯦ ꯃꯇꯝꯗꯨꯗ ꯃꯥ ꯍꯥꯏꯁꯦ ꯍꯤꯟदी ꯃꯔꯣꯟꯗ ꯍꯥꯏꯁꯦ ठीक है हम देखता है हाय ठीक है हम देखता है हाय पोसे मा लेग्रे अदु पोतो लेग्रेबा लेरसुनो फरे अदु तारदी नेक्स्ट टाइम तौमिनरसे हाय थबक तौमिनरकानदि माना ngसाइगी लाई पोतो मा नोंते इंस्टाग्राम चेक तौदबा क्या या फेसबुक चेक तौदबा क्या या मागी इंक्वायरी लाई मैम चेक तौ अखोइदि चेक तौवे अखोइदि तौदे यादने तौरगान सुम लाकान खले कानदि माय ओन नो खोन वांगजले खोन वांगजलाने आइजु साउनिंगे आइजु हानदे आइनि येंगी पोतो आइनि मोन ngange ngang पोतो आइनि खंगेबो खंगा अदु मतम नै अचो लेसन नम लर्न तौगी लेसन जे कइनो मतमदा नंग ꯑꯩꯅ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝꯁꯤꯡ ꯅꯣꯏ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯥꯏꯁꯦ ꯅꯣꯏꯅ ꯍꯌꯦꯡ ꯁꯔꯚꯤꯁ ꯍꯧꯕ ꯃꯇꯝꯗꯀꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯩꯒꯤ ꯍꯧꯖꯤꯛ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯋꯤꯛꯂꯤ ꯔꯤꯄꯣꯔꯠꯁꯦ ꯄꯤꯕ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯋꯤꯛꯂꯤ ꯔꯤꯄꯣꯔꯠꯁꯦ ꯃꯟꯊꯂꯤ ꯔꯤꯄꯣꯔꯠꯇꯩ ꯋꯤꯛꯂꯤ ꯔꯤꯄꯣꯔꯠꯅ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯏꯅ ꯑꯦꯅꯤ ꯁꯔꯚꯤꯁ ꯄꯤꯕ ꯃꯇꯝꯗ ꯁꯄꯣꯁ ꯅꯪꯅ ꯍꯥꯏꯔꯦꯕ ꯅꯪꯅ ꯚꯤꯗꯤꯑꯣ ꯃꯥꯔꯀꯦꯇꯤꯡ ꯑꯦꯖꯦꯟꯁꯤ ꯍꯥꯡꯗꯣꯛꯑꯦ ꯍꯥꯏꯔꯁꯦ ꯚꯤꯗꯤꯑꯣ ꯃꯥꯔꯀꯦꯇꯤꯡ ꯑꯦꯖꯦꯟꯁꯤ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯅꯪꯅ ꯚꯤꯗꯤꯑꯣ ꯃꯥꯔꯀꯦꯇꯤꯡ ꯑꯦꯖꯦꯟꯁꯤꯁꯦ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯔꯁꯦꯕ ꯃꯥꯒꯤ ꯀꯣ ꯅꯤꯂꯀꯥꯟꯇ Yes, sir. ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯝꯇ ꯆꯦꯛ ꯇꯧꯅꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯐꯖꯅ ꯋꯔꯛ ꯇꯧꯔꯤꯕ ꯇꯧꯗꯕ꯭ꯔꯥ ꯑꯝꯇ ꯆꯦꯛ ꯇꯧ Yes, sir. ꯑꯣꯀꯦ ꯂꯣꯏꯅꯃꯛ ꯐꯦꯁ ꯅꯨꯡ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯣꯏꯅꯃꯛ ꯚꯤꯖꯤꯕꯜ ꯑꯣꯏꯔꯤꯀꯣ ꯍꯣꯏ, sir. ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯀꯤ ꯄꯣꯠ ꯊꯣꯛꯏ. ओके या सो नन हजिक वीडियो सपोज ओपेंद्रजी वीडियो एडिटिंग वीडियो की मार्केटिंग एजेंसी में हांगदोए है और विशुजी हांगदोए वीडियो मार्केटिंग एजेंसी सपोज नंगदी मागी मागी चैनल से मागी इंस्टाग्राम से ग्रोथ पीरे मागी यूट्यूब से ग्रोथ पीरे ग्रोथ पीबे पोट से नंग साइगी एवरी डे नंग वीकली रिपोर्ट से मोंदा मागा नंग क्लियर होइना ताडी येंगो सुम नंग क्लाइंट अइना हाय बमकिन चंद्र येंगो नंगी वीकली रिपोर्ट सि लेरे नंग सिटेंग सिबुता ग्रो तौरे इज इट ओके विथ यू नंग हाकने नंग दुम हाकने क्लाइंट आई सिदे हेन पामे हाकने 200K views like boto I don't know I am पामे 500K views पामे 1 million views पामे हाकने it's okay it's fine कइनो नंगी राइट लेब क्लाइंट अमोइना नंगी राइट ले नंग सि हाइबेदम दंग राइट लेब but अदु पोतो इबानी क्लियर ओमिनारे ओके फर्स्ट स्टेप ता नंगी 200K अइना 200K ग्रोथ अइना पीरे अदु ताडी नेक्स्ट 3 months ता अइना नंगोंदा 400K पीगे 500K पीगे but अदुगी दमदा सुमाइना इंप्रूव ओमिनासे सि यानारबा नंग हाइरे अदो नेक्स्ट वीक ता अइना हंदक 200K पीसिदा नेक्स्ट वीक ता तारकपसु 100K खक ओइरपसु but it's fine नंग गैगा मरते यानासी but अइगी गोल दी नंगोंदा 3 months ता अइना नंगोंदा 500K योहनके हाइरे अदु तारी कैनो वीकली रिपोर्ट पी रिपोर्ट से मोंदे अया लौरबने मासु यारबने नो मरक डील तौरकान लॉन्ग टर्म डील तौनी हेप मरक तुनि बानी मरक यानादब कम्युनिकेशन तो गैप लाइतारदी मासु खलिनी मासु वखन खंदुने ग्रोदी लाई सिने मी नो हाइजन बिदुने नंगिसे कमाय तोइनो खोलिनो मी फत्ता मी am lai दum हाइजन दुने को सि सर्विस कैनो मोगी सर्विस तो योनिंग मने दum हाइजन लकदुने अदु हाइजन बोतो नंग वीकली मागा कनेक्ट तौरगा मीटिंग दो जूम कॉल दो लाइव मीटअप ओइरे तौरगा सि रिपोर्ट से मोंद एवरी वीक द मोंद रिपोर्ट उतारदी पुनमक से लोय क्लीन एंड क्लियर ओइनारबने अदु तार मानसु कंप्लेन तौरारोय नंगी सर्विस से मानसु सैटिस्फाई ओइरकनी यान दाइको yes or no yes or no अदुना सर्विस हाइब पोट से याम लुइबको मथा याम सा पोने मथा याम सागा सर्विस से हेडेक मखलमने हेडेक याम चावे अदुबु सी पोट से नंगोंदे हुजिकेउना प्रिपेयर तौर थमोको इट्स ओके इट्स फाइन
ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯕꯤꯖꯤꯅꯦꯁ ꯇꯧꯔꯗꯤ ꯃꯊꯥ ꯁꯥꯇꯕꯅꯦ ꯄ꯭ꯔꯦꯁꯔ ꯂꯩꯇꯕꯅꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗ ꯄ꯭ꯔꯦꯁꯔ ꯍꯦꯟꯗꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯔꯦꯗꯤ ꯂꯩꯌꯨ ꯀ꯭ꯂꯥꯏꯟꯅ ꯊꯤꯅ ꯉꯥꯡꯉꯛꯄ ꯌꯥꯎꯔꯛꯀꯅꯤ ꯅꯪꯒꯤ ꯏꯒꯣꯗ ꯄꯨꯔꯥ ꯈꯝ ꯊꯦꯡꯉꯩ ꯄꯥꯟꯕ ꯌꯥꯎꯒꯅꯤ ꯃꯣꯏꯅ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯎꯁꯤꯠꯇꯕ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯉꯥꯡ ꯌꯥꯕ꯭ꯔꯥ ꯀꯥꯏꯅ ꯈꯟꯕ ꯌꯥꯎꯔꯛꯀꯅꯤ but sometimes you have to calm down sometimes you have to calm downꯀꯩꯅꯣ client is much more important ꯅꯪꯒꯤ ꯑꯦꯡꯒꯔꯗꯒꯤ client ꯍꯦꯟꯅ important ꯑꯣꯏ ꯍꯥꯏꯕꯁꯤ ꯈꯪꯉꯣꯕꯀꯣ ꯀꯩꯅꯣꯝꯗ clientꯗꯨ ꯂꯩꯇ ꯇꯥꯔꯗꯤ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯊꯤꯔꯛꯇꯗ ꯅꯪ broke ꯆꯠ ꯇꯥꯕ ꯁꯤꯝꯄꯜꯅꯦ ꯀꯣꯃꯟ ꯁꯦꯟꯁꯅꯦ ꯀ꯭ꯂꯥꯏꯟꯅ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯊꯤꯔꯛꯇ ꯇꯥꯔꯗꯤ ꯅꯪ broke ꯆꯠ ꯇꯥꯕꯅꯦꯕꯀꯣ ꯑꯗꯨꯅ sometimes you have to understand ꯍꯥꯏꯕꯗꯤ clientꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯑꯗꯨ ꯁꯨꯝ ꯇꯧꯁꯜꯂꯛ ꯇꯥꯔꯗꯤ ꯑꯗꯨꯁꯨ ꯅꯪꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦꯀꯣ ꯍꯥꯏꯕꯗꯤ clientꯅ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯚꯦꯂꯨꯗꯣ ꯈꯪꯗꯕꯤꯗ ꯁꯨꯝ ꯅꯪꯉꯣꯟꯗ ꯎꯁꯤꯠꯇꯕ ꯌꯥ ꯇꯧꯔꯛ ꯇꯥꯔꯗꯤ ꯅꯪꯒꯤ ꯕꯥꯎꯟꯗꯔꯤ ꯊꯝ ꯇꯥꯕꯅꯦ ꯑꯗꯨꯗꯤ ꯑꯩ ꯌꯥꯔꯣꯏ ꯑꯩ ꯊꯣꯛꯑꯒꯦ ꯅꯪ ꯊꯕꯛ ꯇꯧꯖꯍꯧꯔꯣ ꯑꯩ ꯊꯣꯛꯑꯒꯦ ꯑꯗꯨꯒꯤꯁꯨ ꯄꯋꯥꯔ ꯂꯩꯕ ꯇꯥꯏ ꯑꯗꯨꯒꯤꯁꯨ ꯀ꯭ꯋꯥꯂꯤꯇꯤ ꯅꯪꯉꯣꯟꯗ ꯆꯦꯟꯕ ꯇꯥꯏ ꯍꯥꯏꯕꯗꯤ ꯄꯩꯁꯥꯒꯤ ꯅꯪ ꯈꯟꯗꯕꯀꯣ ꯁꯤꯗꯤ ꯊꯣꯛꯇꯣꯔ ꯀꯝꯄꯜꯁꯔꯤ ꯊꯣꯛꯇꯧ ꯅꯣꯏ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯑꯣꯏꯗꯣꯏ ꯃꯌꯥꯝꯁꯤꯡ ꯑꯩ ꯍꯥꯏꯁꯦ clientꯅ ꯅꯪꯉꯣꯟꯗ ꯎꯁꯤꯠꯇꯅ ꯋꯥ ꯉꯥꯡꯕ ꯑꯗꯨꯗꯨ ꯉꯥꯛꯇꯪ ꯈꯥꯡ ꯇꯥꯔꯁꯨ clientꯅ ꯅꯪꯒꯤ ꯚꯦꯂꯨꯁꯦ ꯁꯨꯝ ꯗꯤꯀ꯭ꯂꯥꯏꯟ ꯇꯧꯔꯛꯑꯕ ꯁꯨꯝ ꯅꯪꯅ ꯄꯤꯔꯤ ꯚꯦꯂꯨꯁꯦ ꯐꯥꯒꯤ ꯐꯔꯥꯡꯒꯤ ꯇꯥꯏꯞ ꯁꯨꯝ ꯇꯧꯁꯜꯂꯛꯑꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ it's time for you to let them go ꯅꯪ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯍꯥꯏꯌꯣ ꯑꯩ ꯇꯧꯃꯤꯟꯅꯕ ꯉꯝꯃꯔꯣꯏ ꯅꯪꯒ ꯊꯣꯛꯄꯤꯔꯣ ꯌꯥ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯑꯩ ꯄꯥꯝꯗꯦ ꯀꯩꯅꯣ ꯑꯗꯨꯗ ꯍꯥꯏꯁꯦ ꯅꯪꯒꯤ ꯚꯦꯂꯨꯗꯣ ꯉꯥꯛꯏꯅꯦꯕ ꯅꯪꯒꯤ ꯚꯦꯂꯨ ꯉꯥꯛꯈꯤꯕ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗ ꯉꯥꯛꯇꯪꯗꯤ ꯈꯟꯒꯅꯤꯕ ꯑꯩꯒꯤ ꯂꯨꯄꯥ 50,000 ꯂꯥꯛꯑꯝꯕ ꯄꯣꯠꯇꯣ ꯃꯥ ꯊꯣꯛꯈꯤꯕꯗꯩ ꯂꯨꯄꯥ 15,000ꯗꯤ ꯍꯟꯊꯔꯛꯑꯦ ꯍꯥꯏꯅ ꯈꯟꯕ ꯌꯥꯏ money is not important at that period of time money is not important ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯂꯨꯄꯥ 15,000 ꯆꯠꯈꯤꯕꯗꯣ ꯅꯪ ꯈꯔ ꯂꯩ ꯈꯜꯂꯛꯀꯅꯤ ꯃꯊꯥ ꯁꯥꯕꯗꯤ ꯐꯔꯦ ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯍꯧꯗꯕꯗꯤ ꯑꯩꯒꯤ ꯚꯦꯂꯨꯁꯦ ꯉꯥꯛꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯜꯂꯛꯀꯅꯤ ꯑꯗꯨꯒ ꯀ꯭ꯂꯥꯏꯟꯁꯤꯗꯤ ꯅꯪꯒ ꯊꯤꯔꯤꯉꯩ ꯀ꯭ꯂꯥꯏꯟꯁꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯚꯦꯂꯨ ꯊꯕꯛ ꯐꯖꯅ ꯇꯧꯔꯤꯕ ꯚꯦꯂꯨ ꯐꯖꯅ ꯄ꯭ꯔꯣꯚꯥꯏഡ് ꯇꯧꯗꯥꯏ ꯀ꯭ꯂꯥꯏꯟꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯁ꯭ꯇꯨꯗꯦꯟ ꯂꯥꯛꯄ ꯂꯦꯞꯇꯦꯕ ꯍꯧꯖꯤꯛ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯥꯏ ꯑꯦꯝ ꯗꯦꯂꯤꯚꯔꯤꯡ ꯃꯥꯏ ꯚꯦꯂꯨ ꯅꯣꯏ ꯍꯧꯖꯤꯛ ꯂꯥꯛꯏ ꯄꯣꯠꯁꯦ ꯑꯩꯒꯤ ꯑꯦꯚ꯭ꯔꯤ ꯀ꯭ꯂꯥꯁꯇ ꯑꯩꯅ ꯑꯦꯚ꯭ꯔꯤ ꯀꯣꯔꯁꯇ ꯑꯦꯚ꯭ꯔꯤ ꯃꯤꯇꯤꯡꯗ ꯑꯩꯒꯤ ꯚꯦꯂꯨꯁꯦ ꯂꯣꯏꯅ ꯍꯩꯗꯣꯛꯏꯅꯦꯕ ꯅꯣꯏ ꯂꯣꯏ ꯐꯪꯖꯔꯣ ꯑꯩꯁꯤꯗ ꯊꯝꯖꯟꯕ ꯀꯩꯝ ꯂꯩꯇꯦ ꯑꯩꯅ ꯉꯁꯤ ꯄꯤꯅꯤꯡꯉꯤꯕ ꯚꯦꯂꯨꯁꯦ ꯂꯣꯏ ꯄꯤꯊꯣꯔꯛꯏꯅꯦ ꯀꯩꯒꯤꯅꯣ ꯅꯣꯏ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯕꯗ ꯑꯩ ꯁꯦꯇꯤꯁꯐꯦꯛꯁꯟ ꯐꯪꯗꯣꯏꯅꯦꯕ ꯁꯦꯝ ꯊꯤꯡ ꯅꯪꯒꯤ ꯁꯔꯚꯤꯁ ꯄꯤꯔꯤꯕ ꯅꯪꯒꯤ ꯁꯔꯚꯤꯁ ꯅꯪꯒꯤ ꯀ꯭ꯂꯥꯏꯟꯗꯨꯒꯤ ꯃꯥꯏ ꯁꯦꯇꯤꯁꯐꯦꯛꯁꯟꯁꯦ ꯏꯝꯄꯣꯔꯇꯦꯟꯅꯦꯕ ꯅꯣꯏ ꯇꯧꯗꯣꯔꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯃꯥꯏ ꯒ꯭ꯔꯣꯊ ꯀ꯭ꯂꯥꯏꯟꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯀ꯭ꯂꯥꯏꯟꯅ ꯄꯥꯝꯃꯤꯁꯦ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠ ꯗꯖꯟ ꯃꯦꯇꯔ ꯅꯪꯒꯤ ꯀꯩꯅꯣ ꯀꯩꯕ ꯅꯪꯒꯤ ꯄꯦꯖꯇ ꯀꯩꯗꯧꯔꯤ ꯅꯪ ꯀꯩꯗꯧꯔꯤ ꯗꯦ ꯗꯣꯟ ꯀꯦꯌꯔ ꯌꯦꯁ ꯐꯥꯔꯁ ꯇꯥꯏꯝꯗꯗꯤ ꯅꯪꯒꯤ ꯌꯦꯡꯀꯅꯤ ꯅꯪꯁꯦ ꯀꯅꯥꯅꯣ ꯑꯦꯛꯖꯤꯁ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯑꯗꯨꯒꯤꯗꯃꯛꯇ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯗꯣꯏꯅꯦꯕ ꯕꯠ ꯑꯦꯠ ꯗ ꯑꯦꯟ ꯑꯣꯐ ꯗ ꯗꯦ ꯋꯦꯟ ꯅꯪꯅ ꯀꯅꯦꯛꯁꯟ ꯕꯤꯜ ꯇꯧꯔꯀꯥꯟꯗ ꯃꯥ ꯍꯥꯏꯔꯛꯀꯗꯣꯏꯁꯦ bro I don't care about your website I don't care about your video all I care about ꯑꯩꯅ care ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯁꯦꯜꯁ ꯍꯦꯟꯒꯠꯄ꯭ꯔꯣ ꯍꯦꯟꯒꯠꯇꯕ꯭ꯔꯣ ꯑꯩꯒꯤ ꯒ꯭ꯔꯣꯊ ꯐꯪꯕ꯭ꯔꯣ ꯐꯪꯗꯕ꯭ꯔꯣ that's all important to me ꯁꯤ ꯈꯪꯉꯣꯕ ꯀ꯭ꯂꯥꯏꯟꯅ ꯗꯔꯀꯥꯔ ꯂꯩꯁꯦ ꯀꯩꯅꯣ growth why am I paying you ꯑꯩ ꯅꯉꯣꯟꯗ ꯄꯩꯁꯥ ꯊꯤꯔꯤꯁꯦ ꯀꯩꯒꯤꯅꯣ I want growth ꯅꯪꯅ ꯍꯥꯏ ꯑꯆꯤꯚꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯌꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣ why I want growth ꯅꯪꯅ ꯑꯩꯉꯣꯟꯗ growth ꯄꯤꯗ ꯇꯥꯔꯗꯤ why should I join this university am I right or wrong ꯍꯥꯏꯔꯛꯑꯣ ꯁꯤꯗ right or wrong okay nice same thing ꯅꯣꯏ ꯅꯁꯥꯅ ꯈꯪꯉꯨ ꯀꯣꯃꯟ ꯁꯦꯟꯁꯅꯦ ꯁꯤ ꯄꯣꯠꯁꯦ ꯅꯣꯏꯅ ꯀ꯭ꯂꯥꯏꯟꯗ ꯇꯧꯕ ꯃꯇꯝ ꯑꯗꯨꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯦꯀꯣ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯄꯩꯁꯥ ꯂꯥꯛꯑꯦꯅ ꯍꯦꯛꯇ ꯍꯔꯥꯎꯒꯅꯨ ATMꯗ ꯄꯩꯁꯥ ꯍꯤꯠ ꯇꯧꯔꯛꯈꯤꯅꯤ ꯅꯨꯡꯇꯤꯖꯥꯒꯤ ꯄꯩꯁꯥꯒ ꯂꯥꯛꯄ ꯌꯥꯎꯔꯛꯈꯤꯅꯤ ꯁꯨꯝ ꯂꯥꯛꯀꯥꯟ ꯄꯩꯁꯥꯁꯦ ꯁꯨꯝ ꯂꯥꯛꯀꯥꯟ ꯍꯔꯥꯎꯁꯜꯂꯛꯀꯅꯤꯀꯣ ꯋꯥꯈꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯠ ꯀꯥꯕ ꯑꯃ ꯇꯧꯁꯜꯂꯛꯀꯅꯤ ꯑꯗꯨ ꯄꯣꯠꯇꯣ ꯇꯧꯔꯛꯀꯅꯨ ꯑꯗꯨ ꯄꯣꯠꯇꯣ ꯑꯩꯅ ꯇꯧꯗꯕ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯄ ꯄꯣꯠꯇꯣ ꯇꯧꯍꯟꯗꯅ ꯑꯩꯉꯣꯟꯗ ꯌꯥꯎꯈ꯭ꯔꯦ ꯃꯤ ꯂꯣꯏ ꯌꯥꯎꯔꯛꯀꯅꯤ ꯅꯣꯏꯁꯨ ꯂꯣꯏ ꯌꯥꯎꯔꯛꯀꯅꯤꯕꯀꯣ ꯍꯦꯛꯇ ꯏꯒꯣ ꯋꯥꯡꯈꯠꯇꯅ ꯍꯦꯛꯇ ꯔꯤꯆꯀꯤ ꯇꯥꯏꯞꯇ ꯃꯥꯏꯟꯁꯦꯠ ꯕꯤꯍꯦꯞ ꯇꯧꯕ ꯇꯧꯔꯛꯀꯅꯨ ꯑꯗꯨ ꯃꯇꯝꯗ ꯈꯤꯇꯪꯒ ꯀꯥꯝ ꯗꯥꯎꯟ ꯑꯣꯏꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕꯀꯣ ꯄꯩꯁꯥꯗꯤ ꯂꯥꯛꯀꯅꯤ ꯁꯔꯚꯤꯁ ꯐꯖꯅ ꯚꯦꯂꯨ ꯗꯦꯂꯤꯚꯔ ꯇꯧꯔꯒ ꯄꯩꯁꯥ ꯂꯥꯛꯀꯅꯤ ꯃꯐꯝ ꯈꯪꯅ ꯄꯩꯁा ꯂꯥꯛꯀꯅꯤ ꯁꯤ ꯑꯩꯒꯤ ꯅꯉꯣꯟꯗ ꯒꯦꯔꯦꯟꯇꯤ ꯄꯤꯒꯦꯕ ꯑꯗꯨꯅ ꯅꯣꯏꯅ ꯈꯪꯒꯗꯕꯁꯦ ꯀꯩꯅꯣ ꯃꯇꯝꯗ ꯀ꯭ꯂꯥꯏꯟꯁꯦ ꯗꯤꯜ ꯇꯧꯕꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯀ꯭ꯂꯥꯏꯟꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯁꯇꯃꯔꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯅꯦ ꯀꯁꯇꯃꯔ ꯂꯩꯇꯅ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯅ ꯀ꯭ꯂꯥꯏꯟ ꯄꯦꯜꯍꯟꯕ ꯍꯥꯏꯕꯁꯦ ꯐꯥꯔꯁ ꯊꯤꯡ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠ ꯅꯨꯡꯁꯥꯏꯠꯇꯣ ꯂꯣꯏ ꯁꯥꯏꯠꯇ ꯉꯥꯛ ꯊꯝꯃꯣ ꯌꯦꯁ ꯌꯦꯡꯗꯕ ꯌꯥꯗ꯭ꯔꯀꯥꯟꯗ ꯌꯦꯡꯍꯟꯗꯣꯏꯅꯦꯕ ꯕꯠ ꯑꯦꯠ ꯗ ꯑꯦꯟ ꯑꯣꯐ ꯗ ꯗꯦ ꯅꯪꯅ ꯀꯃꯥꯏꯅ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯇꯧꯔꯤ ꯀꯃꯥꯏꯅ ꯃꯣꯏꯗ ꯚꯦꯂꯨ ꯄꯤꯔꯤ ꯀꯃꯥꯏꯅ ꯃꯣꯏꯗ ꯀꯃꯥꯏꯅ ꯅꯪꯁꯦ ꯈꯪꯍꯜꯂꯤꯒꯦ ꯍꯥꯏꯕꯁꯦ ꯁꯤ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯀꯃꯥꯏꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯔꯤ ꯀꯃꯥꯏꯅ ꯅꯪ ꯔꯤꯂꯦꯁꯟꯁꯤꯞ ꯕꯤꯜ ꯇꯧꯔꯤꯒꯦ ꯍꯥꯏꯕꯁꯦ ꯁꯤꯗꯅꯦ ꯅꯪꯅ ꯀ꯭ꯂꯥꯏꯟ ꯐꯪꯗꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯉꯁꯤ ꯃꯌꯥꯝꯅ ꯀ꯭ꯂꯥꯏꯟ ꯐꯪꯗꯦ ꯀꯁꯇꯃꯔ ꯐꯪꯗꯦꯅ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯍꯩꯇꯕꯒꯤ ꯅꯣꯏꯗ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯒꯦꯕ ꯑꯩ ꯅꯍꯥꯟꯁꯦ ꯑꯩꯅ ꯇꯣꯏꯅ ꯁꯝ ꯀꯛꯄ ꯃꯐꯝ ꯑꯃ ꯃꯥꯁꯦ ꯅꯨꯃꯤꯠꯁꯦ ꯊꯣꯡ ꯂꯣꯜꯂꯦꯕ ꯊꯣꯡ ꯂꯣꯟ ꯀꯥꯟꯁꯤꯗ ꯑꯩ ꯑꯅꯤꯔꯛ ꯁꯨꯔꯦ ꯃꯉꯣꯟ ꯆꯠꯂꯤꯁꯦ ꯑꯅꯧꯕ ꯁꯦꯂꯨꯟ ꯑꯃ ꯍꯥꯡꯉꯦꯕ ꯍꯥꯡꯀꯥꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯃꯥꯏ ꯃꯅꯥꯛꯇ ꯁꯝ ꯀꯛ ꯆꯠꯂꯦꯕ ꯁꯝ ꯀꯛ ꯆꯠꯀꯥꯟꯗ ꯑꯩ ꯃꯉꯣꯟꯗ ꯍꯪꯉꯦꯕ ꯅꯪꯒꯤ ꯔꯦꯚꯦꯅ꯭ꯌꯨ ꯅꯪꯒꯤ ꯉꯁꯤꯒꯤ ꯄꯔ ꯗꯦꯗ ꯁꯦꯜ ꯀꯌꯥ ꯂꯥꯛꯀꯦ ꯁꯤꯅꯤ ꯃꯥ ꯍꯥꯏꯁꯦ ꯑꯝꯇ ꯂꯥꯛꯇꯦ ꯉꯁꯤꯅ ꯁꯣꯝꯅ ꯀꯁꯇꯃꯔ 3 ꯁꯨꯕꯅꯦ ꯁꯤꯅꯤ ꯃꯥ ꯍꯥꯏꯁꯦ ꯑꯗꯩ ꯍꯥꯏ ꯀꯁꯇꯃꯔ 3 ꯁꯨꯕꯅꯦ ꯐꯔꯦ ꯏꯠꯁ ꯑꯣꯀꯦ ꯅꯪꯒꯤ ꯍꯧꯗ ꯉꯥꯏ 6 ꯃꯟꯊ ꯁꯨꯗ ꯉꯥꯏꯔꯤ ꯃꯅꯤ ꯂꯥꯛꯀꯅꯤ ꯀꯩꯝ ꯈꯟꯕ ꯂꯩꯇꯦ ꯁꯤꯅꯦ ꯑꯗꯨ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯃꯥꯅ ꯀꯩꯗꯧꯒꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯃꯥꯁꯦ ꯀꯛꯑꯝꯃꯦ ꯑꯩꯅ ꯃꯃꯥꯡꯗ ꯀꯛꯄꯗ ꯃꯉꯣꯟꯗ ꯂꯨꯄꯥ 200 ꯂꯧꯈꯤꯕ ꯂꯨꯄꯥ 200 ꯂꯧꯔꯀꯥꯟꯗ ꯃꯥꯅ ꯃꯥꯏ ꯀꯁꯇꯃꯔ ꯃꯃꯥꯡꯗ ꯀꯛꯑ ꯆꯠꯈꯤ ꯂꯨꯄꯥ 250ꯅꯦ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯕ ꯅꯪ ꯄꯩꯁꯥ ꯍꯦꯟꯒꯠꯂꯕ ꯁꯤꯅꯦꯕ ꯍꯦꯟꯒꯠꯂꯦ 250ꯅꯦ ꯈꯔ ꯂꯩꯗꯤ 300-400 ꯌꯧꯒ꯭ꯔꯅꯤ ꯁꯤꯅꯦꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯩ ꯔꯤꯒꯨꯂꯔ ꯀꯁꯇꯃꯔ ꯑꯩ ꯅꯉꯣꯟꯗ ꯔꯤꯒꯨꯂꯔ ꯀꯁꯇꯃꯔ ꯑꯣꯏꯗꯣꯏꯅꯦ ꯑꯥꯏ ꯑꯦꯝ ꯄꯦꯌꯤꯡ ꯌꯨ 200 ꯑꯩ 200 ꯄꯤꯒꯦ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯌꯥꯔꯣꯏ 250 ꯄꯤꯒꯗꯕꯅꯦ ꯁꯤꯅꯦꯕ ꯃꯔꯩ ꯁꯨꯝ ꯇꯧ ꯂꯩꯔꯦ ꯑꯩꯅ ꯍꯥꯏ ꯊꯤꯀꯦ ꯐꯖꯅ ꯀꯛꯑꯣ ꯑꯩ ꯅꯉꯣꯟꯗ ꯂꯨꯄꯥ 250 ꯄꯤꯊꯣꯛꯑꯒꯦ ꯁꯤꯅꯦꯕ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯁꯦ ꯍꯥꯏ ꯀꯥꯟꯗ ꯀꯩ ꯍꯥꯏꯒꯦꯗ ꯃꯥꯅ ꯇꯧꯔꯝꯃꯦ ꯃꯥꯁꯦ ꯀꯛꯑꯝꯃꯦꯕ ꯀꯛꯑꯝꯃ ꯀꯥꯟꯗ ꯃꯥꯏ ꯐꯣꯟ ꯑꯃ ꯂꯥꯛꯑꯦꯕ
फोन से लाकन माना है फोन से मेकअप माई मेकअप की कोलम लाए सुमाइना मेकअप कोलम लाए लुपा लिसिंग चमगानी सिने सुमा सम कप थुजले सम थुजले सम कप केम हाइदीब केम हाइदीबको nga ले कांदा कोई कक कइनोम लाए मरवारी लाए कोई कक मरवारी से लाकान से मंगोंदा हाइजे कोई कक मीसिना नंग होजिंग मतम मा हाइजे आई मेकअप केम चतुले अदु नंगी दम का के याम थुना तौगे का आगे फमल ले मीजे को इट्स ओके इट्स फाइन नंग कस्टमर दो नंग हैंडल तोइने फाइन अदु ते ngai कक लोय का इन हाय आई हेयर वॉश तो विरो सिने हेयर वॉश तो बुसे कमाई तौगे है हेयर वॉश अखोगी हेयर वॉश तो आई सम मैं जे नाकोंग लोय पक लेने तो आई सौनिंगे आई सौनिंगे आई हाय नंग सी कस्टमर लाए आई नंगी कस्टमर ने नंग सी ट्रीट तौरी मोंग से कई ट्रीट मोंग नंग आई आई नंगोंद पे तो फ्री दे सम कई सिने आई मोंद आई मा नते अदु नते नंग दे आई फ्रेंड इट्स नॉट अबाउट फ्रेंडशिप आई फ्रेंडशिप नते आई नंगोंद लाइजे अमुर अनी सुदंग आई नंग तो बिहेव से फत पोटे सिने नंगी पैसा जे किसु नते सिने आई अद मा हाइजे लुपा कनो थम्बिरमो सि आई लुपा के थमोगे सिने आई हाय मा लुपा चनी के थमो सिने आई मो लुपा चनी पी लुपा चनी पी मा आइगोंद हाय नंग लुपा चनी के थमो लुपा चनी पी नंगना डिजर्व तौबदुदगे अदुदगी सरुक चाम हेना इन लुपा चनी पीरबने सिने मोंद हाइजे मा सौ पोते इन हाय नंगोंद कस्टमर लाक्तै मरम जे सिद मरम एम लैरब नंग कस्टमर लाक्तै कस्टमर नंग कमाइन ट्रीट तौई है से नंगी बिजनेस सु ओबने इन मोंद हाय नंग सुमाइन बिहेव तौ ताडी कस्टमर कमाइन लाक्तोइनो कस्टमर नंग सुमाइन ट्रीट तौ ताडी एवरी कस्टमर जे नंग असी अइना कक्की आई दिकरम मीनो लॉन्ग टर्म द नंगोन सही तरा कासु कक्तोइ अदगी नंगोन सुमाइन बिजनेस तौ मतम सुमाइन तौदोनि खोतो अइमोंद हाय पोते मा खंगदबैने कस्टमर की नॉलेज लैतबैने अदुना कस्टमर द नोई कस्टमर नोई क्लाइंट जे पेलनबा नोई तौई थबक से पेलन भाई जे इंपोर्टेंट अदु यम अइमोंद साउनिंग दे नोई जो साउनिंग दोइने एवरीवन नंग नसु नंगी क्लाइंट अदु बिहेव तौ ताडी क्लाइंट नसु सावरगा दुम सी मी जे थबक तौबा याबा नते हाइना दुम थोकिताम चुमबर लान ब्रें हाइजे yes or no yes okay same thing ne aduna noi ma'am khangobako client se client da moi gi better satisfaction noi na pidu business se moi da everything moi satisfy ohen by that that's the first thing I don't care atoba kem important oide moi result kai phangi gi aina ai gi student da ai gi huzik lai ba ai mentorship da yawi ba samna tam huzik lai ba alpes adagi ti nilakanta mentor keno da ke ba moi je aina kamai tawgi ham tam da phone tawai hang ke ba kai dawi nilakanta kai dawi alpes kai tawre kai kamai tawri kai gi non tawdri je कहीं तम अने पासे मोई रिजल्ट फंगबे चप माने नोई चप माने नोई मैम रिजल्ट फंग नोई हूँ रिजल्ट फंग तखाखनी रिजल्ट फंगदब सूंगा कहीं नोई नोई रिजल्ट नोई रिजल्ट सुकंग फंगदे नोई सेटिस्फाई सूंग नोई हें बंगिंचंद्रना आई हाई अचीवर्स यूनिवर्सिटी यावदगी अने केम तालमदब बिगिनर ओइरबा इसे नाउ मेकिंग 15,000 30,000 अ मंथ हाइबसे दैट मेक्स मी हैप्पी that makes me happy adu ai satisfaction noina adu da thamoi dagi hairpa matam da mi am da haigi matam da ai gi university mi amu hena join to lak to ni sumi go ai yes or no so sigi concept se kang customer pelan any product business or service business or customer satisfaction is the most important thing customer na satisfy oidra ba nang ngasi lupa lising kun tan ba haibase nang khalang lupa ai ngasi la ama lok thog la am nang business lower mi mai nyam leiba la am nang business lower nang crore tan ge haiga la am da लाख अमा लोर बिजनेस ओसन बेटे टाइप तौतार दी लोगी दाबन करोड़ तान के हाइतार दी मिलियनियर ओइ हाइतार दी मिलियनियर माइंडसेट ओइतां आई यूजिक मिलियनियर ओइ हाइतार आई यूजिक अदुगी माइंड दो मी सैटिस्फैक्शन कमाई पीनी बिजनेस से कमाई अपग्रेड तोनी हैबे माइंड होना पुरकतां इवन दो मिलियन जे मसक उद्रिब मैम अखोइ मसक अमता उनद्रिब गातने मिलियन जे टच तौद्रिब गातने अदु मिलियन टच तौ बाइबसे मिलियन टच तौ गे हाइतार दी माइंड जे मिलियन की माइंड चेन तामने हैदि माइंड दुना खोइ लाख अमदा लोशन गे माइंड चेन तार दी लाख अमदम लोगी ताम ngaki teta tawramaga dum mingon dai scam tawra chalaga dum nungai thoga lei roge business kar tawroge hadu te dum lakh amna dum tumma lei gidam adu million oige haita mi gi satisfaction pi bise mi ne am khang da khar lei noi mem noi dai ngasi haige ko mi sing ne am ngasi khangu free the value bi je kai gi no ha bise mi ne su khang da yam lei si free nate si free nate noi ne service to matam da mingon da free da pi ba kyam yaw gani पैसा ना खनगनो फ्री दा ना मोई 3 months तो इसे 1 month तो पूरा तो पेलन लो कई गिनो सिगी फ्री जिना नंगी लाइफ चेंज तो गया सपोज बिशोर जी लाइव बेंगोंदा ब्रो सर ब्रो गी सर गी मार्केटिंग दा वीडियो एडिटिंग दा हेल्प तो गया है आई फ्री दा तो गया आई था में केम चार्ज तो गया बट था में से दा सेटिस्फैक्शन पीरबा आइना सर्विस दा कईगुंबा ग्रोथ अम पोरपंगमबा ब्रो ना इंगोंदा केनो हाइबी इंगोंदा कमिटमेंट पिबियो आइगा डील तो यागदर बिजनेस से लॉन्ग टर्म दा प्लान तो यागदर व्हाई नॉट केदबे तो रोइदनो इना आइगी वैल्यू पिगे हाइबी दुने केदबगी आइना केदबगी दम ताइ केदबगी दिल मा थामा फ्री तो बिगे इंगोन उटके डेमो उटके हारि अरु डेमो जो आई रिजल्ट फंगदा इंगोंदा हेना ग्रो तो होलका मा केदबे थबक तो मिना रोइदन
Yes or no? Yes or no? ꯆꯨꯝꯃꯤꯀꯣ ꯁꯤꯒꯤ ꯀꯣꯃꯟ ꯁꯦꯟꯁꯁꯦ ꯈꯪꯉꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯊꯥ ꯑꯃꯁꯤꯗ ꯕꯤꯁꯣꯔꯖꯤꯠꯅ ꯄꯨꯔꯥ ꯍꯥꯔꯗ ꯋꯥꯔꯛ ꯇꯧꯔ ꯑꯩꯁꯦ ꯒ꯭ꯔꯣ ꯇꯧꯅꯕ ꯃꯥꯅ ꯕꯦꯁ ꯂꯦꯚꯦꯜꯗ ꯄꯤꯔꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯁꯨ ꯍꯥꯏꯔꯛꯑꯅꯦꯕ ꯕꯤꯁꯣꯔꯖꯤꯠ ꯌꯨ ꯑꯥꯔ ꯗ ꯕꯦꯁ I want to work with you ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯑꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯕꯤꯁꯣꯔꯖꯤꯠ ꯅꯪꯒꯤ ꯁꯔꯚꯤꯁꯁꯦ ꯀꯌꯥ ꯕꯤꯁꯣꯔꯖꯤꯠꯅ ꯍꯥꯏꯕ ꯑꯩ ꯊꯥꯗ ꯕ꯭ꯔꯣ ꯑꯩ 50K ꯆꯥꯔꯖ ꯇꯧꯕ ꯄꯥꯝꯃꯦ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯦꯕ 50Kꯗꯤ ꯌꯥꯝꯃꯜꯂꯦ ꯈꯤꯇꯪ ꯇꯥꯊꯣꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤ ꯈꯤꯇꯪ ꯇꯥꯊꯣꯔꯛꯑꯣ ꯈꯤꯇꯪ ꯗꯤꯜ ꯑꯃ ꯇꯧꯁꯦ 50Kꯗꯣ ꯈꯔ ꯂꯩꯔꯒ ꯍꯦꯟꯒꯠꯁꯦ ꯈꯤꯇꯪꯒ ꯑꯃꯨꯛ ꯄꯤꯒꯣ ꯑꯦꯠꯂꯤꯁ 6 monthsꯇꯤ ꯅꯪ 25 to 30Kꯗ ꯊꯕꯛ ꯇꯧꯁꯦ ꯑꯩꯅ ꯍꯥꯏꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯔꯥꯏꯠ ꯂꯩ ꯑꯩꯁꯨ ꯀꯁꯇꯃꯔꯅꯦ ꯅꯪꯒꯤ ꯀꯁꯇꯃꯔꯅꯦ ꯑꯩꯁꯨ ꯈꯤꯇꯪ ꯕꯥꯔꯒꯦꯅꯤꯡ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯔꯥꯏꯠꯅꯦ ꯑꯩꯒꯤ ꯔꯥꯏꯠꯅꯦꯕ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯕ ꯑꯗꯨꯗ ꯁꯤꯡꯉꯒꯗꯤ ꯑꯃꯨꯛ ꯍꯥꯏꯕ ꯕ꯭ꯔꯣ 30K to 40Kꯁꯦ ꯀꯩꯁꯨ ꯂꯩꯇꯦ ꯑꯩ ꯍꯧꯖꯤꯛ ꯕ꯭ꯔꯣꯗ ꯁ꯭ꯇ꯭ꯔꯛꯆꯔ ꯎꯠꯀꯦ ꯑꯩꯅ ꯄꯤꯗꯣꯔꯤꯕ ꯀꯩ ꯚꯦꯂꯨꯅꯣ ꯑꯩꯒꯤ ꯃꯇꯝ ꯀꯌꯥꯝ ꯆꯪꯉꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯑꯩ ꯅꯉꯣꯟꯗ ꯁ꯭ꯇ꯭ꯔꯛꯆꯔ ꯎꯠꯀꯦ ꯌꯥꯕ꯭ꯔꯥ ꯁꯤ ꯍꯥꯏꯅꯤ ꯑꯩꯅ ꯌꯥꯏ ꯎꯠꯂꯛꯑꯣ ꯍꯥꯏꯔꯅꯦꯕ 50Kꯁꯤꯗ ꯄꯤꯗꯣꯏꯁꯦ ꯁꯤꯅꯤ ꯀꯩꯅꯣ 50Kꯁꯤꯗ ꯐꯤꯜ ꯇꯧꯍꯟꯗꯣꯏꯁꯦ ꯀꯩꯅꯣ ꯑꯩꯅ ꯄꯤꯗꯣꯔꯤꯕ ꯚꯦꯂꯨꯁꯦ 50Kꯗꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯐꯤꯜꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯠꯊꯣꯔꯛꯏꯅꯦ ꯑꯗꯨ ꯎꯠꯂꯛ ꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯀꯩꯅꯣ ꯐꯥꯎꯏꯁꯦ ꯃꯥꯏꯁꯦ 50Kꯗ ꯄꯤꯕꯗꯣ ꯑꯩꯉꯣꯟꯗ ꯃꯥꯡꯖꯕ ꯂꯩꯇꯦꯅ ꯑꯩꯅ ꯃꯥꯅ ꯄꯤꯔꯛꯏ ꯚꯦꯂꯨꯁꯤꯗꯤ ꯂꯥꯛ 3-4ꯒꯤ ꯚꯦꯂꯨꯅꯤ being a businessman ꯑꯩꯒꯤ ꯃꯥꯏꯟꯗ ꯂꯩꯅꯦꯕ ꯃꯥꯅ ꯄꯤꯔꯤ ꯚꯦꯂꯨꯁꯤ ꯃꯥꯅ ꯇꯧꯕꯤꯗꯣꯏ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯑꯗꯨ ꯚꯦꯂꯨ ꯍꯥꯏꯁꯦ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜቭ ꯇꯧꯕꯤꯗꯣꯏꯅꯦ ꯅꯪꯅ ꯃꯥꯅ ꯇꯧꯕꯤꯗꯣꯏꯁꯤꯗ ꯑꯩꯒꯤ ꯄꯨꯔꯥ ꯕꯦꯛ ꯑꯦꯟ ꯍꯦꯟꯗꯜ ꯇꯧꯕꯤꯔꯅꯤ ꯁꯤ ꯇꯧꯕꯤꯔꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯃꯉꯣꯟꯗ 50K ꯄꯤꯊꯣꯛꯄꯗ ꯀꯩꯅꯣ ꯑꯇꯣꯞꯄ ꯃꯤꯗ ꯑꯩꯅ ꯂꯨꯄꯥ 10,000 ꯄꯤꯗꯣꯏꯁꯨ ꯃꯉꯣꯟꯗ 50K ꯄꯤꯊꯣꯛꯄꯤꯗꯣꯏꯁꯨ ꯍꯦꯟꯗꯜ ꯇꯧꯍꯜꯂꯒꯦ ꯁꯤ ꯇꯧꯍꯜꯂꯒꯦ ꯁꯤ ꯅꯪꯒꯤ ꯀꯦꯄꯥꯁꯤꯇꯤꯗ ꯂꯩꯔꯦꯕ ꯅꯪꯒꯤ ꯀꯦꯄꯥꯁꯤꯇꯤꯗ ꯑꯃꯨꯛ ꯂꯩꯌꯦꯕ ꯃꯤꯅ ꯕꯥꯔꯒꯦꯅꯤꯡ ꯇꯧꯔꯛꯑꯀꯥꯟꯗ ꯅꯪꯒꯤ ꯀꯦꯄꯥꯁꯤꯇꯤꯗ ꯑꯃꯨꯛ ꯂꯩꯌꯦ ꯀꯃꯥꯏꯅ ꯀ꯭ꯂꯣꯖ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯁꯤ ꯅꯪ ꯈꯪꯒꯗ ꯁꯦꯜꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯅꯦ ꯁꯦꯜꯁꯦ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡꯁꯨ ꯑꯣꯏ ꯑꯗꯨꯒ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯕ ꯄꯣꯠꯅꯦ ꯑꯗꯨꯒ ꯁꯝꯇꯥꯏꯝꯁꯦ ꯌꯥꯝꯅ ꯑꯦꯟꯖꯥꯏꯇꯤꯁꯨ ꯋꯥꯡꯉꯦꯕꯀꯣ ꯕꯠ ꯈꯪꯉꯣꯕ ꯀꯩꯅꯣ ꯇꯧꯔꯤ ꯄꯣꯠꯁꯦ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯚꯦꯂꯨꯗꯣ ꯎꯠꯇꯣꯏꯅꯦꯕ ꯅꯪꯅ ꯆꯤꯟꯗ ꯍꯥꯏꯅꯕꯅ ꯌꯥꯗꯦꯕ ꯅꯪꯒꯤ ꯂꯦꯗꯔꯗꯣ ꯎꯠꯂꯤꯅꯦ ꯃꯉꯣꯟꯗ ꯁꯤ ꯚꯦꯂꯨ ꯂꯦꯗꯔꯗꯣ ꯁꯤꯅꯤ ꯑꯩꯅ ꯄꯤꯗꯣꯏꯁꯦ ꯁꯤꯅꯤ ꯑꯗꯩ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯨꯍꯟꯕ ꯉꯝ ꯇꯥꯔꯗꯤ ꯇꯨꯍꯟꯗꯕꯗꯤ ꯌꯥꯗꯦꯀꯣ ꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯃꯤꯅ ꯑꯃꯨꯛ ꯍꯥꯏꯌꯦꯕ ꯅꯪꯅ ꯆꯤꯟꯗ ꯃꯤꯉꯣꯟꯗ ꯅꯪꯒꯤ ꯁꯔꯚꯤꯁ ꯎꯠꯂ ꯇꯧꯔꯤꯁꯦ ꯁꯤ ꯁ꯭ꯀꯦꯝꯅꯦ ꯑꯩꯅ ꯍꯥꯏꯗꯣ ꯅꯪ ꯈꯪꯗꯕꯩꯅꯦ ꯅꯪ ꯆꯠꯂꯣ ꯍꯥꯏꯔꯛꯀꯅꯤ ꯅꯪ ꯈꯪꯗꯕꯩꯅꯦ ꯃꯤꯉꯣꯟꯗ ꯀꯃꯥꯏꯅ ꯑꯩꯅ ꯚꯦꯂꯨ ꯄꯤ ꯀꯃꯥꯏꯅ ꯁ꯭ꯀꯦꯝ ꯇꯧꯗꯣꯏꯅꯣ ꯃꯤꯉꯣꯟꯗ ꯑꯩ ꯁꯔꯚꯤꯁ ꯄꯤꯒꯦ ꯀꯃꯥꯏꯅ ꯁ꯭ꯀꯦꯝ ꯑꯣꯏꯗꯣꯏꯅꯣ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯞꯒ꯭ꯔꯦꯗ ꯇꯧꯗ꯭ꯔꯤꯕ ꯃꯥꯏꯟ ꯑꯗꯨꯅ ꯅꯪ ꯉꯁꯥꯏ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯛꯀꯗꯣꯏꯅꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛ ꯂꯥꯏꯔ ꯂꯩꯗꯣ ꯍꯥꯏꯔꯛꯀꯗꯣꯏꯅꯦ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯑꯩꯉꯣꯟꯗ ꯁꯤꯗ ꯑꯩꯅ ꯒꯨꯋꯥꯍꯥꯇꯤꯗ ꯕꯤꯁꯀꯤꯠ ꯀꯝꯄꯅꯤꯅ ꯑꯩꯉꯣꯟꯗ ꯑꯣꯐꯔ ꯂꯥꯛꯑꯦꯕ ꯃꯥ ꯍꯥꯏꯁꯦ ꯕꯤꯁꯀꯤꯠ ꯀꯝꯄꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯅ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯃꯥꯔꯀꯦꯇꯤꯡ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯗꯤꯜ ꯇꯧ ꯆꯠꯄ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯌꯦꯕ ꯅꯪ ꯀꯌꯥ ꯆꯥꯔꯖ ꯇꯧꯒꯦ ꯑꯩꯅ ꯂꯥꯛ 2.5 ꯆꯥꯔꯖ ꯇꯧꯒꯦ ꯊꯥ ꯑꯝꯗ ꯁꯤꯅꯦꯕ ꯃꯥ ꯍꯥꯏꯌꯦꯀꯣ ꯂꯥꯛ 2.5 तो ये तो बहुत ज्यादा है सिनेमा ꯑꯩ ꯍꯥꯏ ꯀꯃꯥꯏꯅ ꯖꯥꯗꯥ ꯑꯣꯏꯗꯣꯏꯅꯣ ꯁꯤꯅꯦꯕ ꯅꯪꯉꯣꯟꯗ ꯑꯩ ꯚꯦꯂꯨ ꯎꯠꯀꯦ ꯍꯥꯏꯕ ꯚꯦꯂꯨ ꯎꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯁꯦ ꯚꯦꯂꯨ ꯎꯠꯀꯥꯟꯗ ꯃꯥꯁꯦ ꯀꯨꯏꯔꯦ ꯃꯥꯁꯦ ꯋꯥ ꯉꯝꯗ꯭ꯔꯀꯥꯟꯗ ꯃꯥꯅ ꯀꯩ ꯍꯥꯏꯒꯦꯗ ꯑꯩꯉꯣꯟꯗ ꯑꯩꯕꯨ ꯈꯪꯍꯜꯂꯛꯑꯒꯦ ꯍꯥꯏ ꯃꯥ ꯈꯪꯍꯜꯂꯛꯑꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥ ꯈꯪꯍꯟꯗ꯭ꯔꯤꯀꯥꯟꯗ ꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣ ꯄꯤꯒꯦ 60K ꯄꯤꯒꯦ ꯁꯤꯅꯦꯕ ꯑꯩ ꯃꯇꯝꯗ ꯅꯣꯏ ꯀꯩ ꯍꯥꯏꯒꯦ ꯅꯣꯏꯅ ꯑꯃꯨꯛ ꯈꯟꯕ ꯌꯥꯏ 60K ꯄꯤꯒꯦ ꯍꯥꯏꯁꯨ 60Kꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯑꯩ ꯔꯤꯖꯦꯛ ꯇꯧꯋꯦꯕ ꯑꯩꯅ ꯍꯥꯏ 60K ꯑꯣꯏꯇꯥꯔꯗꯤ आप किसी और को ढूंढ सकता है मैं नहीं लेगा सिनेमा ꯍꯥꯏ ꯑꯩ ꯂꯧꯔꯣꯏ ꯁꯤꯅꯦꯕ ꯅꯪ ꯈꯜꯂꯣ ꯑꯩ ꯉꯁꯤ ꯃꯇꯝ ꯄꯤꯔꯒꯦ ꯐꯣꯟ ꯇꯧꯔꯛꯑꯣ ꯍꯥꯏ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯃꯨꯛꯀ ꯍꯥꯏꯌꯦꯕ ꯑꯩꯉꯣꯟꯗ 80Kꯗ ꯄꯤꯔꯒꯦ ꯁꯤꯅꯦ ꯑꯗꯨꯁꯨ ꯌꯥꯔꯣꯏ ꯁꯤꯅꯦꯕ ꯑꯩ ꯍꯥꯏꯁꯦ 1,40,000 ꯄꯤꯒꯦ ꯑꯗꯨꯁꯨ ꯌꯥꯔꯦ ꯑꯩ ꯔꯤꯖꯦꯛ ꯇꯧꯊꯣꯛꯑꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯩꯁꯥꯒꯤ ꯅꯠꯇꯦꯕ ꯁꯤ ꯈꯪꯉꯨꯀꯣ ꯄꯩꯁꯥꯒꯤ ꯅꯠꯇꯦ ꯄꯩꯁꯥ ꯅꯣꯏꯅ ꯄꯩꯁꯥꯗ ꯆꯣꯞꯄ ꯁꯨꯡꯌꯥ ꯌꯥꯗꯦ ꯄꯩꯁꯥꯗ ꯆꯣꯞꯄ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯔꯚꯤꯁꯇꯀꯣ ꯄꯩꯁꯥꯗ ꯆꯣꯞꯄꯕ ꯇꯣꯛꯑꯕꯅꯤꯅ ꯀꯦꯟꯗꯣꯔꯕꯅꯤ ꯀꯩꯒꯤꯅꯣ ꯀꯦꯟꯗꯣꯏꯁꯦ ꯍꯥꯏꯔꯛꯀꯦꯕ ꯅꯪꯒꯟ ꯇꯦꯛꯉꯩ ꯅꯪꯅ ꯀꯣꯛ ꯊꯥꯗꯉꯩ ꯅꯪꯅ ꯑꯋꯥ ꯑꯅꯥ ꯅꯪꯒꯤ ꯀ꯭ꯂꯥꯏꯟꯗꯁꯨ ꯄꯤꯊꯣꯛꯈꯤꯕ ꯅꯪꯒꯤ ꯁ꯭ꯇꯥꯐꯇꯁꯨ ꯄꯤꯊꯣꯛꯈꯤꯕ एनर्जी ꯐꯖꯅ ꯊꯥꯗꯔꯒ ꯅꯪꯉꯣꯟꯗ ꯂꯨꯄꯥ 10,000 ꯈꯛ ꯂꯦꯝꯍꯧꯔꯒ ꯂꯨꯄꯥ 10,000 ꯈꯛ ꯂꯦꯝꯍꯧꯔꯒ ꯃꯉꯣꯟꯗ ꯔꯤꯖꯜꯠꯁꯨ ꯐꯪꯗꯕ ꯅꯪꯁꯨ ꯑꯋꯥꯕ ꯇꯥꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤ ꯁꯔꯚꯤꯁꯇꯨ ꯀꯥꯟꯅꯔꯤꯕꯕ ꯀꯥꯟꯅꯗ꯭ꯔꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯄ꯭ꯔꯥꯏꯁꯇꯨ ꯆꯥꯎꯅ ꯌꯦꯁ ꯄ꯭ꯔꯥꯏꯁ ꯆꯥꯎꯅ ꯍꯥꯏꯔꯒ ꯃꯤꯉꯣꯟꯗꯗꯤ ꯃꯤꯅ ꯑꯐꯣꯔꯗ ꯇꯧꯉꯝꯗ ꯄ꯭ꯔꯥꯏꯁ ꯂꯧ ꯍꯥꯏꯕ ꯅꯠꯇꯦꯕ ꯅꯪꯅ ꯈꯟꯖꯔꯀꯥꯟꯗ ꯂꯥꯛ 2 ꯂꯧ ꯇꯥꯔꯗꯤ ꯑꯩ ꯃꯉꯣꯟꯗ ꯚꯦꯂꯨꯁꯦ ꯐꯖꯅ ꯃꯥꯏ ꯁꯔꯚꯤꯁꯁꯦ ꯗꯦꯂꯤꯚꯔ ꯇꯧꯕ ꯉꯝꯃꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯦ ꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯦ ꯒ꯭ꯔꯣ ꯇꯧꯕ ꯌꯥꯔꯦ ꯑꯗꯨꯒꯤ ꯃꯐꯝꯗ ꯄꯨꯔꯛ ꯇꯥꯔꯗꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗ ꯅꯨꯡꯉꯥꯏꯅ ꯂꯥꯁꯇꯤꯡ ꯑꯣꯏꯅꯤꯕ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯍꯣꯏ ꯈꯪꯗ꯭ꯔꯤꯉꯩꯗꯤ ꯑꯍꯥꯟꯕꯗꯤ ꯅꯣꯏ ꯑꯗꯨ ꯇꯧꯍꯜꯂꯔꯣꯏ ꯑꯩꯅ ꯅꯣꯏ ꯁꯨꯒ ꯇꯧꯍꯜꯂꯔꯣꯏꯕ ꯑꯗꯨ ꯄꯣꯠꯇꯣ ꯑꯩꯅ ꯇꯧꯔꯛꯄ ꯄꯣꯠꯇꯣ ꯇꯧꯍꯜꯂꯔꯣꯏꯕ ꯑꯩꯅ ꯑꯍꯥꯟꯕꯗ ꯄ꯭ꯔꯥꯏꯁ ꯂꯨꯄꯥ ꯀꯌꯥ ꯆꯥꯔꯖ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕꯤꯗ ꯃꯤꯉꯣꯟꯗ 9,000ꯒ ꯆꯥꯔꯖ ꯇꯧꯁꯜꯂꯣ 9,000ꯁꯦ ꯀꯩꯅꯣ 9,000ꯁꯦ ꯀꯩꯝ ꯌꯥꯎꯔꯝꯗꯕ 9,000ꯁꯦ ꯊꯨꯡꯅꯅꯤꯡꯉꯥꯏꯁꯨ ꯌꯥꯎꯔꯝꯗꯕ ꯃꯥꯏ ꯑꯦꯗꯚꯔꯇꯥꯏꯖꯤꯡ ꯆꯂꯥꯏꯅꯕꯁꯨ ꯌꯥꯎꯔꯝꯗꯕ ꯀꯩꯝ ꯌꯥꯎꯔꯝꯗ꯭ꯔꯀꯥꯟ ꯂꯥꯁꯇꯗꯤ ꯆꯣꯞꯄ ꯇꯣꯛꯄ ꯄꯣꯠꯇꯨꯗꯤ ꯇꯧꯍꯜꯂꯔꯣꯏꯕ ꯑꯩꯅ ꯑꯍꯥꯟꯕ 9,000ꯒ ꯆꯥꯔꯖ ꯇꯧ 9,000ꯁꯦ ꯀꯩꯁꯨ ꯂꯩꯕ ꯄꯣꯠ ꯅꯠꯇꯦꯕ ꯅꯣꯛꯅꯤꯡꯉꯦ ꯈꯜꯂꯨꯔꯣꯀꯣ 9,000ꯁꯦ ꯀꯩꯁꯨ ꯂꯩꯕ ꯄꯣꯠ ꯅꯠꯇꯦ 9,000ꯒ ꯆꯥꯔꯖ ꯇꯧꯔꯤ ꯄꯣꯠꯁꯤꯗꯤ ꯅꯣꯏꯅ ꯉꯥꯛꯇꯪ ꯈꯟꯕ ꯌꯥꯏ 9,000ꯗꯤ ꯊꯤꯔꯛꯇꯕ ꯌꯥꯏ ꯀꯥꯏꯅ ꯈꯟꯗꯣꯏꯅꯦ ꯍꯧꯖꯤꯛ ꯈꯜꯂꯝꯒꯅꯤ ꯕꯪꯀꯤꯆꯟꯗ꯭ꯔꯁꯨ ꯈꯜꯂꯝꯒꯅꯤ ꯑꯗꯒꯤꯗꯤ ꯎꯄꯦꯟꯗ꯭ꯔꯖꯤꯠꯇꯨ ꯈꯜꯂꯝꯒꯅꯤ ꯑꯩꯅ ꯃꯤꯉꯣꯟꯗ 15,000 ꯆꯥꯔꯖ ꯇꯧ ꯑꯩ ꯁꯔꯚꯤꯁꯁꯦ ꯀꯃꯥꯏꯅ ꯊꯤꯔꯛꯇꯣꯏꯅꯣ ꯑꯜꯄꯦꯁꯅ ꯈꯜꯂꯝꯗꯣꯏꯁꯦꯀꯣ ꯑꯩ 15,000 10,000 ꯆꯥꯔꯖ ꯇꯧ ꯃꯥ ꯊꯤꯔꯛꯀꯗ꯭ꯔꯥ ꯊꯤꯔꯛꯑꯣꯏꯗ꯭ꯔꯥ ꯈꯟꯗꯣꯏꯅꯦꯀꯣ ꯕꯠ ꯑꯩꯅ ꯍꯥꯏꯔꯗꯤ ꯕ꯭ꯔꯣ ꯅꯪꯅ ꯚꯦꯂꯨ ꯄꯤꯗꯤ ꯂꯥꯛ 2ꯕꯨ ꯊꯤꯔꯛꯀꯅꯤ ꯅꯪꯉꯣꯟꯗ ꯂꯥꯛ 2.5ꯕꯨ ꯊꯤꯔꯛꯀꯅꯤ ꯂꯥꯛ 3ꯕꯨ ꯊꯤꯔꯛꯀꯅꯤ ꯍꯥꯏ ꯇꯥꯔꯗꯤ ꯍꯩ ꯀꯃꯥꯏꯅ ꯊꯤꯔꯛꯇꯣꯏꯅꯣ ꯂꯥꯛ 2 3 ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯊꯤꯔꯛꯀꯅꯤ ꯍꯩꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯍꯩꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕꯀꯣ ꯍꯩꯇ꯭ꯔꯒꯗꯤ ꯀ꯭ꯂꯣꯖ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯔꯚꯤꯁ ꯄꯦꯀꯦꯖꯇꯨ ꯈꯛꯇ ꯅꯠꯇꯦꯕ
service package tu khata na teba service package ta nang lupa lising trang ngai sale lising kuni sale who knows client ama lai na onda nang service to yening de aina pami de si result se pame I am ready to pay you 2 lakhs will you be able to deliver the result na matam da ai lising trang ai lising trang ala we head mangjam se kanano mangjam se kanano aduga client na haidu se mana client na haidu se client se singba client di ko nang nang ngai ondo hairo bam kin jara nang phone to reba eh bro nangi service to ismaina nangi advertising jo video editing jo ai lupa lising trang charge to bam kin jara hai ne phone thambiro yare hai ni kai gi noi hai je I know nang na pidur nang na hai nang kem khangdre ai khangam ne kem khangdre khangam lising trang da nang na pidur value to henman gre ba ngonda henman nang na lori ba charge to sukja chana dre ba sukja chana dre either nang sukang khang da ba ma natragana nangi value musak khang da ba oire si khang si sungoi choi dra ba ne sung soi dra ba ne se ko lising trang da ngonda video editing su pidur ba ai gi marketing su to bi de ai khange si mi je ai pisa mangan dro ai fail oi dro ba ne ma awab ta da isu wab ta dro ne je khang dro ba ne so aduna si myam sing de nangi service ki package everything si myam sing de loi khang da ba ya de kai noi tok du se kamai na tackle tok du myam sing se kamai na noi sales close tok du se kama if aina sales close tok ta di kamai na kai dor kani kai kamai na structure la kani hai po si myam sing de loi steps sing de khang kani but ngasi mak na te loi har ke adu concept khadi clear oi na yes or no value phang ba phang da bra comment ta value phang ba phang da bra sajid value phang ba phang da bra okay adu khang reality nei ngasi hai je reality no fake real thok ka do po ching hai no service ki prepare to dir kana thok ka do myam sing do mind lo hap chalo si myam thok to ro bane ko tholak to ro bane compulsory hayeng thok dir kana prepare to le horo ai ngonda si po che ai ngonda hai re ba complain dum lai ba ngonda habdi ai gi student su dum hai re ngonda dum ko asumai na ai client nan thok ki do smine chat ki do ka mai to do re ai khange ba tho ani je khange client nan thok be je mo san ai ngonda su nan thoi ne client je noi ka ta nan thoi ba nang ga sum to min ning do client nang ngonda hen bam lakani but it's okay it's fine adu nana kaptana adagidi sai client chak ki doril parising kun mang doril lising khai mang doril la mang doril let them go faru ya bro na thoi da pulla faru ya bro nang chat ta ba nang di si jaw da ya de aru ta nang thabuk se kaino okay nang chat ka su quite I have to find another client process adum I have to find another client si kok se lai ke da ko kamai na client phang ni ha do adu khangning mo sum yor mani kamai client phang de no ha client di hai kamai client phang adu su yor kani ko ngasi mang da su du step la kini nga tangayo nel kan next door sida hek hawa hai ba thole ko adum dai khara basic khara piraki kon hadi how to get customer or clients yam lai ko basic ai haraki noi ga se kai thingna re noi ga se kai thingna re haro comment okay Insta YouTube kai no si kai no ai hai ge sida mi khara no hai be akang ai sa mi am lei ko ai hai ge dum ai dum direct hai ge dum ai direct hai akang ai sa mi am lei chukang khang na hai pa sa mi am lei ba dum hai ge moi hai tu je Insta da YouTube da bro this is my business nang hoji nangi product to nangi product to advertise out nangi product to mi kan le bi du nangi product am pu thue ba yam ti phaja product am pu thue ai mi ngon advertise to ning de mi na si po je mi ne scam man gi ne you die bro thong tum le ro nangi product to kanam le ro irak na dum le ro na dum wakhan chagala dum le ro product to pu thok ta di customer de yon tam ni customer de yon gi ti kamai yon do expose to tam ne du po to expose ke kamai to du okay how are you going to expose your products either promotion either mi ngon do han ba marketing to ba to tam मीने स्कीम आई की प्रोडक्ट आइना आई की कनो जे आई की प्रोडक्ट से कई बा आई की सर्विस मी उन उलुप तन मीने स्कीम होगी दरो नंग स्कीम लो नंग तोय दो क्वेश्चन नंग स्कीम लो नंग सीने बतोय जे को सी पोट सिने मयाम द लई म्याम सिंग जे ब्रो अदु पोर माइंडेड ने दो स्केर्सिटी माइंडेड को लाइर बगी माइंड ने दो पोतो हाइबदी वीक माइंडेड ngam दो मी की माइंड ने बको सिदी हुजिकी मतम जे को अंगाम सेटला सानार मतम अंगाम सेटला सा मतम हुजिकी को आइना तोय पोट सिदा heng aina hojik hangiba university ai dream the university chokot na chile heng khala university im lakpe ai gi matong tamang thola university je amuk tawraga amuk sigi ai je mu net na basilakpe it's okay I'm fine I'm ready ai ready ne adu gi pot nang lao competition tong na se lao ken kai blate but ai gi competition de ai ne
so aina hari poche kaino sidi noju sum yengoba noina ahamda mise YouTube ta thorpo matamda mise pakte simi jam wai simi jam pakte or mai pa simi jam mai product jam yening de hanjan sum product promote loise kaino sum yeng but no ma dinang soidna click toro changuni kana no sibu si mai product si kaino amtang di yeng gen changuni thok ta si pose thok aba thok tri yes or no thok tri am ta thoiko si thok pa pone kaigino si marketing ne retargeting ko si pose retargeting hanjan ayu sum si mi ji kaino kamai toni ma je kya ma sum toi ji kaino sum usalai ji kaino ayu yengoni yenga kanda ko manung se nang hook to wa hiram tari manung se magi paste changu matam jida mu masala mem je yorom tari pot si aina pami pot mem je yorom tari ai je mu hook to gram o si mi ji to si ne si ai pami si ai pami hai du ne si pot ba aina changu ra kanda nangi yumni sum mapane sum phajaba thong hang do ra kanda manung ji pura khoi gi mirang nung lang ka le ram tari adu su mu ai thong da si changu yam na te he thong hang do thoki do ne ba thong do hang do ra kanda manung ji sut na lam maga dai manung ji ai explore to ningo yam le ram tari adu product to compulsory lai tam adu product to compulsory lai tam ne lai ga lai rodro yes or no lai dra mak ngasi mak lai da ta ai ngasi mak lai ni ha lai tip but someday ai lai ba su yai that's the mindset sine to mem advertiser to mem sing product promote to mem sing si nga ta ni sanari mem ye mem sing hanjan utpa noi na yam pakte har ma mi tu sum yeng pa dai di smai video se nuai ni my product si yeng nuai ni ha ba pot ta ha lai ni si ta lai ni aduna ai gi wa yam ai ngasi ju ai na status tagat nei e nanga to ba business nanga to product se mi na ngon de head to draba you are not working hard enough nang hoji about to work hard enough for dream mi na nang si yeng salak traba mi na nang si head to traba mi na nang si ching thani ma pok traba mi na nang si sidarak traba you are doing something wrong nang hoji about chokhat pa yau dream ni si ma khangjalo adu ai di headness am ta lak ti ai gi product si mi loi pam nei he that means nang gi product to mayam da yau dream ni hoji popular oi dream ni nang gi product si ma khangjalo kai gi no world se critical of world ne afaba hai busu lakani phatta hai busu lakani afaba dang highlight tadi nang gi product so yau dream ni so be ready for it aduna hai pa sabam lai bu ko aduna I don't give a damn hausu ma hai ga I don't give a damn kai gi no am dam da si khang da bagi ne moina khang da bai ne moina haining bai noi da ju heng noina service pi matam da noina content ga sa matam da harakani ba nang gi content sidarak pa hai pa saba kem ni to da mi mem yarakani ba ai hai do je be ready for it kem halunu message kem halunu reply su kem halunu kem adu attention kem pi nang gi to bom thok pa to nang gi business to promote to bom thok pa dum to adagi di nang na hayeng ai no ji hai do kamai tro customer client fangni khoi first nang gi content je kaino content je lai je kaino content je na kaino ham da ai khoi na khoi gi right customer je attract to ini nang na thadara kadabu content nang gi product oisunu nang gi service oisunu nang gi coaching business oisunu anything oisunu nang na to yo potu nang na attract to ko da nang gi customer du gi gather to ko do ini noi jum tang khallo hauzik yam common sense of example am pige Bankim Chandra da product fa am lai re ha je product se mana sungu uthokte ba mana ikai boi kai bu si je fail oi gedra kai dogu da ma sum usala tham jala lai Arjun na zulo sala tham lai re aina hai du je aina kamai khang du ne ba Bankim Chandra nang gi sofa ma da nang lo la thami ba afaba product to pu thoro ai lai ge na aina sumai ha kadra hai ro never Arjun nang gi nakan na thami product ngon da ulo ai ta lai ge to sai dai u re ko hai po jai hai kadra ba ai lai na tip that means what adu tadi nangi product ullo haibne nangi product mayam da utlo haibne mayam da yohollo haibne dukan da minya leira kadabane nangi product da best product oi dia de have like average oi product oi chino best product oi tar su nang marketing to bhai ta tadi kana leidun kanam leiroi average oi tar su nang marketing hawa mingon da yohon ba audience da yohon ba ngam tadi people will buy your products simple ne yam simple oi pone si khango yam simple oi pone si khangdana kamaina business to dunu aikoina dukan lo matam da aikoina mafam chabi yengi je kai gin why mafam chabi yengi je kai no mafam chabra sa dabra customer yam tin dabra yengi je kai no exposure du ne same thing online ju same thing ne nang service to work Instagram sino hoje content thada hoje blind da content thada wai na tim kai gino content thada wai je po cha na khango why should I put out content kai gino content mina thada na te nangi business to grow to na content thada nangi Instagram page to grow to na content thada wai ne right people da yoholo right people da uholo moina ura kana nangi kana contact to na inquiries la kani hai ne nangi agency any agency wo juno nanga to report to sum e-commerce agency ne ha or nangi
ꯀꯩꯅꯣꯅꯦ ꯍꯥꯏꯔꯁꯦ ꯑꯦꯅꯤ SEO agencyꯅꯦ ꯍꯥꯏꯔꯁꯦ or ꯅꯪꯒꯤ YouTube agencyꯅꯦ ꯍꯥꯏꯔꯁꯦ or YouTube marketing agencyꯅꯦ anything ꯑꯣꯏꯔꯁꯨꯅꯣ or ꯅꯪꯒꯤ high ticket clients ꯒꯤ agencyꯅꯦ ꯍꯥꯏꯔꯁꯦ ꯑꯗꯨ agencyꯗꯣ ꯑꯗꯨ ꯄꯣꯠꯇꯣ ꯑꯩꯅ ꯈꯪꯉꯀꯥꯟꯗ ꯃꯥꯅ ꯇꯧꯔꯤꯁꯦ ꯍꯥꯏ ꯇꯤꯀꯦꯠꯀꯤꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯦ ꯃꯉꯣꯟꯗ ꯍꯥꯏ ꯇꯤꯀꯦꯠ ꯌꯣꯜꯂꯝꯕ ꯌꯥꯏ ꯑꯩ ꯀ꯭ꯂꯥꯏꯟꯅꯦ ꯑꯩꯅ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯩꯅ ꯔꯤꯆ ꯑꯥꯎꯠ ꯇꯧꯗꯣꯏꯅꯦ ꯍꯦ ꯕ꯭ꯔꯣ ꯑꯩ ꯅꯪꯒꯤ ꯀꯣꯟꯇꯦꯟ ꯌꯦꯡꯉꯦ ꯑꯝ ꯁꯣ ꯏꯝꯄ꯭ꯔꯦꯁ ꯀꯦꯟ ꯋꯤ ꯍꯦꯞ ꯑꯦꯟ ꯑꯦꯄꯣꯏꯟꯃꯦꯟ ꯑꯩꯅ ꯊꯥꯔꯛꯀꯗꯣꯏꯅꯦꯕ ꯑꯩꯅ ꯊꯥꯔꯛꯄ ꯄꯣꯠ ꯊꯥꯔꯛꯇ꯭ꯔꯁꯨ ꯅꯪꯅ ꯔꯤꯆ ꯑꯥꯎꯠ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯀꯣꯟꯇꯦꯟꯗꯣ ꯐꯖꯔꯒ ꯅꯪꯒꯤ ꯄꯦꯖꯇꯨꯗ ꯀꯣꯟꯇꯦꯟ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯌꯥꯎ ꯚꯦꯂꯨ ꯑꯣꯏꯕ ꯅꯪꯒꯤ ꯀꯣꯟꯇꯦꯟꯗꯨꯒ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯨꯒ ꯑꯂꯥꯏꯟ ꯑꯣꯏꯕ ꯄꯣꯠꯇꯣ ꯂꯩꯔꯝꯇ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯣꯀꯦ ꯁꯤ ꯃꯤꯁꯦ ꯀꯅꯥꯅꯣ ꯑꯩ ꯌꯦꯡꯗꯣꯏꯅꯦꯕ ꯌꯦꯡꯉꯨꯔꯀꯥꯟꯗ ꯀꯩꯅꯣꯗ ꯊꯥꯔꯝꯗꯣꯏꯅꯦꯕ ꯑꯣꯄꯦꯟ ꯔꯖꯤꯠ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦꯕ ꯍꯥꯡꯗꯣꯛꯎꯔꯀꯥꯟꯗ ꯑꯣꯄꯦꯟ ꯔꯖꯤꯠꯀꯤ ꯃꯅꯨꯡꯁꯤꯗ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩꯕ ꯖꯒꯣꯏ ꯁꯥꯕꯣ ꯑꯗꯒꯤ ꯏꯁꯩꯕꯣ ꯀꯔꯤꯌꯣ ꯃꯌꯥꯝ ꯌꯥꯎꯁꯜ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯊꯥꯔꯛꯏꯁꯤꯅ ꯃꯥꯅ ꯍꯥꯏ ꯑꯦꯖꯦꯟꯁꯤꯒꯤ ꯋꯥꯔꯤ ꯇꯧꯁꯜꯂꯦꯕ ꯑꯩ ꯑꯗꯨꯝ ꯁꯤ ꯃꯤꯁꯦ ꯁ꯭ꯀꯦꯝꯅꯦ ꯑꯩꯅ ꯕ꯭ꯂꯣꯛ ꯇꯧꯈ꯭ꯔꯅꯤ ꯃꯥꯁꯦ ꯑꯗꯨꯝ ꯃꯦꯛ ꯁꯦꯟꯁ ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯪꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯤꯒ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯤꯒ ꯑꯂꯥꯏꯟ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯃꯤꯁꯦ ꯀꯝꯄꯜꯁꯔꯤ ꯅꯣꯏꯗꯁꯨ ꯉꯥꯏ ꯅꯣꯏꯗ ꯀꯔꯤꯒꯨꯝꯕ ꯃꯦꯁꯦꯖ ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯏ ꯆꯦꯛ ꯇꯧꯔꯣꯏꯗ꯭ꯔꯣ ꯀꯝꯄꯜꯁꯔꯤ ꯆꯦꯛ ꯇꯧꯔꯣꯏꯗ꯭ꯔꯣ ꯌꯦꯁ ꯑꯣꯔ ꯅꯣ ꯆꯦꯛ ꯇꯧꯅꯤ ꯑꯗꯨ ꯆꯦꯛ ꯇꯧꯔꯀꯥꯟꯗ ꯕꯤꯏꯡ ꯑ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯑꯩꯅ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯥꯏ ꯀꯣꯟꯇꯦꯟꯁꯦ ꯄꯨꯔꯥ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯅꯤ ꯑꯩꯅ ꯄꯥꯝꯃꯤ ꯄꯣꯠꯇꯨꯅꯤꯅꯦ ꯑꯩꯅ ꯁꯤ ꯂꯩꯔꯦ ꯃꯥꯁꯦ ꯍꯩ ꯀꯃꯥꯏꯅ ꯇꯧꯖꯅꯣꯅꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯀꯦ ꯑꯩ ꯃꯦꯁꯦꯖ ꯑꯃꯗ ꯔꯤꯄ꯭ꯂꯥꯏ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤꯕ ꯔꯤꯄ꯭ꯂꯥꯏ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤꯕ ꯉꯁꯤ ꯇꯧꯗꯁꯨ ꯅꯣꯡꯃ ꯇꯧꯔꯛꯀꯅꯤꯕ ꯁꯤꯅꯦꯕ ꯒꯦꯝꯁꯦ ꯁꯤꯅꯦꯕꯀꯣ ꯒꯦꯝ ꯍꯥꯏꯁꯦ ꯁꯤꯅꯦꯕ ꯀꯣꯟꯇꯦꯟꯁꯦ ꯑꯣꯟꯂꯤ ꯅꯪ ꯑꯣꯗꯤꯌꯦꯟꯁꯇꯣ ꯒꯦꯗꯔ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ ꯕꯠ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯅꯪꯅ ꯊꯥꯗꯒꯗꯧꯔꯤꯕ ꯄꯣꯠꯇꯨꯁꯨ ꯃꯣꯏꯗ ꯌꯧꯍꯟꯀꯥꯟꯗ ꯁꯤ ꯃꯤꯁꯦ ꯁꯤꯅꯤ ꯑꯦꯛꯖꯤꯁ ꯇꯧꯏ ꯍꯥꯏꯕꯗꯣ ꯌꯦꯡꯍꯜꯂꯛꯑꯣ ꯍꯥꯏꯅꯦ ꯅꯪꯒꯤ ꯕꯤꯜ ꯑꯞ ꯇꯧꯔꯣ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟꯗꯣ ꯕꯤꯜ ꯑꯞ ꯇꯧꯔꯣ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯕ꯭ꯔꯦꯟꯗꯣ ꯕꯤꯜ ꯑꯞ ꯇꯧꯔꯣ ꯍꯥꯏꯅꯦ ꯑꯗꯨꯀꯥꯟꯗ ꯅꯪ ꯀꯁꯇꯃꯔ ꯐꯪꯗꯣꯏꯅꯦꯕ ꯑꯗꯒꯤꯗꯤ ꯅꯪꯅ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯦ ꯍꯥꯎ ꯇꯨ ꯒꯦꯠ ꯀꯁꯇꯃꯔ ꯑꯣꯔ ꯀ꯭ꯂꯥꯏꯟꯁꯦ ꯑꯣꯟꯂꯤ ꯁꯣꯁꯤꯌꯦꯜ ꯃೀꯗꯤꯌꯥꯗ ꯈꯛꯇꯪ ꯌꯦꯡꯕ ꯌꯥꯗꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯈꯛꯇꯪ ꯌꯦꯡꯕ ꯌꯥꯗꯦ ꯀꯩꯅꯣ ꯑꯩ ꯍꯥꯏꯈꯤꯕ ꯅꯣꯏꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯗꯁꯨ ꯅꯪꯒꯤ ꯁꯔꯥꯎꯟꯗ ꯕꯤꯖꯤꯅꯦꯁ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕ ꯑꯗꯩ ꯅꯪꯒꯤ ꯍꯌꯦꯡ ꯅꯪꯅ ꯁꯄꯣꯁ ꯀꯅꯥꯒꯨꯝꯕ ꯃꯄꯥꯟ ꯂꯝꯗ ꯇꯝꯕ ꯍꯥꯏꯔꯁꯦ ꯃꯄꯥꯟ ꯂꯝꯗ ꯇꯝꯕ ꯃꯤ ꯑꯃꯅ ꯃꯥꯒꯤ ꯗꯦꯜꯂꯤꯗ ꯈꯪꯅꯕ ꯃꯃꯥꯟꯅꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯌꯦꯕ ꯃꯃꯥꯟꯅꯕ ꯂꯨꯅ ꯇꯤꯟꯅꯔꯦ ꯍꯥꯏꯌꯦꯕ ꯑꯣꯔ ꯃꯨꯝꯕꯩꯗ ꯈꯪꯅꯕ ꯃꯃꯥꯟꯅꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯌꯦꯕ ꯃꯥꯏ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯛꯑꯦ ꯍꯥꯏꯌꯦꯕ ꯅꯣꯏꯗꯣ ꯂꯨꯅ ꯇꯤꯟꯅꯕ ꯑꯣꯏꯇꯥꯔꯗꯤ ꯚꯥꯏ ꯑꯩ ꯅꯪꯒꯤ ꯁꯤ ꯇꯧꯕꯤꯒꯦ ꯅꯪꯒꯤ ꯁꯤ ꯇꯧꯒꯦ ꯁꯤ ꯇꯧꯒꯦ ꯃꯉꯣꯟꯗ ꯚꯦꯂꯨ ꯄꯤꯕ ꯑꯗꯨꯗꯩꯁꯨ ꯀꯁꯇꯃꯔ ꯍꯧꯈꯤꯕ ꯌꯥꯏ ꯅꯣꯠ ꯑꯣꯟꯂꯤ ꯑꯣꯟꯂꯥꯏꯟꯗ ꯈꯛꯇꯪ ꯗꯤꯄꯦꯟ ꯇꯧꯒꯅꯨ 360 ꯗꯤꯒ꯭ꯔꯤꯗ ꯗꯤꯄꯦꯟ ꯇꯧꯒꯗꯕꯅꯦꯕ 360 ꯗꯤꯒ꯭ꯔꯤꯗ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯈꯪꯅꯕ ꯅꯪꯅ ꯇꯣꯏꯅ ꯆꯥꯕ ꯃꯐꯝ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯩ ꯅꯪꯅ ꯇꯣꯏꯅ ꯃꯣꯏꯗꯁꯨ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯚꯥꯏ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯁꯨꯃꯥꯏꯅ ꯍꯧꯗꯣꯛꯑꯦ ꯁꯤ ꯇꯧꯋꯦ ꯁꯤ ꯇꯧꯋꯦ ꯁꯤ ꯇꯧꯋꯦ ꯑꯩꯒꯤ ꯁꯔꯚꯤꯁꯁꯦ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯁꯤ ꯇꯧꯋꯦ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯇꯥꯔꯗꯤ ꯃꯣꯏꯗ ꯔꯤꯐꯔ ꯇꯧꯕꯤꯌꯨ ꯑꯩ ꯐ꯭ꯔꯤꯗ ꯍꯞꯇꯥ 2ꯒꯤ ꯋꯔꯛ ꯇꯧꯒꯦ ꯑꯩ ꯃꯣꯏꯗ ꯍꯥꯟꯅ ꯔꯤꯖꯜꯠ ꯄꯤꯒꯦ ꯋꯥ ꯉꯥꯡꯕ ꯍꯩꯇꯥꯏ ꯋꯥ ꯁꯝꯗꯥꯏꯕ ꯍꯩꯇꯥꯏ ꯑꯗꯨ ꯄꯤꯕ ꯃꯇꯝꯗ ꯑꯩ ꯔꯤꯀꯃꯦꯟ ꯇꯧꯔꯛꯀꯦ ꯁꯣꯏꯗꯅ ꯔꯤꯀꯃꯦꯟ ꯇꯧꯔꯛꯀꯦ ꯔꯤꯀꯃꯦꯟꯗꯣ ꯁꯣꯏꯅ ꯇꯧꯔꯛꯑꯅꯤ ꯅꯪꯉꯣꯟꯗ ꯔꯤꯀꯃꯦꯟ ꯇꯧꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯪ ꯀ꯭ꯂꯥꯏꯟ ꯐꯪꯉꯝꯅꯦ ꯑꯗꯨ ꯀ꯭ꯂꯥꯏꯟꯗꯣ ꯅꯪꯅ ꯔꯤꯖꯜꯠ ꯗꯦꯂꯤꯚꯔ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯅꯪ ꯀ꯭ꯂꯥꯏꯟꯗꯨꯅ ꯈꯔ ꯂꯩ ꯄꯩꯁꯥ ꯊꯤꯔꯛꯇꯣꯔꯕ ꯁꯤꯝꯄꯜ ꯋꯔꯛꯅꯦ ꯁꯤꯝꯄꯜ ꯋꯔꯛ ꯑꯣꯟꯂꯥꯏꯟꯗ ꯈꯤꯇꯪ ꯗꯤꯄꯦꯟ ꯇꯧꯒꯅꯨ ꯑꯣꯟꯂꯥꯏꯟꯗꯁꯨ ꯃꯦꯁꯦꯖ ꯊꯥꯕ ꯃꯄꯥꯟꯗꯁꯨ ꯌꯦꯡꯕ ꯈꯪꯅ ꯆꯥꯟꯅꯕꯗꯁꯨ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯅꯪ 100 times 1000 times ꯇ꯭ꯔꯥꯏ ꯇꯧ ꯇꯥꯔꯗꯤ ꯀ꯭ꯂꯥꯏꯟ ꯐꯪꯒꯗ꯭ꯔꯣ ꯐꯪꯉꯣꯏꯗ꯭ꯔꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯌꯦꯁ ꯑꯣꯔ ꯅꯣ ꯀ꯭ꯂꯥꯏꯟ ꯐꯪꯒꯗ꯭ꯔꯣ ꯐꯪꯉꯣꯏ ꯐꯪꯅꯤꯀꯣ ꯁꯣ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯈꯪꯉꯣꯕꯀꯣ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯦ ꯌꯥꯝ ꯂꯥꯏꯕ ꯁꯤꯝꯄꯜ ꯑꯣꯏꯕ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯍꯟꯒꯅꯣꯕ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯦ ꯃꯨꯟꯅ ꯈꯜꯂꯀꯥꯟꯗ ꯑꯣꯀꯦ ꯁꯤꯅꯤ ꯄꯣꯠꯁꯦ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯐꯪꯅꯤ ꯀ꯭ꯂꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩꯅꯤ ꯁꯤ ꯂꯩꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯜꯂꯒ ꯊꯝꯃꯣꯕꯀꯣ ꯌꯥꯝ ꯂꯨꯍꯟꯒꯅꯣꯕ ꯅꯁꯥꯅ ꯂꯨꯍꯜꯂꯤꯉꯩ ꯑꯩ ꯀ꯭ꯂꯥꯏꯟ ꯀꯃꯥꯏꯅ ꯐꯪꯗꯣꯏꯅꯣ ꯑꯩ ꯃꯣꯏ ꯀ꯭ꯂꯥꯏꯟ ꯀꯃꯥꯏꯅ ꯐꯪꯗꯣꯏꯅꯣ ꯑꯣꯟꯂꯥꯏꯟꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯥꯏꯟꯁꯦ ꯄꯨꯔꯥ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯍꯜꯂꯝꯅꯦ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯍꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯂꯥꯏꯅ ꯏꯖꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯊꯝꯃꯣꯕꯀꯣ ꯑꯣꯀꯦ ꯀ꯭ꯂꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯐꯪꯕ ꯌꯥꯏ ꯂꯦꯠ ꯃꯤ ꯇ꯭ꯔꯥꯏ ꯑꯩ DMꯗ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯐꯦꯁꯕꯨꯛꯇ ꯍꯥꯟꯅ ꯃꯦꯁꯦꯖ ꯊꯥꯔꯒꯦ ꯑꯩ ꯔꯦꯐꯔꯦꯜ ꯂꯧꯔꯒꯦ ꯑꯃ ꯐꯪꯕꯁꯦ ꯀ꯭ꯂꯥꯏꯟ ꯑꯃꯁꯦ ꯑꯩꯅ ꯅꯣꯏ ꯃꯌꯥꯝꯗ ꯍꯥꯏꯗꯣꯏꯁꯦ one client can change your life one client ꯑꯩ ꯑꯩꯒꯤ ꯂꯥꯏꯐ ꯆꯦꯟꯖ ꯇꯧꯔꯛꯏꯁꯦ one client can change your life ꯅꯣꯏ ꯈꯜꯂꯝꯕ ꯌꯥꯏꯕ ꯑꯩ ꯀ꯭ꯂꯥꯏꯟ 10 ꯄꯥꯏꯒꯦ ꯅꯣ ꯀ꯭ꯂꯥꯏꯟ 10ꯒꯤ ꯍꯦꯗꯦꯛ ꯌꯥꯝ ꯆꯥꯎꯒ꯭ꯔꯖꯥꯠꯅꯤ ꯐꯔꯁ ꯊꯤꯡ ꯑꯩꯅ ꯍꯥꯏꯍꯧꯗꯣꯏꯁꯦ ꯀ꯭ꯂꯥꯏꯟ 10ꯒꯤ ꯍꯦꯗꯦꯛ ꯀ꯭ꯂꯥꯏꯟ 10 ꯔꯤꯖꯜꯠ ꯗꯦꯂꯤꯚꯔ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ ꯑꯩ ꯅꯣꯏ ꯃꯌꯥꯝꯗ ꯍꯥꯏꯗꯣꯏꯁꯦ ꯀ꯭ꯂꯥꯏꯟ 10ꯗ ꯔꯤꯖꯜꯠ ꯇꯧꯕ ꯏꯠꯁ ꯇꯨ ꯍꯥꯔꯗ ꯅꯊꯟꯗ ꯋꯔꯛ ꯇꯧꯕ ꯃꯇꯝꯗ ꯁꯨꯡꯌꯥ ꯁꯣꯂꯣꯄ꯭ꯔꯦꯅꯔ ꯑꯣꯏꯕ ꯃꯇꯝꯗ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯁꯣꯂꯣꯄ꯭ꯔꯦꯅꯔ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯗꯨꯁꯨ ꯂꯥꯛꯈꯤꯅꯤꯕ ꯕꯠ ꯅꯪꯅ ꯍꯧꯖꯤꯛ ꯀ꯭ꯂꯥꯏꯟ ꯑꯅꯤ ꯋꯔꯛ ꯇꯧꯋꯦꯕ ꯀ꯭ꯂꯥꯏꯟ ꯑꯅꯤꯁꯦ ꯍꯥꯏ ꯄꯦꯌꯤꯡ ꯑꯣꯏꯔꯦꯕ ꯀ꯭ꯂꯥꯏꯟ ꯑꯅꯤꯁꯦ ꯅꯉꯣꯟꯗ ꯂꯨꯄꯥ 50,000 ꯊꯤꯌꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯌꯨꯝꯗ ꯐꯝꯃꯒ ꯅꯪ ꯂꯦꯞꯇꯣꯞꯇꯒꯤ ꯇꯧꯔꯒ ꯃꯣꯏ ꯑꯅꯤꯁꯤꯒꯤ ꯑꯌꯨꯛꯇꯒꯤ ꯍꯧꯒꯠꯂꯒ ꯃꯣꯏ ꯑꯅꯤꯗ ꯔꯤꯖꯜꯠ ꯗꯦꯂꯤꯚꯔ ꯇꯧꯕꯁꯦ ꯅꯪꯒꯤ ꯏꯅꯐꯅꯦꯕ ꯂꯥꯛ ꯑꯃ ꯅꯪ ꯏꯟꯀꯝ ꯂꯥꯛꯇꯣꯏꯅꯦꯕ ꯃꯥꯏꯟ ꯌꯨꯁ ꯇꯧ ꯕ꯭ꯔꯦꯟ ꯌꯨꯁ ꯇꯧꯔꯣꯀꯣ ꯁꯤꯗꯩꯁꯤꯗ ꯀ꯭ꯂꯥꯏꯟ ꯌꯥꯝꯕ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩ 5 ꯀ꯭ꯂꯥꯏꯟ ꯄꯥꯝꯗꯦ ꯑꯩ 100 ꯀ꯭ꯂꯥꯏꯟ ꯄꯥꯝꯗꯦ ꯌꯥꯗꯦ ꯁꯣ ꯕꯨꯜꯁꯤꯠ 1 2 client 3 clients ꯔꯤꯖꯜꯠ ꯗꯦꯂꯤꯚꯔ ꯇꯧꯔꯣ ꯗꯦꯠꯁ ꯏꯅꯐ 50,000 ꯊꯤꯔꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝ ꯊꯤꯅ ꯄꯣꯁꯤꯕꯜ ꯑꯣꯏꯕ ꯄꯣꯠꯅꯦ 1,50,000 ꯅꯪ 1,50,000 ꯊꯥꯗ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯇꯣꯏꯅꯤ 1,50,000 ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯍꯥꯏꯕꯗꯤ ꯅꯪ ꯍꯧꯔꯛꯑꯕꯅꯤ ꯑꯗꯨꯗꯒꯤ ꯑꯗꯣ ꯁꯤ 1,50,000 ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯌꯥꯏ ꯕ꯭ꯔꯣꯅ ꯉꯔꯥꯡ ꯍꯥꯏꯕꯗꯣ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯔꯦ ꯅꯣꯡꯃꯗ ꯇ꯭ꯔꯥꯏ ꯇꯧꯔ ꯐꯪꯉꯣꯏꯀꯣ ꯊꯥ 2 3 ꯃꯤꯉꯣꯟꯗ ꯍꯥꯟꯅ ꯚꯦꯂꯨ ꯄꯤꯊꯣꯛ ꯅꯪꯁꯦ ꯀꯅꯥꯅꯣ ꯈꯪꯍꯜꯂꯣ ꯅꯪꯁꯦ ꯑꯦꯛꯖꯤꯁ ꯇꯧꯏ ꯍꯥꯏꯕꯁꯦ ꯈꯪꯍꯜꯂꯣ ꯅꯪꯒꯤ ꯚꯦꯂꯨꯁꯦ ꯄꯨꯔꯥ ꯍꯩꯊꯔꯣ ꯚꯦꯂꯨ ꯄꯤꯔꯗꯤ ꯀꯃꯥꯏꯅ ꯆꯦꯟꯗꯣꯏꯅꯣ ꯑꯩꯒꯤ ꯀꯥꯟꯅꯅꯕ ꯁꯨꯝ ꯇꯧꯁꯤꯜꯂꯛꯑꯗꯤ ꯑꯩ ꯁꯨꯝ ꯀꯃꯥꯏꯅ ꯆꯦꯟꯗꯣꯏꯅꯣ
ꯅꯤꯂꯀꯥꯟꯇꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯚꯦꯂꯨ ꯄꯤꯁꯜꯂꯦ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯕ ꯃꯥ ꯁꯨꯝ ꯚꯦꯂꯨ ꯄꯤꯁꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯤꯂꯀꯥꯟꯇꯗ ꯑꯩ ꯀꯃꯥꯏꯅ ꯊꯥꯗꯣꯛꯇꯣꯏꯅꯣ ꯅꯪ ꯂꯩꯇꯕ ꯌꯥꯔꯣꯏ ꯁꯤꯗ ꯁ꯭ꯇꯦ ꯍꯤꯌꯔ ꯅꯪꯅ ꯄꯤꯅꯤꯡꯉꯤ ꯄꯣꯠꯇꯣ ꯑꯩ ꯄꯤꯒꯅꯤ ꯁ꯭ꯇꯦ ꯍꯤꯌꯔ ꯁꯦꯝ ꯊꯤꯡ ꯆꯞ ꯃꯥꯟꯅꯩ ꯑꯩꯁꯨ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯑꯃꯅꯤ ꯅꯪꯅ ꯗꯤꯜ ꯇꯧꯔꯤꯁꯨ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯑꯃꯅꯤ ꯃꯣꯏꯗ ꯚꯦꯂꯨ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯁꯦꯜꯁ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯁꯦꯜꯁꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯦ ꯌꯣꯜꯂꯛꯄ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯦ ꯍꯦꯟꯒꯠꯍꯟꯕ ꯑꯩꯒꯤ ꯄꯩꯁꯥ ꯂꯥꯛꯄ ꯗꯦꯠꯁ ꯏꯠ ꯃꯈꯥ ꯇꯥꯗꯤ ꯑꯩ ꯊꯣꯛꯄ ꯇꯧꯔꯒꯦ ꯁꯦꯝ ꯊꯤꯡ ꯅꯪꯒꯤ ꯀ꯭ꯂꯥꯏꯟꯗ ꯑꯗꯨ ꯄꯣꯠꯇꯨ ꯎꯠ ꯇꯥꯔꯗꯤ ꯅꯪꯒꯤ ꯚꯦꯂꯨꯁꯦ ꯀꯩꯗꯧꯕꯩ ꯂꯧꯔꯣꯏꯗꯣꯏꯅꯣ ꯅꯪꯒꯤ ꯚꯦꯂꯨꯁꯦ ꯂꯧꯒꯗ꯭ꯔꯣ ꯂꯧꯔꯣꯏꯗ꯭ꯔꯣ ꯇꯨꯝꯕ ꯌꯥꯎꯔꯕ ꯇꯨꯝꯕ ꯌꯥꯎꯔꯕ ꯇꯨꯝꯕ ꯌꯥꯎꯕ꯭ꯔꯥ ꯀꯅꯥ ꯀꯅꯥ ꯌꯥꯎꯗꯦ ꯉꯁꯤꯒꯤ ꯚꯦꯂꯨꯁꯦ ꯍꯩꯊꯔꯤꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯅꯣꯏꯗ ꯚꯦꯂꯨ ꯍꯩꯊꯔꯤꯅꯤ ꯚꯦꯂꯨ ꯍꯩꯊꯔꯤꯅꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯁꯤ ꯚꯦꯂꯨ ꯍꯩꯊꯔꯤꯁꯦ ꯀꯩꯅꯣ ꯅꯣꯏꯗꯁꯨ ꯅꯣꯏꯒꯤ ꯃꯥꯏꯟꯗ ꯆꯪꯉꯛꯏ ꯁꯦꯝ ꯊꯤꯡ ꯌꯨ ꯍꯦꯞ ꯇꯨ ꯗꯨ ꯐꯣꯔ ꯌꯣꯔ ꯀ꯭ꯂꯥꯏꯟ ꯌꯨ ꯍꯦꯞ ꯇꯨ ꯗꯨ ꯐꯣꯔ ꯌꯣꯔ ꯀ꯭ꯂꯥꯏꯟ ꯅꯪꯒꯤ ꯀꯁꯇꯃꯔꯒꯤꯗꯃꯛꯇ ꯁꯦꯇꯤꯁꯐꯦꯛꯁꯟ ꯒꯦꯔꯦꯟꯇꯤ ꯄꯤ ꯇꯥꯕꯅꯤ ꯅꯣꯏꯅ ꯑꯗꯨꯅ ꯅꯣꯏꯅ ꯈꯪꯉꯣꯕꯀꯣ ꯁꯨꯃꯥꯏꯅ ꯗꯤꯜ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯨꯍꯟꯒꯅꯨ ꯀ꯭ꯂꯥꯏꯟ ꯐꯪꯕ ꯃꯇꯝꯗ ꯑꯩꯅ ꯂꯣꯏ ꯇꯥꯛꯀꯅꯤ ꯀꯃꯥꯏꯅ DM ꯇꯧꯒꯅꯤ ꯀꯃꯥꯏꯅ ꯀꯟꯇꯦꯛ ꯇꯧꯒꯅꯤ ꯀꯃꯥꯏꯅ ꯐꯣꯔꯃꯨꯂꯥ ꯄꯥꯟꯅꯤ ꯀꯃꯥꯏꯅ ꯁꯦꯜꯁ ꯀ꯭ꯂꯣꯖ ꯇꯧꯅꯤ ꯃꯤꯅ ꯐꯣꯟ ꯅꯣꯏꯗ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯂꯥꯛꯀꯥꯟꯗ ꯀꯃꯥꯏꯅ ꯁꯦꯜꯁ ꯀ꯭ꯂꯣꯖ ꯇꯧꯅꯤ ꯑꯗꯩ ꯂꯨꯄꯥ ꯂꯥꯛ ꯌꯥꯡꯈꯩꯒꯤ ꯂꯥꯛ ꯑꯃ ꯃꯈꯥꯏꯒꯤ ꯗꯤꯜ ꯀꯃꯥꯏꯅ ꯀ꯭ꯂꯣꯖ ꯇꯧꯅꯤ ꯂꯥꯛ ꯑꯅꯤꯒꯤ ꯗꯤꯜ ꯀꯃꯥꯏꯅ ꯀ꯭ꯂꯣꯖ ꯇꯧꯅꯤ ꯁꯤꯁꯨ ꯑꯩ ꯇꯥꯛꯂꯛꯀꯅꯤ 5,000ꯒꯤ ꯗꯤꯜ ꯀꯃꯥꯏꯅ ꯀ꯭ꯂꯣꯖ ꯇꯧꯅꯤ ꯁꯤ ꯂꯣꯏꯅꯃꯛ ꯁꯦꯜꯁꯇ ꯂꯣꯏ ꯌꯥꯎꯔꯛꯀꯅꯤꯕꯀꯣ ꯔꯁ ꯇꯧꯔꯛꯀꯦ ꯑꯗꯨ ꯈꯔ ꯍꯥꯟꯅ ꯈꯪꯕ ꯍꯧꯔꯕ ꯀꯣꯟꯁꯦꯞꯁꯦ ꯂꯣꯏ ꯈꯪꯕ ꯍꯧꯔꯕꯀꯣ ꯁꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦ ꯁꯤ ꯇꯧꯗꯣꯏꯅꯦ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯩꯅꯣ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯁꯦ ꯅꯪ ꯋꯥ ꯉꯥꯡꯕ ꯍꯩꯕ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯋꯥ ꯉꯥꯡꯕ ꯍꯩꯌꯨ ꯍꯥꯏꯅ ꯍꯦꯛꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯉꯥꯡꯉꯝꯃꯒ ꯂꯥꯁꯇ ꯂꯣꯏꯁꯟꯐꯝ ꯈꯪꯗꯕ ꯋꯥ ꯉꯥꯡꯕꯗꯣ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯃꯤꯒꯤ ꯚꯦꯂꯨꯗ ꯊꯥꯕ ꯍꯩꯕꯗꯣ ꯀꯣꯏꯁꯟ ꯍꯪꯕ ꯍꯩ ꯇꯥꯏ ꯃꯥꯅ ꯄꯥꯝꯃꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯋꯥꯠ ꯏज ꯏ ꯂꯨꯀꯤꯡ ꯐꯣꯔ ꯃꯥꯅ ꯊꯤꯔꯤꯕ ꯄꯣꯠꯁꯦ ꯃꯤꯅ ꯊꯤꯔꯤ ꯄꯣꯠꯇꯨꯅ ꯚꯤꯗꯤꯑꯣ ꯊꯤꯔꯦ ꯑꯗꯨ ꯅꯪꯅ ꯁꯤꯗꯩꯁꯤꯗ ꯐꯦꯁꯕꯨꯛꯀꯤ ꯋꯥꯔꯤ ꯇꯧ ꯂꯩ ꯇꯥꯔꯗꯤ ꯑꯗꯨꯝ ꯆꯦꯟꯈꯤꯗ ꯕ꯭ꯔꯣ ꯑꯩ ꯄꯥꯝꯗꯦ ꯑꯩ ꯃꯇꯝ ꯂꯩꯇꯦ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯊꯣꯛꯈꯤ ꯇꯥꯕꯅꯤ ꯃꯥꯅ ꯄꯥꯝꯃꯤ ꯄꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯑꯦꯖꯦꯟꯁꯤꯗꯨꯒ ꯑꯦꯂꯥꯏꯟ ꯑꯣꯏꯔꯀꯥꯟꯗ ꯑꯣꯀꯦ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯁꯤꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯗ ꯄꯤꯒꯦ ꯁꯨꯃꯥꯏꯅ ꯇꯧ ꯀꯃꯥꯏꯅ ꯇꯧꯏ ꯀꯃꯥꯏꯅ ꯁ꯭ꯇ꯭ꯔꯛꯆꯔ ꯀꯃꯥꯏꯅ ꯂꯩ ꯁꯤ ꯂꯩ ꯍꯥꯏꯔ ꯀꯥꯟꯗ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯄꯨꯔꯛꯀꯗ ꯑꯗꯨꯀꯥꯟꯗ ꯃꯥꯁꯨ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯌꯦꯡꯒꯦ ꯍꯥꯏꯇꯥꯔꯦ ꯁꯣ ꯁꯨꯃꯥꯏꯅ ꯈꯪꯉꯣꯀꯣ ꯀ꯭ꯂꯥꯏꯟ ꯐꯪꯕ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯌꯥꯝ ꯂꯨꯕ ꯄꯣꯠ ꯅꯠꯇꯦ ꯏꯠꯁ ꯑꯣꯜ ꯑꯕꯥꯎꯠ ꯏꯠ ꯗꯤꯄꯦꯟꯁ ꯑꯣꯟ ꯌꯨ ꯅꯣꯏꯗ ꯂꯣꯏ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯅꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯃꯑꯣꯡ ꯅꯣꯏꯅ ꯁꯦꯝꯒꯗꯧꯔꯤꯕ ꯀꯣꯟꯇꯦꯟ ꯅꯣꯏꯅ ꯊꯥꯒꯗꯧꯔꯤꯕ ꯃꯦꯁꯦꯖ ꯅꯣꯏꯅ ꯗꯤꯜ ꯇꯧꯔꯤꯕ ꯃꯑꯣꯡ ꯅꯣꯏꯒꯤ ꯔꯦꯐꯔꯦꯜ ꯅꯣꯏꯒꯤ ꯅꯨꯄꯥ ꯊꯣꯛꯄꯒꯤ ꯃꯑꯣꯡ ꯅꯨꯄꯤ ꯊꯣꯛꯄꯒꯤ ꯃꯑꯣꯡ ꯁꯤ ꯃꯌꯥꯝꯁꯤꯡ ꯂꯣꯏ ꯗꯤꯄꯦꯟ ꯇꯧꯋꯦꯕ Am I very clear? ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯀꯣꯟꯅ ꯐꯖꯅ ꯍꯥꯏꯒꯦ ꯅꯦꯛꯁ ꯁ꯭ꯇꯦꯞ ꯂꯩꯀꯥꯟꯗ how to build businesses ꯑꯩ ꯍꯥꯏꯔꯛꯀꯦ how to build businesses ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯥꯔꯠ ꯍꯥꯏꯔꯛꯀꯦ ꯃꯨꯟꯅ ꯇꯥꯎꯀꯣ ꯃꯨꯟꯅ ꯇꯥꯎ ꯗꯥꯏꯔꯤꯗ ꯏꯁꯜꯂꯣ ꯃꯨꯟꯅ ꯃꯤꯠꯇꯪ ꯌꯨꯡꯈꯠꯂ ꯂꯩꯒꯅꯨ ꯗꯥꯏꯔꯤꯗ ꯏꯁꯟꯅꯕ ꯇꯧꯀꯣ ꯗꯥꯏꯔꯤꯗ ꯄꯥꯏ how to build businesses ꯑꯩ ꯍꯥꯏꯔꯛꯀꯦ ꯐꯥꯔꯁ ꯑꯩꯅ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ I was broke ꯄꯩꯁꯥ ꯂꯩꯔꯝꯗꯦ ꯋꯥꯈꯟꯗ ꯆꯔꯥꯡꯅꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ ꯕꯠ ꯑꯒꯦꯟ ꯐꯥꯔꯁꯇ ꯕꯤꯖꯤꯅꯦꯁ ꯑꯃ ꯁꯦꯝꯃꯦ ꯕꯤꯖꯤꯅꯦꯁ ꯑꯃꯗ ꯄꯩꯁꯥ ꯈꯔ ꯇꯥꯟꯕ ꯍꯧꯔꯦ ꯕꯤꯖꯤꯅꯦꯁ ꯑꯃ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯔꯛꯄꯗꯒꯤ ꯀꯩꯗꯧꯏ ꯑꯩ ꯈꯪꯕ ꯍꯧꯔꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯀꯤꯕ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯏꯐ ꯁꯤꯒꯤ ꯄꯩꯁꯥꯁꯦ ꯂꯥꯛꯈꯤꯗ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯇꯣꯞꯄ ꯑꯩ ꯀꯩ ꯇꯧꯕ ꯌꯥꯏ ꯑꯇꯣꯞꯄ ꯑꯃꯨꯛ ꯊꯥꯗꯔꯦ ꯑꯇꯣꯞꯄ ꯐꯦꯜ ꯑꯣꯏꯔꯦ ꯃꯥꯡꯉꯦ ꯄꯩꯁꯥ ꯃꯥꯡꯉꯦ ꯊꯣꯛꯏꯅꯤꯀꯣ ꯁꯤꯁꯨ ꯊꯣꯛꯇꯣꯏꯅꯤ ꯑꯗꯨꯝ ꯊꯣꯛꯇꯣꯏꯅꯤꯀꯣ ꯍꯩꯄꯥ ꯁꯥꯔꯨꯕꯗꯩ ꯑꯗꯨꯝ ꯄꯩꯁꯥ ꯄꯥꯏꯅꯤꯡꯕ ꯍꯦꯟꯃꯜꯂꯨꯕꯗꯩ ꯑꯗꯨꯝ ꯄꯩꯁా ꯊꯥꯗ ꯈꯔ ꯂꯥꯛꯑꯦꯅ ꯄꯩꯁꯥ ꯊꯥꯗꯔꯨꯕꯗꯩ ꯑꯗꯨꯝ ꯃꯥꯡ ꯇꯥꯛꯇꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯤꯀꯣ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦ ꯑꯩꯉꯣꯟꯗ ꯌꯥꯎꯗꯅꯕ ꯍꯣꯠꯅꯧꯕꯀꯣ ꯌꯥꯎꯔꯤꯗꯣ ꯐꯩ ꯑꯃꯔꯣꯝꯗꯗꯤ ꯌꯥꯎꯗꯅꯕꯗꯤ ꯍꯣꯠꯅꯧ ꯌꯥꯎꯔꯤꯗꯣ ꯐꯩ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯎꯔꯤꯗꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯆꯧꯕ ꯑꯃ ꯇꯝꯃꯛꯀꯗꯣꯏꯅꯤ ꯑꯩꯉꯣꯟꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯆꯧꯕ ꯑꯃ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯊꯥꯗꯗ꯭ꯔꯤꯀꯥꯟꯗ ꯁꯔꯨꯛ 100ꯂꯛ ꯈꯜꯂꯦꯕꯀꯣ 100 times 1000 times ꯑꯩꯅ ꯈꯜꯂꯦꯕ ꯊꯥꯗꯁꯤꯔꯥ ꯊꯥꯗꯒꯨꯝꯁꯤꯔꯥ ꯑꯩꯅ ꯋꯔꯛ ꯇꯧꯃꯤꯟꯅꯗꯣꯏ ꯃꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯑꯩ ꯐꯖꯅ ꯈꯜꯂꯦꯕ ꯀꯩꯒꯤꯅꯣ ꯑꯩ ꯃꯃꯥꯡꯗ ꯐꯦꯜ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯐꯦꯜ ꯌꯥꯝ ꯑꯣꯏꯔꯦꯀꯣ ꯊꯥꯗꯒꯤꯗ ꯃꯥꯡ ꯇꯥꯛꯈꯤꯕ ꯀꯌꯥ ꯑꯃ ꯍꯜꯂꯛꯇꯕ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯕ꯭ꯔꯣꯛ ꯆꯠꯄ ꯀꯌꯥ ꯑꯃ ꯂꯩꯔꯦꯀꯣ ꯇꯥꯜꯂꯨꯕ ꯀꯩꯝ ꯀꯥꯟꯅꯍꯧꯗꯕ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯏꯁꯦ ꯅꯪꯅ ꯕꯤꯖꯤꯅꯦꯁ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯅꯣꯏ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯀꯩꯅꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯕꯤꯖꯤꯅꯦꯁ ꯍꯥꯏꯔꯒ ꯅꯣꯏꯗꯁꯨ ꯈꯜꯂꯝꯒꯅꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯣꯏꯅꯤꯡꯉꯦ ꯃꯜꯇꯤꯄꯜ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ I want to be an entrepreneur ꯍꯥꯏꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯂꯣꯏ ꯌꯥꯎꯔꯤꯅꯤꯀꯣ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯅꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯑꯣꯏꯅꯤꯡꯗꯕ ꯃꯤ ꯀꯅꯥꯝ ꯂꯩꯇꯦꯕ ꯕꯠ ꯑꯣꯏꯅꯤꯡꯉꯤ ꯄꯣꯠꯁꯦ ꯍꯦꯛꯇ ꯑꯣꯏꯅꯤꯡꯉꯦꯅ ꯑꯣꯏꯕꯗꯤ ꯌꯥꯕ ꯅꯠꯇꯦꯕ ꯐꯥꯔꯁ ꯊꯤꯡꯗꯤ ꯅꯉꯣꯟꯗ ꯏꯟꯀꯝ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯏꯟꯀꯝ ꯂꯩꯇꯅ ꯀꯃꯥꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯗꯣꯏꯅꯣ ꯏꯟꯀꯝ ꯖꯦꯅꯔꯦꯠ ꯇꯧꯔꯛꯇꯅ ꯀꯃꯥꯏꯅ ꯕꯤꯜ ꯇꯧꯕ ꯉꯝꯗꯣꯏꯅꯣ ꯄꯩꯁꯥ ꯂꯩꯇꯅ ꯑꯩꯅ ꯀꯃꯥꯏꯅ ꯕꯤꯜ ꯑꯞ ꯄꯩꯁꯥ ꯂꯩꯔꯗꯤ ꯂꯣꯏ ꯊꯣꯛꯑꯦ ꯄꯩꯁꯥ ꯂꯩꯔꯗꯤ ꯑꯩꯅ ꯁꯥꯅꯤꯡꯕ ꯂꯣꯏ ꯁꯥ ꯌꯥꯔꯦ ꯄꯨꯅꯤꯡꯕ ꯂꯣꯏ ꯇꯧꯕ ꯌꯥꯔꯦ ꯄꯩꯁꯥꯗꯨ ꯂꯩꯇꯕꯩꯅꯦꯕ ꯇꯧꯗ꯭ꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯁꯣ what do you need ꯀꯩ ꯗꯔꯀꯥꯔ ꯂꯩꯒꯦ ꯅꯉꯣꯟꯗ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯅꯪꯒꯤ ꯐꯥꯔꯁ ꯕꯤꯖꯤꯅꯦꯁ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯨꯅ ꯉꯁꯥꯏ ꯅꯉꯣꯟꯗ ꯍꯥꯏꯗꯣ ꯐꯥꯔꯁ ꯁꯔꯚꯤꯁ ꯑꯃ ꯅꯪꯅ ꯑꯦꯖ ꯑ ꯁꯣꯂꯣꯄ꯭ꯔꯦꯅꯔ ꯅꯪ ꯋꯔꯛ ꯇꯧꯗꯣꯏꯅꯦꯕ ꯄ꯭ꯔꯗꯛ ꯑꯣꯏꯁꯅꯨ ꯕꯤꯖꯤꯅꯦꯁ ꯑꯣꯏꯁꯅꯨ ꯑꯗꯒꯤꯗꯤ ꯅꯪꯅ ꯀꯩꯒꯨꯝꯕ ꯊꯕꯛ ꯇꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯗꯦꯠꯁ ꯗꯤꯐ꯭ꯔꯦꯟ ꯊꯤꯡ ꯕꯠ ꯊꯕꯛꯀꯤ ꯃꯔꯝꯗꯗꯤ ꯀꯌꯥꯝ ꯍꯥꯏꯔꯣꯏ ꯀꯩꯅꯣꯅ ꯑꯥꯏ ꯑꯦꯝ ꯑ ꯕꯤꯖꯤꯅꯦꯁ ꯃꯦꯟ ꯑꯩ ꯊꯕꯛ ꯇꯧꯕ ꯃꯤ ꯅꯠꯇꯦ ꯁꯣ ꯑꯩꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯑꯗꯨꯅ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯋꯦꯗꯔ ꯀꯥꯏꯗꯩꯅꯣ ꯅꯪꯒꯤ ꯏꯟꯀꯝ ꯑꯃ ꯖꯦꯅꯔꯦꯠ ꯇꯧꯔꯛꯏꯁꯦ
ꯀꯥꯏꯗ ꯅꯪ ꯊꯥꯒꯤ ꯃꯦꯀꯞ ꯇꯧꯕ ꯉꯝꯃꯤꯁꯦ ꯀꯥꯏꯗ ꯅꯪꯒꯤ ꯊꯥꯒꯤ ꯋꯥꯏꯐꯥꯏꯒꯤ ꯕꯤꯜ ꯊꯤꯔꯤꯁꯦ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯤꯜ ꯊꯤꯔꯤꯁꯦ ꯑꯗꯒꯤꯗꯤ ꯅꯪꯒꯤ ꯊꯥꯎ ꯍꯥꯜꯂꯤꯁꯦ ꯀꯥꯏꯗꯒꯤꯅꯣ ꯑꯗꯒꯤ ꯅꯪꯒꯤ ꯆꯥꯅꯕ ꯁꯨꯝ ꯏꯃꯥ ꯕꯕꯥꯗ ꯀꯃꯥꯏꯅ ꯁꯨꯝ ꯄꯩꯁा ꯁꯨꯝ ꯅꯤ ꯂꯩꯒꯗ꯭ꯔꯣ ꯅꯣꯏꯁꯨ ꯂꯣꯏ ꯆꯥꯎꯔꯕ ꯉꯥꯛꯇꯅꯤ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯝꯕꯅꯤ ꯂꯣꯏꯅꯃꯛ ꯏꯀꯥꯏꯕ ꯌꯥꯎꯕ ꯌꯥꯎꯗꯕ ꯄꯩꯁꯥ ꯅꯤ ꯂꯩꯕ ꯍꯥꯏꯕꯁꯦ ꯌꯦꯁ ꯑꯣꯔ ꯅꯣ ꯏꯀꯥꯏꯗꯦ ꯍꯥꯏꯔꯛꯀꯅꯨꯀꯣ ꯏꯀꯥꯏꯗꯦ ꯍꯥꯏꯕ ꯌꯥꯎꯔꯗꯤ ꯌꯥꯔꯣꯏ ꯏꯀꯥꯏꯕ ꯌꯥꯎꯕ ꯌꯥꯎꯗꯕ ꯏꯀꯥꯏꯕ ꯌꯥꯎꯕ ꯌꯥꯎꯗꯕ ꯍꯥꯏꯔꯣ ꯌꯥꯎꯏꯀꯣ ꯕꯠ ꯅꯤꯗ ꯌꯥꯗꯕꯩ ꯅꯤꯔꯤꯅꯦꯕ ꯃꯖꯕꯨꯔꯤꯅꯦꯕ ꯁꯣꯟꯕ ꯑꯃꯒꯤ ꯂꯩꯇꯕ ꯑꯃ ꯌꯥꯎꯕꯒꯤ ꯅꯤꯔꯤꯅꯦꯕ ꯕꯠ ꯂꯩꯇꯕ ꯑꯃ ꯌꯥꯎꯕꯒꯤ ꯅꯤꯔꯤꯅꯤꯅ ꯁꯨꯝ ꯑꯩ ꯂꯩꯇꯕ ꯑꯃ ꯌꯥꯎꯕꯒꯤ ꯅꯤꯔꯤꯅꯤ ꯍꯥꯏꯕꯗꯤ ꯁꯨꯝ ꯑꯗꯨꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯑꯗꯨꯗꯤ ꯌꯦꯁ ꯑꯩꯒꯤ ꯃꯗꯔꯅ ꯑꯩꯉꯣꯟꯗꯁꯨ ꯍꯦꯜꯞ ꯇꯧꯋꯦꯕ ꯑꯩꯅ ꯑꯋꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯗꯔꯅ ꯍꯦꯜꯞ ꯇꯧꯋꯦꯕ ꯗꯦꯠꯁ ꯐꯥꯏꯟ ꯑꯩꯒꯤ ꯏꯃꯥꯗ ꯄꯩꯁꯥ ꯂꯩꯇꯥꯔꯗꯤ ꯃꯣꯏꯅ ꯍꯦꯜꯞ ꯇꯧꯕꯤ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨ ꯑꯩꯅ ꯑꯃꯨꯛ ꯁꯤꯡꯉꯦꯕ ꯁꯣ ꯁꯤꯗꯤ ꯍꯦꯜꯞꯅꯦꯕꯀꯣ ꯕꯠ ꯅꯪꯒꯤ ꯃꯗꯔ ꯐꯥꯗꯔꯅ ꯅꯪꯒꯤ ꯁꯦꯝꯕꯤꯕ ꯌꯥꯕ ꯁꯦꯝꯕꯤꯔꯦ ꯅꯪ ꯍꯧꯖꯤꯛ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯅꯨ ꯆꯥꯛ ꯆꯥꯗꯅ ꯑꯗꯩ ꯆꯥꯎꯔꯛꯇꯅ ꯍꯧꯖꯤꯛ ꯋꯥꯈꯜ ꯊꯣꯛꯇꯅ ꯕꯤꯖꯤꯅꯦꯁ ꯇꯧꯅꯤꯡꯕ ꯐꯥꯎꯔꯛꯇꯅ ꯁꯤꯗ ꯒ꯭ꯔꯣ ꯇꯧꯅꯤꯡꯕ ꯐꯥꯎꯗ ꯁꯤ ꯆꯪꯉꯛꯏꯅꯦꯕ ꯑꯗꯨꯗ ꯑꯃꯨꯛ ꯃꯗꯔ ꯐꯥꯗꯔꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯐꯠꯇꯕ ꯄꯣꯠꯅꯦ ꯇꯧꯔꯨꯔꯅꯨꯕꯀꯣ ꯁꯨꯡꯇꯧ ꯇꯧꯔꯨꯔꯅꯨ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯌꯦꯁ ꯑꯩꯉꯣꯟꯗ ꯄꯤꯕ ꯌꯥꯕ ꯉꯩ ꯂꯣꯏ ꯄꯤꯔꯛꯑꯦ ꯅꯥꯎ ꯏꯠꯁ ꯃꯥꯏ ꯇꯥꯏꯝ ꯑꯩ ꯅꯨꯄꯥ ꯑꯃꯅꯦ ꯅꯪ ꯅꯨꯄꯥ ꯑꯃꯅꯦ ꯑꯩꯒꯤ ꯄꯣꯠꯇꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯀꯣ ꯑꯩꯅ ꯃꯇꯝꯗꯨꯗ ꯑꯩꯉꯣꯟꯗ ꯊꯤꯅꯉꯥꯏ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯃꯗꯔꯅ ꯑꯩꯒꯤ ꯐꯥꯗꯔꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯑꯗꯒꯤ ꯑꯩꯅ ꯇꯧꯔꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯈꯪꯗꯕ ꯃꯇꯝꯗ ꯌꯥꯝꯅ ꯄ꯭ꯔꯦꯁꯔ ꯂꯥꯛꯈꯤꯕ ꯑꯩꯉꯣꯟꯗ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯈꯤꯕ ꯃꯇꯝꯗꯨꯗ ꯑꯁꯦꯡꯕꯅꯦ ꯑꯩ ꯍꯥꯏꯁꯦ ꯀꯩꯅꯣ ꯊꯕꯛ ꯑꯃ ꯇꯧꯗ ꯅꯪꯕꯨ ꯊꯕꯛ ꯑꯃ ꯇꯧꯗ ꯍꯥꯏꯕ ꯄꯣꯠꯁꯦ ꯌꯥꯝ ꯍꯥꯏꯈꯤꯕꯀꯣ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅ ꯄꯤꯕ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯂꯩꯈꯤꯕ ꯍꯥꯏꯕꯗꯤ ꯔꯤꯂꯦꯇꯤቭꯁꯅ ꯄꯤꯔꯛꯄ ꯀꯌꯥ ꯑꯃ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯟꯈ꯭ꯔꯤꯁꯦ ꯏꯃꯨꯡꯅꯦ ꯑꯗꯨꯝ ꯁꯥꯎꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯤ ꯁꯥꯎꯅꯕ ꯃꯇꯝ ꯌꯥꯎꯕꯗ ꯑꯩꯅ ꯉꯥꯡꯉꯤ ꯄꯣꯠꯁꯦ ꯇꯧꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯣꯏ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦꯕ ꯕꯠ ꯃꯇꯝꯗꯨꯗ ꯑꯩꯅ ꯇꯧꯈꯤꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯃꯇꯝꯗ ꯑꯣꯀꯦ 1 year ꯑꯩꯅ ꯑꯩꯒꯤ ꯃꯗꯔꯗ ꯍꯥꯏ ꯁꯤꯃꯛ ꯍꯥꯏꯌꯦꯕ ꯑꯩꯅ 1 year ꯅꯪ ꯑꯩꯉꯣꯟꯗ ꯄꯨꯔꯥ ꯃꯇꯝ ꯄꯤꯔꯣ 1-2 years let me work hard ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯃꯨ ꯅꯣꯏꯅ ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩ ꯍꯧꯖꯤꯛ ꯔꯤꯛꯁ ꯂꯧꯍꯧꯗ ꯇꯥꯔꯗꯤ ꯀꯔꯝ ꯀꯥꯟꯗ ꯑꯩ ꯔꯤꯛꯁ ꯂꯧꯗꯣꯏꯅꯣ ꯅꯣꯏꯅ ꯍꯌꯦꯡ ꯁꯣꯟ ꯇꯥꯔꯒ ꯑꯩꯅ ꯅꯨꯄꯤ ꯊꯤꯔ ꯃꯇꯝꯗ ꯍꯌꯦꯡ ꯑꯩꯅ ꯆꯦꯟꯕ ꯌꯥꯗ꯭ꯔ ꯃꯇꯝꯗ ꯏꯆꯥ ꯏꯁꯨ ꯂꯩꯔ ꯃꯇꯝꯗ ꯀꯔꯝ ꯀꯥꯟꯗ ꯑꯗꯨ ꯃꯇꯝꯗ ꯑꯩ ꯔꯤꯛꯁ ꯂꯧꯕ ꯉꯝꯃꯔꯣꯏ ꯑꯗꯨ ꯃꯇꯝꯗ ꯈꯣꯡꯒꯥꯛ ꯑꯦꯞ ꯊꯥꯡꯕꯒ ꯑꯩ ꯏꯆꯥꯒꯤ ꯈꯜꯂꯛꯇꯕ ꯌꯥꯔꯣꯏ ꯅꯣꯏꯒꯤ ꯈꯜꯂꯛꯇꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯅꯨꯄꯤ ꯈꯜꯂꯛꯇꯕ ꯌꯥꯔꯣꯏ ꯕꯠ ꯅꯥꯎ ꯑꯩ ꯍꯧꯖꯤꯛ ꯐ꯭ꯔꯤꯅꯦ ꯑꯩ ꯍꯧꯖꯤꯛ ꯕꯦꯆꯂꯔꯅꯦ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯀꯩꯝ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯃꯥꯡꯉꯁꯨ ꯌꯥꯔꯦ ꯑꯩꯅ ꯁꯤ ꯃꯇꯝꯁꯦ ꯔꯤꯛꯁ ꯂꯧꯍꯧꯗ꯭ꯔꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯧꯗꯣꯏꯅꯣ ꯁꯣ ꯁꯦꯝ ꯊꯤꯡ ꯐꯣꯔ ꯌꯨ ꯒꯥꯏꯁ ꯅꯨꯄꯤ ꯊꯤꯕ ꯌꯥꯎꯔꯕ ꯅꯤꯂꯀꯥꯟꯗ ꯁꯤ ꯀ꯭ꯂꯣꯖ ꯇꯧꯕꯅꯤ ꯀꯥꯟꯗ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀ꯭ꯂꯣꯖ ꯇꯧꯕ ꯑꯝꯇ ꯀꯅꯥ ꯅꯨꯄꯤ ꯊꯤꯔꯦ ꯀꯅꯥ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯈꯨꯠ ꯊꯥꯡꯒꯠꯂꯨ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩ ꯈꯨꯠ ꯊꯥꯡꯒꯠꯂꯨ ꯁꯨꯅꯤꯜ ꯄꯥꯔꯤ ꯔꯨꯖꯗꯥꯟ ꯀꯣ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯀꯣ ꯅꯨꯄꯤ ꯊꯤꯔꯕꯣ ꯄꯥꯔꯤ ꯅꯨꯄꯤ ꯊꯤꯔꯕꯣ थी सर ꯑꯣꯀꯦ ꯁꯨꯅꯤꯜ ꯊꯤꯔꯕꯣ ꯊꯤꯗ꯭ꯔꯤ ꯁꯔ ꯑꯣꯀꯦ ꯕꯦꯆꯂꯔ ꯉꯥꯛꯇꯅꯤꯀꯣ ꯗꯦꯠꯁ ꯐꯥꯏꯟ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯔꯤꯛꯁꯁꯦ ꯗꯕꯜ ꯑꯞ ꯇꯧꯕ ꯃꯇꯝꯅꯦ ꯍꯧꯖꯤꯛ ꯗꯕꯜ ꯑꯞ ꯑꯩꯁꯨ ꯍꯧꯖꯤꯛ ꯂꯧꯔꯤꯅꯦ ꯑꯩ ꯄꯨꯔꯥ ꯂꯧꯔꯤꯅꯦ ꯀꯩꯅꯣꯝꯗ ꯂꯧꯔꯤꯁꯦ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁꯁꯦ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯁꯦ ꯅꯣꯏꯅ ꯍꯧꯖꯤꯛ ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯅꯣꯏꯅ ꯍꯧꯖꯤꯛ ꯇꯧꯕ ꯌꯥꯕꯉꯩ ꯇꯧꯔꯣ ꯅꯣꯏꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯅꯣꯏꯗꯒꯤ ꯑꯩꯒꯤ ꯑꯉꯝꯕ ꯂꯦꯚꯦꯜꯉꯩ ꯂꯣꯏ ꯇꯧꯔꯅꯤ ꯕꯠ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯗ꯭ꯔꯤꯝꯗ ꯄꯨꯔꯥ ꯊꯥꯗꯔꯒꯦ ꯑꯩꯒꯤ ꯂꯥꯛꯏꯕ ꯄꯩꯁꯥ ꯑꯦꯚ꯭ꯔꯤꯊꯤꯡ ꯅꯣꯏꯒꯤꯗꯃꯛꯇ ꯂꯣꯏ ꯇꯧꯔꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯩꯅ ꯏꯟꯚꯦꯁ ꯇꯧꯊꯣꯛꯏꯕ ꯑꯩꯅ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯑꯣꯐꯂꯥꯏꯟꯗ ꯍꯧꯖꯤꯛ ꯑꯩꯅ ꯌꯨꯅꯤꯁꯦꯛ ꯁꯦꯂꯣꯟꯒ ꯍꯥꯡꯗꯣꯔꯛꯏ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯁꯤ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩꯒꯤ ꯅꯠꯇꯦ ꯁꯤ ꯇꯧꯔꯤꯁꯦ ꯑꯩꯅ ꯅꯣꯏ ꯃꯌꯥꯝ ꯉꯁꯤ ꯈꯪꯉꯣꯕꯀꯣ ꯃꯥꯏꯟꯁꯦ ꯈꯤꯇꯪ ꯇꯣꯡꯉꯥꯜꯂꯣꯕ ꯑꯩꯒꯤ ꯅꯠꯇꯦꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯃꯇꯝꯗ ꯑꯩꯅ ꯁꯤꯒꯤ ꯄꯩꯁꯥꯁꯤꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯄꯨꯈꯤꯕ ꯍꯌꯦꯡ ꯑꯩꯅ ꯁꯣꯏꯕ ꯉꯥꯡꯕ ꯌꯥꯎ ꯇꯥꯔꯁꯨ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤꯗꯃꯛꯇ ꯂꯩꯍꯧꯕ ꯗꯦꯠꯁ ꯃꯥꯏ ꯐꯥꯔꯁ ꯄ꯭ꯂꯥꯟ ꯅꯪꯒꯤ ꯐꯦꯃꯤꯂꯤꯒꯤ ꯍꯥꯟꯅ ꯈꯟꯗꯕ ꯌꯥꯗꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯐꯦꯃꯤꯂꯤꯒꯤ ꯍꯥꯟꯅ ꯈꯟꯗꯕ ꯌꯥꯗꯦꯀꯣ ꯐꯦꯃꯤꯂꯤꯒꯤ ꯍꯥꯟꯅ ꯈꯟꯗꯕ ꯌꯥꯗꯦ ꯀꯩꯅꯣ ꯅꯪ ꯆꯥꯎꯔꯕꯅꯦꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯩꯅ ꯍꯌꯦꯡ ꯑꯩꯅ ꯅꯥꯈꯤ ꯇꯥꯔꯁꯨ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯁꯤꯗꯒꯤ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ 20K 30K ꯗꯨꯅꯦ ꯇꯧ ꯂꯩ ꯇꯥꯔꯗꯤ ꯑꯩ ꯃꯥꯏꯟꯗ ꯈꯤꯇꯪ ꯁꯥꯟꯇꯤ ꯑꯣꯏꯅꯤ ꯁꯣ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯕꯤꯜ ꯇꯧꯔꯛꯑꯒ ꯁꯨꯃꯥꯏꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯁꯥꯟꯇꯤ ꯂꯩ ꯇꯥꯔꯗꯤ ꯑꯩ ꯃꯥꯏꯟ ꯁꯥꯟꯇꯤ ꯂꯩꯔꯦ ꯑꯩ ꯃꯥꯏꯟ ꯁꯥꯟꯇꯤ ꯂꯩ ꯇꯥꯔꯗꯤ ꯑꯩ ꯑꯇꯣꯞꯄ ꯄꯣꯠꯇꯒꯤ ꯑꯩ ꯕꯤꯖꯤꯅꯦꯁꯇ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯔꯦ ꯍꯥꯏꯕꯅꯦꯕ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯈꯪꯉꯣ ꯂꯣꯖꯤꯀꯦꯜ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯈꯪꯉꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯌꯥꯝꯁꯤꯡ ꯑꯃ ꯇꯧ ꯂꯩꯅꯣ ꯃꯨꯟꯅ ꯒ꯭ꯌꯥꯟ ꯇꯧꯀꯣ ꯈ꯭ꯋꯥꯏ ꯐꯔꯁꯇ ꯅꯪ ꯐꯦꯃꯤꯂꯤ ꯍꯥꯟꯅ ꯁꯤꯀ꯭ꯌꯣꯔ ꯑꯣꯏꯗꯣ ꯈ꯭ꯋꯥꯏ ꯐꯔꯁꯇ ꯅꯪ ꯍꯥꯟꯅ ꯁꯤꯀ꯭ꯌꯣꯔ ꯑꯣꯏꯒꯗꯕ ꯅꯪ ꯍꯥꯟꯅ ꯄꯩꯁꯥ ꯇꯥꯜꯂꯣ ꯅꯪꯒꯤ ꯕꯦꯡꯛꯇ ꯄꯩꯁꯥ ꯈꯔ ꯂꯩꯔꯣ ꯅꯪꯅ ꯍꯌꯦꯡ ꯂꯝ ꯆꯠꯅꯤꯡꯕ ꯇꯥꯔꯁꯨ ꯏꯃꯔꯖꯦꯟꯁꯤ ꯅꯪ ꯅꯥꯕ ꯌꯦꯛꯄ ꯇꯧ ꯇꯥꯔꯁꯨ ꯀꯅꯥ ꯈꯪꯅꯤ ꯅꯪ ꯍꯌꯦꯡ ꯅꯥꯔꯛꯑꯒ ꯅꯪꯒꯤ ꯈꯣꯡ ꯅꯥꯔꯛꯑꯦꯅ ꯈꯜꯂꯣꯅꯦ ꯈꯣꯡ ꯅꯥꯔꯛꯄꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣꯅꯦ ꯑꯝꯇꯪ ꯐꯥꯎꯅꯦ ꯑꯩ ꯐꯤꯜ ꯇꯧ ꯉꯝꯃꯦꯕ ꯃꯥ ꯑꯩ ꯈꯣꯡ ꯅꯥꯔꯦ ꯑꯝꯇꯪ ꯆꯥꯎꯔꯦꯕ ꯅꯪꯁꯦ ꯑꯩꯒꯤ ꯂꯥꯏꯌꯦꯡꯕꯒꯤ ꯄꯩꯁꯥ ꯈꯤꯇꯪ ꯄꯤꯌꯨ ꯍꯥꯏꯕ ꯅꯣꯏ ꯃꯥꯅ ꯋꯥꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯣꯏ ꯃꯥꯗ ꯂꯩꯔꯝꯃꯒꯗꯤ ꯐꯩ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯃꯉꯣꯟꯗ ꯀꯩ ꯐꯥꯎꯅꯤ ꯑꯗꯨꯒ ꯅꯉꯣꯟꯗꯁꯨ ꯀꯩ ꯐꯥꯎꯅꯤ ꯍꯥꯏꯕꯁꯦ ꯈꯜꯂꯨ ꯀꯩ ꯐꯥꯎꯅꯤ ꯍꯥꯏꯕꯁꯦ ꯈꯜꯂꯨ ꯑꯗꯨꯅ ꯁꯤꯁꯦ ꯈꯤꯇꯪ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯖꯦꯕꯀꯣ ꯈꯪꯉꯦ ꯅꯣꯏ ꯄꯩꯁꯥ ꯊꯣꯛꯇꯕ ꯀꯌꯥꯝ ꯌꯥꯎꯔꯣ ꯊꯣꯛꯅꯕꯅꯦ ꯑꯗꯨ ꯇꯧꯗꯣꯏꯁꯦꯕ ꯑꯗꯨꯅ ꯅꯣꯏꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯈꯤꯇꯪ ꯈꯜꯂꯨꯕꯀꯣ ꯈꯤꯇꯪ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯣꯕ
ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯟꯅ ꯈꯤꯇꯪ ꯑꯩꯒꯤ ꯁꯦꯚꯤꯡ ꯈꯤꯇꯪꯈꯛ ꯑꯦꯀꯥꯎꯟ ꯁꯦꯚꯤꯡ ꯍꯥꯏꯕꯗꯤ ꯄꯩꯁꯥꯗꯣ ꯁꯦꯚ ꯇꯧ ꯍꯥꯏꯕꯗꯤ ꯑꯦꯠꯂꯤꯁ ꯅꯪꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟꯗ ꯅꯪ ꯍꯧꯖꯤꯛ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅꯗꯤ ꯃꯤꯅꯤꯃꯝꯗ ꯂꯨꯄꯥ 50,000ꯗꯤ ꯅꯪꯒꯤ ꯕꯦꯡꯛꯇ ꯃꯤꯅꯤꯃꯝ ꯑꯦꯠ ꯑꯦꯅꯤ ꯀꯣꯁ 50,000ꯗꯤ ꯊꯝꯗ ꯌꯥꯄꯣꯠꯇꯦ ꯃꯤꯅꯤꯃꯝꯗ ꯀꯩꯒꯤꯅꯣ 50,000 ꯍꯥꯏꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥꯅꯦ ꯅꯠꯇ꯭ꯔꯥ ꯀꯣꯏꯕ ꯆꯠꯅꯤꯡꯉꯛꯀꯅꯤ ꯅꯨꯄꯤ ꯀꯣꯏꯅꯤꯡꯉꯛꯀꯅꯤ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯀꯩꯕ ꯅꯣꯡ ꯐꯥꯗꯣꯛ ꯏꯃꯥꯟꯅꯕ ꯄꯨꯅꯤꯡꯉꯛꯀꯅꯤ ꯑꯗꯒꯤꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯗ꯭ꯔꯦꯁ ꯂꯩꯅꯤꯡꯉꯛꯀꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯅꯥꯕ ꯌꯥꯎꯔꯛꯀꯅꯤ ꯄꯩꯁꯥ ꯁꯠꯇꯅꯤꯡꯉꯥꯏ ꯋꯥ ꯂꯩꯄꯣꯠꯇꯦꯕ ꯑꯗꯨ ꯅꯨꯄꯥꯅ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯋꯥꯈꯟ ꯊꯣꯛꯇꯕ ꯃꯇꯥꯡꯁꯦ ꯀꯩ ꯃꯇꯥꯡ ꯊꯣꯛꯇꯒꯦ ꯑꯩ ꯍꯥꯏꯔꯛꯀꯦ ꯀꯩꯅꯣ ꯑꯩ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗꯤ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯑꯩ ꯅꯨꯄꯤ ꯅꯠꯇꯕꯅꯤꯅ ꯅꯨꯄꯥꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯑꯩꯈꯣꯏ ꯋꯥꯈꯟ ꯊꯣꯛꯇꯕ ꯃꯇꯥꯡꯁꯦ ꯀꯩꯗꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯩꯁꯥꯁꯤꯅ ꯂꯩꯔꯛꯇꯕ ꯃꯇꯝꯗ ꯋꯥꯈꯟ ꯊꯣꯛꯂꯛꯑꯣꯏꯕ ꯃꯅꯤꯁꯦ ꯂꯩꯔꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯦ ꯄꯨꯔꯥ ꯄꯨꯡꯆꯥꯏ ꯆꯥꯏꯕ ꯃꯇꯥꯡꯅꯦ ꯑꯩꯈꯣꯏ ꯑꯣꯏꯗꯣꯏꯁꯦ ꯈꯪꯕ꯭ꯔꯥ ꯄꯨꯡꯆꯥꯏ ꯆꯥꯏꯕ ꯋꯥꯈꯟꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯀꯩꯅꯣ ꯅꯦꯛꯁ ꯁ꯭ꯇꯦꯞꯁꯦ ꯀꯩꯅꯣ ꯈꯪꯗꯕ ꯄꯣꯠ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯄꯩꯁꯥꯁꯦ ꯂꯩꯔꯒꯗꯤ ꯍꯣꯏ ꯄꯩꯁꯥ ꯂꯩꯔꯒꯗꯤ ꯃꯊꯥꯁꯦ ꯌꯥꯝ ꯁꯥꯏꯀꯣ ꯕꯤꯖꯤꯅꯦꯁꯁꯦ ꯁꯨꯝ ꯆꯥꯎꯈꯠꯂꯀꯥꯟꯗ ꯃꯊꯥ ꯁꯥꯅꯤꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩ ꯑꯗꯨ ꯌꯧꯔꯦ ꯍꯥꯏꯕꯗꯤ ꯕꯠ ꯑꯩꯅ ꯍꯧꯖꯤꯛ ꯍꯪꯉꯦ ꯉꯔꯥꯡ ꯑꯩ ꯐ꯭ꯔꯦꯟ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯗ ꯑꯩ ꯃꯉꯣꯟꯗ ꯍꯪꯉꯦꯕ ꯃꯥꯅ ꯍꯥꯏꯌꯦꯕ ꯅꯪ ꯑꯩꯉꯣꯟꯗ ꯕꯤꯖꯤꯅꯦꯁ ꯑꯥꯏꯗꯤꯌꯥ ꯈꯤꯇ ꯄꯤꯔꯛꯑꯣ ꯑꯩ ꯄꯩꯁꯥ ꯈꯤꯇ ꯇꯥꯟꯒꯦ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦ ꯄꯩꯁꯥ ꯇꯥꯜꯂ ꯑꯩꯁꯨ ꯈꯤꯇꯪ ꯋꯥꯈꯟꯁꯦ ꯅꯨꯡꯉꯥꯏꯇꯕ ꯌꯥꯗꯦ ꯑꯩ ꯍꯥꯏꯌꯦꯕ ꯅꯪ ꯄꯩꯁా ꯇꯥꯜꯂ ꯅꯪ ꯈꯜꯂꯤꯁꯦ ꯄꯩꯁꯥꯗ ꯅꯨꯡꯉꯥꯏꯔꯦ ꯁꯤꯔꯣ ꯁꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯩ ꯃꯉꯣꯟꯗ ꯍꯪꯉꯦꯕ ꯅꯠꯇꯦ ꯄꯩꯁꯥ ꯂꯩꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯥ ꯍꯥꯏꯁꯦ ꯆꯨꯝꯃꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯌꯦꯕ ꯄꯩꯁꯥ ꯍꯥꯏꯕꯁꯦ ꯄꯩꯁꯥꯅ ꯁꯦꯇꯤꯁꯐꯦꯛꯁꯟ ꯀꯩꯁꯨ ꯄꯤꯗꯦꯕ ꯑꯩ ꯃꯤꯂꯤꯅꯤꯌꯔ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤꯀꯣ ꯑꯦꯠꯂꯤꯁ ꯑꯩ ꯏꯁꯥꯒꯤ ꯀꯣꯝꯅ ꯁꯤꯖꯤꯟꯅꯕ ꯄꯣꯠꯇꯤ ꯂꯩꯌꯦꯕ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯄꯣꯠꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯑꯩꯅ ꯑꯍꯥꯟꯕ ꯄꯩꯁꯥ ꯇꯥꯟꯈꯠꯂꯛꯄ ꯃꯇꯝꯗ ꯑꯩ ꯀꯩꯗꯧꯏ ꯈꯪꯕ꯭ꯔꯥ ꯋꯥꯔꯤ ꯈꯔ ꯍꯥꯏꯔꯛꯀꯦꯕ ꯄꯩꯁꯥꯁꯦ ꯁꯨꯝ ꯂꯩꯔꯒꯅ ꯄꯩꯁꯥꯁꯦ ꯅꯪ ATMꯁꯦ ꯌꯥꯎꯕꯁꯦ ꯏꯁꯥꯁꯦ ꯌꯥꯝ ꯍꯩꯅꯗꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯍꯩꯅꯗ꯭ꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯎꯔꯝꯗ꯭ꯔꯒ ꯌꯥꯎꯔꯛꯄꯁꯦ ꯌꯥꯝ ꯍꯩꯅꯗꯦꯕ ꯀꯩꯅꯣ ꯍꯥꯏꯒꯦ ꯍꯧꯖꯤꯛꯇꯤ ꯇꯧꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯣꯠꯁꯦ ꯁꯤ ꯂꯩꯊꯣꯛꯎꯔꯒꯦ ꯁꯤꯁꯤꯅ ꯐꯔꯅꯤ ꯁꯤ ꯇꯧꯔꯨꯔꯒꯦ ꯍꯥꯏꯕꯁꯦ ꯋꯥꯈꯜꯁꯦ ꯐꯥꯎꯔꯛꯀꯅꯤꯕ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯗꯨꯀꯥꯟ ꯆꯪꯕ ꯂꯦꯞꯄꯦꯕ ꯀꯩꯒꯤꯅꯣ ꯑꯩ ꯗꯨꯀꯥꯟ ꯆꯪꯕ ꯂꯦꯞꯄꯤꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯑꯩ ꯍꯧꯖꯤꯛ ꯗꯨꯀꯥꯟ ꯑꯝꯇꯕꯨ ꯆꯪꯉꯨꯔ ꯀꯩꯅꯣꯝ ꯂꯩꯔ ꯊꯣꯛꯂꯛꯀꯅꯤꯕ ꯑꯩ ꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯋꯤꯅꯦ ꯑꯩ ꯗꯨꯀꯥꯟ ꯁꯨꯡꯆꯪ ꯆꯪꯗꯦꯕ ꯑꯩ ꯗꯨꯀꯥꯟ ꯁꯨꯡꯆꯪ ꯆꯪꯗꯦꯕ ꯉꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤꯁꯦ ꯑꯩꯒꯤ ꯐ꯭ꯔꯦꯟꯅ ꯑꯩꯒꯤ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔꯁꯤꯅ ꯍꯥꯏꯌꯦꯕ ꯉꯁꯤꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯦꯂꯨꯟꯁꯤꯒꯤ ꯄ꯭ꯔꯗꯛ ꯃꯌꯥꯝꯗꯣ ꯌꯦꯡꯉꯨꯔꯁꯦ ꯍꯥꯏ ꯑꯣꯀꯦ ꯆꯠꯂꯦ ꯑꯌꯨꯛꯇ ꯀꯣ ꯗꯨꯀꯥꯟ ꯆꯪꯉꯀꯥꯟꯁꯤꯗ ꯃꯥ ꯍꯥꯏꯁꯦ ꯑꯗꯨꯝ ꯄ꯭ꯔꯗꯛꯁꯦ ꯑꯗꯨꯝ ꯂꯨꯄꯥ 5,000-6,000 ꯑꯗꯨꯝ ꯂꯣꯏꯔꯅꯤꯗ ꯁꯤꯅꯦ ꯂꯥꯛꯑꯣ ꯐꯔꯦ ꯂꯩꯔꯨꯔꯁꯤ ꯌꯦꯡꯉꯁꯤ ꯂꯩꯔꯗꯤ ꯌꯥꯔꯦ ꯁꯤꯅꯦ ꯂꯥꯁ ꯑꯩ ꯁꯝ ꯀꯛꯄ ꯑꯉꯥꯡꯁꯦ ꯄꯨꯔ ꯆꯠꯂꯦꯕ ꯄ꯭ꯔꯗꯛ ꯃꯌꯥꯝꯁꯦ ꯄꯨꯊꯣꯔꯛꯑꯦꯕ ꯑꯩ ꯍꯤꯁꯥꯞꯁꯦ ꯄꯥꯈꯠꯂꯛꯀꯥꯟꯗ ꯂꯨꯄꯥ 13,000-14,000 ꯌꯧꯁꯟꯈ꯭ꯔꯦꯕ ꯑꯩꯁ ꯁꯤ ꯀꯩꯅꯣ 13,000-14,000 ꯁꯤꯅꯦ ꯑꯩ ꯃꯉꯣꯟꯗ ꯍꯪꯉꯦ ꯂꯩꯔꯁꯤ ꯍꯥꯏꯔ ꯁꯤꯅꯦꯕ ꯂꯩꯔꯁꯤ ꯁꯤꯅꯦ ꯑꯩꯁꯨ ꯀꯩꯝ ꯈꯟꯗ꯭ꯔꯦꯕ ꯑꯗꯣ ꯑꯩꯁꯦ ꯀꯥꯔꯠꯇꯩ ꯄꯩꯁꯥ ꯊꯤꯗꯣꯛꯑꯝꯃꯒ ꯆꯠꯂꯦ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ 13,000-14,000 ꯄꯤꯊꯣꯛꯄꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯕꯠ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯠꯁꯦ ꯀꯩꯅꯣ ꯃꯇꯝꯗ ꯁꯤꯅꯦꯕꯀꯣ ꯑꯩ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯅꯦꯕ ꯑꯩ ꯈꯪꯉꯦꯕ ꯈꯔ ꯑꯗꯨꯝ ꯐꯥꯎꯔꯦ ꯑꯩ ꯑꯗꯨꯝ ꯐꯥꯎꯔꯦ ꯁꯤ ꯂꯩꯗꯕ ꯌꯥꯗꯕ ꯄꯣꯠꯇꯤ ꯂꯩꯅꯦꯕ ꯑꯩ ꯕꯦꯠ ꯏꯟꯚꯦꯁꯠꯃꯦꯟ ꯅꯠꯇꯦꯕ ꯑꯗꯨ ꯀꯩꯅꯣꯝꯗ ꯆꯪꯉꯨꯔꯕ ꯑꯩ ꯍꯧꯖꯤꯛ ꯄꯣꯠꯁꯦ ꯀꯩꯅꯣꯝ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝ ꯂꯩꯗꯅ ꯊꯣꯛꯂꯛꯇꯕ ꯌꯥꯎꯗꯦ ꯑꯗꯨꯅ ꯑꯩ ꯁꯨꯡꯆꯪ ꯆꯪꯗꯦꯕ ꯍꯧꯖꯤꯛ ꯁꯨꯡꯆꯪ ꯆꯪꯗꯦꯕ ꯌꯥꯔꯤꯉꯩ ꯆꯪꯗꯦ ꯀꯩꯅꯣ ꯑꯩ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ ꯏꯟꯚꯦꯁꯠꯃꯦꯟꯁꯦ ꯑꯩꯒꯤ ꯄꯩꯁꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯑꯩꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯆꯪꯉꯨꯔꯦꯕ ꯁꯤꯁꯨ ꯆꯪꯕ ꯂꯦꯞꯄ ꯇꯣꯛꯑꯦꯀꯣ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯃꯌꯥꯝꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯄꯣꯁ ꯍꯧꯖꯤꯛ ꯑꯩꯁꯦ ꯀꯩꯅꯣꯗ ꯈꯔ ꯉꯥꯎꯋꯦ ꯐ꯭ꯔꯦꯒ꯭ꯔꯦꯟꯁꯀꯨꯝꯕ ꯄꯔꯐ꯭ꯌꯨꯝꯒꯨꯝꯕꯗ ꯈꯔ ꯉꯥꯎꯋꯦ ꯄꯔꯐ꯭ꯌꯨꯝ ꯆꯠꯂꯨꯕꯁꯦ ꯄꯔꯐ꯭ꯌꯨꯝꯁꯦ ꯆꯪꯉꯨꯕꯁꯦ ꯁꯄꯣꯁ ꯑꯩꯅ ꯄꯔꯐ꯭ꯌꯨꯝꯁꯦ ꯂꯨꯄꯥ 10,000 ꯄꯤꯕ ꯄꯔꯐ꯭ꯌꯨꯝ ꯑꯃ ꯊꯦꯡꯅꯔꯦꯕ 2,000 ꯄꯤꯕ ꯄꯔꯐ꯭ꯌꯨꯝ ꯑꯃ ꯊꯦꯡꯅꯔꯦꯕ ꯃꯤ ꯃꯥꯔꯀꯦꯇꯤꯡꯗꯤ ꯃꯣꯏꯗꯤ ꯕꯖꯦꯠꯇ ꯎꯠꯁꯜꯂꯛꯀꯗꯣꯏꯅꯤ ꯃꯣꯏ ꯎꯠꯁꯜꯂꯛꯀꯗꯣꯏꯅꯤ ꯁꯤꯅ ꯐꯕꯅꯤ ꯉꯥꯛꯇꯪꯗ ꯕ꯭ꯂꯥꯏꯟꯅꯦꯕ ꯑꯩꯅ ꯑꯣꯏꯁꯦ ꯃꯅꯝꯗꯣ ꯇꯥꯗ ꯑꯩꯁꯦ ꯄꯨꯔꯥ ꯕ꯭ꯂꯥꯏꯟꯅꯦ ꯑꯩꯁꯦ ꯁꯤꯗꯤ ꯂꯩꯕꯗ ꯐꯔꯦ ꯁꯤꯗꯤ ꯀꯥꯟꯅꯔꯅꯤ ꯑꯗꯨ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯉꯥꯛꯇꯪꯒꯤ ꯁꯦꯇꯤꯁꯐꯦꯛꯁꯟ ꯄꯤꯅꯤ ꯉꯥꯛꯇꯪꯒꯤ ꯍꯔꯥꯎꯍꯜꯂꯤꯅꯦꯕ ꯑꯁ ꯄꯔꯐ꯭ꯌꯨꯝ ꯑꯃ ꯂꯩꯊꯣꯛꯎꯔꯦ ꯃꯅꯝ ꯁꯤꯁꯦ ꯑꯣꯏꯔꯦ ꯕꯠ ꯅꯣꯡꯉꯥꯜꯂꯀꯥꯟꯗꯗꯤ ꯄꯥꯝꯃꯨꯔꯛꯑꯅꯤꯕ ꯉꯔꯥꯡꯒꯤ ꯄꯔꯐ꯭ꯌꯨꯝꯗ ꯀꯩꯗꯧꯕꯩ ꯄꯩꯁꯥ ꯂꯩꯊꯣꯛꯏꯅꯣ ꯄꯨꯡ ꯄꯥꯝꯃꯨꯒꯗ꯭ꯔꯥ ꯈꯜꯂꯛꯑꯅꯤꯕ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯩ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩ ꯀꯦꯁ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦꯕ ꯅꯣꯏ ꯉꯛꯀꯅꯤ ꯑꯩ ꯀꯦꯁ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦꯕ ꯏꯚꯟ ꯑꯩ ꯖꯤꯄꯦꯁꯦ ꯍꯧꯖꯤꯛ ꯂꯧꯊꯣꯛꯑ ꯊꯝꯃꯦ ꯑꯩ ꯖꯤꯄꯦꯕꯨ ꯌꯥꯝ ꯁꯤꯖꯤꯟꯅꯗꯦ ꯑꯩ ꯀꯥꯔꯠꯅꯦ ꯄꯨꯔꯤꯁꯦ ꯀꯩꯅꯣ ꯀꯥꯔꯠ ꯄꯨꯔ ꯆꯠꯄꯩ ꯀꯥꯟꯅꯕꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯤꯉꯣꯟꯗ ꯀꯥꯔꯠ ꯄꯦꯃꯦꯟꯁꯦ ꯌꯥꯝ ꯂꯩꯇꯦꯕ ꯀꯥꯔꯠ ꯄꯦꯃꯦꯟ ꯂꯩꯔꯝꯗꯕ ꯃꯇꯝꯗꯗꯤ ꯊꯤꯛ ꯌꯥꯝ ꯀꯜꯂꯦꯒ ꯍꯥꯏꯕꯁꯦ ꯍꯌꯦꯡ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯂꯩꯗꯅ ꯇꯣꯛꯄ ꯀꯌꯥꯝ ꯌꯥꯎꯔꯤꯅꯦꯕ ꯁꯣ ꯑꯩꯒꯤ ꯀꯟꯇ꯭ꯔꯣꯜ ꯑꯃꯁꯦ ꯑꯩ ꯏꯁꯥꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯩꯅ ꯂꯥꯛꯏꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯃꯅꯤꯁꯦ ꯑꯗꯨꯅ ꯅꯣꯏ ꯃꯌꯥꯝ ꯈꯪꯒꯗꯕꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯗꯤ ꯅꯁꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯦ ꯅꯁꯥꯒꯤ ꯑꯣꯏꯕ ꯏꯃꯔꯖꯦꯟꯁꯤꯗ ꯀꯩꯅꯣ ꯇꯧꯅꯕ ꯄꯣꯠꯁꯦ ꯍꯥꯟꯅ ꯊꯝꯃꯛꯄ ꯁꯤ ꯊꯝꯃꯛꯑꯀꯥꯟꯗ ꯅꯦꯛꯁ ꯁ꯭ꯇꯦꯞꯇ ꯅꯪ ꯈꯟꯒꯗꯕꯁꯦ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯔꯀꯥꯟꯗ ꯕꯤꯖꯤꯅꯦꯁꯇ ꯇꯥꯜꯂꯛꯑꯀꯥꯟꯗ ꯁꯤꯒꯤ ꯑꯩꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯟꯁꯦ ꯑꯦꯠꯂꯤꯁ ꯑꯩꯉꯣꯟꯗ 50,000 ꯂꯩ ꯑꯩ ꯏꯃꯔꯖꯦꯟꯁꯤ ꯂꯥꯛꯇꯥꯔꯁꯨ ꯑꯩꯉꯣꯟꯗ ꯄꯣꯠ ꯑꯃ ꯂꯥꯛꯇꯥꯔꯁꯨ ꯑꯩꯉꯣꯟꯗ ꯁꯤꯗꯤ ꯂꯩꯔꯅꯤ ꯌꯥꯔꯦ ꯕꯦꯀꯞꯇ ꯊꯝꯃꯦ ꯁꯤ ꯄꯣꯠꯁꯦ ꯑꯩ ꯇꯆ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯦꯅꯤ ꯍꯥꯎ ꯂꯥꯛꯇꯥꯔꯁꯨ ꯑꯩ 50,000 ꯇꯆ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯇꯆ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗꯦ 30,000 50,000 ꯑꯩ ꯇꯆ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯃ ꯈꯥꯏꯗꯣꯛꯑ ꯊꯝꯒꯗꯕ ꯄꯩꯁꯥ ꯂꯩꯔꯀꯥꯟꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨ ꯈꯥꯏꯗꯣꯛꯑꯀꯥꯟꯗ ꯅꯪꯅ ꯑꯗꯨꯒꯤ ꯅꯦꯛꯁ ꯁ꯭ꯇꯦꯞꯇ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯅꯪꯒꯤ 50K ꯑꯗꯨ ꯂꯩꯇꯥꯔꯗꯤ ꯅꯦꯛꯁ ꯁ꯭ꯇꯦꯞꯇ ꯋꯥꯠ ꯏꯁ ꯗ ꯅꯦꯛꯁ ꯁ꯭ꯇꯦꯞ ꯑꯩ ꯄꯩꯁꯥ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯄꯩꯁꯥ ꯂꯥꯛꯏꯕ ꯄꯣꯠꯁꯤꯗ ꯑꯩ ꯀꯥꯏꯗ ꯏꯟꯚꯦꯁꯠ ꯇꯧꯕ ꯌꯥꯏ ꯀꯥꯏꯗꯒꯤ ꯑꯩ ꯏꯟꯀꯝ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯌꯥꯏ ꯑꯜꯄꯦꯁ ꯇꯥꯕ꯭ꯔꯥ
उइरा उइदेदा ताय I am watching okay ꯑꯩꯅ ꯍꯥꯏꯖꯦ ꯑꯗꯨꯅꯀꯣ ꯅꯪ 50K ꯍꯧꯖꯤꯛ ꯂꯩꯈ꯭ꯔ 50K ꯂꯩꯔꯀꯥꯟ ꯅꯦꯛꯁ ꯁ꯭ꯇꯦꯞꯇ ꯅꯪ ꯍꯧꯖꯤꯛ ꯑꯩ ꯌꯥꯎꯔꯛꯀꯅꯤ ꯍꯧꯖꯤꯛ ꯇꯤꯝ ꯕꯤꯜꯗꯤꯡꯒꯤ ꯃꯔꯝꯗꯁꯨ ꯍꯥꯏꯔꯛꯀꯅꯤꯀꯣ ꯅꯦꯛꯁ ꯁ꯭ꯇꯦꯞꯇ ꯅꯪ ꯅꯊꯟꯗꯅ ꯄꯩꯁꯥ ꯂꯣꯏ ꯂꯩꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯅꯪꯒꯤ ꯄꯩꯁꯥꯁꯦ ꯈꯔ ꯂꯥꯛꯑꯀꯥꯟꯗ ꯑꯩ ꯀꯥꯏꯗ ꯏꯟꯚꯦꯁט ꯇꯧꯕ ꯌꯥꯒꯦ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯩ ꯀꯥꯏꯗ ꯑꯩꯒꯤ ꯄꯩꯁꯥꯁꯦ ꯃꯆꯥ ꯄꯣꯛꯊꯣꯛ ꯌꯥꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯌꯥꯔꯦꯕ खर सर्विस होगा बिजनेस होगा बट सीधा कानगिरोगे नेलकान शेयर तरो कानद्रिकाने वडी तो शेयर तरो के राहुल ज्ञान ताइको सिंजे को सिंजे नेगा शेयर तरो ओके how to build businesses so I hack to how to build businesses lo idribuko how to build businesses so quite first adi nangi income stream ma hana semba nangi income stream the whether nangi service hoyunu whether nangi product hoyunu adu da hana focus to kana service paisa de khar la hanba adu paisa la kana paisa la ko matam changani adu dagi nanga 3 4 paisa la e ha kana nanga sagi hojiki 50K gumba nangi security je nanga sana hold to thamba matungda ब्रोक चतनमनी हाइजे को ब्रोक चलदे मु तुए मु पैसा तो तानबा होरेगा ब्रोक चत की बाइब से क्वाइ फतब पोने को दुना ब्रोक सुगा चतनबा 50K गुम नंगी से थम मतुंगदा नेक्स्ट ता करम मफम दे इन्वेस्ट तो याबी इन्वेस्ट तो बाइब से नंगी बिजनेस मचा होइबे अदगी नंगना नंग पुनमना मानबना सपोज रेस्टोरेंट मचा मोइबे एग्जांपल ने तो है नतेबा अदगी दी केनो मचा मोइबे कईगुम दुकान मचा मोइबे मीने खलकनी दुकान हांग कमाई बिजनेस में होइदनो आई दे दु मोइनिंग दे पूरा हाई फाई बिजनेसमैन होइनिंग नो ब्रो ना हाई तो नोइ ला ले हाई कदि कई नो हाई फाई बिजनेस तो ओइद्रिकान ख्वाइ फर्स्ट अदि लो क्वालिटी की बिजनेस हाना बिल्ड तौगदमने हाई फाई नंगना पामेबा आई खंगे कनो कनाना अंबानी ओइंगदो कना याव कनाना एलन मस्क ओइंगदो कना लेखि अदे कनाना अमेज़न दौना बिल्ड तौनिंगदो मी कना लेखि याव नोइ मरते याव ओइंगदे हाइ मी याव बमते यंग याव बमते याव निमते यावे हाइरो निमते याव ब्रो यावद्रे को सेंगे क्लियर ओइनारे को अदुने अरु तानि नसाना खल्लो मोइना बिल्ड तौद्रिकान चाही अमेज़न चाही केनो चंगिजे अमेज़न 1992 दे लॉन्च तौरैजे तु चाही क्या सुरेजे 8 18 28 32 years चुमे आई कैलकुलेट तो चुमी को 32 years 1992 दो 32 years सुरमनी माय गेरेज तौदोइन 32 years सुरे को 32 years से फागिरो 32 years मा कैम थेंगरंगने अदु खलो अदुना नोइना बिल्ड तौरिंग एम्पायर दो हेते यौनी हैब लेतेबा पोतो ज्ञान ताउ मुन्ना ज्ञान ताउ को मचा मचा बिल्ड तौर काने इनकम सोर्स तो चौकला काने पैसा दुना सुम लाक्तारदी हाना नंग लुपा लिसिंग तरा लांबा पोतो इनकम सोर्स सोम दा अमदा थैदोखरगा पैसा खर लाक मतम कार लो कार EMI दा लोनिंग मी जोर कने दुम कार थौनिंगकपा दगिदी SUV थौगे दगिदी सी तौगे हाइबा दुम योरकनी यावकनी यावरोय नकांदा मयाम की sak amte yenge amta abda si amta close to amta maya je kai khali amta yenge amta close to paisa khara lakpa matamda car achobo thongning oidro hojiksu car thongning mi yawngone achobo SUV thongning mi yawngone yawbra yawdabra hairon ku thangalo yawden thar loi thongning ko car loi thongning ko mi loi car thongning ko loi thongning ma ta ne so control to bom darga ta ko ai ju car thongning e hoji ai car thogi adui tar su aina pamba car lei aju thongning e ai pamba car do kharsa tongning de kai no kharsa tongning de EMI da lobi ai EMI do dan khallo 7 years EMI suppose nang hire de suppose अल्पेश लागे अल्पेश पानी वरी साव तो इन वरी साव पोने सीजे को अल्पेश हजिक पामी जे थौनिंग दे आइदि तोंनिंग एबो ओके अदुसु याइ केम काइदे होइने तोंगासु नंग तोंगासु याइ केम काइदे गाड़ी दि नंगिनि बोजु ए हाकेबो सो अल्पेश नै ओंदा हायो अल्पेश माई माई ड्रीम कार से मा MG हेक्टर थौनिंग हायो के बताबरा के बकैनो कैमरा ऑफ तौर थमी दुबो ताइसा ऐसे एकदम मम्बा मम्बा ओके सो कार MG हेक्टर थौनिंग हायो सो MG हेक्टर थौरजे फरेबो अइना हायरेबो हजिकती EMI की EMI पीगे ngata हजिकते नंग MG हेक्टर लाख अनि थिउरो लाख अनि थिउरगा नंगी केनो चे चांग लोइ लैतारदी थौदोरो दुम MG हेक्टर दुगा EMI जो सही तरेत के दुम लुपा लिसिंग कुन मा दे लिसिंग कुथरा बु थिरो उन थिरो कई मा लाख कुन की प्राइस ने लाख कुन की गाड़ी ने को लाख कुन की गाड़ी दुम खलो न सही तरेत थिब दुम लुपा लिसिंग कुथरा थिदु ने नंतन खलो लिसिंग कुंथरा EMI जो सही तरेत थिरे दिन कमाई तोनि त खलो अदुकी लिसिंग कुंथरा दो ngaktangi den nuai den ai karam thoroge nen thwa nang cho thoro nei re tholok tu ne ba ai MG hector thoren tholok tu ne sei mane ngatang feel good oju ne ba but matam yoro kan lising kuntra phakpa matam yoro kan thamoi ti kai du ne yawra bane si ko ai EMI thi matam da lupa lising tare ka thi matam da haish kai no lising tare kya rak nu phak tu je ngon da hai position khala ka du ne kyam nuai matam da chungu nuai nangi paisa change nang lising kai change ba tang ma yok da lupa lising kuntra phak khran lising kun khak le mauran thamoi je पूरा कायदन थमोई से पूरा कायद अदु थमोई तो कायद चही क्या सही तरह की थमोई कायदुने बट अगेन पैसा तान दुने नंग पैसा तान दुने पैसा तान बदो नंग हिंगल kan थी दुने अदुबु
ꯁꯤꯌꯣꯔꯤꯇꯤꯗꯤ ꯑꯝꯇ ꯑꯣꯏꯗꯦꯗꯅ ꯁꯤꯌꯣꯔꯤꯇꯤ ꯑꯝꯇ ꯑꯣꯏꯕ ꯅꯠꯇꯦꯕ ꯆꯍꯤ 8ꯇ ꯅꯪ ꯍꯣꯏ ꯅꯪꯅ ꯈꯜꯂꯛꯀꯅꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯈꯟꯕ ꯌꯥꯏꯕ ꯁꯥꯖꯤꯠ ꯑꯃ ꯈꯟꯕ ꯌꯥꯏꯕ ꯆꯍꯤ 8 ꯅꯠꯇꯦꯗ ꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯄꯩꯁꯥ ꯇꯥꯟꯗꯣꯏ ꯂꯩꯔ ꯄꯣꯠꯅꯤ ꯊꯧꯗꯣꯛꯑꯒꯦ ꯆꯍꯤ 1 2 ꯋꯥꯗꯣꯏ ꯃꯉꯥꯏ ꯑꯗꯨꯒ ꯆꯍꯤ 5ꯁꯤ ꯑꯗꯨꯝ ꯀ꯭ꯂꯣꯖ ꯇꯧꯁꯟꯈ꯭ꯔꯒ ꯑꯗꯨꯝ ꯄꯩꯁꯥ ꯑꯆꯧꯕ ꯑꯃ ꯊꯤꯗꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯁꯤ ꯈꯟꯗꯣꯏꯅꯦꯕ ꯈꯟꯗꯣꯏꯅꯦ ꯁꯤ ꯈꯟꯗꯣꯏꯅꯦ ꯁꯤ ꯑꯩꯁꯨ ꯈꯟꯕ ꯄꯣꯠꯅꯦꯕ ꯅꯪ ꯈꯟꯗꯣꯏꯅꯦꯕ ꯕꯠ ꯋꯥꯠ ꯏꯐ ꯅꯪꯒꯤ ꯂꯥꯏꯐꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯗꯟ ꯀꯩꯅꯣꯝꯃ ꯊꯣꯛꯂꯛꯑꯦꯕ ꯂꯣꯟꯗ ꯂꯧꯈꯠꯄ ꯂꯥꯛꯑꯅꯤ ꯏꯖꯠ ꯂꯣꯏꯔꯅꯤ ꯑꯗꯒꯤꯗꯤ ꯅꯪ ꯕ꯭ꯔꯣꯛ ꯆꯠꯂꯅꯤ ꯃꯊꯥ ꯁꯥꯕꯗ ꯗꯤꯄ꯭ꯔꯦꯁ ꯑꯣꯏꯔꯅꯤ ꯌꯨꯝꯒꯤ ꯐꯦꯃꯤꯂꯤ ꯅꯪ ꯄ꯭ꯔꯦꯁꯔ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯃꯔꯣꯏ ꯁꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯅꯣꯏ ꯃꯌꯥꯝꯗ ꯁꯤ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩ ꯍꯥꯏꯒꯦꯕ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯗꯤ ꯁꯤꯒꯨꯝꯕ ꯃꯥꯏꯟꯁꯦ ꯍꯥꯟꯅ ꯃꯦꯞ ꯑꯥꯎꯠ ꯇꯧꯔꯛꯑꯣꯕ ꯅꯪ ꯃꯥꯏꯟꯗꯀꯣ ꯅꯣ ꯐꯦꯟꯁꯤ ꯊꯤꯡꯁ ꯑꯩꯅ ꯑꯐꯣꯔꯠ ꯇꯧ ꯉꯝꯗꯕ ꯀꯥꯔꯗꯣ ꯑꯩ ꯀꯩꯗꯧꯕꯩ ꯂꯩꯗꯣꯏꯅꯣ ꯏꯐ ꯅꯪꯅ ꯂꯥꯛ 10ꯒꯤ ꯀꯥꯔꯗ ꯑꯐꯣꯔꯠ ꯇꯧ ꯉꯝ ꯇꯥꯔꯗꯤ ꯂꯩꯔꯣ ꯂꯥꯛ 10ꯒꯤ ꯊꯧꯔꯣ ꯕꯠ ꯂꯥꯛ 10ꯒꯤ ꯀꯥꯔꯗ ꯑꯐꯣꯔꯠ ꯇꯧ ꯉꯝꯗꯕ ꯂꯥꯛ 30ꯒꯤ ꯑꯐꯣꯔꯠ ꯇꯧ ꯉꯝꯗꯕ ꯀꯥꯔꯗꯣ ꯅꯪ EMI ꯂꯧꯁꯜꯂ ꯍꯌꯦꯡ ꯂꯣꯟꯗ ꯃꯤꯅ ꯑꯗꯨꯝ ꯄꯨꯔ ꯆꯠꯈꯤꯗꯕ ꯄꯣꯠ ꯅꯪ ꯏꯖꯠ ꯂꯣꯏꯒꯗꯕ ꯄꯣꯠꯇꯣ ꯇꯧꯕꯗ ꯌꯥꯗꯦꯕ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯅꯪꯒꯤ ꯏꯟꯀꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯠꯇꯣꯏꯅꯦꯕ ꯏꯐ ꯑꯩꯅ 50K ꯇꯥꯟ ꯇꯥꯔꯗꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅꯤꯀꯣ ꯑꯩꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤꯅꯤ ꯅꯣꯏꯗ ꯎꯠꯂꯛꯏꯁꯦ ꯑꯩꯅ 50K 80K 1 ꯂꯥꯛ ꯇꯥꯜꯂꯦ 1.5 ꯇꯥꯜꯂꯦ 2 ꯂꯥꯛ ꯇꯥꯜꯂꯦ ꯖꯣꯕꯤꯌꯣ ꯇꯥꯜꯂꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯅ ꯁꯤꯗꯩꯁꯦ ꯑꯩꯒꯤ ꯌꯨꯝꯒꯤ ꯊꯤꯈ꯭ꯔꯀꯥꯟꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯤꯜ ꯊꯤꯈ꯭ꯔꯀꯥꯟꯗ ꯌꯨꯝꯒꯤ ꯁꯤ ꯂꯣꯏ ꯄꯤꯈ꯭ꯔꯀꯥꯟꯗ ꯆꯥꯅ ꯊꯛꯅꯕ ꯑꯗꯒꯤ ꯑꯩꯒꯤ EMI ꯅꯨꯡꯉꯥꯏ ꯊꯤꯈ꯭ꯔꯀꯥꯟꯗ ꯑꯩꯒꯤ ꯁꯤꯁꯤ ꯂꯣꯏ ꯈꯥꯏꯗꯣꯛꯑꯀꯥꯟꯗ ꯑꯩꯒꯤꯗꯃꯛꯇ ꯂꯨꯄꯥ ꯀꯌꯥ ꯂꯦꯝꯃꯤ ꯗꯦꯟ ꯑꯩꯒꯤꯗꯃꯛꯇ ꯁꯤ ꯂꯨꯄꯥ ꯂꯦꯝꯃꯀꯥꯟꯗ ꯑꯩꯅ ꯕꯤꯖꯤꯅꯦꯁꯇ ꯂꯨꯄꯥ ꯀꯌꯥ ꯊꯥꯗꯕ ꯌꯥꯏ ꯁꯤꯗ ꯐꯤꯒꯔ ꯑꯥꯎꯠ ꯇꯧꯔꯛꯀꯗꯕ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯗꯨꯝ ꯂꯩꯅꯤ ꯍꯥꯏꯕ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯁꯣ ꯅꯪꯒꯤ ꯊꯕꯛꯇꯤ ꯀꯩꯅꯣ ꯑꯗꯨꯝ ꯒ꯭ꯔꯣ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯂꯨꯄꯥ 9,000 ꯂꯩꯔꯦꯗꯅ 10,000 ꯇꯥꯜꯂꯛꯑꯦꯗꯅ ꯅꯦꯛꯁ ꯋꯥꯠ ꯏꯁ ꯗ ꯅꯦꯛꯁ ꯁ꯭ꯇꯦꯞ ꯑꯩ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧ ꯌꯥꯒꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯌꯥꯅ ꯈꯜꯂꯨ ꯒ꯭ꯔꯣ ꯇꯧꯕ ꯂꯦꯞꯄ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯒ꯭ꯔꯣ ꯇꯧꯕ ꯍꯦꯛ ꯂꯦꯞꯄ ꯅꯨꯃꯤꯠꯇꯣ ꯌꯨ ꯗꯥꯏ ꯀꯝꯄꯤꯇꯤꯁꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯑꯦꯕ꯭ꯔꯤꯗꯦ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯑꯣꯀꯦ ꯁꯤꯗ ꯏꯟꯚꯦꯁ ꯇꯧꯔꯦ ꯑꯩ ꯅꯦꯛꯁ ꯏꯟꯚꯦꯁꯃꯦꯟ ꯀꯩꯅꯣ ꯑꯩ ꯗꯦꯞꯇ ꯂꯩꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯕ ꯗꯦꯞꯇ ꯁꯨꯡꯆꯠ ꯆꯠꯅꯤꯡꯗꯦꯕ ꯗꯦꯞꯇ ꯆꯠꯄꯁꯦ ꯌꯥꯝ ꯐꯔꯛ ꯇꯥꯏꯕ ꯗꯦꯞꯇꯒꯤ ꯄꯩꯁꯥ ꯄꯨꯔ ꯊꯕꯛ ꯇꯧꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯃꯇꯝꯗ ꯌꯦꯁ ꯔꯣꯕꯔꯠ ꯀꯩꯅꯣꯅꯗꯤ ꯍꯥꯏꯀꯣ ꯀꯤꯌꯣꯁꯥꯀꯤꯅꯗꯤ ꯍꯥꯏꯀꯣ ꯔꯣꯕꯔꯠ ꯀꯩꯅꯣꯅ ꯔꯤꯆ ꯗꯦꯠ ꯄꯣꯔ ꯗꯦꯠꯀꯤ ꯃꯤꯅꯗꯤ ꯍꯥꯏ ꯗꯦꯞꯁꯦ ꯑꯐꯕ ꯗꯦꯞꯁꯦ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯌꯦꯁ ꯃꯥ ꯍꯥꯏꯗꯣ ꯆꯨꯝꯃꯦꯕ ꯃꯥ ꯍꯥꯏꯗꯣ ꯆꯨꯝꯃꯦ ꯕꯠ ꯁꯤꯒꯤꯁꯨ ꯑꯀꯤꯕ ꯂꯩꯌꯦꯕ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯂꯩ ꯍꯥꯏꯕꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇꯅ ꯅꯣꯏꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯕ꯭ꯂꯥꯏꯟꯂꯤ ꯐꯣꯂꯣ ꯇꯧꯕꯁꯨ ꯌꯥꯗꯦꯕ ꯀꯩꯅꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯑꯩ ꯄꯤꯔꯛꯀꯦꯕ ꯑꯟꯁꯔ ꯀꯣ ꯅꯪꯅ ꯗꯦꯞꯁꯦ ꯑꯩ ꯂꯣꯟ ꯂꯧꯔꯀꯥꯟꯗ ꯕꯤꯖꯤꯅꯦꯁ ꯁꯨꯛꯈꯪ ꯈꯪꯗꯕ ꯕꯤꯖꯤꯅꯦꯁ ꯑꯝꯗ ꯑꯩ 1 ꯂꯥꯛ ꯂꯣꯟ ꯂꯧꯔꯦ ꯍꯥꯏꯔꯦ ꯕꯪꯀꯤꯆꯟꯗ꯭ꯔꯅ 1 ꯂꯥꯛ ꯂꯣꯟ ꯂꯧꯔꯁꯦ 1 ꯂꯥꯛ ꯂꯣꯟ ꯂꯧꯔꯒ ꯅꯪꯅ ꯃꯥꯟꯅꯕꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯁꯦ ꯅꯪꯅ 1 ꯂꯥꯛ ꯊꯥꯗꯧꯔꯦꯕ ꯋꯥꯠ ꯑꯥꯔ ꯌꯨ ꯐꯣꯂꯣꯋꯤꯡ ꯅꯪ ꯔꯣꯕꯔꯠ ꯀꯤꯌꯣꯁꯥꯀꯤ ꯐꯣꯂꯣ ꯇꯧꯏꯅꯦ ꯃꯥꯅ ꯍꯥꯏꯕ ꯗꯦꯞꯁꯦ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯕꯤꯖꯤꯅꯦꯁꯇ ꯑꯣꯟꯊꯣꯛꯀꯦ ꯄꯩꯁꯥꯗ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏꯅꯦ ꯋꯥꯠ ꯏꯐ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯨꯅ ꯕꯤꯖꯤꯅꯦꯁ ꯍꯩꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯃꯥꯅ ꯄꯨꯔꯥ ꯅꯪꯅꯁꯨ ꯕꯤꯖꯤꯅꯦꯁꯇꯨ ꯃꯔꯝ ꯈꯪꯗꯕ ꯑꯣꯏꯇꯥꯔꯗꯤ ꯕꯤꯖꯤꯅꯦꯁꯇꯨ ꯃꯥꯅ ꯐꯦꯜ ꯑꯣꯏꯍꯜꯂꯛ ꯇꯥꯔꯗꯤ ꯅꯪ ꯍꯧꯖꯤꯛ ꯑꯋꯥꯕ ꯇꯥꯗꯣꯏꯁꯤ ꯀꯅꯥꯅꯣ ꯅꯪꯅꯦꯕ ꯑꯋꯥꯕ ꯇꯥꯗꯣꯏꯁꯤ ꯅꯪ ꯑꯗꯨꯒꯤ EMI ꯊꯤꯗꯣꯏꯅꯦ ꯑꯗꯨꯒꯤꯗ ꯅꯪ ꯄꯨꯔꯥ ꯕ꯭ꯔꯣꯛ ꯆꯠꯇꯣꯏꯅꯦꯕ ꯁꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯥꯒꯤ ꯋꯥꯔꯗꯁꯦ ꯆꯨꯝꯃꯦꯕ ꯑꯩ ꯃꯉꯣꯟꯗꯩꯁꯨ ꯂꯔꯟ ꯇꯧꯔꯤꯅꯦꯕ ꯃꯉꯣꯟꯗ ꯀꯩꯝ ꯂꯩꯇꯦꯕ ꯕꯠ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯠꯁꯦ ꯀꯩꯅꯣ ꯃꯇꯝꯗ ꯈ꯭ꯋꯥꯏ ꯐꯖꯅ ꯅꯪ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯕꯤꯖꯤꯅꯦꯁꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯐꯦꯂꯤꯌꯔ ꯈꯔ ꯗꯔꯀꯥꯔ ꯑꯣꯏꯕ ꯗꯔꯀꯥꯔ ꯂꯩ ꯃꯤ ꯁꯤꯡꯕ ꯈꯔ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯋꯔꯛ ꯇꯧꯗꯣꯔꯤ ꯃꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯃꯉꯣꯟꯗ ꯄꯩꯁꯥ ꯊꯥꯗꯕꯗ ꯀꯥꯟꯅꯒꯗ꯭ꯔꯥ ꯀꯥꯟꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯁꯤꯒꯤ ꯄꯨꯔꯥ ꯐꯤꯒꯔ ꯑꯥꯎꯠ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯒ ꯅꯪꯅ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯕꯤꯖꯤꯅꯦꯁꯀꯤ ꯃꯔꯝꯗ ꯈꯪꯕ ꯗꯔꯀꯥꯔ ꯇꯥꯏ ꯁꯨꯛꯈꯪ ꯈꯪꯗ꯭ꯔꯕ ꯃꯤꯅ ꯕ꯭ꯂꯥꯏꯟꯂꯤ ꯇꯧꯕ ꯌꯥꯏ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯕꯤꯖꯤꯅꯦꯁꯁꯤꯒꯤ ꯑꯅꯧꯕ ꯚꯦꯟꯆꯔꯁꯤꯗ ꯑꯩ ꯀꯩꯝ ꯈꯪꯕ ꯅꯠꯇꯦꯕ ꯕꯠ ꯑꯩ ꯁ꯭ꯇꯗꯤ ꯇꯧꯋꯦꯕ इवन इफ आई सम कक्पा हैत्रसु इवन इफ फेशियल तौबा हैत्रसु मोइना तौजे हान तंदे हायो ओके आई थीरी आइने थीरीबा सैलून की उनरी मैम जाई कई उनगे हान तंदा आइने मोइदा हंगबा क्वेश्चन दे आइने कई क्वेश्चन हंगमदोय माली खंगबा नोय हंगद्रा सी क्वेश्चन जे नोयने मु खल्लमोय नोयने मु खल्लमोय सी क्वेश्चन आई क्वेश्चन अमा हायरके आइने हंगे मोइदा आई हंगबा क्वेश्चन जे ओनर दे हंगे नंगी मोता सैलून बिजनेस से 100% दा 60% सक्सेस होएना खनब्रा 80% सक्सेस होएना खनब्रा 20% फेल होएना खनब्रा नत्र कमाई तवे कईगिनो सी ओइसे आई हंगे कईगिनो आई लर्न तौदबा यादे मा हाइजे कईनो दा मा ऑलरेडी एक्सपीरियंस लेबा मी हमनेबा माना खंगिनेबा सैलून जे 60% चले अदु मतंदा माना इंगोन आंसर पिरेब नो सी पोचे चटकनी बट डिपेंड तौइसे नंगी कईनोदा नंगी नंगना थमीबा स्टाफ से डिपेंड तवे हाय आई लर्न तवेबा आई हाय ओके दैट्स अ वेरी वैल्यूएबल लेसन रुचादे आई हाइजे मा हाइजे चुमे मा हाइजे कईनो नंगी ꯂꯩꯔꯤꯕ ꯃꯤꯗꯨꯅ ꯕꯤꯖꯤꯅꯦꯁ ꯍꯦꯟꯗꯜ ꯇꯧꯕ ꯉꯝ ꯇꯥꯔꯕ ꯃꯥꯒꯤ ꯀꯁꯇꯃꯔ ꯐꯥꯕ ꯉꯝ ꯇꯥꯔꯕ ꯑꯗꯨ ꯇꯥꯔꯗꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯑꯜꯇꯤꯃꯦꯠꯂꯤ ꯒ꯭ꯔꯣ ꯇꯧꯅꯤ ꯍꯥꯏꯕꯅꯤ ओके अदु तार अइना जी फोकस तौदुजे कई खंगे अखोइना फोकस तौदुजे कइनो अखोइगी थमगदोरिबा मीसिंगजे बेस्ट ओहन मोइगी बेस्ट लेवल पीबा अदु चिट तोहंदा मोइदा फजना के ट्रीट तौबा सी जाम इंपोर्टेंट ओइन खले सो एवरी बिजनेस नोइ हंगबा क्वेश्चन जे नोइ अइना जी हंगिबा क्वेश्चन नोइ हंग हायरपे आई हंगनी हायरपे बट अमतंग इमेजिन तौ अइना जी हंगी क्वेश्चन नोइ हंगदरबा नोइना आई ओइरम तारदी हंगद्रा हंगोइद्रा हारो बंकिचंद्र हंगद्रो
ꯈꯪꯗꯦ ꯑꯇꯣꯞꯄ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯇꯣꯞꯄ ꯍꯪꯕ ꯌꯥꯏ ꯁꯥꯔꯒ ꯃꯥꯟꯅꯗ꯭ꯔꯁꯨ ꯌꯦꯁ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯐ꯭ꯔꯦꯟ ꯋꯦꯅꯦꯕꯀꯣ ꯄꯣꯏꯟꯠꯁꯦ ꯑꯗꯣ ꯑꯩ ꯀꯩꯅꯣ ꯁꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯛꯄꯩꯅꯦꯕ ꯑꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝ ꯋꯥꯠꯂꯤ ꯇꯥꯟꯗꯕ ꯕꯠ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯛꯄ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯅ ꯌꯦꯡꯉꯛꯏꯁꯦ ꯑꯩꯅ ꯊꯥꯗꯈꯤꯕ ꯏꯟꯚꯦꯁꯠꯃꯦꯟꯁꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯑꯩ ꯍꯪꯉꯛꯏꯅꯦ ꯃꯉꯣꯟꯗ ꯍꯪꯉꯛꯏꯁꯦ ꯑꯩꯗꯤ ꯁꯤ ꯈꯪꯗꯕꯅ ꯑꯩ ꯊꯤꯒꯠꯂꯛꯏꯅꯦ ꯃꯉꯣꯟꯗ ꯑꯩꯅ ꯇꯧꯔꯤꯕ ꯏꯟꯚꯦꯁꯠꯃꯦꯟꯁꯦ ꯑꯩ ꯃꯉꯣꯟꯗ ꯗꯥꯏꯔꯦꯛ ꯍꯥꯏꯗ ꯇꯥꯔꯁꯨ ꯑꯩ ꯃꯉꯣꯟꯗ ꯍꯪꯉꯤꯁꯦ ꯅꯪꯒꯤ ꯃꯣꯠꯇ 60% ꯀꯌꯥ ꯄꯔꯁꯦꯟꯇꯦꯖꯁꯤ ꯆꯥꯎꯈꯠꯂꯤ ꯀꯌꯥ ꯄꯔꯁꯦꯟꯇꯦꯖꯁꯤ ꯆꯥꯎꯈꯠꯇꯦ ꯑꯗꯣ ꯆꯥꯎꯈꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤꯅꯦꯕ ꯑꯩ ꯍꯪꯉꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯦꯛꯁ ꯇꯥꯏꯝ ꯑꯩꯅ ꯈꯪꯉꯦꯕ ꯑꯣꯀꯦ ꯑꯦꯅꯤ ꯕꯤꯖꯅꯦꯁꯃꯦꯟ ꯑꯃ ꯑꯣꯏꯒꯦꯗꯤ ꯁꯤ ꯕꯤꯖꯅꯦꯁ ꯁ꯭ꯇꯗꯤ ꯇꯧꯗꯕ ꯌꯥꯗꯦ ꯗꯤꯖꯤꯇꯦꯜ ꯕꯤꯖꯅꯦꯁ ꯈꯛꯇ ꯅꯠꯇꯦꯀꯣ ꯕꯤꯖꯅꯦꯁꯃꯦꯟ ꯍꯥꯏꯁꯦ ꯕꯤꯖꯅꯦꯁ ꯃꯥꯏꯟ ꯆꯦꯟꯒꯗꯕꯅꯦꯕꯀꯣ ꯑꯗꯨ ꯃꯥꯏꯟꯗꯨꯅꯦ ꯅꯣꯏꯗ ꯆꯦꯜꯍꯜꯂꯛꯏꯁꯦ ꯔꯥꯍꯨꯜ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯔꯨꯖꯗꯥꯟ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯔꯣꯕꯔꯠ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯥꯔ ꯇꯥꯏ ꯕꯤꯖꯅꯦꯁ ꯃꯥꯏꯟ ꯇꯥꯏ ꯆꯦꯟꯒꯗꯕꯅꯦꯀꯣ ꯕꯤꯖꯅꯦꯁ ꯃꯥꯏꯟ ꯆꯦꯟꯗꯗꯤ ꯁꯨꯡꯌꯥ ꯅꯣꯏꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟ ꯅꯣꯏꯅ ꯇꯧꯗꯣꯔꯤ ꯄꯣꯠꯁꯤꯗ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏ ꯄꯣꯠꯁꯦ ꯋꯥꯠ ꯏꯁ ꯗ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏ ꯄꯣꯠꯁꯦ ꯀꯩ ꯀꯥꯟꯅꯒꯅꯤ ꯁꯤꯁꯤꯅ ꯀꯩ ꯑꯍꯣꯡꯕ ꯂꯥꯛꯄ ꯌꯥꯏ ꯀꯩ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯦ ꯃꯨꯟꯅ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯅ ꯅꯣꯏꯅ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯕꯤꯖꯅꯦꯁ ꯕꯤꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯣꯏꯅ ꯏꯟꯚꯦꯁꯠ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯍꯥꯟꯅ ꯔꯤꯁꯔꯆ ꯇꯧꯒꯗꯕ ꯅꯪꯒꯤ ꯅꯦꯛꯁꯇ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯒꯤ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯑꯃ ꯁꯦꯝꯕ ꯑꯗꯨꯒꯤ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝꯗꯨ ꯁꯦꯝꯃꯀꯥꯟꯗ ꯑꯩꯒꯤ ꯁꯦꯚꯤꯡ ꯈꯔ ꯑꯃ ꯁꯦꯚꯤꯡ ꯍꯥꯏꯅ ꯃꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯕ꯭ꯔꯣ ꯁꯦꯚꯤꯡ ꯍꯩꯄꯥ ꯁꯥꯕ ꯃꯤꯅ ꯑꯃꯨꯛ ꯀꯃꯦꯟ ꯄꯤꯅꯔꯛꯀꯅꯤꯀꯣ ꯑꯃꯨꯛ ꯎ ꯇꯥꯔꯗꯤ ꯃꯤꯅꯗꯤ ꯁꯦꯚꯤꯡ ꯇꯧꯒꯅꯨ ꯁꯦꯚꯤꯡ ꯏꯁ ꯗ ꯋꯦꯁꯠ ꯍꯥꯏꯔꯛꯀꯅꯤ ꯌꯦꯁ ꯁꯦꯚꯤꯡꯁꯦ ꯋꯦꯁꯠꯅꯦ ꯑꯩ ꯈꯪꯉꯦ ꯕꯠ ꯅꯁꯥꯗ ꯑꯦꯠꯂꯤꯁ ꯄꯣꯀꯦꯠ ꯃꯅꯤ ꯑꯣꯏꯅ ꯅꯪꯒꯤ ꯁꯤꯀ꯭ꯌꯣꯔ ꯑꯣꯏꯕ 50,000ꯗꯒꯤꯗ 60,000ꯗꯤ ꯊꯝꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯁꯤ ꯁꯦꯚꯤꯡ ꯅꯠꯇꯦꯕ ꯁꯤ ꯏꯃꯔꯖꯦꯟꯁꯤ ꯐꯟ ꯀꯧꯋꯦꯕ ꯁꯤ ꯏꯃꯔꯖꯦꯟꯁꯤ ꯐꯟ ꯀꯧꯋꯦꯕ ꯁꯦ ꯌꯥꯝ ꯄꯤꯛꯑꯕ ꯏꯃꯔꯖꯦꯟꯁꯤ ꯐꯟꯅꯦꯕ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯂꯥꯛ ꯑꯃ ꯑꯅꯤ ꯊꯝꯃꯣ ꯍꯥꯏꯅꯦ ꯏꯃꯔꯖꯦꯟꯁꯤ ꯐꯟꯁꯦ ꯁꯤ ꯑꯗꯨꯕꯨ ꯅꯣꯏ ꯃꯌꯥꯝ ꯉꯝꯗ꯭ꯔꯤꯕ ꯌꯥꯎꯅꯔꯕꯅꯤ나 50 to 60K 30Kꯗꯒꯤ 40K ꯑꯣꯏꯇꯥꯔꯁꯨ ꯏꯃꯔꯖꯦꯟꯁꯤ ꯐꯟ ꯑꯃ ꯊꯝꯃꯣ ꯅꯪ ꯍꯌꯦꯡ ꯀꯩ ꯊꯣꯛꯂꯛꯀꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯕ ꯀꯩꯝ ꯉꯝꯕ ꯅꯠꯇꯦꯕ ꯁꯣ ꯑꯗꯨꯅ 30 to 50K ꯂꯩꯍꯧꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤꯗꯤ ꯈꯤꯇꯪꯈꯛ ꯁꯦꯐꯇꯤ ꯑꯣꯏꯗꯣꯏꯅꯦꯕ ꯁꯣ ꯑꯗꯨꯅ ꯏꯃꯔꯖꯦꯟꯁꯤ ꯐꯟꯅꯦꯕ ꯁꯤ ꯁꯦꯚꯤꯡ ꯅꯠꯇꯦꯕ ꯏꯃꯔꯖꯦꯟꯁꯤ ꯐꯟꯁꯦ ꯂꯩꯔ ꯃꯇꯨꯡꯗ ꯅꯪꯅ ꯀꯩꯗꯧꯒꯅꯤ ꯑꯗꯨꯗꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯩꯁꯥꯁꯤꯅ ꯅꯪꯅ ꯇꯨꯡꯁꯤꯟꯒꯦꯔꯥ ꯍꯧꯖꯤꯛꯃꯛ ꯂꯩꯇ ꯇꯥꯔꯁꯨ ꯅꯦꯛꯁ ꯁ꯭ꯇꯦꯞꯇ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯕꯤꯖꯅꯦꯁꯁꯦ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯦꯛꯁꯇ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯊꯕꯛꯁꯦ ꯀꯃꯥꯏꯅ ꯗꯦꯂꯤꯒꯦꯠ ꯇꯧꯔ ꯃꯇꯨꯡꯗ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯂꯥꯏꯟ 3ꯒ ꯊꯕꯛ ꯇꯧꯔꯤ ꯑꯩ ꯊꯕꯛ ꯈꯤꯇꯪ ꯀꯣꯝꯊꯣꯛꯑꯒ ꯑꯇꯣꯞꯄ ꯕꯤꯖꯅꯦꯁꯇ ꯑꯩ ꯈꯤꯇꯪ ꯑꯇꯣꯞꯄ ꯕꯤꯖꯅꯦꯁ ꯑꯃ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯑꯅꯤ ꯋꯥꯈꯜ ꯈꯜꯂꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯑꯥꯏꯗꯤꯌꯥꯅꯣ ꯑꯩꯅ ꯊꯥꯗꯗꯣꯏꯁꯦ ꯋꯥꯠ ꯏꯁ ꯗꯦꯠ ꯀꯥꯏꯗ ꯏꯟꯚꯦꯁꯠ ꯇꯧꯕ ꯌꯥꯒꯦ ꯀꯥꯏꯗ ꯑꯩ ꯀꯩ ꯇꯧꯕ ꯌꯥꯏ ꯀꯔꯝꯕ ꯕꯤꯖꯅꯦꯁ ꯕꯤꯜ ꯇꯧꯕ ꯌꯥꯒꯦ ꯑꯃꯨꯛ ꯊꯤꯒꯠꯂꯛꯑꯅꯤ ꯕꯤꯖꯅꯦꯁ ꯃꯔꯝ ꯁꯤꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦꯀꯣ ꯔꯤꯌꯦꯂꯤꯇꯤꯅꯦ ꯁꯤ ꯃꯤꯅ ꯁꯤ ꯍꯥꯏꯔꯝꯃꯣꯏꯀꯣ ꯁꯤ ꯑꯩ ꯔꯤꯌꯦꯂꯤꯇꯤꯅꯦ ꯍꯥꯏꯁꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯁꯤ ꯉꯥꯛꯇꯅꯦ ꯑꯩꯅ ꯈꯜꯂꯛꯏꯁꯦ ꯑꯩ ꯄꯩꯁꯥ ꯑꯄꯤꯛꯄꯗꯒꯤ ꯑꯩꯉꯣꯟꯗ ꯀꯔꯣꯔ ꯂꯩꯇꯦ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯩꯁꯥ ꯑꯄꯤꯛꯄꯗꯒꯤ ꯀꯩꯗꯧꯕ ꯌꯥꯏ ꯗꯦꯟ ꯑꯩꯒꯤ ꯇꯤꯝ ꯊꯤꯔꯦ ꯑꯩꯅ ꯑꯩꯒꯤ ꯇꯤꯝ ꯊꯤꯔꯛꯑꯀꯥꯟꯗ ꯑꯩꯒꯤ ꯇꯤꯝ ꯋꯥꯈꯜ ꯆꯥꯟꯅꯕ ꯃꯤ ꯊꯤꯔꯦ ꯋꯥꯈꯜ ꯆꯥꯟꯅꯕ ꯊꯤꯔꯛꯑꯀꯥꯟꯗ ꯄꯩꯁꯥ ꯄꯨꯊꯣꯛꯄ ꯉꯝꯕ ꯃꯤ ꯊꯤꯔꯦ ꯑꯩꯁꯨ ꯍꯥꯏꯔꯦ ꯑꯩꯁꯨ ꯄꯨꯊꯣꯛꯑꯒꯦ ꯅꯪꯁꯨ ꯄꯨꯊꯣꯛꯑꯣ let's build this business let's do this ꯀꯩꯅꯣ ꯑꯩ ꯏꯇꯣꯝꯗ ꯉꯝꯕ ꯅꯠꯇꯦꯕ ꯅꯊꯟꯗ ꯇꯧꯕꯁꯨ ꯉꯝꯃꯣꯏꯕ ꯅꯪ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯑꯗꯨ ꯇꯤꯝ ꯕꯤꯜꯗꯤꯡꯒꯤꯁꯨ ꯑꯩ ꯍꯥꯏꯔꯛꯀꯦ ꯇꯤꯝ ꯕꯤꯜꯗꯤꯡꯒꯤꯁꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯃꯨꯟꯅ ꯇꯥꯎꯕꯀꯣ ꯂꯣꯏ ꯍꯥꯏꯔꯛꯀꯦꯕ ꯕꯠ ꯅꯊꯟꯗ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯕꯠ ꯁꯤ ꯄꯣꯠꯁꯦ ꯅꯪ ꯅꯁꯥꯅ ꯍꯥꯟꯅ ꯅꯪꯒꯤ ꯇꯤꯝꯅ ꯑꯩꯒꯤ ꯇꯤꯝꯗ ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏ ꯋꯥ ꯂꯣꯏ ꯇꯥꯅꯤꯕ ꯀꯩꯒꯤꯅꯣ ꯇꯥꯏꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯅꯪ ꯂꯩꯔꯤ ꯄꯣꯖꯤꯁꯟꯗꯨꯗ ꯔꯤꯗꯝ ꯅꯪ ꯂꯩꯔꯤ ꯄꯣꯖꯤꯁꯟ ꯅꯪꯗꯤ ꯕ꯭ꯔꯣꯛ ꯆꯠꯂ ꯂꯩꯔꯦꯕ ꯀꯩꯝ ꯇꯧꯗꯕ ꯃꯤ ꯋꯥꯖꯥꯎꯗ ꯉꯥꯡꯕ ꯃꯤ ꯑꯃ ꯑꯣꯏꯔꯦꯕ ꯅꯪꯅ ꯍꯧꯖꯤꯛ ꯔꯤꯁꯤꯔꯥꯁꯇ ꯆꯠꯂꯒ ꯋꯥ ꯑꯃ ꯍꯥꯏꯌꯦꯕ ꯕ꯭ꯔꯣ ꯁꯤ ꯕꯤꯖꯅꯦꯁꯁꯦ ꯇꯧꯁꯦ ꯍꯥꯏꯌꯦꯕ ꯔꯤꯁꯤꯔꯥꯁꯅ ꯇꯥꯕꯒꯤ ꯆꯥꯟꯁꯦꯁ ꯌꯥꯝ ꯅꯦꯝꯃꯦꯕ ꯁꯦꯝ ꯊꯤꯡ ꯔꯤꯁꯤꯔꯥꯁꯅ ꯅꯉꯣꯟꯗ ꯍꯥꯏꯕꯗ ꯇꯥꯕ ꯌꯥꯝ ꯅꯦꯝꯃꯦꯕ ꯕꯠ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯕꯤꯜ ꯇꯧꯔꯀꯥꯟꯗ ꯅꯪꯁꯦ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯟꯕ ꯃꯤ ꯑꯃ ꯅꯪꯒꯤ ꯇꯧꯒꯦꯗ ꯉꯝꯕ ꯋꯥ ꯉꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏꯅꯁꯨ ꯅꯪ ꯊꯥꯖꯕ ꯂꯩꯔꯛꯀꯅꯦꯕ ꯑꯣꯀꯦ ꯌꯥꯏ ꯕ꯭ꯔꯣ ꯇꯧꯁꯦ ꯇꯥꯟꯅꯖꯦ ꯏꯕꯥꯅꯤ ꯇꯥꯟꯅꯖꯦ ꯍꯥꯏꯕꯁꯦ that's the first thing ꯇꯥꯟꯅꯕꯗꯨ ꯅꯪꯅ ꯍꯩꯇꯥꯔꯗꯤ ꯁꯤ ꯉꯥꯛꯇꯅꯦ ꯑꯩꯗꯤ ꯑꯗꯨ ꯉꯥꯛꯇꯅꯦꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩ ꯕꯤꯖꯅꯦꯁ ꯕꯤꯜ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯁꯪꯒꯅꯦꯕ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯁꯪꯒ ꯍꯥꯏꯔ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯁꯪꯒ ꯅꯠꯇꯦꯕ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯕꯤꯖꯅꯦꯁꯇ ꯒ꯭ꯔꯣ ꯇꯧꯃꯤꯟꯅꯕ ꯌꯥꯕ ꯃꯤ ꯁꯤ ꯃꯌꯥꯝꯁꯤꯒ ꯄꯨꯜꯂꯗꯤ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯚꯦꯂꯨ ꯌꯥꯎꯗ꯭ꯔꯗꯤ ꯃꯣꯏꯅꯁꯨ ꯄꯨꯜꯂꯣꯏꯀꯣ ꯅꯪꯁꯦ ꯀꯅꯥꯅꯣ ꯅꯪꯁꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯕ ꯀꯩꯝꯇ ꯍꯣꯠꯅꯅꯤꯡꯗꯕ ꯃꯤ ꯚꯦꯂꯨ ꯌꯥꯎꯗꯕ ꯃꯤꯗ ꯅꯪ ꯃꯣꯏꯅꯁꯨ ꯄꯨꯅꯤꯡꯉꯣꯏꯕ ꯑꯗꯨꯕꯨ ꯅꯪꯁꯦ ꯁꯝꯊꯤꯡ ꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯄꯤꯕ ꯃꯤ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏꯅꯁꯨ ꯅꯪꯁꯦ ꯁꯣꯏꯗꯅ ꯄꯨꯅꯤꯡꯒꯅꯤꯕ ꯃꯣꯏꯒ ꯄꯨꯟꯕ ꯍꯥꯏꯕꯁꯦ ꯅꯪꯅ ꯉꯁꯥꯏꯒꯤ ꯅꯪ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔꯛꯑꯦ ꯍꯥꯏꯔꯦ ꯅꯪ ꯕꯤꯖꯅꯦꯁ ꯍꯧꯔꯛꯑꯦ ꯍꯥꯏꯔꯦ ꯃꯣꯏꯗ ꯀꯥꯟꯅꯕ ꯑꯃ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯅꯦꯛꯁ ꯁ꯭ꯇꯦꯞꯇ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯅꯪꯅ ꯀꯩꯅꯣꯝꯃ ꯏꯅꯤꯁꯤꯌꯦꯠ ꯇꯧꯕ ꯃꯇꯝꯗ ꯁꯤꯒꯤ ꯕꯤꯖꯅꯦꯁꯁꯦ ꯍꯧꯗꯣꯛꯁꯦ ꯅꯪ ꯀꯩ ꯈꯜꯂꯤ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯁꯤ ꯇꯧꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯁꯨ ꯌꯥꯏꯌꯦ ꯇꯧꯁꯦ ꯂꯨꯄꯥ ꯀꯌꯥ ꯀꯌꯥꯅꯣ ꯆꯪꯗꯣꯏꯁꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯗ ꯂꯥꯛꯀꯅꯤꯕ ꯁꯤ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯄꯋꯥꯔ ꯋꯥꯔꯗꯁꯤꯒꯤ ꯄꯋꯥꯔꯁꯦ ꯌꯥꯝ ꯆꯥꯎꯋꯦꯕ ꯁꯤꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦꯀꯣ ꯁꯤꯅꯦꯕꯀꯣ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯟꯅꯕ ꯃꯇꯝꯗ ꯑꯩꯅ ꯗꯥꯏꯔꯦꯛ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯄꯨꯊꯣꯛꯇꯣꯔꯤꯕ ꯏꯟꯚꯦꯁꯠꯃꯦꯟꯗꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯤ ꯑꯗꯣ ꯅꯪꯅ ꯍꯥꯟꯅ ꯄꯨꯊꯣꯛꯄꯤꯔ ꯑꯩ ꯀꯣꯟꯅ ꯁꯤꯡꯖꯜꯂꯛꯀꯦ ꯌꯥꯏꯗ ꯀꯩꯝ ꯀꯥꯏꯗꯦ ꯇꯧꯁꯦ ꯀꯩꯅꯣ ꯇ꯭ꯔꯁ ꯃꯤ ꯕꯤꯖꯅꯦꯁꯇ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯁꯦ ꯇ꯭ꯔꯁꯅꯦꯕ ꯑꯗꯨꯅ ꯑꯩ ꯅꯣꯏ ꯃꯌꯥꯝꯗ ꯍꯥꯏꯗꯣꯏꯁꯦ ꯉꯁꯤꯗꯩꯀꯣ ꯅꯣꯏꯒꯤ ꯋꯥꯔꯗꯁꯦ ꯀꯤꯞ ꯇꯧ ꯋꯥ ꯍꯥꯏꯗ꯭ꯔꯤꯀꯥꯟꯗ ꯁꯔꯨꯛ ꯆꯥꯝꯃ ꯈꯜꯂꯣꯕ ꯅꯣꯏ ꯍꯧꯖꯤꯛ ꯆꯥꯎꯔ ꯄ꯭ꯔꯣꯐꯦꯁꯅꯦꯂꯤꯖꯝ ꯉꯥꯛꯇꯅꯦꯕ ꯅꯣꯏꯗ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯄꯪꯍꯥꯏ ꯍꯥꯏꯖꯜꯂꯦ ꯑꯩꯅ ꯅꯣꯏꯗ ꯁꯤ ꯇꯧꯁꯦ ꯁꯤ ꯇꯧꯁꯦ ꯁꯤ ꯇꯧꯁꯦ ꯇꯧꯗꯦ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯦꯕ ꯅꯣꯏ ꯑꯩꯉꯣꯟꯗ ꯊꯥꯖꯒꯗ꯭ꯔꯕ ꯅꯦꯚꯔ
but ꯑꯩꯅ ꯇꯧꯒꯅꯤ ꯍꯥꯏ ꯄꯣꯠꯇꯣ ꯊꯦꯡꯉꯁꯨ ꯉꯜꯂꯁꯨ ꯑꯩ ꯇꯧꯔꯛꯑꯦꯕ ꯃꯇꯝ ꯍꯣꯏ ꯃꯤꯑꯣꯏꯕꯅꯤ ꯃꯇꯝ ꯉꯥꯛ ꯆꯣꯟꯊꯕ ꯍꯥꯏꯕ ꯑꯃ ꯂꯩ ꯇꯧꯔꯛꯑꯦꯕ ꯑꯩꯅ ꯅꯣꯏ ꯊꯥꯖꯅꯤꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯄꯤꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯅꯣꯏꯗ ꯄꯤꯔꯛꯑꯦꯕ ꯅꯣꯏ ꯊꯥꯖꯅꯤꯕ so that's the way to build a relationship adu relationship to build ngam tardi mi am important ko si khango si business knowledge mi karam tan hairoi mi ge relationship build to ngam tardi kai no ham tam nang mun da nang na thandana lakh tara pu thok da pu to mi ahum pun matam da nang na lakh mari pu thok matam da mi am na lakh ani lakh ahum pu thok ta ju nang gi build the contract sign tong na ga lore sidom khalak na ei partner oi thanda pa me ha kan pa ma kani dum na thanda dum oining kana thandum pa ma kani bo saning pa dum yaw kani bu ko but calm down control tawro contract sign tong na ga da marakta contract sign tong na kanda kai haine dan ai gi share na si nangi share na si nangi share na si hey ko ina build tong na du si kai kai no si kai kai no ha pro adu lakani adu gi team building dei ko na ha ke pa si me am je khango bu ko noi gi quality aina quality hai je aina mindset hai je motivation mindset discipline hai je kai hai ma ai han hai lu kai gi no tam da noi na sa je na quality develop to ine noi na sa je quality develop to tari mi na thaja ba ya mi oi ine high quality people oi tari mi na su nang puning ba pok tam ne low quality people oi mi na nang kamai puning du chum noi som ta khalu nem ta hai noi to bra lan bra ta hai ne high quality people ga puning bra nang low quality people ga puning bra ta hai si common sense ne ko si common sense ne ba adu tadi high quality people pun ge hai tadi kai no nang ju high quality gi wakhan du chen tam ne nang high quality wakhan chen da low quality wakhan chen tadi nang kamai na mi na su nang won da kamai puning ga pok tu no aduna high quality wakhan chen bai no sa na ha na high quality o hen bai ba je kwai high quality o hai ga ni sidai janoi kara tang ba thau hai mate adagi de paisa pai ba saw hai mate ba noi gi mind tawri ba thabak way of your thinking adagi di nangi men who keep your words adum ma mi oi tadi mi na dum yengo ai hoji ai gi team da sap matam da nang adum heng theng na kana ai close oi ra kan da ai gi team da hoji to mi na mayam sing da even ni la kan da hoji ju yengo dum mayam da hang dum ai na kai nom tong dore hai tadi they trust me ai si to kam tam da han na ai gi puli ba han sing na su Denil ne thado ya ma thobo to kani si nuai tro si gi po se noi da feel to bor to da si nuai ro heng ai na ke ba ne bamkin chandra ne adagi di rishya sen thado kem ha no mang thobo to kani this is a trust si trust se build to bom darka tai ba si trust se build to bongam da no business to survive to bongam mo kai no da connect ni si connection ni si people ne connection to ko du ne relationship build to jam darka lai relationship build to wa long term relationship build to da na noina high quality people ga loina rakta de high quality gi bo to opportunity ju high quality opportunity phangta si mi concept am je khango ko aduna ne aina noida upgrade to wise upgrade to exercise to mind upgrade to mentally fresh oi ro adagi di dress nana selo represent fund to ro nangi business ta fund focus to ro mi ga deal to botam wangang ba hiro haiji kai no ham tam da mi manang mang na so an phamaga si to mi ga phamina ra kanda leba ma sum luk thara yeng na ga mi na hai ko dingi sumain kai hai no ai gyan ta de sum to lai ta ki tikirum to lai ta mi na su nang yam low confidence oi ba mi si mi ya ro ha dum khan tam na do interview chalu nem ta interview thabak ki interview thi yaw bo chalu so interview da si to ga what is your name my name is si to lai ta dum first interview do na dum rejection pi gi tam na dum so mi go ya je adu mi na hang ba what is your name my name is Denil Moirangthem and what do you do okay I'm a businessman right now currently I'm working for this and this so what else do you want to know so I am that this guy is so confident who is he interesting way ani madam badana so later rejection pi ta rejection button pi ta impress way boring su rani ko adu si una sana khanjo is it applicable or not aina haijan bra natraga chumbram ta hairo no em ta hairo ai haijan bra chumbram ta hairo adu noi khango bhap taw sana noi bhap taw ko si myam sing je aina important oi dra pa haijan mate mi yam lei ba mi comment pi da yam ure ba mindset na motivation na kem kana bnate dagi di sine dunia dani grace la kem kana bnate okay bro fine that's your opinion but ai gidam ta do work to de hai ai gidam ta do work to de ai gidam ta si work to ina pire formula ai ngasi bok to ko dai experience ki matung ina ai nong ta mi gi mangun khongau se ga chang mu matam da mi na ngon da welcome so to ro adu mi ma pham da chang mu matam ai wari li ge wari ma no ma ai gi kaka ga business ki dil to jali ai kaka ga ne ai kaka da in dress na le kamai to ge da founder ji ke wari sana ba founder ji ki mamit se ai ngon lom da lai every time when he talks my mamit se ai ngon lom da yenga wangang en kai yo nya haning je mangonda leadership ki mangonda smell to ise mangonda simi je sini hai ko se mangonda yenga pa matam da even if
ꯑꯩ ꯀꯀꯥꯒ ꯌꯦꯡꯕꯗ ꯀꯀꯥꯅ ꯑꯩꯉꯣꯟꯗ ꯍꯦꯟ ꯇꯥꯔꯁꯨ ꯑꯩꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟꯗꯣ ꯑꯩꯅ ꯍꯦꯜꯂꯛꯄꯩꯗꯃꯛꯇ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯇꯣꯛ ꯇꯧꯔꯛꯄ ꯑꯩꯒꯤ ꯋꯥꯉꯥꯡ ꯑꯩꯒꯤ ꯗ ꯋꯦ ꯑꯥꯏ ꯇ꯭ꯔꯤꯠ ꯃꯥꯏꯁꯦꯜꯐ ꯑꯗꯨꯗꯣ ꯌꯦꯡꯕ ꯃꯇꯝꯗ ꯀꯝꯄ꯭ꯂꯦꯛꯁꯟꯁꯦ ꯇꯣꯡꯉꯥꯜꯂꯦ ꯁꯦꯝ ꯊꯤꯡꯅꯦꯕ ꯁꯄꯣꯁ ꯁꯦꯝꯁꯦ ꯅꯣꯏꯒ ꯑꯩ ꯇꯦꯕꯜ ꯐꯝꯃꯤꯟꯅꯁꯦꯕ ꯇꯦꯕꯜ ꯐꯝꯃꯤꯟꯅ ꯃꯇꯝꯗ ꯅꯣꯏꯁꯨ ꯉꯥꯏꯔꯦ ꯑꯝꯇꯪ ꯏꯃꯦꯖꯤꯟ ꯇꯧꯕ ꯇꯦꯕꯜ ꯐꯝꯃꯤꯟꯅ ꯃꯇꯝꯗ ꯑꯩ ꯁꯨꯃꯥꯏꯅ ꯂꯨꯛꯊꯔꯒ ꯀꯩꯅꯣꯅ ꯔꯤꯁꯤꯔꯥꯖꯅ ꯁꯤ ꯇꯧꯔꯒ ꯂꯨꯛꯊꯔ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯈꯣꯡ ꯅꯣꯝꯃ ꯂꯩꯔꯦꯕ ꯑꯗꯒꯤꯗꯤ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯀꯣꯟꯐꯤꯗꯦꯟꯇ ꯁꯨꯃꯥꯏꯅ ꯂꯩꯔꯦꯕ ꯑꯗꯩ ꯁꯖꯤꯠꯅ ꯈꯗꯥꯡ ꯃꯦꯜꯂ ꯁꯤ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯦꯕ ꯑꯩ ꯐꯣꯀꯁꯁꯦ ꯀꯥꯏꯗ ꯂꯩꯗꯣꯏꯅꯣ ꯑꯩ ꯐꯣꯀꯁꯁꯦ ꯀꯥꯏ ꯂꯩꯗꯣꯏꯅꯣ ꯕꯤꯗ꯭ꯌꯥꯅꯟꯗ ꯂꯩꯔꯛ ꯇꯥꯕꯅꯦ ꯑꯩ ꯐꯣꯀꯁꯇꯣ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩꯅ ꯈꯪꯉꯤꯁꯤꯗ ꯁ꯭ꯃꯦꯜ ꯇꯧ ꯉꯝꯃꯤꯁꯦ ꯃꯣꯏ ꯑꯍꯨꯝꯁꯦ ꯂꯤꯗꯔꯁꯦ ꯀꯅꯥꯅꯣ ꯗꯤꯁ ꯒꯥꯏ ꯏꯁ ꯗ ꯂꯤꯗꯔ ꯂꯤꯗꯔꯁꯤꯞꯁꯦ ꯍꯥꯏꯕꯁꯦ ꯑꯩ ꯂꯤꯗꯔꯅꯤ ꯍꯥꯏꯕ ꯅꯠꯇꯦꯕ ꯗ ꯋꯦ ꯌꯨ ꯔꯤꯄ꯭ꯔꯖꯦꯟ ꯅꯪꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯅ ꯅꯪꯒꯤ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤ ꯁꯣ ꯇꯧꯋꯤꯅꯦꯕ ꯆꯨꯝꯃꯤꯀꯣ ꯑꯩ ꯍꯥꯏꯁꯦ ꯅꯪꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯐꯝꯃꯤꯟꯅꯕꯗ ꯔꯤꯁꯤꯔꯥꯖꯅ ꯂꯤꯗꯔꯅꯤ ꯍꯥꯏꯔꯦ ꯔꯤꯁꯤꯔꯥꯖꯅ ꯁꯤ ꯇꯧꯔꯒ ꯑꯥꯏ ꯑꯦꯝ ꯗ ꯂꯤꯗꯔ ꯔꯥꯍꯨꯜꯅ ꯁꯤ ꯇꯧꯔꯒ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯗ ꯂꯤꯗꯔ ꯕꯠ ꯑꯥꯏ ꯑꯦꯝ ꯔꯦꯗꯤ ꯇꯨ ꯍꯦꯟꯗꯜ ꯑꯦꯚ꯭ꯔꯤꯊꯤꯡ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯅ ꯃꯤꯒꯤ ꯑꯍꯥꯟꯕꯗꯗꯤ ꯃꯤꯅ ꯑꯣꯕꯖꯔꯕ ꯇꯧꯕ ꯄꯣꯠꯁꯦ ꯀꯅꯥꯅꯣ ꯑꯃꯨꯛ ꯂꯦꯐꯇꯣ ꯑꯃꯨꯛ ꯆꯪꯉꯤ ꯑꯃꯨꯛ ꯂꯦꯐꯇꯣꯏꯁꯦ ꯀꯅꯥꯅꯣ ꯍꯨ ꯏꯁ ꯗꯤꯁ ꯒꯥꯏ ꯑꯗꯨꯅ ꯃꯤꯒꯤ ꯄꯣꯏꯟꯁꯦ ꯑꯩꯅ ꯅꯣꯏꯗ ꯍꯥꯏꯔꯤꯕ ꯄꯣꯏꯟꯁꯦ ꯒ꯭ꯌꯥꯟ ꯇꯧꯕꯀꯣ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨꯁꯦ ꯃꯤꯒꯤ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨꯁꯦ ꯃꯤꯅ ꯑꯍꯥꯟꯕ ꯅꯪ ꯀꯣꯟꯅ ꯈꯪꯉꯛꯄꯗꯨꯅ ꯈꯪꯉꯛꯄꯅꯦꯕ ꯑꯗꯣ ꯑꯍꯥꯟꯕꯗꯗꯤ ꯃꯤꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯀꯦꯔꯦꯛꯇꯔ ꯑꯗꯒꯤ ꯑꯗꯨ ꯄꯣꯠꯇꯣ ꯄꯥꯝꯃꯦꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯣꯏ ꯃꯌꯥꯝꯗ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯖꯦꯀꯣ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯈꯪꯉꯨ ꯅꯁꯥꯒꯤ ꯇꯦꯛ ꯀꯦꯌꯔ ꯅꯁꯥꯒꯤ ꯕꯤꯖꯅꯦꯁ ꯕꯤꯜ ꯇꯧꯔꯛꯄ ꯅꯁꯥꯒꯤ ꯀꯣꯟꯐꯤꯗꯦꯟꯁ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯅꯣ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝꯗ ꯁꯦꯝꯃꯛꯀꯗꯣꯏꯅꯤ ꯅꯁꯥꯅ ꯍꯥꯟꯅ ꯂꯦꯞꯆꯕ ꯅꯁꯥꯅ ꯍꯥꯟꯅ ꯁꯦꯝꯃꯛꯄ ꯄꯣꯠꯁꯦ ꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯕꯀꯣ ꯕꯠ ꯀꯃꯥꯏꯅ ꯕꯤꯖꯅꯦꯁ ꯕꯤꯜ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯂꯣꯏꯅ ꯑꯩ ꯄꯤꯔꯛꯀꯦ ꯅꯣꯡꯃꯗ ꯂꯣꯏ ꯄꯤ ꯌꯥꯕ ꯅꯠꯇꯦ ꯁ꯭ꯇ꯭ꯔꯛꯆꯔ ꯅꯣꯏ ꯍꯥꯟꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯗꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯑꯃ ꯍꯥꯟꯅ ꯁꯦꯝꯁꯤ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯑꯃ ꯍꯥꯟꯅ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔ ꯃꯇꯨꯡꯗ ꯑꯗꯨ ꯏꯟꯀꯝꯗꯣ ꯂꯥꯛꯑ ꯃꯇꯨꯡꯗ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯎꯠꯂꯛꯑ ꯃꯇꯝꯗ ꯕ꯭ꯔꯣ ꯑꯩ 5K ꯇꯥꯜꯂꯦ ꯑꯩ 10K ꯇꯥꯜꯂꯦ ꯑꯩ 20K ꯇꯥꯜꯂꯦ ꯔꯨꯖꯥꯟ ꯎꯏꯔꯤꯔꯥ ꯅꯠꯇꯦꯗ ꯑꯩ ꯂꯣꯏ ꯌꯦꯡꯉꯤꯀꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯅꯨ ꯅꯠꯇꯦ ꯃꯩ ꯃꯝꯕꯩꯁꯦ ꯃꯥꯟꯕ ꯋꯥꯅꯤ ꯎꯏꯕ ꯃꯥꯟ ꯑꯣꯀꯦ ꯁꯣ ꯑꯗꯨꯅ ꯁꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯅꯣꯏ ꯃꯨꯟꯅ ꯈꯪꯉꯣꯕꯀꯣ ꯁꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯅꯣꯏ ꯐꯥꯔꯁ ꯊꯤꯡ ꯁꯤ ꯑꯩꯒꯤ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯍꯥꯟꯅ ꯁꯦꯝꯕ ꯑꯩ ꯀꯩꯝ ꯀꯥꯏꯗꯦ ꯅꯣꯏ ꯂꯤꯁꯤꯡ 5 ꯇꯥꯜꯂꯛꯑꯦ ꯔꯥꯍꯨꯜꯅ ꯑꯩꯉꯣꯟꯗ ꯕ꯭ꯔꯣ ꯑꯩ ꯂꯤꯁꯤꯡ 5 ꯇꯥꯜꯂꯛꯑꯦ ꯁꯣ ꯍꯦꯄꯤ ꯐꯣꯔ ꯌꯨ ꯑꯩꯒꯤ ꯅꯦꯛꯁ ꯁ꯭ꯇꯦꯞꯁꯦ ꯀꯩꯅꯣ ꯅꯪ ꯂꯤꯁꯤꯡ 5 ꯇꯥꯟ ꯇꯥꯔꯗꯤ ꯂꯤꯁꯤꯡ 10 ꯀꯃꯥꯏꯅ ꯇꯥꯟꯅꯤ ꯁꯤ ꯈꯜꯂꯛꯀꯗꯦ ꯁꯥꯖꯤꯠꯅ ꯑꯩꯉꯣꯟꯗ ꯕ꯭ꯔꯣ ꯑꯩ ꯂꯤꯁꯤꯡ 10 ꯇꯥꯜꯂꯦ ꯗꯦꯠ ꯃꯦꯛꯁ ꯃꯤ ꯍꯦꯄꯤ ꯀꯩꯅꯣ ꯂꯤꯁꯤꯡ 10 ꯇꯥꯟꯗꯣꯏꯁꯦ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯂꯤꯁꯤꯡ 10 ꯇꯥꯜꯂꯣ ꯍꯥꯏꯁꯦ ꯃꯤ ꯄꯨꯁꯜꯂꯒ ꯃꯤ ꯌꯥꯎꯍꯜꯂꯒ ꯄꯩꯁꯥ ꯇꯥꯜꯂꯣ ꯍꯥꯏꯕ ꯅꯠꯇꯦ ꯅꯣ ꯅꯦꯠꯋꯔꯛ ꯕꯤꯖꯅꯦꯁ ꯋꯥꯠ ꯑꯝ ꯇꯣकिꯡ ꯑꯕꯥꯎꯠ ꯏꯁ ꯑ ꯔꯤꯌꯦꯜ ꯕꯤꯖꯅꯦꯁ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯅꯪ ꯅꯁꯥꯒꯤ ꯁꯔꯚꯤꯁ ꯕꯤꯖꯅꯦꯁ ꯍꯥꯡꯉꯣ ꯅꯪ ꯅꯁꯥꯒꯤ ꯄ꯭ꯔꯗꯛ ꯕꯤꯖꯅꯦꯁ ꯍꯥꯡꯉꯣ ꯀꯁꯇꯃꯔ ꯊꯤꯔꯣ ꯁꯦꯜ ꯇꯧꯔꯣ ꯁꯤꯗꯩ ꯍꯦꯟꯅ ꯂꯦꯖꯤꯠ ꯑꯣꯏꯕ ꯀꯩ ꯄꯤꯌꯨ ꯍꯥꯏꯅꯣ ꯕꯤꯖꯅꯦꯁ ꯍꯥꯏꯁꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯗꯨꯀꯥꯟ ꯍꯥꯡꯉꯤꯗꯣ ꯀꯩꯅꯣ ꯗꯨꯀꯥꯟ ꯍꯥꯡꯉꯤꯗ ꯄ꯭ꯔꯗꯛ ꯑꯃ ꯊꯝꯃ ꯌꯣꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯋꯥꯏ ꯑꯗꯨ ꯂꯦꯖꯤꯠ ꯑꯣꯏꯗ꯭ꯔꯣ ꯑꯗꯨꯁꯨ ꯂꯦꯖꯤꯠ ꯑꯣꯏ ꯑꯗꯨꯁꯨ ꯁ꯭ꯀꯦꯝꯅꯦ ꯍꯥꯏꯒꯦ ꯍꯥꯏꯔꯣ ꯃꯤ ꯃꯥꯏꯟꯁꯦ ꯁꯤꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯅꯪꯒꯤ ꯁꯔꯚꯤꯁ ꯕꯤꯜ ꯇꯧꯔꯣ ꯀ꯭ꯂꯥꯏꯟ ꯀꯃꯥꯏꯅ ꯀꯅꯦꯛ ꯇꯧꯅꯤ ꯍꯩꯔꯣ ꯇꯥꯛꯑꯒꯦ ꯀ꯭ꯂꯥꯏꯟꯗꯣ ꯄꯣꯔꯛꯑꯣ ꯀ꯭ꯂꯥꯏꯟ ꯗꯦꯂꯤꯚꯔ ꯇꯧꯔꯣ ꯁ꯭ꯀꯦꯜ ꯇꯧꯕ ꯌꯥꯔꯦ ꯌꯥꯔꯕꯣ ꯁꯤ ꯄꯤꯔꯗꯤ ꯌꯥꯔꯕꯣ ꯐꯥꯔꯁ ꯁ꯭ꯇꯦꯞꯇ ꯌꯥꯔꯕꯣ ꯁꯤꯁꯨ ꯏꯅꯐ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯔꯣ ꯀꯩꯅꯣ ꯄꯥꯝꯃꯤꯁꯦ ꯕꯪꯀꯤꯝꯆꯟꯗ꯭ꯔ ꯏꯅꯐ ꯑꯣꯏꯔꯕꯁꯦ ꯑꯦꯖ ꯑ ꯕꯤꯒꯤꯅꯔ ꯑꯃ ꯑꯣꯏꯅ ꯁꯤ ꯑꯩꯅ ꯁꯤꯗ ꯍꯥꯟꯅ ꯍꯧꯔꯜꯂꯗꯤ ꯌꯥꯔꯕꯣ ꯌꯥꯏ ꯑꯗꯨ ꯈꯪꯉꯣ ꯁ꯭ꯇꯦꯞꯅꯦ ꯄꯤꯔꯛꯇꯣꯏꯁꯦꯀꯣ ꯑꯗꯣ ꯈꯪꯉꯣ ꯄꯩꯁꯥ ꯇꯥꯜꯂꯣ ꯑꯩꯉꯣꯟꯗ ꯎꯠꯂꯣ ꯑꯩꯁꯨ ꯍꯔꯥꯎꯔꯒꯦ ꯔꯤꯋꯥꯔꯗ ꯄꯤꯔꯒꯦ ꯗꯦꯟ ꯂꯦꯠ ꯃꯤ ꯊꯤꯡꯛ ꯑꯕꯥꯎꯠ ꯅꯦꯛꯁ ꯁ꯭ꯇꯦꯞ ꯑꯗꯒꯤꯗꯤ ꯒ꯭ꯔꯣ ꯇꯧꯁꯦ ꯅꯣꯏ ꯃꯔꯛꯇ ꯒ꯭ꯔꯣ ꯇꯧ ꯁꯤꯗ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦꯀꯣ ꯅꯣꯏ ꯃꯔꯛꯇ ꯐꯥꯏꯌꯔ ꯑꯣꯏꯕ ꯃꯤ ꯑꯗꯨꯝ ꯌꯥꯎꯈꯤꯅꯤꯀꯣ ꯅꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯈ꯭ꯋꯥꯏ ꯍꯦꯟꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯈꯤꯅꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯃ ꯅꯠꯇ꯭ꯔ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯅꯤ ꯑꯃ ꯅꯠꯇ꯭ꯔ ꯑꯅꯤ ꯑꯗꯨꯝ ꯆꯣꯡꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯝ ꯅꯣꯏ ꯃꯌꯥꯝꯅ ꯑꯃꯅ ꯂꯤꯁꯤꯡ 5 ꯇꯥꯜꯂꯒ ꯑꯃꯅ ꯂꯤꯁꯤꯡ 50 ꯇꯥꯟꯁꯤꯟꯈꯤꯕ 10 ꯇꯥꯟꯈꯤꯕ 50 ꯇꯥꯟꯈꯤꯕ ꯀ꯭ꯂꯥꯏꯟ ꯍꯦꯟꯅ ꯐꯪꯈꯤꯕ ꯃꯤ ꯑꯗꯨꯝ ꯌꯥꯎꯔꯅꯤ ꯕꯠ ꯑꯗꯨꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯌꯥꯗꯦ ꯂꯤꯁꯤꯡ 50 ꯇꯥꯟꯈꯤꯕ ꯃꯤ 50 ꯇꯥꯟꯈꯤꯕ ꯃꯤꯗꯨꯗ ꯑꯩꯅ ꯍꯦꯟꯅ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨꯅ ꯅꯣꯏꯗ ꯍꯦꯟꯅ ꯊꯨꯈꯤ ꯇꯥꯕꯅꯤ ꯑꯗꯨ ꯅꯣꯏꯗ ꯗꯤꯄꯦꯟ ꯇꯧꯋꯦ ꯑꯩꯉꯣꯟꯗ ꯂꯩꯇꯦꯀꯣ ꯁ꯭ꯂꯣ ꯆꯠꯂꯒꯗꯤ ꯅꯣꯏꯅ ꯁ꯭ꯂꯣ ꯆꯠꯆꯔꯦ ꯅꯣꯏꯅ ꯁꯥꯟꯅ ꯈꯪꯖꯔꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯄꯤꯐꯝ ꯊꯣꯛꯄ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯗꯣ ꯄꯤꯔꯛꯑꯅꯤ ꯁꯨꯃꯥꯏꯅ ꯇꯧ ꯀ꯭ꯂꯥꯏꯟꯗ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯎ ꯁꯤ ꯇꯧ ꯁꯦꯜ ꯁꯨꯃꯥꯏꯅ ꯀ꯭ꯂꯣꯖ ꯇꯧ ꯁꯤ ꯇꯧ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩ ꯂꯣꯏ ꯇꯥꯜꯂꯛꯑꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯏꯅ ꯇꯧꯖꯔꯣ ꯅꯪꯅ ꯁꯤꯌꯔ ꯇꯧꯔꯛꯑꯣ ꯁꯣ ꯐꯥꯔꯁ ꯑꯩ ꯁꯤꯗ ꯊꯝꯃꯣ ꯕ꯭ꯔꯦꯟ ꯕꯤꯜꯗꯤꯡ ꯊꯝꯃꯣ ꯑꯣꯀꯦ ꯕ꯭ꯔꯦꯟ ꯕꯤꯜꯗꯤꯡ ꯁꯤ ꯃꯇꯥꯡꯁꯦ ꯑꯩ ꯍꯥꯏꯒꯦꯕ ꯉꯁꯥꯏꯒꯤ ꯕꯤꯖꯅꯦꯁ ꯕꯤꯜ ꯇꯧꯕꯁꯦ ꯍꯥꯏꯔꯛꯑꯁꯦꯕꯀꯣ ꯀꯣꯟꯅ ꯑꯗꯨꯒꯤ ꯀꯣꯟꯅ ꯋꯥꯔꯤ ꯈꯟꯁꯦ ꯕ꯭ꯔꯦꯟ ꯕꯤꯜꯗꯤꯡꯁꯦ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯍꯥꯏ ꯕꯤꯖꯅꯦꯁ ꯕꯤꯜ ꯇꯧꯕꯁꯦ ꯕꯤꯖꯅꯦꯁ ꯈꯛ ꯕꯤꯜ ꯇꯧꯕꯅ ꯏꯅꯐ ꯑꯣꯏꯗꯦꯅ ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯀꯣ ꯕꯤꯖꯅꯦꯁ ꯍꯥꯏꯕꯁꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯀꯩꯗꯧꯒꯅꯤ ꯀꯔꯝ ꯀꯥꯟꯗ ꯀꯩꯗꯧꯔꯣꯏ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯀꯩꯝ ꯈꯪꯕ ꯅꯠꯇꯦꯕ ꯕꯠ ꯑꯒꯦꯟ
ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ let's build a brand anh sai hầu cái hai cái why do you buy products from Nike Nike đây nang product cái lấy nó lising fu hung fu phía số cái thì nó ada cái nang BMW cái pam nó Porsche cái thong nó Lamborghini cái thong nó Ferrari cái pam nó ngam drasu ada cái Louis Vuitton cái set nó because my maming duna my brand duna Cumberland bro Chumme. so adu ita de inam de hack to put man de kai mam thunda bhap taro brand is very important brand building has am important business to buda ngaki paisa khara tanaba somda sega mai ga tona bai thabak tu di that's a different thing we are not going to do these things point to doi pot se kai non tanda kamaina koi gi brand se ni suppose na product business hoishunu nangi service business hoishunu na sagi personal brand hoishunu kamaina ai gi ming je kamaina mayam da yohoni ai gi brand gi ming je kamai yohon gani mayam na kamai khangna han gani ha si posit lak se kai non tanda mina dum hayak tam ne example the xyz brand maming ti chat le XYZ brand adum thabak tawning pok tam ne dum so aduna brand build the wives is long term ne brand build tawng matam changani but it's okay kaino na brand build the wives is business di ngaki paisa tan ba hokusi lai adu brand build tawpa matam di kaino matam da nangi reputation semak tune paisa dagi ne important way brand build tawpa matam da haidi nangi grow tawna ba adagi di marketing chokolak na ba adagi mingo na deliver tawma matam trust build tawna ba aduna quality se am tonga le ba ko aduna brand build tawpa se matam changani but it's okay brand se build tawpa se na quite first important thing ne adu noi man dai hange noi mem na build tawning se kaino noi mem na build tawning se business build tawning bra brand build tawning bra Brand. be honest I the brand. brand okay kana kana business build tawning kana kana business tang build tawning ai kem oining de ai hingbadan gi business amate ta ta toroga build tawning hai kana 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 yok de okay am fine so na brand build the vibes am important ni brand di matam changani it's not just about ngasi hengi thabak nate 3 years sang bi 5 years sang bi 10 years sang bi 20 years sang bi ado kem kai balite brand have si brand build to tadi long lasting aina semning is ngasi ju ai gi friend aina hai noi ding ngasi wari li ge aina ai gi friend aina ngasi hai je kai ma ga ngasai thingna matam da ma nei ngonda hange ba bro nang as a civil engineer moina nang kai nang business to je ngonda hange nang ga si close to Nilakanta 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 my net ya mal okay so ini haning is kai noi matam da ma nei ngonda suma hange nang as a civil engineer moina nang business da kumdar ise kai no sine so ahamda de ina have the business kumdar mo tam da business di kai no da aina lai matam da only money gi wakhan khali ne money gi wakhan khali ne nilakanta nang recording do off kai kam ni adu matam du ding sai ai gi money gi wakhan khali ne but hojikti ai go second tapi ngonda money gi wakhan khala changa ine but now hojikti aina khali wakhan de kai no da ai ha ke aina ji khali aina sum hol le aina su ai mamang du hai gra koina su wara ba sida ai koi gi future gi generation ai koi gi ichai su no wadu ji kyam wadu no sine yam ti wadu ni so du da aina ji khali ji kai no da 내가 si close to ngatang close to ni laga si close ngat to mayam gi attention lo yenge we kyamu yam na kana kyamu yam lupi kana kyamu yam lupi as so ai hani ngi matam da ai ni khalam mi ha na paisa ne khalam mi but now I don't think about money ai money khan de kai gi no noi mem lak ko se ai ngon wakan thi nuai noi mem na lak ko matam da ai gi life se da kai phau ge da ai gi purpose phangem ai na moi mem gi help to moi mem harau gi ta moi mem ja ai gi family ne you are my family semane haijan mate se Arjun you are my family you are my brother Sajid nang ai gi brother ne Rishiraj nang ai gi brother everyone each and every one of you are my brother akoi adu gi da mutane koina seminar to du una du ji kaino sak khangna du ji mem khut chungna du sak samina du ji kai gi no mem pullaga si mem ji kaino we are brothers aduna ne aina aduna ai gi purpose to khang mani ne ji kaino ai mo na hai nang khallo nang thabak to ma thabak to
ꯃꯥ ꯁꯦꯂꯔꯤ ꯇꯥꯏ ꯃꯥ 60,000 70,000 ꯁꯦꯂꯔꯤ ꯆꯥꯏ ꯃꯥꯏ ꯊꯕꯛꯀꯤ ꯋꯥꯈꯜ ꯊꯕꯛꯇ ꯉꯥꯎꯕ ꯃꯤꯅꯦ ꯃꯥ ꯁꯣ ꯑꯩꯅ ꯍꯥꯏ ꯃꯉꯣꯟꯗ ꯅꯪꯒ ꯑꯩꯒ ꯃꯥꯏꯟ ꯈꯦꯠꯅꯔꯦ ꯑꯩꯒꯤ ꯒꯣꯜꯁꯦ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯅꯪ ꯈꯜꯂꯣ ꯅꯪꯒꯤ ꯅꯆꯥꯅꯁꯨꯗꯨ ꯅꯪ ꯍꯌꯦꯡ ꯔꯤꯇꯥꯌꯔ ꯇꯧꯔꯀꯥꯟꯗ ꯑꯗꯨ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯃꯣꯏꯅ ꯍꯤꯡꯗꯣꯏꯁꯦ ꯅꯪ ꯈꯜꯂꯕ ꯁꯤꯅꯤ ꯈꯟꯕꯤꯁꯤꯅꯤ ꯑꯩ ꯃꯉꯣꯟꯗ ꯍꯥꯏ ꯑꯩꯒꯤ ꯄꯔꯄꯁꯇꯤ ꯑꯩꯅ ꯉꯁꯤ ꯕꯤꯜ ꯇꯧꯔꯝꯃꯤꯕ ꯕꯤꯖꯤꯅꯦꯁꯁꯦ ꯑꯩꯒꯤ ꯅꯠꯇꯦ ꯑꯩꯅ ꯁꯤꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯆꯥꯅ ꯑꯃꯨꯛ ꯍꯦꯟꯗꯜ ꯇꯧꯔꯒ ꯑꯃꯨꯛ ꯆꯠꯍꯧꯕ ꯄꯣꯠꯇꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯩꯒꯤ ꯏꯆꯥꯅ ꯑꯃꯨꯛ ꯍꯦꯟꯗꯜ ꯇꯧꯔꯒ ꯆꯠꯄ ꯄꯣꯠꯇꯨꯅꯦꯕ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯁꯤꯟꯅꯤꯜꯂꯀꯥꯟꯗ ꯂꯩꯁꯦ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯒꯤ ꯒꯣꯜꯗꯨꯅꯦ ꯑꯗꯨꯒꯤ ꯄꯔꯄꯁꯇꯨꯅꯦꯕ ꯑꯩꯉꯣꯟꯗ ꯂꯩꯔꯤꯁꯦ ꯁꯦꯝ ꯊꯤꯡ ꯅꯣꯏꯒꯤ ꯄꯣꯠꯇꯁꯨ ꯑꯗꯨꯒꯤ ꯁꯝꯋꯥꯠ ꯁꯤꯒꯨꯝꯕ ꯃꯥꯏꯟ ꯑꯃ ꯂꯥꯛꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯁꯤꯒꯨꯝꯕ ꯄꯔꯄꯁ ꯑꯃ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯩꯅ ꯁꯦꯝꯃꯛꯇꯣꯏꯁꯦ ꯑꯦꯚꯔ ꯂꯥꯁꯇꯤꯡ ꯑꯣꯏꯕ ꯄꯣꯠꯅꯦꯕ ꯑꯩꯅ ꯄꯥꯝꯃꯤ ꯄꯣꯠꯁꯦ ꯑꯩꯅ ꯕ꯭ꯔꯦꯟꯁꯦ ꯀꯩꯅꯣ ꯑꯩ ꯉꯁꯤꯒꯤ ꯅꯠꯇꯦꯕ ꯅꯪ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯔꯤꯂꯥꯏꯟꯁ ꯍꯥꯏꯕ ꯄꯣꯠꯁꯦ ꯗꯦꯀꯦꯠ ꯀꯌꯥ ꯑꯃꯅ ꯂꯩꯗꯣꯏꯁꯦ ꯔꯤꯂꯥꯏꯟꯁ ꯑꯝꯕꯥꯅꯤꯅ ꯍꯌꯦꯡ ꯍꯟꯅꯨꯔꯒ ꯗꯥꯏꯕꯦꯇꯤꯁ ꯅꯥꯔ ꯂꯩꯈꯤꯗ꯭ꯔ ꯐꯥꯎꯗ ꯑꯗꯨꯝ ꯈꯔ ꯂꯩꯔꯒ ꯃꯤ ꯃꯥ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯗꯥꯏꯕꯦꯇꯤꯁ ꯅꯥꯔꯒ ꯂꯩꯒꯗ꯭ꯔꯥ ꯃꯥ ꯗꯥꯏꯕꯦꯇꯤꯁ ꯅꯥꯔꯝꯗꯣꯏꯅꯤ ꯃꯕꯨꯛ ꯈꯨꯀꯪꯗꯨꯒꯀꯣ ꯁꯣ ꯁꯨꯃꯥꯏꯅ ꯃꯥꯅ ꯍꯌꯦꯡ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡ ꯐꯥꯎꯗ ꯃꯥꯒꯤ ꯔꯤꯂꯥꯏꯟꯁꯁꯦ ꯃꯥꯏ ꯃꯆꯥꯅꯨꯄꯥꯅ ꯑꯃꯨꯛ ꯁꯤꯖꯤꯟꯅꯍꯧꯗꯣꯏꯅꯤ ꯑꯗꯩ ꯃꯥꯏ ꯃꯆꯥꯒꯤ ꯃꯆꯥꯅ ꯑꯃꯨꯛ ꯂꯩꯍꯧꯗꯣꯏꯅꯤ ꯔꯣꯜꯗꯣ ꯁꯨꯝ ꯄ꯭ꯂꯦ ꯇꯧꯔ ꯂꯩꯗꯣꯏꯅꯤ ꯔꯤꯂꯥꯏꯟꯁꯁꯦ ꯗꯦꯀꯦꯠ ꯀꯌꯥꯅꯦ ꯂꯩꯗꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯁꯣ ꯁꯦꯝ ꯊꯤꯡ ꯑꯩꯅꯁꯨ ꯄꯥꯝꯃꯤꯁꯦ ꯑꯗꯨꯃꯛ ꯑꯣꯏꯅꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯂꯩꯇꯦ ꯕꯠ ꯑꯩꯒꯤ ꯒꯣꯜꯗꯤ ꯑꯦꯁ ꯁꯔꯀꯜ ꯂꯥꯏꯐ ꯁꯥꯏꯀꯜꯅꯦꯕ ꯑꯩꯅ ꯄꯤꯔꯝꯗꯣꯏꯁꯦ ꯕꯤꯖꯤꯅꯦꯁꯁꯦ ꯑꯗꯨꯒꯤꯅꯦ ꯕꯤꯖꯤꯅꯦꯁꯀꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯥꯔꯠꯁꯦ ꯁꯤꯅꯦꯕ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯄꯥꯔꯠꯁꯦ ꯁꯤꯅꯦꯕ ꯄꯩꯁꯥꯒꯤ ꯈꯜꯂꯛꯀꯅꯣꯕꯀꯣ ꯁꯤꯅꯦꯕ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯥꯔꯠꯁꯦ ꯅꯪꯅ ꯍꯌꯦꯡ ꯅꯪ ꯊꯤ ꯄ꯭ꯔꯥꯎꯗ ꯑꯣꯏꯗꯣꯏꯅꯦ ꯍꯌꯦꯡ ꯂꯩꯒꯗꯥꯟꯗ ꯑꯩꯒꯤ ꯐꯥꯗꯔꯅ ꯁꯦꯝꯃꯕ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯑꯩꯒꯤꯅ ꯍꯧꯖꯤꯛ ꯄꯨꯔꯤꯕ ꯄꯣꯠꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯄ꯭ꯔꯥꯎꯗ ꯑꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯅꯦꯕꯀꯣ ꯁꯦꯝ ꯊꯤꯡ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯗꯨꯅꯦꯕ ꯑꯗꯨ ꯅꯣꯏ ꯃꯌꯥꯝꯗꯁꯨ ꯑꯗꯨꯒꯤ ꯏꯗꯨꯅꯦꯕ ꯑꯩꯅ ꯆꯜꯍꯟꯅꯤꯡꯉꯤꯁꯦ ꯍꯥꯏꯕꯗꯤ ꯅꯣꯏ ꯈꯪꯉꯛꯀꯅꯤ ꯍꯧꯖꯤꯛ ꯔꯤꯁꯤꯔꯥꯁꯅ ꯈꯜꯂꯝꯕ ꯌꯥꯏꯕ ꯕ꯭ꯔꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯍꯧꯗꯣꯛꯇ꯭ꯔꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯕ꯭ꯔꯣ ꯅꯪꯅ ꯁꯤ ꯂꯩꯔꯤꯁꯦ ꯉꯁꯤ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯁꯤꯒꯤꯗꯃꯛꯇꯅꯦꯕ ꯑꯩꯅ ꯅꯪꯒꯤ ꯕ꯭ꯔꯗꯔ ꯑꯃ ꯑꯣꯏꯅ ꯕꯤꯛ ꯕ꯭ꯔꯗꯔ ꯑꯃ ꯑꯣꯏꯅ ꯅꯪꯉꯣꯟꯗ ꯉꯁꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯉꯤꯅꯦ ꯁꯖꯤꯠꯇꯁꯨ ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯅꯦꯕ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯁꯨ ꯅꯪꯗꯧꯅ ꯂꯩꯔꯝꯃꯤ ꯉꯥꯛꯇꯅꯦꯕ ꯁꯦꯝ ꯄꯣꯖꯤꯁꯟꯗ ꯑꯔꯖꯨꯟꯅ ꯂꯩꯔꯝꯃꯤꯕ ꯄꯣꯖꯤꯁꯟꯗ ꯑꯩꯁꯨ ꯂꯩꯔꯝꯃꯤꯅꯦꯕ ꯑꯣꯟꯂꯤ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯀꯩꯅꯣ ꯑꯩꯒꯤ ꯃꯥꯏꯟꯁꯦ ꯍꯧꯖꯤꯛ ꯇꯣꯉꯥꯟꯈ꯭ꯔꯦꯕ ꯃꯥꯏꯟ ꯇꯣꯉꯥꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗꯨ ꯇꯣꯉꯥꯜꯂꯛꯏꯅꯦꯕ ꯑꯩꯁꯨ 19 ꯑꯩꯅ 5 ꯌꯔꯁ ꯃꯃꯥꯡ ꯆꯠꯇꯥꯔꯗꯤ 6 ꯌꯔꯁ ꯃꯃꯥꯡ ꯆꯠꯇꯥꯔꯗꯤ ꯑꯩꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯉꯥꯡꯉꯤꯕ ꯇꯧꯔꯤ ꯃꯌꯥꯝꯁꯤꯗꯤ ꯑꯩ ꯀꯩꯝ ꯈꯪꯉꯝꯃꯣꯏꯕ ꯕꯠ ꯑꯩꯒꯤ ꯄꯉꯥꯡ ꯉꯥꯡꯕ ꯁꯦ ꯑꯩꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯑꯩ ꯁꯦꯌꯔ ꯌꯥꯗ꯭ꯔꯕ ꯁꯥꯔ ꯗꯦꯅꯤꯜ ꯊꯣꯛꯈ꯭ꯔꯕ ꯑꯣꯀꯦ ꯃꯌꯥꯝ ꯁꯥꯎ ꯌꯥꯗꯦ ꯅꯤꯂꯀꯥꯟꯇ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯤꯡꯛꯇꯣ ꯍꯥꯟꯅꯩ ꯂꯤꯡꯛꯇꯨꯗ ꯑꯗꯨꯝ ꯑꯗꯨꯝ ꯊꯥꯔꯤꯌꯦ ꯁꯥꯔ ꯍꯥꯟꯅꯩꯗꯣ ꯀꯟꯇꯤꯅ꯭ꯌꯨ ꯑꯗꯨꯝ ꯇꯧꯔꯤ ꯑꯣꯀꯦ ꯑꯣꯀꯦ ꯁꯣ ꯃꯌꯥꯝ ꯁꯥꯎ ꯌꯥꯗꯦ ꯍꯣꯏ ꯍꯣꯏ ꯑꯩ ꯀꯥꯏꯗꯅꯣ ꯂꯩꯔꯝꯕꯗꯣ ꯑꯣꯀꯦ ꯑꯩ ꯀꯥꯏꯗꯅꯣ ꯂꯩꯔꯝꯕꯗꯣ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯍꯣꯏ ꯑꯣꯖꯥꯏ
ꯀꯅꯥꯅꯣꯝ ꯑꯩꯉꯣꯟꯗ ꯔꯤꯃꯥꯏꯟ ꯇꯧꯔꯣ ꯀꯥꯏ ꯋꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯝꯕꯗꯣ ꯂꯣꯡ ꯇꯥꯝꯒꯤ ꯍꯦꯔꯤꯗꯤꯇꯤ ꯀꯩꯕ ꯏꯆꯥ ꯏꯁꯨꯒꯤ ꯈꯜꯂꯒ ꯑꯣ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯔꯝꯕꯗꯣ ꯌꯥ ꯑꯗꯨꯅ ꯅꯣꯏ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯁꯤꯒꯤ ꯋꯥꯈꯜꯁꯦ ꯆꯦꯟꯕꯁꯦ ꯗꯔꯀꯥꯔ ꯂꯩꯌꯦꯕꯀꯣ ꯇꯧꯅꯤꯡꯉꯦꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯑꯩ ꯉꯁꯥꯏ ꯍꯥꯏꯕ ꯌꯦꯁ ꯑꯩ ꯅꯤꯡꯁꯤꯡꯉꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯔꯤꯁꯤꯔꯥꯖꯅ ꯈꯜꯂꯝꯕ ꯌꯥꯏ ꯕ꯭ꯔꯣ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯅꯣꯏ ꯎꯕ ꯉꯝꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯒꯅꯦꯕ ꯌꯥꯝ ꯂꯨꯅ ꯈꯟꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦꯕ ꯑꯩ ꯍꯥꯏꯒꯦꯕ ꯕꯤꯁꯣꯔꯁꯤꯅ ꯈꯟꯕ ꯌꯥꯏꯕ ꯌꯥꯝ ꯂꯨꯅ ꯈꯟꯕ ꯌꯥꯏꯕ ꯑꯗꯨ ꯂꯨꯕꯗꯣ ꯂꯥꯏꯍꯜꯂꯛꯀꯦꯕ ꯑꯗꯨꯒꯤꯗꯃꯛꯇ ꯅꯣꯏ ꯁꯤ ꯂꯩꯖꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯑꯩꯁꯨ 5 years backꯇ ꯆꯞ ꯃꯥꯟꯅꯩꯕ ꯑꯩꯒꯤ ꯋꯥꯈꯜꯁꯨ ꯑꯗꯨꯃꯛꯅꯦꯕ ꯂꯩꯔꯝꯃꯤꯁꯦ 5 years backꯇ ꯀꯩꯝ ꯈꯪꯉꯝꯕ ꯅꯠꯇꯦ ꯀꯩꯝ ꯎꯔꯝꯕ ꯅꯠꯇꯦ 6 years backꯇ ꯀꯩꯝ ꯈꯪꯉꯝꯕ ꯅꯠꯇꯦ ꯕꯠ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯥꯏꯟꯁꯦ ꯀꯩꯅꯣ ꯑꯩ ꯏꯁꯥꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯏꯅꯦꯕ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯑꯀꯥꯟꯗ ꯁꯤ ꯃꯐꯝꯁꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯈꯟꯕ ꯉꯝꯃꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯉꯝꯃꯦ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯆꯦꯂꯦꯟꯖꯦꯁꯁꯦ ꯂꯥꯛꯏꯅꯦꯕ ꯑꯩ ꯏꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯌꯦꯕ ꯕ꯭ꯔꯣ ꯅꯪꯒꯤ ꯀꯣꯠꯁꯤꯡꯁꯦ ꯑꯩ ꯁꯦꯞ ꯇꯧꯔ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯉꯦ ꯍꯥꯏ ꯕꯠ ꯑꯩꯅ ꯏꯔꯤꯕ ꯀꯣꯠꯁꯦ ꯄꯪꯏ ꯏꯕ ꯀꯣꯠꯁ ꯅꯠꯇꯦꯕ ꯑꯩꯒꯤ ꯃꯥꯏꯟꯗꯒꯤ ꯊꯣꯛꯂꯛꯄ ꯀꯣꯠꯁꯤꯅ ꯑꯩꯅ ꯏꯔꯤꯁꯦ ꯁꯤ ꯊꯣꯛꯀꯅꯤ ꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯅ ꯏꯔꯛꯏ ꯄꯣꯠꯇꯨ ꯏꯔꯒ ꯐꯖꯅ ꯏꯊꯣꯛꯑꯀꯥꯟꯗ ꯑꯩꯒꯤ ꯃꯥꯏꯟꯗ ꯈꯟꯕ ꯋꯥꯈꯟꯗꯣ ꯑꯩ ꯈꯜꯂꯛꯏꯅꯦꯕ ꯁꯣ ꯁꯦꯝ ꯊꯤꯡ ꯁꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯄꯣꯠꯁꯦ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯀꯥꯟꯗ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅꯅꯦ ꯑꯩ ꯍꯥꯏꯁꯦ ꯅꯣꯏꯗ ꯁꯤ ꯄꯣꯠꯁꯦ ꯅꯣꯏ ꯍꯧꯖꯤꯛꯃꯛ ꯎꯈꯤꯔꯣꯏ ꯎꯗ ꯇꯥꯔꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯁꯦ ꯍꯌꯦꯡ ꯅꯣꯏꯅ ꯋꯥꯟ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯑꯃ ꯁꯦꯝꯃꯛꯑꯀꯥꯟꯗꯀꯣ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯑꯃ ꯁꯦꯝꯃꯛꯑꯀꯥꯟꯗ ꯐꯦꯂꯤꯌꯔ ꯊꯦꯡꯅꯔꯀꯥꯟꯗ ꯀ꯭ꯂꯥꯏꯟꯅ ꯔꯤꯖꯦꯛ ꯂꯥꯛꯑꯀꯥꯟꯗ ꯑꯗꯩ ꯃꯤꯅ ꯑꯞꯁ ꯑꯦꯟ ꯗꯥꯎꯟ ꯂꯥꯛꯑꯀꯥꯟꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯀꯥꯟꯗ ꯅꯣꯏꯒꯤ ꯃꯥꯏꯟꯁꯦ ꯑꯞꯒ꯭ꯔꯦꯗ ꯂꯥꯛꯀꯅꯤꯕ ꯃꯇꯝꯗ ꯃꯦꯆꯨꯔꯤꯇꯤ ꯃꯥꯏꯟ ꯑꯃ ꯂꯥꯛꯀꯅꯤꯕ ꯑꯍꯥꯟꯕꯗ ꯂꯥꯛꯑꯣꯏ ꯍꯧꯖꯤꯛ ꯁꯨꯡꯂꯥ ꯂꯥꯛꯈꯤꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯦꯛꯁꯥꯏꯠꯃꯦꯟꯅꯤ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯏꯁꯦ ꯄꯨꯔꯥ ꯃꯩꯅꯦ ꯍꯧꯖꯤꯛ ꯍꯧꯔꯤꯁꯦꯀꯣ ꯀ꯭ꯂꯥꯏꯟ ꯑꯃ ꯐꯪꯕ ꯑꯣꯀꯦ ꯅꯤꯂꯀꯥꯟꯇꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯤꯂꯀꯥꯟꯇꯁꯤꯒ 3 months ꯃꯃꯥꯡꯗ 1 year ꯃꯃꯥꯡꯗ 2 year ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯅꯤꯂꯀꯥꯟꯇꯁꯨ ꯀꯌꯥꯝ ꯈꯦꯠꯅꯅꯤꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒ ꯃꯥ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯃꯇꯝꯗ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯅꯤꯂꯀꯥꯟꯇꯁꯦ ꯇꯣꯉꯥꯜꯂꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯤꯂꯀꯥꯟꯇꯁꯦ ꯇꯣꯉꯥꯜꯂꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥ ꯍꯧꯖꯤꯛ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯦꯕ ꯃꯥ ꯔꯤꯖꯜꯠ ꯐꯪꯉꯦ ꯔꯤꯖꯜꯠ ꯐꯪꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯟꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯋꯥꯔꯤ ꯂꯤꯖꯦ ꯅꯣꯏꯗ ꯊꯣꯛꯀꯗꯕ ꯃꯌꯥꯝꯁꯦ ꯃꯥ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯀꯩꯅꯣ ꯃꯥ ꯍꯔꯥꯎꯔ ꯃꯥꯗꯤ ꯑꯦꯕ꯭ꯔꯤꯗꯦ ꯑꯦꯛꯁꯥꯏꯠꯃꯦꯟ ꯂꯩꯖꯦꯀꯣ ꯃꯥ ꯂꯩꯔꯝꯃꯤꯁꯦ ꯁꯔ ꯑꯩ ꯁꯨꯃꯥꯏꯅ ꯇꯥꯜꯂꯦ ꯄꯩꯁꯥ ꯁꯤ ꯇꯥꯜꯂꯦ ꯂꯥꯛ ꯑꯃ ꯇꯥꯜꯂꯦ ꯂꯥꯛ ꯑꯃ ꯌꯧꯔꯦ ꯁꯤ ꯌꯧꯔꯦ ꯑꯦꯕ꯭ꯔꯤꯗꯦ ꯑꯦꯛꯁꯥꯏꯠꯃꯦꯟꯅꯦ ꯃꯥ ꯂꯩꯖꯦꯀꯣ ꯅꯣꯡꯃ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯉꯣꯟꯗ ꯁꯔ ꯑꯩ ꯀ꯭ꯂꯥꯏꯟ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯀ꯭ꯂꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯄꯩꯁꯥ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯁꯤ ꯇꯧꯒꯦ ꯍꯥꯏꯌꯦ ꯃꯥ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯃꯇꯝꯗ ꯀꯩ ꯍꯥꯏ ꯃꯉꯣꯟꯗ ꯑꯩꯅ ꯍꯥꯏ ꯄꯣꯠꯁꯦ ꯑꯩꯅ ꯉꯥꯡꯕꯁꯦ ꯇꯥꯎ ꯁꯤ ꯄꯥꯔꯠ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯖꯔꯅꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯄꯥꯔꯠ ꯑꯣꯐ ꯑꯩꯈꯣꯏ ꯖꯔꯅꯤ ꯃꯇꯝ ꯆꯨꯞꯇ ꯅꯪꯅ ꯅꯨꯡꯉꯥꯏꯅꯤꯡꯉꯤ ꯄꯣꯠꯇꯣ ꯁꯨꯝ ꯅꯨꯡꯉꯥꯏ ꯂꯩ ꯌꯥꯄꯣ ꯅꯠꯇꯦ ꯍꯥꯏꯕꯅꯦꯕ ꯑꯩ ꯍꯥꯏꯁꯦ ꯀ꯭ꯂꯥꯏꯟꯗꯣ ꯁꯨꯝ ꯅꯪꯒꯤ ꯑꯣꯏ ꯂꯩꯒꯦ ꯑꯗꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯃꯨꯛ ꯆꯠꯈꯤꯕ ꯑꯃꯨꯛ ꯂꯥꯛꯄ ꯑꯃꯨꯛ ꯆꯠꯈꯤꯕ ꯑꯃꯨꯛ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ ꯑꯗꯨ ꯀꯞꯀꯗꯕ ꯅꯠꯇꯦ ꯁꯤꯅꯦꯕ ꯑꯩ ꯍꯥꯏꯁꯦ ꯑꯗꯨꯗ ꯗꯤꯄ꯭ꯔꯦꯁ ꯑꯣꯏꯒꯗꯕ ꯅꯠꯇꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯌꯦꯁ ꯅꯪꯉꯣꯟꯗ ꯉꯥꯛꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯅꯤ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯑꯃ ꯆꯠꯈꯤꯗꯣꯔꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯕꯠ ꯑꯗꯨ ꯄꯣꯠꯇꯣ ꯀꯩ ꯑꯗꯨꯒꯤ ꯃꯦꯆꯨꯔꯤꯇꯤ ꯈꯔ ꯋꯥꯠꯂꯤꯕꯩꯅꯦꯕ ꯑꯗꯨ ꯃꯦꯆꯨꯔꯤꯇꯤ ꯋꯥꯠꯂꯤꯕꯩꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯀ꯭ꯂꯥꯏꯟꯁꯦ ꯅꯥꯟꯊꯣꯛꯑ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯗꯒꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯕ ꯇꯧꯔꯛꯑꯀꯥꯟꯗ ꯅꯪ ꯈꯪꯉꯛꯀꯅꯤꯕ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯑꯞꯒ꯭ꯔꯦꯗ ꯇꯧꯔ ꯑꯣ ꯁꯤ ꯑꯣꯏꯔꯗꯤ ꯋꯔꯛ ꯇꯧꯔꯔꯣꯏ ꯅꯦꯛꯁ ꯇꯥꯏꯝꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯤꯜꯂꯀꯥꯟꯗ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛ ꯂꯦꯁꯟ ꯑꯃ ꯂꯔꯟ ꯇꯧꯔꯦ ꯁꯤꯒꯤ ꯃꯤꯁꯇꯦꯛꯁꯦ ꯑꯃꯨꯛ ꯑꯣꯏꯍꯜꯂꯅꯨ ꯅꯦꯛꯁ ꯇꯥꯏꯝꯗ ꯅꯪꯅ ꯀ꯭ꯂꯥꯏꯟ ꯗꯤꯜ ꯇꯧꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯗꯤꯜ ꯇꯧꯅꯤ ꯕꯥꯎꯟꯗꯔꯤ ꯑꯃ ꯁꯦꯠ ꯇꯧꯔꯣ ꯅꯨꯄꯥꯗꯧꯅ ꯋꯥ ꯉꯥꯡꯉꯣ ꯋꯥ ꯉꯥꯡꯕꯗ ꯊꯣꯝꯃꯣ ꯁꯨꯃꯥꯏꯅ ꯁꯤ ꯌꯥꯏ ꯁꯤꯗꯩ ꯁꯤꯕꯨ ꯌꯥꯏ ꯁꯤꯕꯨ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗ ꯎꯠꯂꯣ ꯍꯥꯏꯕ ꯄꯣꯠꯁꯤꯗ ꯄꯨꯔꯛꯏꯅꯦꯕ ꯁꯤ ꯑꯗꯨ ꯄꯣꯠꯇꯣ ꯕꯤꯁꯣꯔꯖꯤꯠꯅ ꯑꯃꯨꯛ ꯈꯜꯂꯝꯕ ꯌꯥꯏ ꯀꯩꯅꯣ ꯕ꯭ꯔꯣ ꯗꯦꯅꯤꯜꯅ ꯍꯥꯏꯁꯦ ꯁꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩ ꯈꯪꯗ꯭ꯔꯤ ꯑꯩ ꯇꯧꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯈꯪꯗ꯭ꯔꯤꯁꯦ ꯅꯪ ꯇꯧꯗ꯭ꯔꯤꯕꯩꯅꯦꯕ ꯇꯧꯗ꯭ꯔꯤꯕꯩꯅꯦ ꯅꯪ ꯃꯐꯝꯗ ꯌꯧꯏ ꯑꯗꯨ ꯇꯧꯔꯀꯥꯟꯗ ꯅꯪ ꯈꯪꯗꯣꯏꯅꯦ ꯇꯧꯔꯀꯥꯟꯗꯗꯤ ꯑꯣ ꯁꯤ ꯄꯣꯠꯁꯦ ꯅꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯁꯤ ꯄꯣꯠꯁꯦ ꯊꯣꯛꯀꯅꯤꯁꯦ ꯅꯍꯥꯟꯅ ꯍꯥꯏꯈ꯭ꯔ ꯍꯧꯖꯤꯛ ꯊꯣꯛꯑꯦ ꯑꯩꯉꯣꯟꯗ ꯅꯥꯎ ꯋꯥꯠ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯁꯖꯤꯠꯅ ꯍꯧꯖꯤꯛ ꯁꯖꯤꯠꯇ ꯑꯩ ꯍꯧꯖꯤꯛ ꯍꯥꯏ ꯅꯤꯡꯁꯤꯡꯉꯨꯕ ꯅꯪꯉꯣꯟꯗ ꯊꯣꯛꯀꯅꯤ ꯁꯤꯁꯨ ꯂꯣꯏ ꯊꯣꯛꯅꯤ ꯀꯩꯅꯣꯗ ꯕꯤꯗ꯭ꯌꯥꯅꯟꯗ ꯊꯣꯛꯀꯅꯤ ꯂꯣꯏ ꯅꯤꯡꯁꯤꯡꯉꯨꯕ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯂꯣꯏ ꯅꯤꯡꯁꯤꯡꯉꯨꯕ ꯁꯤ ꯄꯣꯠꯁꯦ ꯀ꯭ꯂꯥꯏꯟꯁꯦ ꯅꯪꯒꯤꯗꯃꯛꯇ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯅꯣꯡꯃ ꯆꯠꯈꯤꯕꯁꯨ ꯌꯥꯎꯅꯤꯕ ꯆꯠꯄ ꯃꯇꯝꯁꯤꯗ ꯃꯅꯤꯡ ꯍꯟꯒꯗꯕ ꯁꯨꯡ ꯅꯠꯇꯦꯕ ꯑꯃꯨꯛꯀ ꯀ꯭ꯂꯥꯏꯟ ꯊꯤꯒꯗꯕ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯅ ꯅꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯗ ꯀꯩꯝ ꯋꯥꯒꯅꯨ ꯑꯩꯅ ꯎꯔꯤꯕ ꯚꯤꯖꯟꯁꯤꯃꯛ ꯅꯣꯏꯅ ꯎꯕ ꯉꯝꯅꯤ ꯍꯥꯏꯕꯗꯤ ꯃꯦ ꯕꯤ ꯑꯩ ꯂꯥꯟꯕꯁꯨ ꯌꯥꯏ ꯑꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤꯁꯨ ꯂꯥꯟꯕ ꯌꯥꯏ ꯎꯔꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯚꯤꯖꯟ ꯎꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯕꯠ ꯗꯦꯠꯁ ꯐꯥꯏꯟ ꯕꯠ ꯎꯗꯕ ꯃꯤ ꯌꯥꯎꯗ꯭ꯔꯁꯨ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀ꯭ꯂꯥꯏꯟ ꯐꯪꯉꯀꯥꯟꯗ ꯕꯤꯖꯤꯅꯦꯁꯇ ꯐꯦꯜ ꯑꯣꯏꯔꯀꯥꯟꯗ ꯄꯩꯁꯥ ꯃꯥꯡꯉꯀꯥꯟꯗ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯄꯩꯁꯥ ꯃꯥꯡꯉꯀꯥꯟꯗ ꯃꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯕꯅꯤ ꯃꯥꯡꯕ ꯊꯥꯛꯄ ꯇꯧꯔꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯕꯅꯦ ꯑꯆꯨꯝꯕꯅꯤꯁꯦ ꯑꯆꯨꯝꯕꯅꯦꯕꯁꯦ ꯄꯩꯁꯥ ꯃꯥꯡꯗ꯭ꯔꯤꯉꯩ ꯒ꯭ꯌꯥꯟ ꯁꯨꯛꯇꯥ ꯇꯥꯗꯕꯅꯦ ꯑꯗꯒꯤꯗꯤ ꯃꯥꯡ ꯇꯥꯛꯄ ꯊꯣꯛꯇ꯭ꯔꯤꯉꯩ ꯒ꯭ꯌꯥꯟ ꯁꯨꯛꯇꯥ ꯇꯥꯗꯕꯅꯦ ꯁꯤꯁꯨ ꯑꯆꯨꯝꯕꯅꯦ ꯁꯣ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯕꯁꯦ ꯀꯝꯄꯜꯁꯔꯤꯅꯦꯕ ꯑꯗꯣ ꯃꯥꯡꯅꯤꯡꯗꯦ ꯍꯥꯏꯕꯗꯤ ꯈꯪꯉꯦ ꯑꯗꯣ ꯃꯥꯡ ꯇꯥꯛꯄꯗꯤ ꯈꯔ ꯌꯥꯎ ꯇꯥꯕꯅꯦꯕꯀꯣ ꯑꯩꯁꯨ ꯌꯥꯎꯔꯤꯅꯦ ꯃꯥꯡ ꯇꯥꯛꯄ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯤꯅꯦ ꯑꯗꯣ ꯃꯥꯡ ꯇꯥꯛꯄꯗꯣ ꯈꯔ ꯈꯥꯡ ꯇꯥꯕꯅꯦ ꯃꯥꯡ ꯇꯥꯛꯇ꯭ꯔꯤꯉꯩ ꯒ꯭ꯌꯥꯟ ꯁꯨꯛꯇꯥ ꯇꯥꯔꯣꯏꯕ ꯑꯗꯨꯅ ꯃꯥꯡ ꯇꯥꯛꯑꯣꯅ ꯍꯦꯛꯇ ꯑꯔꯩꯕ ꯄꯩꯁꯥ ꯊꯥꯗꯧꯁꯨ ꯍꯥꯏꯕ ꯅꯠꯇꯦꯕꯀꯣ ꯃꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯃꯨꯟꯅ ꯑꯩ ꯉꯁꯤ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯊꯣꯛꯀꯗꯕ ꯄꯣꯠꯅꯦ ꯅꯤꯜꯂꯀꯥꯟꯗ ꯊꯣꯛꯏ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯊꯣꯛꯈ꯭ꯔꯕꯅꯦ ꯀꯦꯕꯗ ꯊꯣꯛꯇꯣꯔꯕꯅꯦ ꯑꯜꯄꯦꯁꯇ ꯊꯣꯛꯇꯣꯔꯕꯅꯦ ꯍꯧꯖꯤꯛ ꯑꯔꯖꯨꯟꯗ ꯊꯣꯛꯇꯣꯔꯕꯅꯦ ꯕꯪꯀꯤꯝꯆꯟꯗ꯭ꯔꯗ ꯊꯣꯛꯇꯣꯔꯕꯅꯦ ꯁꯤ ꯄꯣꯠꯁꯦ ꯆꯦꯟꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯕ ꯀꯩꯅꯣ ꯃꯇꯝꯗ ꯀ꯭ꯂꯥꯏꯟꯅ ꯔꯤꯖꯦꯛ ꯇꯧꯔꯛꯀꯅꯤ ꯀ꯭ꯂꯥꯏꯟꯅ ꯅꯉꯣꯟ ꯊꯤ ꯉꯥꯡꯉꯛꯀꯅꯤ ꯀ꯭ꯂꯥꯏꯟꯅ ꯎꯁꯤꯜꯂꯛꯑꯣꯏ
client chawsalakani hainadaba wai ngangkani mathung mangkhangda wari man taning da wari man ngangkani client na adu mayam sing nang nasana ready we leja tab but matam chup dai gi client ai gi 3 client ai remaining punchi chupai moina lising yang kai tirani mangdo mangor kai no si change sem darka lei ko si reality ne hai man reality ne no yaning ba yaning da ba hai po che reality ne facts ne se facts asing ba pon ne koi chen sunya roi dam ai chen ba di hojik su mai rejection lai hojik su rejection lai thawai no ai ta ba kyam ya hojik su every day aina kai no business te kai no khan matam da ai ju mi ne ai ngon su sauning ba phau dam na te aki ba phau dam na te dei ngak tang gi kalak ba phau dam na te loi phau ba but I know how to control ai control to ngam me si po control to ai mi ngon du thok te ba mi ngon da ai gi weak point su thok te ba kai no ai to da ba te kai no ai chang ai ba ai line di business di ai na nupa thok ta tar di kem to oi ro have jai khangim so no noi mem da ina hai je ko this is a part of our life hogi life to doi la kani aduna noi na hojik u de to kem kai de first ta income sem si fail oi si learn to si noi gi ai noi na fail oi ba de noi gi life ki maturity je noi gi life foundation noi fail oi ba de noi de hi je gi dun ai gi nate noi na dum chaw chaw ga nupa yongo sum failure yamna thingnar pa mi maga paisa pai bai imung de hork pa mapa mama pa gi paisa dang cha ba mi maga ani si gi khetna ba je noi dum moi gi wangang sang la dum khetna ba leram gani compulsory noi uram gani wangang sang da amagi maturity siga amagi maturity siga dum khetna ba je noi uram gani ani mag real men ne but real men amadi real men oidri amadi real men oirabani kaino ma thingnar ka poto foundation do mana masana sema la ko poto real men ai haije real men oi wai ne entai ko nena ka share to yo business skills katana important oi damni ko skills di yam lai skills en ta ko pop tani skills katana important oi de skills tagi hen important oi foundation important oi ngasi ina piri myam singje so brand building brand is a long term thing is a high grade ai ai mana da haibdo bai aina sem duise ai gi nate ai gi chai chugi ai gi chai chugi isu na mu chalai ba ngam mong doi sem ngam di sem ge na khalini adu matam na ma acha ai betera idea ha to min legi ma so kai mu haini ngali to pai le to ko si mind ngata ne so next solopreneur versus entrepreneur now kana solopreneur have je kai nu khangi kana entrepreneur have po che kai nu khangi ba who knows the exact meaning kana khangi kana khangde khangru khangdabro khangde but okay nang khangdo su ken kai de but hojiki leina laiba position ji da you have to be a solopreneur first solopreneur have di kai nu am da nasana hana nang je solo oi zum gyan da nasana na thanda na sujar ko de sa solopreneur entrepreneur hai jine kai nu am da mayam da job pirak pa dagi mayam nangi work se delegate to kan da ko pose that's entrepreneur loi khang bai dar ka ta de matan da mingon san do but adubu entrepreneur oi dir kana solopreneur han oi ge dabne gyan tai ko ina hai po cha na kana si close to ni na kana si close to mayam gi loi mak chehra sab dekh ke ai wari sa ge solopreneur hai bse noi nong hai pe hun long hai pe bro ai solopreneur oi ni thanda kamai work to du ai di mayam da thabak delegate to chu ge ai khange bro nangi hunger doi khange ai ju forum me mai na but nang phau em te example nang ngona pi se ko gyan taw hai ne hai je aina aham da nang tolop na sagi buk tolop le je da nang na mingon da kamai tolop pi dun make sense nang na sagi na sada pe to ngam dri ba nang na biso je chumbra khadang me li do ka gyan taw ta da bra na sada pe to ngam dri ba nang na how are you going to pay to others alu tare ai haini je kai no quite first this solopreneur oi wai ahing nungling graphic designing Facebook advertising YouTube tawgera YouTube video editing ale business promote tawgera product yang chat kera manufacturer wai sana chat kera mi deal taw chat kera adagi di kari guma manangi business ki promote taw chat kera you have to do it all by yourself first nasana thana loi tawuda mingona depend to sungya ya roi mina to biro sung to nang nasana loi tawuda ai sana loi taw lai ahing gyam tum dala lai hojik phau dai video editing san tawjai kai gino ai mi thamning da bai na tib maram khar lai aina
ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯏꯗꯤꯇꯔ ꯂꯩ ꯕꯠ ꯃꯥꯒ ꯑꯩꯒ ꯗꯤꯜ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯏꯗꯤꯇꯤꯡꯁꯤꯒ ꯑꯩꯒ ꯃꯥꯟꯅꯔꯛꯇꯕ ꯃꯇꯥꯡ ꯌꯥꯎꯏ ꯑꯩꯅ ꯍꯧꯖꯤꯛ ꯊꯤꯔꯤꯁꯦ ꯑꯩꯅ ꯄꯥꯝꯕ ꯚꯤꯗꯤꯑꯣ ꯏꯗꯤꯇꯔ ꯑꯃ ꯂꯩ ꯑꯗꯨ ꯏꯗꯤꯇꯔꯗꯣ ꯐꯪ ꯇꯥꯔꯗꯤ ꯑꯩ ꯃꯉꯣꯟꯗ 50K ꯊꯥꯒꯤ ꯄꯤꯊꯣꯛꯄꯗ ꯀꯩꯝ ꯀꯥꯟꯅꯕ ꯄꯥꯝꯃꯨꯕ ꯂꯩꯇꯦꯕ ꯑꯩꯅ ꯄꯥꯝꯃꯤꯕ ꯚꯤꯗꯤꯑꯣ ꯏꯗꯤꯇꯔꯁꯦ ꯀꯩꯅꯣ ꯑꯩꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯁꯣꯜቭ ꯇꯧꯗꯣꯏꯅꯦ ꯀꯩꯅꯣ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯕꯤꯕ ꯑꯩꯒꯤ ꯔꯤꯜꯁ ꯐꯖꯅ ꯏꯗꯤꯠ ꯇꯧꯕꯤꯕ ꯑꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯤꯗꯒꯤ ꯏꯪꯂꯤꯁ ꯍꯟꯗꯣꯛꯄ ꯍꯩꯕ ꯏꯪꯂꯤꯁꯇꯩ ꯍꯤꯟꯗꯤ ꯍꯟꯗꯣꯛꯄ ꯍꯩꯕ ꯍꯤꯟꯗꯤꯗꯒꯤ ꯏꯪꯂꯤꯁꯇ ꯍꯟꯗꯣꯛꯄ ꯍꯩꯕ ꯃꯤꯁꯦ ꯂꯩ ꯇꯥꯔꯗꯤ ꯑꯗꯒꯤꯗꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯃꯑꯣꯡꯁꯦ ꯂꯣꯏ ꯏꯗꯤꯠ ꯇꯧꯕꯤ ꯇꯥꯔꯗꯤ ꯑꯩ ꯃꯉꯣꯟꯗ 50K ꯄꯤꯊꯣꯛꯄꯗ ꯀꯩꯗꯧꯕꯩ ꯄꯥꯝꯃꯨꯗꯣꯏꯅꯣ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯆꯧꯕ ꯑꯃ ꯁꯣꯜቭ ꯇꯧꯗꯧꯔꯕꯅꯤ ꯑꯩꯗꯨꯗ ꯃꯥꯊꯥ ꯃꯥꯔꯤꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯕꯠ ꯁ꯭ꯇꯤꯜ ꯑꯩꯅ ꯑꯄꯥꯝꯕ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯔꯁꯦ ꯚꯤꯗꯤꯑꯣ ꯏꯗꯤꯇꯔꯁꯦ ꯑꯩ ꯐꯪꯗꯦꯕ ꯀꯩꯒꯤꯅꯣ ꯃꯣꯏ ꯏꯗꯤꯠ ꯇꯧꯕꯁꯦ ꯑꯩ ꯄꯦꯟꯗꯦꯕ ꯄꯦꯟꯗꯕꯅꯤ ꯉꯁꯥꯏ ꯄꯩꯁꯥ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯄꯦꯜꯂꯛꯇꯕ ꯃꯇꯥꯡ ꯂꯥꯛꯑꯦꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯄꯥꯝꯃꯤ ꯃꯑꯣꯡꯁꯦ ꯌꯧꯗꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯥꯛꯑꯦꯕ ꯁꯣ ꯅꯣꯏꯗꯁꯨ ꯉꯁꯤ ꯑꯩꯅ ꯄꯤꯔꯤꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯄꯤꯔꯕꯅꯦꯕ if you can solve this problem for me you are going to get paid ꯁꯣ ꯑꯦꯛꯖꯥꯝꯄꯜꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦꯀꯣ ꯁꯤ ꯅꯣꯏ ꯚꯥꯞꯇ ꯑꯩ ꯁꯔꯚꯤꯁ ꯑꯃ ꯄꯤꯔꯕꯅꯦ ꯅꯣꯏꯗꯀꯣ ꯁꯣ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯏꯗꯤꯇꯔꯗꯣ ꯂꯩꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯄꯦ ꯇꯧꯗꯣꯏꯅꯦ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜቭ ꯇꯧꯗꯣꯏꯅꯦ ꯑꯗꯨꯕꯨ ꯑꯗꯨ ꯚꯤꯗꯤꯑꯣ ꯏꯗꯤꯇꯔꯗꯣ ꯂꯩꯇꯕꯅꯤꯅ ꯑꯩ ꯏꯁꯥꯅ ꯏꯗꯤꯠ ꯇꯧꯔꯤꯁꯦ ꯑꯩ ꯇꯧꯅꯤꯡꯕꯩ ꯇꯧꯕ ꯅꯠꯇꯦꯕ ꯑꯩ ꯏꯁꯥꯒꯤ ꯁꯦꯇꯤꯁꯐꯦꯛꯁꯟꯗꯣ ꯑꯩꯅ ꯄꯨꯔꯛꯇ ꯌꯥꯗꯅ ꯇꯧꯔꯤꯅꯦ ꯑꯗꯨꯅ ꯑꯩꯗꯤ ꯁꯤ ꯇꯧꯔ ꯂꯥꯛꯑꯦ ꯁꯣꯂꯣꯄ꯭ꯔꯦꯅꯔ ꯑꯣꯏꯕ ꯃꯇꯝꯗ ꯋꯦꯕꯁꯥꯏꯠ ꯏꯁꯥꯅ ꯁꯥꯔ ꯂꯥꯛꯑꯦ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯏꯁꯥꯅ ꯇꯧꯔ ꯂꯥꯛꯑꯦ ꯑꯗꯒꯤꯗꯤ ꯃꯥꯔꯀꯦꯇꯤꯡ ꯏꯁꯥꯅ ꯇꯧꯔ ꯂꯥꯛꯑꯦ ꯑꯗꯒꯤꯗꯤ ꯚꯤꯗꯤꯑꯣ ꯁꯨꯠ ꯏꯁꯥꯅ ꯇꯧꯔ ꯂꯥꯛꯑꯦ ꯑꯗꯒꯤꯗꯤ ꯕꯤꯖꯤꯅꯦꯁꯀꯤ ꯂꯣꯒꯣ ꯗꯤꯖꯥꯏꯟ ꯇꯧꯕ ꯏꯁꯥꯅ ꯇꯧꯔ ꯂꯥꯛꯑꯦ ꯑꯗꯒꯤꯗꯤ ꯄ꯭ꯔꯤꯟ ꯇꯧꯕ ꯏꯁꯥꯅ ꯇꯧꯔ ꯂꯥꯛꯑꯦ everything I did it by myself khar layga na in team se mai so nangona nui myan da ina haije kaino solopreneur han oyu haine foundations ne pi je hojitagi hona paisa paiba saraga lising tara laaga mi lising hire tok salaga broke chatlaga imung da fadana sega leram badu de sabak tu tok se badu botu hojiti na sana thanda hana 24 hour na sana thanda nui yam thi yang oi kaino thi yang oi loi yang ngata ni kaino noi se 30 lan be orbo ram yaudri 30 lan be orbo so je kya sura 24 24 ꯆꯪꯉꯤꯕ ꯁꯤ ꯌꯪ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯄꯨꯔꯥ ꯌꯪ ꯂꯥꯎꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ 24 ꯒꯥꯏꯁꯦ ꯑꯍꯤꯡ ꯐꯅꯌꯥꯝ ꯇꯨꯝꯗ꯭ꯔꯁꯨ ꯌꯥꯏ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦꯕ ꯑꯁꯦꯡꯕꯅꯦ ꯑꯩ ꯍꯥꯏꯁꯦ ꯑꯩ ꯑꯍꯤꯡ ꯀꯌꯥꯝ ꯇꯨꯝꯃꯛꯇꯦ ꯑꯩ ꯃ꯭ꯌꯨꯖꯤꯛ ꯁꯦꯝꯕ ꯃꯇꯝꯗ ꯑꯍꯤꯡ ꯀꯌꯥꯝ ꯇꯨꯝꯃꯛꯇꯦꯕ ꯑꯩ ꯁꯣ ꯚꯥꯏ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯏꯗ ꯅꯣꯏ ꯌꯪ ꯑꯣꯏꯔꯤꯕꯅꯤꯅ ꯅꯣꯏꯗ ꯍꯧꯖꯤꯛꯇ ꯅꯣꯏꯗ ꯃꯤꯉꯣꯟꯗ ꯗꯦꯂꯤꯒꯦꯠ ꯇꯧꯕ ꯌꯥꯝ ꯃꯊꯧ ꯇꯥꯗꯦ ꯁꯣꯂꯣꯄ꯭ꯔꯅꯔ ꯑꯣꯏꯒꯣ ꯃꯇꯝ ꯈꯔ ꯁꯣꯂꯣꯄ꯭ꯔꯅꯔ ꯑꯣꯏꯌꯨ ꯄꯩꯁꯥꯗꯣ ꯂꯥꯛꯄ ꯄꯩꯁꯥꯗꯣ ꯅꯁꯥꯒꯤ ꯍꯥꯟꯅ ꯁꯦꯚꯤꯡ ꯑꯦꯡꯁꯥꯏ ꯍꯥꯏꯕꯗꯣ ꯏꯃꯔꯖꯦꯟꯁꯤ ꯐꯟꯒꯨꯝꯕꯗ ꯄꯨꯁꯜꯂꯛꯎ ꯀ꯭ꯂꯥꯏꯟ ꯑꯃꯅꯤꯒ ꯋꯔꯛ ꯇꯧ ꯑꯗꯨꯀꯥꯟꯗ ꯈꯔ ꯆꯥꯎꯈꯠꯂꯛꯑꯦ ꯍꯥꯏ ꯀꯥꯟꯗ ꯅꯪ ꯑꯩꯈꯣꯏꯅ ꯑꯣꯟꯇꯔꯄ꯭ꯔꯅꯔ ꯑꯣꯏꯗꯣꯏꯁꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯁꯤꯒꯤ ꯃꯣꯠꯁꯦ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯧꯖꯤꯛꯀꯤ ꯂꯦꯚꯦꯜ ꯁ꯭ꯇꯦꯞꯁꯦ ꯁꯤꯁꯨ ꯑꯩ ꯍꯥꯏꯗꯣꯛꯀꯦꯕ ꯍꯧꯖꯤꯛ ꯑꯩꯒꯤ ꯋꯥꯈꯜ ꯈꯦꯠꯅꯔꯦꯕ ꯅꯣꯏꯒꯤ ꯑꯩꯒꯤ ꯋꯥꯈꯜ ꯆꯞ ꯆꯥꯅ ꯈꯦꯠꯅꯩꯕ ꯀꯩꯅꯣ ꯑꯩ ꯍꯥꯏꯒꯦ ꯅꯣꯏꯒꯤ ꯋꯥꯈꯜꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯅꯣꯏꯒꯤ ꯋꯥꯈꯜꯁꯤꯅ ꯀꯩꯅೋ ꯁꯝ ꯋꯥꯠ ꯑꯥꯏ ꯍꯦꯞ ꯇꯨ ꯑꯔꯟ ꯁꯝ ꯃꯅꯤ ꯑꯥꯏ ꯍꯦꯞ ꯇꯨ ꯁ꯭ꯇꯥꯔꯠ ꯑ ꯕꯤꯖꯤꯅꯦꯁ ꯁꯤ ꯅꯣꯏꯒꯤ ꯋꯥꯈꯜꯅꯦꯕ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯁꯤ ꯅꯣꯏꯒꯤ ꯋꯥꯈꯜꯅꯦꯕ ꯔꯨꯖꯥꯟ ꯇꯨꯝꯃꯤꯔꯣ ꯔꯤꯗꯝ ꯇꯨꯝꯃꯤꯔꯣ ꯔꯨꯖꯥꯟ ꯑꯩ ꯔꯤꯗꯝ ꯇꯨꯝꯃꯤꯔꯣ ꯃꯉꯥꯟ ꯑꯩ ꯎꯗ꯭ꯔꯦ ꯀꯦꯕ ꯄꯥꯔꯤ ꯀꯦꯃꯦꯔꯥꯗꯣ ꯑꯣꯟ ꯇꯧ ꯀꯩꯅꯣ ꯑꯩ ꯎꯗ꯭ꯔꯦ ꯑꯝꯇ ꯇꯨꯝꯃ ꯂꯩꯔꯝꯃꯦ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂ ꯀꯟꯅ ꯇꯨꯝ ꯂꯩꯔꯝꯃꯦ ꯑꯗꯨ ꯐꯤꯕꯝꯗꯨꯃ ꯇꯣꯛꯁꯤ ꯁꯨꯅꯤꯜ ꯇꯥꯔꯤꯕꯣ ꯇꯥꯔꯤꯌꯦ ꯁꯥꯔ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯕꯤꯌꯨ ꯀꯩꯅꯣ ꯃꯝꯕꯩꯔꯥ ꯀꯩꯝ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯣꯟ ꯇꯧꯕ ꯀꯩꯗꯧ ꯑꯦꯇꯦꯟꯁꯟ ꯄꯤꯌꯨ ꯑꯩ ꯑꯦꯇꯦꯟꯁꯟꯗꯣ ꯑꯩꯁꯨ ꯊꯥꯗꯔꯛꯏꯕꯁꯦ ꯑꯩꯅ ꯑꯦꯇꯦꯟꯁꯟꯗꯣ ꯂꯧꯋꯣꯕ ꯁꯣ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯦ ꯀꯔꯝ ꯀꯥꯟꯗ ꯅꯣꯏꯒꯤ ꯑꯩꯒꯤ ꯈꯦꯠꯅꯩꯁꯦ ꯑꯩ ꯍꯥꯏꯒꯦꯕ ꯑꯩ ꯅꯣꯏꯗ ꯌꯥꯝ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤꯀꯣ ꯑꯩꯁꯨ ꯌꯥꯝ ꯋꯥꯠꯂꯤ ꯂꯦꯚꯦꯜ ꯈꯔ ꯈꯛꯇꯅꯤ ꯈꯦꯠꯅꯩꯁꯦ ꯚꯥꯏ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯤꯅ ꯅꯣꯏꯒꯤ ꯑꯩꯒꯤ ꯋꯥꯈꯜ ꯈꯦꯠꯅꯩꯁꯦ ꯀꯩꯅꯣ ꯅꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯁꯝ ꯋꯥꯠ ꯑꯥꯏ ꯍꯦꯞ ꯇꯨ ꯃꯦꯛ ꯁꯝ ꯃꯅꯤ ꯗꯦꯠ ꯄꯣꯖꯤꯁꯟ ꯑꯥꯏ ꯍꯦꯞ ꯕꯤꯟ ꯗꯦꯠ ꯑꯗꯨ ꯄꯣꯖꯤꯁꯟꯗꯣ ꯑꯩ ꯂꯩꯔꯝꯃꯦꯕ ꯑꯗꯨꯒꯤ ꯊꯤꯡꯀꯤꯡꯗꯣ ꯑꯩ ꯍꯧꯖꯤꯛ ꯊꯤꯡꯀꯤꯡ ꯈꯦꯠꯅꯩꯁꯦ ꯀꯩꯅꯣ ꯑꯩ ꯊꯤꯡꯀꯤꯡꯗꯤ ꯍꯧꯖꯤक ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩꯅ ꯃꯤꯉꯣꯟꯗ ꯗꯦꯂꯤꯒꯦꯠ ꯇꯧꯕ ꯍꯧꯔꯛꯏꯁꯦ ꯀꯩꯅꯣ ꯑꯩ ꯕꯤꯖꯤꯅꯦꯁ ꯈꯔ ꯑꯇꯣꯞꯄ ꯕꯤꯖꯤꯅꯦꯁ ꯈꯔ ꯕꯤꯜ ꯇꯧꯅꯤꯡꯉꯦ ꯀꯩꯅꯣ ꯁꯣꯁꯥꯏꯇꯤꯒꯤ ꯁꯣꯜꯞ ꯇꯧꯔꯛꯅꯕ ꯑꯩ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯒꯤ ꯃꯥꯏꯟ ꯆꯦꯟꯖꯜꯂꯛꯑꯦꯕ ꯀꯩꯅꯣꯝꯗ ꯑꯩ ꯃꯤꯉꯣꯟꯗ ꯗꯦꯂꯤꯒꯦꯠ ꯇꯧꯗꯕ ꯌꯥꯗꯦ ꯑꯇꯣꯞꯄ ꯑꯩꯅ ꯃꯐꯝ ꯑꯃꯗ ꯁꯨꯝ ꯐꯝꯖꯜꯂꯒ ꯃꯤ ꯑꯃꯒꯤ ꯁꯨꯝ ꯋꯔꯛ ꯇꯧ ꯂꯩ ꯇꯥꯔꯗꯤ ꯌꯨ ꯅꯣ ꯋꯥꯠ ꯑꯦꯝ ꯑꯥꯏ ꯗꯨꯏꯡ ꯑꯩ ꯄꯩꯁꯥꯗꯤ ꯐꯪꯉꯦ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯩ ꯒ꯭ꯔꯣ ꯇꯧꯗꯦ ꯍꯥꯏꯕꯅꯦꯕ ꯁꯣ ꯁꯤ ꯃꯥꯏꯟꯁꯦ ꯅꯣꯏ ꯂꯥꯛꯈꯤꯅꯤꯕ ꯍꯧꯖꯤꯛꯃꯛ ꯂꯥꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯥꯏꯟꯗ ꯂꯥꯛꯏꯁꯦ ꯑꯗꯨꯅꯦꯕ ꯄꯩꯁꯥ ꯂꯥꯛꯏ ꯄꯣꯠꯁꯦ ꯊꯥꯗꯕ ꯁꯣꯝ ꯊꯥꯗꯕ ꯁꯣꯝꯗꯁꯨ ꯕꯤꯜ ꯇꯧꯕ ꯁꯤꯁꯨ ꯕꯤꯜ ꯇꯧꯕ ꯁꯤ ꯑꯃꯗ ꯂꯥꯝꯖꯜꯂꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯁꯤꯁꯨ ꯕꯤꯜ ꯇꯧꯕ ꯁꯤꯁꯨ ꯕꯤꯜ ꯇꯧꯕ ꯀꯩꯅꯣ ꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯒꯤ ꯖꯣꯕ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕ ꯁꯤ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯞꯇ ꯂꯥꯛꯏꯅꯦꯕ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯞꯁꯦ ꯑꯩ ꯈꯨꯗꯛꯇ ꯂꯥꯛꯄ ꯅꯠꯇꯦꯕ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯪꯉꯦꯕ ꯁꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯁꯣꯂꯣꯄ꯭ꯔꯤꯅꯔ ꯅꯣꯏ ꯃꯌꯥꯝ ꯈꯪꯉꯦ ꯑꯩ ꯂꯣꯏ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯅꯤꯡꯕ ꯉꯥꯛꯇꯅꯤ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯅꯤꯡꯕꯁꯨ ꯌꯥꯎꯔꯛꯈꯤꯅꯤ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯅꯤꯡꯕꯁꯨ ꯌꯥꯎꯔꯛꯈꯤꯅꯤꯕ ꯁꯣ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔꯅ ꯀꯣꯟꯅ ꯑꯩ ꯀꯣꯟꯅ ꯍꯥꯏꯒꯦꯕ ꯁꯣ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯕ ꯃꯇꯝꯁꯤꯗ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯏꯠꯁ ꯅꯣꯠ ꯑꯦ ꯏꯖꯤ ꯊꯤꯡ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯁꯣꯂꯣꯄ꯭ꯔꯤꯅꯔ ꯑꯣꯏꯗꯣꯏꯅꯦꯕ ꯁꯣꯂꯣꯄ꯭ꯔꯤꯅꯔ ꯑꯣꯏꯁꯦ ꯀꯩꯅꯣ ꯑꯣꯏꯗꯕ ꯌꯥꯗꯕꯩ ꯑꯣꯏꯗꯣꯏꯅꯦꯕ ꯍꯧꯕꯗꯒꯤ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯕꯗꯤ ꯌꯥꯝꯗꯦ ꯄꯩꯁꯥ ꯌꯥꯝ ꯂꯩꯔꯦꯅ ꯍꯦꯛꯇ ꯑꯩ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯅꯤꯡꯉꯦ ꯍꯦꯛꯇ ꯑꯣꯏ ꯌꯥꯕ꯭ꯔꯥ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ
ꯁꯨꯝ ꯌꯦꯡꯉꯨꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯊꯕꯛ ꯑꯣꯏꯕꯅꯦ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯦ ꯁꯨꯝ ꯌꯦꯡꯉꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯊꯕꯛ ꯑꯣꯏꯕꯅꯦ ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯕ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯄꯪꯊꯥ ꯊꯥꯖꯟꯕ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯥꯏ ꯑꯦꯝ ꯑꯦꯟ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯄꯪꯊꯥ ꯊꯥꯕ ꯋꯥꯅꯦꯕ but when we ask him or her are you really an entrepreneur maybe ꯈꯔ ꯑꯃꯗꯤ entrepreneur ꯍꯥꯏꯕꯁꯦ ꯀꯩꯅꯣꯁꯨ ꯑꯟꯁꯔ ꯄꯤ ꯉꯝꯗꯕ ꯃꯤꯁꯨ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯝ ꯁꯤ ꯐꯦꯛꯅꯦ entrepreneurꯁꯦ ꯀꯩꯅꯣ entrepreneurꯗꯤ businessman ꯅꯣꯏ ꯀꯅꯥ ꯀꯅꯥ ꯌꯥꯎꯋꯤ entrepreneurꯗꯤ businessmanꯅꯦ ꯑꯩ businessmanꯅꯤ ꯈꯟꯕ ꯃꯤ ꯀꯅꯥ ꯀꯅꯥ ꯌꯥꯎꯋꯤ entrepreneurꯗꯤ ꯀꯅꯥ ꯀꯅꯥ ꯌꯥꯎꯋꯤ ꯈꯨꯠ ꯊꯥꯡꯒꯠꯂꯣ entrepreneurꯗꯤ businessman ꯀꯅꯥ ꯈꯟꯕ ꯀꯅꯥ ꯀꯅꯥ ꯌꯥꯎꯋꯤ ꯑꯇꯣꯞꯄꯗꯤ yes entrepreneurꯁꯦ businessmanꯅꯦ but entrepreneurꯒꯤ ꯃꯥꯏꯟ ꯇꯣꯉꯥꯜꯂꯦ businessman ꯍꯥꯏꯕꯁꯤꯗꯤ grocery ꯗꯨꯀꯥꯟ ꯍꯥꯡꯉꯤꯁꯨ businessman but are they really an entrepreneur पान दुकान हांगी मी बिजनेसमैन ने बिजनेस वुमेन ने but the question is are they really an entrepreneur नत्तेब नत्तेब entrepreneur हाइबसिदी different thing ने entrepreneur हाइबसे entrepreneurship हाइबसे याम चावबो पोने entrepreneurship हाइबसे याम थीना मगुन लेबा याम थीना फजबा because I love entrepreneurship अꯩꯅ हाइजे अꯩ पामबꯩ नत्तेको entrepreneurship याम फजबा पोने but I love entrepreneurship अꯩꯅ हाइजेको everything अꯩꯅ ख्वाइदि world दा ख्वाइ पामजा पोचे कैनो I want to be an entrepreneur successful entrepreneur कꯩनोमदा entrepreneur की मगुन से अतुकी मतिक चावेबा but हौजिकती entrepreneur से fashion ओइन चलेबा so नोइ मैम fashion ओइन चत सुंग हायरो entrepreneur हाइगा आई fashion entrepreneur पंगा हाइजन entrepreneur दु ओइगन इमु entrepreneur ने कइनो हायगा no disrespect पान दुकान हांगा entrepreneur ने हाइबसी याम नत्ते no disrespect I have respect for them मोइ आई respect याम थिन तौ को अदुबु माइंड दोइ तालैनेबको अदुना entrepreneur हाइबसी innovative ओइबा अदगी मीगी जॉब प्रोवाइड तोरकपा अदगी सोसाइटी की काननबा तोरकपा सिदै सोशल entrepreneur ओंग लैसे अइने हजिक ओइ अइने हजिक ओइनिंगिसे सक्सेसफुल ओइनिंगे सोशल entrepreneur जिनेबो अइने ओइनिंगे सोशल entrepreneur दि कैनो हमदमदा it's not just about you अइने हजिक सोशल entrepreneur सोसाइटी की दमते नेबे तोरइसे प्रॉफिट की दमते हम खनमते सोसाइटी की दमते काननबा अइने बिल्ड तोरकपा बिजनेस सिना सोसाइटी की अकोई अनएम्प्लॉयमेंट रेट से हंदहन ngam I have achieved so many things हाइदोने मतमदा so si di mi gi mind ne ba ko adu noi da ngasi pi di concept si di ai noi da ngasi hai ge chinau ma'am brothers ma'am family ma'am ai hai du je ngasi ai noi da pi ba ideas ya noi da kana gu no si gi ai no je pi ra ba ai gi experience ai share to ai loi khang yam te ngasi si gi ke no je share to ra ba am tang yeng noi na wai sana mi ma'am da businessman am na si gi pot ma'am sing share to prem kanam ta na share sung do to wai si je truth ne truth skills have the am like website saba ka 1 minute mangara ta ke no 30 minutes ta ke video editing ai no 30 minutes 1 hour ta ke client kamai phangni ai no 1 hour ta ke adagi di kaino kamai tawni akoi digital marketing kamai hawni advertising kamai chalai ni ai no 15 minutes 20 minutes ta ke graphic designing kamai tawni ai no ta ke high ticket selling kamai sales oi sales ti matam khara changni sales ti kaino mindset am darka ta loi ta ke skill se but quite important way pot se ai no ji hai ba sigi ai na pi ba si je khangjalu sigi mind se yaudana suang khang ba suang amoy bana so first di kai no hai de no solopreneur hana oyu nasana thanda loi tawgada 24-hour work tawgada graphic designing oisunu kai dosunu anything oisunu loi tawgada video editing da oisunu tawsunu awa ana do loi khang hojite huna boss saba tawkono I am the boss I am the business owner ka haga ai ti tawbiya de have di that's a broke mindset ai tawor lai ni thanda loi tawor lai adu mingon di hoi mingon di nang thanda taw utpe ade ko hadi mi naga team naga hang pamatam nang heng client deal tawse pamatam da sidi hajin gadam ni ko hajin loi phatta hajin bante ba nang heng client deal tawse pamatam da client hang pamatam da bro nangi team member kana ka lai ai team member ai gi keno do sumaina ai gi si handle do mi do sumai lai si lai sometimes hide the bad kai gi no hide the bad jai ha ki nam thak to hem te mioi be mai na sim lai ba mioi be mai na moi gi deal to ko e ma di ma than to ni ma kai ngam do no e mai team so ma le mai gi si lai ma le hai ta di that's all your game business is all about your game nangi game sana ba hi gi tam ni game do hai tam ni game sana ba hi ta di mind do wari sana ba nu ngai tam ni ha nang na leader ai du ni game sana ba hi do nang deal to chat ma tam da skills hai ta ju wari sa ba hi to deal to ngam da nang kem ta close to ngam moi ai no mai ut ken wai da ai no mai ai gi live session da ai mi ai na live ta kamai na close to gi ha no mai recording to no da ut ke so that's isigi topic se am tonga le ko si hai ta di ai ni khwai da gi ai na khwai pam ja skills ai khwai da gi chaw skills ai engon da ai knowledge kyam lai to lai but ai khwai pam ja skills selling skills ne mai khwai pam skills
ꯀꯩꯒꯤꯅꯣꯗ ꯁꯦꯂꯤꯡ ꯁ꯭ꯀꯤꯜꯁꯦ ꯁꯤꯒꯤ ꯁ꯭ꯀꯤꯜꯁꯦ ꯌꯥꯝ ꯇꯣꯉꯥꯜꯂꯦꯕ ꯃꯅꯤ ꯃꯦꯀꯤꯡꯅꯦꯕ ꯁꯦꯂꯤꯡ ꯁ꯭ꯀꯤꯜꯁ ꯍꯥꯏꯁꯦ ꯁꯦꯂꯤꯡ ꯁ꯭ꯀꯤꯜꯁ ꯍꯥꯏꯇꯥꯔꯗꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯅꯪ ꯇꯧꯕ ꯉꯝꯗꯕ ꯀꯩꯝ ꯂꯩꯔꯣꯏ ꯁꯣ ꯕꯠ ꯗꯦꯠꯁ ꯑ ꯗꯤꯐ꯭ꯔꯦꯟ ꯊꯤꯡ ꯈꯪꯉꯣꯕꯀꯣ ꯉꯁꯤ ꯁꯣꯂꯣꯄ꯭ꯔꯦꯅꯔ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔ ꯈꯪꯉꯣ ꯑꯗꯨꯕꯨ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔ ꯑꯣꯏꯁꯤ ꯕꯠ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯁꯣꯂꯣꯄ꯭ꯔꯦꯅꯔ ꯑꯦꯖ ꯑ ꯁꯣꯂꯣꯄ꯭ꯔꯦꯅꯔ ꯋꯤ ꯑꯦꯖ ꯑ ꯁꯣꯂꯣꯄ꯭ꯔꯦꯅꯔ ꯋꯤ ꯍꯦꯞ ꯇꯨ ꯋꯔꯛ ꯅꯤꯂꯀꯥꯟꯇ ꯁꯦꯌꯔ ꯇꯧꯔꯛꯑꯣ What's up, Nilakanta? Okay, team building. Yes, I have the team building. That's very important. That's very important. Nilakanta, see close to. Team building is it. Why is it important? Anh sai high grade. Nang nathana business to usunga mo hai. Nathana business to ayu jiksi lai je. Ayu jiksi phami je. Yo Nilakanta na mana backend handle to in. Asomda aigi saloon dugi somda carpet thaba dagidi keno lution ba light nung hapkat pa hukat pa kan tawi aigi team member lai bas aigi partner na handle to in. Ayu somda meeting noi get sidai kena training to minai ne. At the same time ana finance handle to lai ne. Sige aina loi to lai tardi ai loi to ngomudra. Namaroi. But solopreneur ngi sahagi ko solopreneur gi chapter du loi dri ko solopreneur gi chapter du to kanam moi gra adu punjal lakmanti ko. But si team building si techniques du lakka du ne technique se lakta ba yadi. Team building se keno. Team build to ko dai hai kamai team build to ngi hai kani. Noi se 24 years su ba yauri 21 su ba yarum gini. Ha yam ti yang moi ba yauri ba. Si matam de noi gi hujiki matam de yam ti ne excitement oi matam ne. Excitement yam oi matam ne ko. 25 की मनुंग लई मतम से याम थीना एक्साइटिंग वे फेज ने नो डाउट 26 की मतुंग लाइफ से एक्साइटिंग वे को हेन एक्साइटिंग वे बट 25 की मनुंग ई एम लई ए खंगे आई बिन देयर मतम से नोय थेंना मी मैम से तो बिजनेस तो से यारे खंग पाई दुन तो दुने तम चंगजला का दुने चंगजला खांदा नो हे अवा ना am ta matam de bai to ge potha ge kan de ku mana suma hai ai si thabak si ai thabak to we pasa nam gre si kaino what is happening matam no ngon si sok tu ne timum kairamne timum kai bese ngonda kitang khatang oisu mi ni kaino narrow minded oisalaktamni ain tawdoi ngam dori bo ithanda ngam dori bo ithanda tawbada pam kana dori bo haiba pose laktune se aingon thokra pone noi thokta na bane hairese mun taw adu matamda kai doguni hai matamda aduna si thokani it's fine but team sem bai bese noigi quality de su leiba noina sem doi team ko sem se ain hojik team sem ba pot se yes ai gi team marga sauna ba lei 나도 사오네 이게 사오나 마tamda ai wakhan nuaitam su yawgi bu ko sauna baje kariguma pot masam dai sauna rakpane hadi kariguma pot am pan ba matang dai aina si palu mana si palu tong rak matamda kakting kok chanak ta so tholok ne boje ko but it's okay akoi ni gi marakta yam tongale akoi marakta yam tongale akoi di we are like brothers aingonda su calm down we potu yaw aingonda su calm down we nature du yaw ba noi da su yaw tam ne hadi calm down we nature je kai matamda ego leitar di koina mana boss hazale dagidi mana sumai to rena ego se leitar di nangi team do yam thuna kai bagi chances wange but ego have se yamna fragile o hinga damna ego have se yamna phata pone ego se ko ego se kai doguni ham damda adu matamda ego na sana roida logical wari sana ne thokka da potu ni hari je ko team build do matamda ngatang sonar tamne samna tamda vidyananda ga alpes ka pulle ada vidyananda na mai design am tawre mai design jo faje alpes ki design jo fajare fajar matam se alpes na hai mai design jo faje hai vidyananda hai mai design jo faje hai ni but noi design ju mari tong lai mai song na last class ne ra ga adu dai song na ra ga ego wang san ra tam ne si matang si kai darka lei gen da mutual understanding am darka lei mutual understanding ji kai man da nang tori do sibu gi bro si da hapadi kai kana ni si da hapadi kai kana ni but khoi di kai dong ni aina hai ji chumme aina hai ji chumme aina hai ji to hai pot am la kani si boss minded la kani adu lak tam na hai adu ego ji kai ha kani noi bani relationship ta thugai kani relationship thugai ko noi bani investment to give time money kitan ti investment to give time idea me am sing loi mang tak tu ni yaning de yes or no yes or no so duna aina hai pot se kaino team building have se kaino team building is very important team building sema matamda noina hojiki noi gi na sagi ego sima control tawro adu noina hojiki huna punga dori ba mi je noina sana kallo is this guy really trustable
long term da chatminaba yaba mi da yadaba mi si dum khangbane ko oiroidaba mi aduda khangde hai kanu common sense na si pot si mi ji oigadra oiroidra hai po chatminaba da yagadra yaroidra je noi han da khangda ba experience ki matung ina khang kani dum ma se wada ngang ba mi ra thabak tawba mi ra tawdaba mi ra adagi de heng thabak se tawrakanda mi leiba ai yam yawgreba yam yawgra jan ai haike aina imanamda thabak am tawsina haireba madi yare hai tawrase hai tawrakanda heng excuse sum pi leiba taw man ai sta situation am thoe smai tor bai tamge tamma hege ai hai nang tamma poto kharle tammo haijaru hai bas sung tawd tawdaba dum tawdan matam mangal leiba adum da kai ai thanda dum work taw dum da kai ai shauning bar mi tadi bai nang potharo yare ai thokpa tawrage si yawine haiba yawine bai even ai gi satra da su dum ai fire taw yawe nang ai thabak tawmin ro se matung naw amon ai makha tana class tawe ai tan thoke ba yawe kai gi nan da si pot se chanaroi da pot ne noine sana khangadam ne ba relationship sem ba se bad relationship good relationship as noi sang aina khangaro sidi sijine kai team building to gi bisine kyam important hayeng nang na siran tron team pun tari nang gi business tu da chakhol la khanda kalak mi hok chawna ba da gi di wakan pixel la pa lang da nang business puksai chara ka dune so I am preparing I should prepare to ni hoje ai to je prepare ne ai to je everything ai doi ui ai gi team da su ai ui akhoi gi team pulli myam sing ai ui kana na kai doi kana na paisa kya puthui kana na paisa kya puthokte kana na kai doi kana na kai dorok pe kari to be ai ha je doi ui ai lo yeng yeng pot se ai kem haibe adib haiba sunga adib ai agreement ngai ne agreement se ai bani chak chami nei hai tar su ai gi brother gi chak chami nei hai tar su when it comes to business in ai je agreement in as she this is my part this is your part this is my part kai gi no tam da hayeng noi bani ne invest to mi ne gi pot chokhole pa noi bani je kaina bam lai sauna bam la kon tam da nang na saw yen thoki ma tam da mangja du ji nang ne se fact ni mangja du ji nang ne aru tari agreement lagi tari court ki legal oiba contract am lagi tari nang heng mangi matam da noi bani sauna tar su nang gi share je mafam khang la kani yan tabra ta tabra si pot se noi any video de si gu pot se phang ba yaw ba yaw dri bam da har ngi si share to remem sing yaw bam gi jan nang yaw ba nang na han ba lak pa sin nang si gu ai ngi si share to report se phangi phang de sing na dum hairung Ai khang nghe khangi habde ai share to je hana khang ro khang khangi ko khangi pot se nang yan tare ko nang na thok ra ba si pot ꯑꯩꯉꯣꯟꯗꯕꯨꯗꯤ ꯊꯣꯛꯇꯦ ꯅꯪ ꯋꯥꯔꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯂꯥꯏꯔꯤꯛꯀꯨꯝꯕ ꯄꯥꯕ ꯑꯗꯩꯗꯤ si pot se achumane ai like ten te ko hai ai gi fact ai aseng pot ne hai si achumane ba na team building se yam thina important oi team je no mit na singo ngasi de build tong ngasi ta jos tek ta ai di pi ngai de gi team building sum lai ai gi thabak tong ne po ai gi music te hona su ai gi imana ba nga pulak pa ibani mo to jam sauna ibani best friend oi do sauna ba yam lai ko sauna ba lak pa do dei dum learn to re team building ha aduna team build to ko matam da noi ne khanga da se emotionally noi hurt oi ba matang yauni adagi sauning matang yauni dei tokning matang yauni sum pula kan dei ko adu matang da wangang ba sungya di wangang ba sungya di have the in the sense kai nom da aina kariguma wangang ne sau sam la khallo nan kariguma ngang de kan hek ngang thokki matam da aduna soiba kya am lak tu ne ko haidi ai toge ngatang da ai toge ai pothara ge haibse haining ba yaw du ne but adu pothagi ba se nangona soi du ne du pot mem sing rhythm gyan tai ko nya haije skills that I bani siu knowledge mem sing hana khang rishiyas gyan tai ko that's the first thing aduna team building se build tong matam da noina sana wake up for layu everything no smart way smart move point low adagi di mingon da asaw control to ego is just a bad thing sometimes self respect ma thok oi aduga ego hai po chidi yam phata pon ai story na haigre alpes gyan tai ko nya haije ke ba gyan tai ko tại sao very important is part so na kan share do na kan ta Yes, sir. share to ro kai nu ne how to hire si pot ai hojik ti yawning da bane ko yawning da bane du noi da jum yok salak si pot hojik yawning de du noi hojik lai position da yawning du yoge ne ka close to ne la si close to nan mo hack te na sa hack do ai na hack nang paisa pi ngam da mi ko mai hire to du no hai but if I ask you ai hange ba ju bam kin da ai hange ba give me the answer nana business mo how do you're making some money okay enough for nang na sa gi dang win but you have to hire someone nang ka no hire to du
what will you do ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯑꯝꯇ ꯅꯪ ꯀꯃꯥꯏꯅ hire ꯇꯧꯅꯤ ꯍꯥꯏꯕ ꯀꯃꯥꯏꯅ ꯀꯩꯗꯧꯅꯤ ꯑꯝꯇ ꯍꯥꯏꯔꯣ ꯑꯩꯅ ꯍꯥꯏꯔ ꯇꯧꯗꯣꯏꯅꯦꯕ ꯃꯤ hire ꯇꯧꯗꯣꯏꯅꯦꯕ ꯀꯃꯥꯏꯅ hire ꯇꯧꯗꯣꯏꯅꯣ ꯅꯪ hire ꯇꯧꯗꯣꯏꯁꯦ anyone ꯅꯪꯅ hire ꯇꯧꯅꯤꯡꯕ ꯃꯤ ꯑꯃ ꯍꯦꯛꯇ ꯑꯩꯒ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯕ ꯌꯥꯕ ꯑꯃꯗꯤ ꯍꯥꯏꯔ ꯇꯧꯔꯅꯤ ꯍꯥꯏꯗꯤ ꯌꯥꯝ ꯄꯔꯐꯦꯛ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯒꯤ ꯂꯦꯚꯦꯜ ꯍꯟꯊꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯃꯥꯏꯅ hire ꯇꯧꯗꯣꯏꯅꯣ anyway ꯅꯪ ꯂꯦꯚꯦꯜ ꯍꯟꯊꯕ ꯑꯣꯏꯁꯦ ꯀꯃꯥꯏꯅ hire ꯇꯧꯗꯣꯏꯅꯣ ꯅꯪ ꯅꯁꯥ ꯍꯥꯟꯅ ꯅꯪ ꯄꯩꯁꯥ ꯂꯩ ꯅꯪꯉꯣꯟꯗ ꯂꯩꯖꯩꯅꯦ ꯄꯩꯁꯥꯗꯤ ꯅꯪ ꯏꯅꯐ ꯅꯁꯥꯒꯤ ꯐꯤꯠ ꯇꯧꯕꯗꯤ ꯉꯝꯖꯔꯦꯕ ꯅꯪ ꯃꯤ hire ꯇꯧꯗꯣꯏꯅꯦꯕ ꯅꯪꯒꯤ ꯗꯦꯂꯤꯒꯦꯠ ꯇꯧꯅꯤꯡꯉꯤꯅꯦꯕ ꯄꯩꯁꯥꯗꯤ ꯃꯤꯉꯣꯟꯗ ꯄꯤꯅꯤꯡꯉꯥꯏ ꯄꯩꯁꯥꯗꯤ ꯂꯩꯇ꯭ꯔꯤꯕ ꯅꯪ ꯍꯧꯖꯤꯛ how will you hire them ꯏꯟꯇꯔꯟ ꯇꯧꯗ okay, that's also another thing ꯁꯖꯤꯠ ꯍꯥꯏꯔꯣ ꯁꯖꯤꯠ ꯀꯃꯥꯏꯅ hire ꯇꯧꯅꯤ ꯍꯥꯏꯔꯣ 이번에 하나 버드는 월이 하나 또가 이제 난 아이기시다 아마 너트가 뭐 계속 되게 더벅시대 오고 있는데 unmute ꯇꯧ ꯀꯩ mute ꯇꯧꯔꯤꯗꯨꯕꯨ ꯋꯥ ꯉꯥꯡꯉꯒ ꯑꯣꯟꯊꯣꯛꯄꯅꯤꯗ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯦ ꯊꯕꯛꯁꯦꯅ ꯍꯥꯏꯔꯒ 이번에 야나봉이 ꯃꯈꯥꯗꯗꯤ ꯇꯧꯕ ꯇꯥꯕ yeah that's also a great thing ꯔꯤꯁꯤꯔꯥꯖ ꯍꯥꯏꯔꯣ I'm expecting something from you ꯑꯩꯅ ꯍꯥꯌꯔ ꯇꯧꯗꯣꯏꯁꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯃ ꯋꯥꯠꯇꯣꯏꯅꯦꯕ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯃ ꯋꯥꯠꯇꯣꯏꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯉꯣꯟꯗ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯣ ꯊꯤꯔꯒ okay Vidyananda give me first class answer I know you are smartꯈꯪꯗꯦꯗ ꯁꯥꯔꯗꯤ ꯍꯥꯏꯐꯝ ꯈꯪꯗꯦ ꯀꯩꯅꯣ smart ꯑꯣꯏꯕ ꯑꯩꯅ expect ꯇꯧꯔ smart ꯑꯣꯏꯕ ꯃꯤꯅ ꯑꯩꯉꯣꯟꯗ result ꯄꯤꯔꯛꯇ꯭ꯔꯤꯁꯦ ꯀꯩꯅꯣ why everyone is smart I know everyone is smart ꯁꯔꯒꯤ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯕꯤꯔꯣ ꯁꯔꯒꯤ ꯀꯣꯏꯁꯟꯗꯣ ꯐꯖꯅ ꯑꯝꯇ ꯍꯥꯏꯕꯤꯔꯣ ꯍꯥꯏꯗꯤ ꯅꯪꯒꯤ answer ꯗꯣ ꯆꯨꯝꯃꯦ ꯂꯥꯜꯂꯦ ꯍꯥꯏꯗꯤ ꯑꯩ ꯀꯣꯏꯁꯟꯗꯤ ꯅꯪ ꯍꯧꯖꯤꯛ ꯅꯪ ꯅꯁꯥꯒꯤ ꯄꯩꯁꯥꯕꯨꯗꯤ ꯇꯥꯟꯖꯔꯦ ꯅꯪ ꯕꯤꯖꯤꯅꯦꯁ ꯈꯤꯇꯪ ꯕꯤꯜ ꯇꯧꯕ ꯍꯧꯔꯦ ꯄꯩꯁꯥꯗꯤ ꯌꯥꯝ ꯂꯩꯖꯗ꯭ꯔꯤ ꯕꯠ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯥꯌꯔ ꯇꯧꯗꯣꯔꯦ ꯅꯪ ꯇꯧꯗꯕ ꯌꯥꯗꯕꯅꯦ ꯍꯥꯌꯔ ꯃꯤ ꯑꯅꯤ ꯑꯍꯨꯝꯗ ꯊꯝꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯅꯪꯒꯤ answerꯗꯣ ꯆꯨꯝꯃꯦꯕ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦꯕ ꯅꯠꯇꯦ ꯑꯩꯅ ꯍꯪꯉꯤ ꯀꯣꯏꯁꯟꯗꯣ ꯁꯤꯅꯦꯕ ꯄꯩꯁꯥꯗꯤ ꯌꯥꯝ ꯂꯩꯖꯗ꯭ꯔꯤ ꯕꯠ ꯃꯤꯗꯤ ꯍꯥꯌꯔ ꯇꯧꯅꯤꯡꯉꯦ ꯀꯃꯥꯏꯅ ꯍꯥꯌꯔ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯦꯕ ꯑꯣꯄꯦꯟ ꯔꯤꯖꯤꯠ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯑꯩꯅ ꯃꯤ ꯅꯦꯛꯇꯣꯏꯁꯦ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯗ ꯒ꯭ꯔꯣꯠ ꯂꯥꯛꯅꯕꯅꯤꯗꯅ ꯑꯗꯨ ꯅꯦꯛꯄ ꯀꯥꯟꯗꯨꯗ ꯍꯥꯏꯗꯤ ꯍꯥꯌꯔ ꯇꯧꯕ ꯀꯥꯟꯗꯨꯗ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯒ꯭ꯔꯣꯠ ꯂꯥꯛꯑꯀꯥꯟꯗ ꯅꯉꯣꯟꯗ ꯄꯥꯔꯁꯦꯟ ꯑꯁꯨꯛ ꯈꯥꯏꯔꯛꯑꯒꯦ ꯈꯣꯠꯂꯛꯑꯒꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯇꯧꯒꯗꯕ okay ꯁꯥꯔ that's ꯇ꯭ꯔꯥꯏ nice ꯑꯃꯗꯤ ꯇꯧꯍꯧꯒꯦ ꯇꯧꯔꯣ ꯉꯁꯥꯏꯒꯤ ꯃꯤ ꯃꯔꯛꯇꯁꯨ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕꯕꯨꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯍꯥꯏꯗꯤ ꯚꯦꯂꯨ ꯁꯤꯁꯇꯦꯝ ꯃꯥꯟꯅꯕ ꯍꯥꯏꯐꯦꯠ ꯑꯃꯗꯤ ꯆꯪꯉꯅꯤ ꯑꯗ ꯉꯁꯥꯏꯒꯤ ꯃꯤꯉꯣꯟꯗꯁꯨ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯅꯤꯡꯕ ꯃꯤ ꯂꯩꯗꯅ ꯄꯩꯁꯥꯒꯤ ꯊꯣꯏꯅ ꯈꯟꯗꯕ ꯑꯗꯨꯒꯨꯝꯕꯗꯨꯗ ꯑꯗꯨꯝꯕ ꯍꯥꯟꯅ ꯌꯦꯡꯕ ꯊꯤꯕ ꯑꯃ ꯆꯪꯉꯦꯅ ꯈꯜꯂꯤ yes nice ꯂꯣꯏꯅꯃꯛ nice ꯑꯣꯏ ꯑꯔꯖꯨꯟ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁꯇꯨ ꯁꯥꯔ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯁꯣꯜꯕ ꯇꯧꯕ ꯉꯝꯕ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯊꯣꯛꯇꯣꯏꯅꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯌꯔ ꯇꯧꯗꯣꯏꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ okay ꯅꯠꯇ꯭ꯔꯒꯁꯨ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯗ ꯑꯋꯥꯠꯄꯗꯣ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯌꯔ ꯇꯧꯔꯛꯇꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯅꯪ ꯄꯩꯁꯥ ꯂꯩꯇꯦꯕ ꯅꯪ ꯄꯩꯁꯥ ꯂꯩꯇꯦꯕ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯁꯣꯜꯕ ꯇꯧꯅꯕ ꯄꯨꯔꯛꯏꯅꯦ ꯀꯃꯥꯏꯅ ꯄꯩꯁꯥꯗꯣ ꯄꯤꯗꯅ ꯀꯃꯥꯏꯅ ꯍꯥꯌꯔ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯣ ꯑꯗꯨꯗꯤ ꯒ꯭ꯔꯣꯠ ꯍꯦꯟꯒꯠꯂꯛꯅꯕ ꯑꯗꯨꯝꯕ ꯃꯤ ꯑꯩ ꯍꯥꯏꯔꯛꯀꯦ ꯂꯩꯌꯣ ꯁꯥꯔ ꯑꯝꯇ ꯔꯨꯖꯥꯟ ꯑꯝꯇ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯛꯑꯣ ꯔꯨꯖꯥꯟ ꯑꯗꯨꯗꯩ ꯀꯥꯟꯅꯔꯛꯄ ꯐꯪꯕꯗꯣ ꯀꯥꯟꯅꯔꯛꯄ ꯄꯩꯁꯥ ꯑꯣꯏꯒꯦꯔꯥ ꯑꯗꯨ ꯀꯥꯟꯅꯕꯗꯣ ꯏꯕꯥꯅꯤ 50-50 ꯌꯦꯟꯅꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯅꯥꯏꯁ ꯚꯦꯔꯤ ꯅꯥꯏꯁ ꯑꯗꯒꯤꯗꯤ ꯀꯔꯤ ꯕꯤꯁꯣꯖꯤꯠ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯁꯤꯗꯤ ꯍꯥꯏꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯇ꯭ꯔꯥꯏ ꯇꯧꯗꯦ ꯁꯤꯗꯩ ꯍꯧꯔꯛꯏꯅꯦ ꯀꯣꯟꯐꯤꯗꯦꯟꯁ ꯁꯥꯔ ꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯣꯐꯔ ꯑꯃ ꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩ ꯁꯣ ꯑꯣꯐꯔꯅꯣ ꯄꯤꯗꯣꯏꯁꯦ ꯂꯥꯏꯛ ꯁꯤꯗ ꯅꯪꯒꯤ ꯑꯣꯐꯔ ꯑꯃ ꯂꯩꯔꯦ ꯁꯤ ꯊꯕꯛꯀꯤ ꯇꯧꯔꯣ ꯁꯤ ꯂꯣꯏꯔꯛꯄꯗ ꯅꯪ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯇꯧꯕ ꯌꯥꯏ ꯒꯨꯝꯕꯀꯣ ꯁꯣ ꯂꯥꯏꯛ ꯗꯤꯠ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯑꯃ ꯃꯣꯏꯗ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯄ꯭ꯔꯣꯖꯦꯛꯇꯨ ꯑꯩꯉꯣꯟꯗ ꯎꯠꯂꯣ ꯑꯩꯒꯤ ꯁꯤ ꯄꯥꯝꯃꯤ ꯁꯤ ꯎꯠꯂꯣ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯣ ꯌꯧ ꯉꯝꯃꯒꯗꯤ ꯑꯣꯀꯦ ꯂꯦꯠꯁ ꯗꯨ ꯑ ꯗꯤꯜ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯁꯨꯝ ꯇꯧꯕ ꯌꯥꯏ ꯅꯥꯏꯁ ꯑꯗꯨꯁꯨ ꯅꯥꯏꯁ ꯑꯣꯏ ꯅꯥꯏꯁ ꯔꯤꯗꯝ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯔꯤꯗꯝ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏ ꯁ꯭ꯃꯥꯔꯠ ꯑꯣꯏꯗꯕ ꯌꯥꯗꯦꯀꯣ ꯑꯟꯁꯔ ꯄꯤꯕꯗ ꯂꯣꯏꯅꯃꯛ ꯑꯦꯚ꯭ꯔꯤꯗꯦ ꯁꯤ ꯇ꯭ꯔꯥꯏ ꯇꯧꯗꯣꯏꯅꯦ ꯁꯤ ꯄꯣꯠꯁꯦ ꯔꯤꯗꯝ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯑꯣ ꯋꯥ ꯉꯥꯡꯕ ꯄꯥꯛ ꯉꯥꯡꯉꯨꯅꯦ ꯋꯥꯗꯣ
ꯇꯥꯗ꯭ꯔꯦ ꯔꯤꯗꯝ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯔꯤꯗꯝꯒꯤ ꯉꯥꯏꯈꯣ ꯁꯨꯅꯤꯜ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯁꯥꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯜꯂꯤꯕ ꯀꯥꯡꯕꯨꯁꯤ ꯀꯩꯅꯣ ꯇꯧꯔꯒ ꯌꯥꯎꯍꯟꯒꯅꯤ ꯂꯧꯒꯅꯤꯕ ꯀꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯄꯩꯁꯥ ꯂꯩꯇꯅ ꯀꯃꯥꯏꯅ ꯄꯩꯁꯥꯗꯤ ꯂꯩꯇꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯜꯂꯤ ꯀꯥꯡꯕꯨꯗꯣ ꯑꯣ ꯐ꯭ꯔꯦꯁꯔꯗ ꯐ꯭ꯔꯦꯁꯔꯗ ꯑꯣꯀꯦ ꯋꯦꯠ ꯑꯗꯨꯁꯨ ꯈꯟꯅꯕ ꯌꯥꯏ ꯔꯥꯍꯨꯜ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤ ꯁꯥꯔ ꯍꯥꯏꯔꯛꯑꯣ ꯇꯥꯕ꯭ꯔꯣ ꯁꯥꯔ ꯀꯩꯕ ꯈꯤꯇꯪ ꯀꯟꯅ ꯍꯥꯏꯔꯣ ꯈꯤꯇꯪ ꯀꯟꯅ ꯍꯥꯏꯔꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯥꯔ ꯒ꯭ꯔꯣꯠꯁꯦ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯇꯧꯃꯤꯟꯅꯔꯤꯁꯦ ꯑꯗꯨꯒ ꯑꯗꯩ ꯂꯥꯛꯄ ꯒ꯭ꯔꯣꯠꯇꯨꯅ 50 ꯑꯦꯅꯔꯖꯤ ꯃꯥꯏ ꯄꯥꯔꯁꯦꯟꯇꯦꯖ ꯈꯔ ꯇꯧꯖꯩ ꯑꯣꯀꯦ ꯑꯜꯄꯦꯁ ꯑꯝꯇ ꯍꯥꯏꯔꯛꯑꯣꯁꯦ ꯑꯜꯄꯦꯁ ꯑꯝꯇ ꯍꯥꯏꯔꯛꯑꯣꯁꯦ ꯌꯥꯝ ꯇꯣꯏꯅ ꯑꯩꯅ ꯇꯥꯛꯄ ꯄꯣꯠ ꯉꯥꯛꯇꯅꯤ ꯅꯪꯉꯣꯟꯗ ꯇꯥꯛꯈ꯭ꯔꯕ ꯇꯥꯛꯇ꯭ꯔꯤꯕ ꯀꯦꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯁꯥꯔ ꯑꯩꯈꯣꯏꯅ ꯍꯥꯏꯌꯔ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯄꯩꯁꯥ ꯄꯤꯅꯤꯡꯉꯥꯏ ꯂꯩꯔꯣꯏꯗꯣꯏꯔꯣ ꯍꯣꯏ ꯅꯪ ꯄꯩꯁꯥ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯤꯗꯣ ꯅꯪ ꯅꯪ ꯄꯩꯁꯥ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯅꯪꯉꯣꯟꯗ ꯍꯥꯏꯌꯔꯗꯤ ꯇꯧꯅꯤꯡꯉꯦꯕ what will you do ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯒꯗꯕ ꯐ꯭ꯔꯤ ꯇꯥꯏꯔꯦꯟꯒꯨꯝꯕ ꯌꯥꯒꯗꯕ ꯑꯗꯨꯝꯕ ꯃꯤ ꯑꯃ ꯊꯤꯇꯥꯔꯦ ꯔꯤꯁꯥꯔꯁ ꯍꯥꯏꯔꯣ ꯑꯩꯁꯦ ꯄꯩꯁꯥꯗꯤ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯌꯔ ꯇꯧꯒꯗꯕ ꯃꯤꯁꯤꯗꯤ ꯐꯪꯉꯦ ꯑꯗꯣ ꯃꯥꯁꯦ ꯑꯩ ꯄꯩꯁꯥꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯇꯦ ꯑꯗꯣ ꯍꯌꯦꯡ ꯑꯩꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯅ ꯒ꯭ꯔꯣꯠ ꯂꯩꯔꯀꯥꯟꯗ ꯍꯥꯏꯗꯤ ꯅꯪꯒꯤ ꯄꯦꯁꯦ ꯑꯩ ꯍꯧꯖꯤꯛ ꯄꯤ ꯉꯝꯃꯤꯁꯤꯗꯒꯤ ꯍꯦꯟꯅ ꯄꯤꯒꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ that's also a nice ꯀꯦꯕ ꯍꯥꯏꯔꯣ ꯀꯦꯕ ꯁꯥꯔ ꯑꯩꯅ ꯍꯥꯏꯌꯔ ꯇꯧꯒꯗꯕꯁꯦ ꯃꯤ ꯍꯥꯏꯌꯔ ꯇꯧꯕ ꯍꯥꯏꯁꯦ ꯃꯥꯒ ꯄꯨꯜꯂꯒ ꯊꯕꯛ ꯈꯔ ꯇꯧꯃꯤꯟꯅꯗꯣꯏꯅꯤꯅ ꯃꯥꯒ ꯑꯩꯒꯒꯤ ꯃꯔꯛꯇ ꯃꯥꯟꯅꯕ ꯈꯔ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯗꯣ ꯃꯥꯟꯅꯕ ꯄꯨꯜꯂꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯨ ꯌꯥꯎꯗꯅ ꯍꯥꯏꯗꯤ ꯏꯕꯥꯅꯤꯅ ꯂꯦꯞꯄꯣ ꯑꯦꯛꯁꯦꯞ ꯇꯧꯕꯗꯣ ꯍꯥꯏꯕ ꯑꯃ ꯍꯥꯏꯒꯦ ꯅꯤꯂꯀꯥꯟꯇ ꯑꯩꯅ ꯄꯤꯔꯣꯏꯒꯦ ꯁꯤ ꯑꯟꯁꯔꯁꯦ ꯄꯥꯔꯤ ꯑꯝꯇ ꯍꯥꯏꯔꯣ ꯁꯥꯔ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯄꯩꯁꯥ ꯂꯩꯇꯦ ꯁꯤꯗꯤ ꯑꯍꯥꯟꯕ ꯃꯤꯗꯨꯗ ꯍꯥꯏꯌꯔ ꯇꯧꯒꯗꯕ ꯃꯤꯗꯨꯗ ꯈꯪꯍꯜꯂꯔꯣꯏ ꯁꯥꯔ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯣꯁꯀꯨꯝꯕ ꯑꯃ ꯊꯥꯒꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯃꯇꯥꯡ ꯊꯥꯖꯤꯟꯒꯗꯕ ꯑꯣꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯑꯣꯏꯔꯣ ꯀꯩꯒꯤ ꯑꯣꯏꯔꯣ ꯁꯥꯔ ꯁꯤꯒꯤꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯒꯗꯕ ꯗꯤꯇꯦꯜꯁꯇꯣ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯟꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯤꯗꯣ ꯃꯥꯒꯤ ꯁꯦꯂꯔꯤꯒꯤ ꯇꯥꯏꯞꯅ ꯃꯥꯒꯤ ꯀꯃꯤꯁꯟ ꯕꯦꯁꯇ ꯑꯣꯏꯒꯅꯤ ꯑꯗꯩꯗꯤ ꯐꯥꯔꯁ 10 ꯀ꯭ꯂꯥꯏꯟꯇꯅ 20% ꯑꯣꯏꯒꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇꯅ 30% ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯃ ꯈꯤꯇꯪ ꯎꯍꯜꯂꯅꯤ ꯁꯥꯔ ꯑꯗꯨꯒ ꯊꯕꯛꯁꯦ ꯍꯧꯔꯝꯗꯥꯏꯗ ꯃꯤꯗꯨꯒꯤ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯇꯧꯒꯅꯤ ꯁꯥꯔ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯇꯧꯕꯗꯨꯗ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯨꯝꯕ ꯑꯗꯩ ꯃꯥꯒꯤ ꯆꯍꯤꯒꯨꯝꯕꯗꯣ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯉꯒ ꯈꯤꯇꯪ ꯃꯦꯆꯤꯌꯣꯔꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯇꯧꯒꯗꯣꯏ ꯄꯣꯠꯇꯨꯅ ꯍꯥꯏꯗꯤ ꯈꯤꯇꯪ ꯌꯨꯠ ꯍꯥꯏꯒꯗ꯭ꯔꯥ ꯁꯥꯔ ꯃꯤꯗꯨꯒ ꯆꯥꯟꯅꯔꯣꯏꯗꯕ ꯅꯠꯇ꯭ꯔꯒ ꯆꯥꯟꯅꯒꯗꯕ ꯍꯥꯏꯕꯗꯨ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯊꯕꯛꯇꯣ ꯇꯧꯅꯤꯡꯉꯒ ꯁꯥꯔ ꯃꯥꯒꯤ ꯀꯃꯤꯁꯟ ꯕꯦꯁꯇꯨꯗ ꯃꯥꯅ ꯄꯨꯁꯜꯂꯛꯏꯕ ꯃꯤꯗꯨꯗꯒꯤ ꯃꯥꯅ ꯈꯤꯇꯪ ꯍꯦꯟꯅ ꯄꯨꯁꯜꯂꯛ ꯇꯥꯔꯗꯤ ꯐꯪꯐꯝ ꯊꯣꯛꯄꯗ ꯑꯩꯅ ꯁꯔꯨꯛ ꯈꯔ ꯍꯥꯞꯄꯒ ꯑꯩꯒꯤ ꯁꯥꯏꯠꯇꯩꯁꯨ ꯃꯥꯅ ꯐꯪꯐꯝ ꯊꯣꯛꯄꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯅꯤꯡꯉꯦ ꯁꯥꯔ ꯅꯥꯏꯁ ꯅꯤꯂꯀꯥꯟꯇ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯌꯦꯁ ꯁꯥꯔ ꯑꯩꯈꯣꯏꯗꯗꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯤꯅꯦꯕꯀꯣ ꯁꯣ ꯎꯝ ꯑꯩꯈꯣꯏꯅ ꯍꯥꯏꯌꯔ ꯇꯧꯕ ꯃꯇꯝꯗ ꯃꯤꯗꯨꯗ ꯄꯩꯁꯥ ꯂꯩꯇꯦꯗꯤ ꯈꯪꯍꯜꯂꯔꯣꯏ ꯑꯩ ꯕꯤꯖꯤꯅꯦꯁ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯅ ꯅꯪ ꯑꯩꯈꯣꯏꯕꯥꯅꯤ ꯋꯥꯛ ꯇꯧꯃꯤꯟꯅꯔꯁꯦ 3 months or 6 months ꯅꯪꯒꯤ ꯋꯥꯛꯇꯣ ꯑꯩ ꯌꯦꯡꯒꯦ ꯅꯪ 6 monthsꯀꯤ ꯃꯇꯨꯡ or 3 monthsꯀꯤ ꯃꯅꯨꯡꯗꯨꯗꯤ ꯑꯩ ꯄꯩꯁꯥ ꯄꯤꯔꯣꯏ ꯅꯪꯒꯤ ꯋꯥꯛꯇꯨ ꯌꯦꯡꯒꯦ ꯏꯐ ꯀ꯭ꯋꯥꯂꯤꯇꯤ ꯂꯩ ꯇꯥꯔꯗꯤ ꯑꯩꯈꯣꯏꯕꯥꯅꯤ ꯐꯖꯅ ꯇꯧꯃꯤꯟꯅꯔꯁꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯗ ꯇꯥꯔꯗꯤ ꯑꯗꯨꯃꯥꯏꯅ ꯁꯥꯔ ꯑꯣꯀꯦ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯅꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯟꯁꯔ ꯂꯣꯏꯅꯃꯛ ꯂꯣꯏ ꯌꯥꯏ ꯀꯩꯅꯣ ꯅꯣꯏꯒꯤ ꯑꯥꯏꯗꯤꯌꯥ ꯉꯥꯛ ꯂꯣꯏ ꯄꯨꯊꯣꯛꯆꯔꯛꯄ ꯉꯥꯛꯇꯅꯤꯀꯣ ꯍꯥꯏꯗꯤ ꯀꯅꯥꯝꯇ ꯁꯤꯗꯩꯁꯦ ꯑꯩ ꯂꯥꯜꯂꯦꯁꯨ ꯍꯥꯏꯔꯣꯏ ꯆꯨꯝꯃꯦꯁꯨ ꯍꯥꯏꯔꯣꯏ ꯂꯣꯏ ꯆꯨꯝꯁꯨ ꯆꯨꯝꯃꯦ ꯍꯥꯏꯗꯤ ꯂꯥꯜꯂꯦꯁꯨ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯀꯩꯅꯣ ꯃꯇꯝꯗ ꯅꯣꯏ ꯅꯁꯥꯒꯤ ꯑꯥꯏꯗꯤꯌꯥ ꯂꯣꯏ ꯄꯨꯊꯣꯛꯀꯅ ꯍꯥꯏꯌꯔ ꯇꯧꯗꯣꯏꯅꯦ ꯅꯁꯥꯒꯤ ꯕꯤꯖꯤꯅꯦꯁ ꯅꯣꯏ ꯅꯁꯥ ꯍꯦꯟꯗꯜ ꯇꯧꯖꯗꯣꯏꯅꯦꯕ ꯁꯣ ꯏꯐ ꯑꯥꯏ ꯋꯦꯔ ꯌꯨ ꯑꯩꯅ ꯇꯧꯔꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯅꯤꯂꯀꯥꯟꯇꯗꯁꯨ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯑꯩꯅ ꯇꯧꯔꯛꯏꯕ ꯃꯌꯥꯝ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗ ꯍꯧꯖꯤꯛꯁꯨ ꯇꯧꯋꯦ ꯀꯩꯅꯣ ꯃꯇꯝꯗ ꯇꯧꯁꯨ ꯇꯧꯅꯤ ꯑꯗꯨꯝ ꯇꯧꯈꯤꯒꯅꯤ ꯀꯩꯅꯣ ꯃꯇꯝꯗ ꯄꯩꯁꯥꯒꯤ ꯋꯥ ꯅꯠꯇꯦꯕ ꯃꯤꯗꯨ ꯅꯪꯅ ꯍꯦꯛꯇ ꯄꯨꯝꯅꯃꯛ ꯍꯦꯛꯇ ꯍꯥꯏꯌꯔ ꯇꯧꯕ ꯌꯥꯄꯣꯠꯇꯦꯕ ꯁꯣ ꯑꯩꯅ ꯇꯧꯕ ꯄꯣꯠꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯏ
experience yam lay ba mi ai gi dar hauji ai have the video editor fire or video editor under ka lay have the madu de ai amutang to zoom call the appointment tawani ai mo sample ani hum pirani ai sumai video editing to biro nang numit kan yam thubi da speed ta ina pa me hai tar adu da pirak tar di yes let's work together hai nang gi salary sing sabu sa je sing sibu to jai to bidu ne but aina extra mi pa me hai tar ngi sai gi bamkin jana intern hai bam lai that's fine that's very fine adagi even party na have to ai risiras na nil kan have to ye loi mang na hai ai adune aina hai ju je khoi first in to du je okay work to si hai tar di let's do something nil kan zo hai gre ko adi 3 months 3 to 6 months nang fazana committed oina thabak to bu yaraba kainon the stage ko grow to minas it's not just about income aina su nangi thabak tu yeng nang na gi thabak se yengo let's work together aduga nangi thabak su effort su kyam piba ngam geng effort to pirak tar di ai 3 months ki matungda 3 months ki nang 6 months na the if 3 months matungda 2 months ta nang result pirak tar di bain to minai thabak se nang na fadana help to tar di ai nangi soidana kaino to ge nangi salary sabra natraga nangi percentage ki hisab ta tobra or nang na sigi post commission ki hisab ta lakpra somewhat ai nangi payment de pirak ke si somewhat mo na trust some pira ini but again mana du da hack pe ai pisa pa me ko le du ngasai kana no have ngasai gi sunil na yes fresher na paisa da yam demand to ta di adu pose to ngana por na live experience wala di compulsory paisa demand to ni compulsory high price hoy mana 80,000 demand to ko da bro nang 80,000 yam li 50,000 karo sin a different thing ne but nang experience wala du nang 8,000 le nang na paisa pi ga du sunya ya ro ma sunya ya kai no ma gi offer yam lay oh yes nang na haitar di adu su work to ni kai gi no adu su work to be ai ha ke suppose nang 50,000 70,000 tan mi 70,000 tan mi mo itar su mando mage to thaba to na nang na hai be ai okay nang hojik sidai se dum changa ga nang na bro swai to gi si to si nang na swai ai gi site help to tar di ai nang su share further share pi ge si to ai ngon hojik hojik swai to we hojik swai to ai ngon si gi offer se ke no na pi to ba company na company maming dai pallaroi ge company na ai ngon da pi be se bro nang na si part si handle to tar di nang gi share si pi ge but ai yeng e ba si share ze ai na low do share ze is it really valuable or not if it is valuable then I compulsory chang do mana offer pi offer do ingon ai na hai ai gi wari se no formula de apply ai ju stop oina mo have the mo ge thabo to mo do ne but mana pi offer do ingon na kana boy tar ai experience lai hai tar so ai pisa to le ta le hai tar so mana pi offer je ingon long term na kana do boy tar ai jump to gi ni mo so work to mi na ni so sida hai je kai nam da ai na hai ni je money later su you can do it haine money sina khoi first the money mi hire to the money han mang thar di yaroi ba nang graphic designing nang je bumkin genre je suppose Sajid Khan je suppose Alpesh se Vidyananda je graphic designing am haire ba graphic designing hai ba je nang no je to buya je kaino nang no je hai je ai graphic designing part ai kom tho kan ai gi som da ai sales som da onjen ge hai tar di kaino nang graphic designing to le ta sales onjen da ani je pura samjana ba sungya yaroi ba nang si to da sibu to ga nang dum long khak long ni sales ta khara wat pa khara graphic designing da wat pa khara dum to le ni adu tari na ji to ji keno ai graphic designing da kom thoge ai content da kom thoge ai sales da on jale adu tari no ji darka le ji keno no ji darka le ji ai ji anga ma pura ge angang se ai ga tha hum work to minar ge tha hum mo na fan tak pi ge mo na fan to hola ge thabak se ai mo na delegate to thoge delegate to ma na work to kan result je hengel tar di adu tang le simanga pi ba ho le sin tar pi ba ho ga tha mari ma ma tung le ma tung si ho ji kin na te ko ho ji kin na te quite fast a solopreneur oi go haini but if in case it is necessary you have to hire them gian tari koi hai po che gian ta bro gian ta energy yo ri yo the where is your energy tai tai sir we gian tai ko so si mem sing jam important of part nga ta ko sinu sa na khango this is very important aduna si sing je khangdana noi hojik skill set ta chongchal laga dagi di any business noi chongchal laga long lasting oi bangam moi aduna ne ngi mamangi sometimes keno sing da mamangi heng noina keno to mamang webinar sing is very important course khatan te ko hajik mandi de course lak to course khatan yenga ga webinar yenga no amte sida ngasi takriba webinar je habdi sigi flow je noi thamjalo sigi recording je si group ta nelakanda si je system da hapa thamo khamra system de anytime je hoi pung hum ri di sange it's okay pung hum ri sang tar su nangi important of portion do ka ga low ko si po je ai khatan te mayam atop no share to ko pot su kai no si kana rakani adu course tu yeng kan da course tu ga intake to na pot to khango na sana yan tai ko so si mayam jing jana complexion mayam jing jana khango
everything ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯈꯪꯉꯀꯥꯟꯗ how to hire solopreneur versus entrepreneur solopreneur ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ entrepreneur ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯗꯒꯤꯗꯤ ꯀꯔꯝꯕ business start ꯍꯧꯗꯣꯏꯅꯣ business start ꯍꯧꯕꯁꯤꯗ business ꯁꯤꯒꯤ ꯑꯩꯅ flow ꯄꯤꯔꯛꯀꯅꯤ high paying skills ꯀꯩ ꯂꯩ agency ꯀꯃꯥꯏꯅ build ꯇꯧꯅꯤ service ꯀꯃꯥꯏꯅ build ꯇꯧꯅꯤ service packaging ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯒꯤꯗꯤ ꯂꯨꯄꯥ ꯀꯌꯥ charge ꯇꯧꯕ ꯌꯥꯏ service ꯇ ꯀꯩ offer ꯄꯤꯕ ꯌꯥꯏ ꯑꯗꯒꯤꯗꯤ suppose ꯑꯩꯅ ꯀꯩꯒꯨꯝꯕ marketing agency ꯍꯥꯡꯗꯣꯛꯑꯦ ꯑꯗꯒꯤ ꯑꯩꯅ e-commerce agency ꯍꯥꯡꯗꯣꯛꯑꯦ or ꯑꯩꯅ ꯀꯩꯅꯣ agency ꯑꯃ ꯍꯥꯡꯗꯣꯛꯑꯦ package ꯁꯤꯒꯤ package ꯁꯤꯗ ꯑꯩꯅ worthful ꯑꯣꯏꯕ package ꯁꯦ ꯀꯃꯥꯏꯅ ꯁꯦꯝꯕ ꯌꯥꯏ client ꯗ ꯀꯃꯥꯏꯅ ꯎꯠꯄ ꯌꯥꯏ client ꯒ ꯋꯥꯔꯤ ꯁꯥꯕꯗ ꯀꯃꯥꯏꯅ deal ꯇꯧꯕ ꯌꯥꯏ this will come ꯒ꯭ꯌꯥꯟ ꯇꯥꯏꯀꯣ but ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ foundation ꯃꯌꯥꯝꯁꯤꯡꯁꯦ ꯌꯥꯎꯗꯅ ꯑꯩ ꯅꯣꯏ ꯃꯌꯥꯝꯗ ꯑꯩ ꯉꯁꯤ test ꯑꯃ ꯇꯧꯒꯦ let me test you guys ꯅꯣꯏꯒꯤ selling skills ꯁꯦ ꯀꯌꯥꯝ ꯋꯥꯡꯒꯦ ꯌꯦꯡꯒꯦ natural selling skills ꯁꯦ ꯀꯌꯥꯝ ꯋꯥꯡꯒꯦ ꯌꯦꯡꯒꯦ so ꯌꯥꯝ ꯂꯥꯏꯕ ꯄꯣꯠꯇ ꯅꯣꯏ ꯅꯁꯥꯅ ꯅꯁꯥꯗ ꯍꯧꯖꯤꯛ ꯁꯦꯜ ꯇꯧꯗꯣꯔꯦꯕ ꯑꯣꯀꯦ ꯅꯣꯏ ꯅꯁꯥ ꯄ꯭ꯔꯗꯛ ꯑꯝꯇ ꯍꯥꯏꯔꯣꯏꯒꯦ ꯅꯣꯏ ꯅꯁꯥꯅ ꯅꯁꯥꯁꯦ ꯁꯄꯣꯁ ꯅꯪꯁꯦ ꯃꯤ ꯑꯃꯗ ꯍꯧꯖꯤꯛ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯚꯦꯂ꯭ꯌꯨ ꯑꯃ ꯎꯠꯇꯣꯏꯅꯦꯕ who are you ꯀꯣ ꯃꯤꯁꯤꯅ ꯚꯦꯂ꯭ꯌꯨ ꯎꯠꯄ ꯑꯃꯗ ꯁꯄꯣꯁ ꯅꯪꯅ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯑꯃꯒ ꯗꯤꯜ ꯇꯧꯗꯣꯔꯦꯕ ꯂꯦꯠꯁ ꯁꯦ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯑꯃꯒ ꯅꯪ ꯗꯤꯜ ꯇꯧꯗꯣꯔꯦꯕ ꯉꯁꯤ ꯗꯤꯜ ꯇꯧꯈꯥꯏꯗꯣꯏꯅꯦ ꯅꯪꯅ you are a beginner but ꯇꯧꯗꯕꯗꯤ ꯌꯥꯗꯦꯕ ꯇꯧꯗ ꯇꯥꯔꯗꯤ ꯅꯪ opportunity ꯃꯥꯡꯗꯣꯏꯅꯦꯕ so how will you do it so ꯁꯖꯤꯠ ꯈꯥꯟ ꯅꯉꯣꯟꯗ ꯑꯩ ꯍꯧꯒꯦꯕ ꯀꯣꯟꯐꯤꯗꯦꯟꯁꯁꯦ ꯇꯦꯁ ꯇꯧꯁꯦꯕꯀꯣ ꯀꯩꯝ ꯈꯟꯒꯅꯣ ꯁꯤꯗ ꯁꯣꯏꯔꯁꯅꯨ ꯁꯣꯏꯕ ꯁꯣꯏꯗꯕ ꯀꯩꯝ ꯗꯔꯀꯥꯔ ꯇꯥꯗꯦ ꯂꯦꯠꯁ ꯗꯨ ꯏꯠ ꯅꯪꯅ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯑꯃ ꯊꯦꯡꯅꯕ ꯃꯇꯝꯗ ꯅꯪꯒꯤ ꯍꯥꯏ ꯂꯦꯚꯦꯜꯁꯦ ꯀꯃꯥꯏꯅ ꯂꯩꯒꯦ ꯑꯝꯇ ꯍꯧꯔꯛꯑꯣꯅꯦ ꯑꯝꯇ ꯍꯧꯅꯦ ꯂꯦꯠꯁ ꯇꯣꯛ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯖꯦ ꯂꯦꯠꯁ ꯇꯣꯛ ꯅꯪ ꯍꯧꯔꯛꯑꯣ ꯑꯩꯉꯣꯟꯗ ꯁꯥꯔꯒꯤ ꯀꯝꯄꯅꯤꯁꯦ ꯁꯥꯔꯒꯤ ꯀꯝꯄꯅꯤꯒ ꯑꯩꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯑꯍꯥꯟꯕꯗ ꯁꯤ ꯍꯥꯟꯅ ꯍꯪꯒꯅꯤ ꯍꯪꯉꯣ ꯗꯥꯏꯔꯦꯛꯂꯤ ꯑꯗꯨꯃꯥꯏꯅ ꯍꯪꯉꯛꯀꯅꯣ ꯑꯗꯨ ꯍꯪꯒꯅꯤ ꯅꯠꯇꯦ ꯂꯦꯠꯁ ꯇꯣꯛ ꯌꯦꯁ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩꯅꯦ ꯈꯜꯂꯁꯦ ꯏꯕꯥꯅꯤ ꯃꯤꯠ ꯑꯞ ꯇꯧꯔꯤꯅꯦ ꯈꯜꯂꯁꯦ ꯂꯦꯠꯁ ꯇꯣꯛ ꯂꯦꯠꯁ ꯁ꯭ꯇꯥꯔꯠ ꯐ꯭ꯔꯣꯝ ꯗꯦꯌꯔ ꯍꯥꯏ ꯁꯥꯔ ꯁꯥꯔ ꯍꯥꯏ ꯑꯩꯁꯦ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯃꯗꯤ ꯇꯧꯖꯔꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯗꯨ ꯁꯥꯔꯒꯤ ꯍꯥꯏ ꯑꯦꯆꯤꯚꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗ ꯑꯩꯁꯨ ꯌꯥꯎꯅ ꯌꯥꯎꯁꯜꯂꯒ ꯁꯥꯔꯒꯤ ꯑꯇꯣꯞꯄ ꯀꯣꯔꯁꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯇꯣꯞꯄꯗ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯃꯤꯟꯅꯔꯒ ꯑꯩ ꯁꯥꯔꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕ ꯌꯥꯒꯗ꯭ꯔꯥ ꯑꯍꯥꯟꯕꯗ ꯑꯣꯀꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯁ꯭ꯀꯤꯜꯁꯤꯅ ꯀꯩꯒꯨꯝꯕ ꯁꯥꯔꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒ ꯁꯥꯔꯒ ꯑꯗꯨꯝ ꯂꯣꯡ ꯇꯔꯝꯗ ꯊꯕꯛ ꯇꯧꯃꯤꯟꯅꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯦꯂꯔꯤ ꯑꯗꯒꯤ ꯑꯩꯒꯤ ꯑꯦꯅꯤ ꯆꯥꯔꯖꯇꯣ ꯑꯩꯒꯤ ꯁꯥꯔꯒ ꯅꯦꯒꯣꯁꯤꯌꯦꯕꯜ ꯑꯗꯨꯝ ꯇꯧꯕ ꯌꯥꯅꯤ ꯑꯩ ꯗꯥꯏꯔꯦꯛ ꯐꯤꯛꯁ ꯇꯧꯖꯔꯣꯏ ꯂꯤꯇꯜ ꯕꯤꯠ ꯕꯣꯔꯤꯡ ꯀꯩꯅꯣ ꯂꯤꯇꯜ ꯕꯤꯠ ꯕꯣꯔꯤꯡ ꯑꯣꯏꯖꯩ ꯍꯥꯏꯔꯛꯀꯦꯕ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯂꯥꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯕꯠ ꯅꯪꯅ ꯉꯥꯡꯉꯤ ꯋꯥꯗꯨ ꯅꯪꯅ ꯍꯧꯖꯤꯛ ꯉꯥꯡꯉꯤꯁꯦ ꯅꯪꯒꯤ ꯑꯣꯏꯕ ꯅꯪꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯅꯤꯡꯕꯗꯨ ꯇꯧꯈ꯭ꯔꯦꯕ only you are ꯌꯦꯁ expressing yourself but ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯣꯏꯁꯟ ꯍꯪꯒꯗꯕꯅꯦꯕ ꯀꯣꯏꯁꯟ ꯍꯪꯕꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯅꯪ ꯑꯩꯉꯣꯟꯗ ꯀꯣꯏꯁꯟ ꯍꯪꯒꯗꯕꯅꯦꯕ ꯍꯥꯏꯕꯗꯤ ꯅꯪꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯕ꯭ꯔꯣ ꯍꯥꯏ ꯑꯆꯤꯚꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯨꯃꯥꯏꯅ ꯁꯤ ꯇꯧꯔꯛꯑꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯦꯅꯤꯊꯤꯡ ꯅꯪꯅ ꯍꯪꯅꯤꯡꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯩꯉꯣꯟꯗꯁꯨ ꯑꯟꯁꯔꯁꯦ ꯄꯤꯍꯟꯒꯗꯕꯅꯦꯕ ꯋꯥꯟ ꯁꯥꯏꯗꯦꯠ ꯀꯟꯚꯔꯁꯦꯁꯟ ꯑꯣꯏꯕ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯗ ꯑꯩꯗꯤ ꯑꯗꯨꯝ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯕ ꯋꯥꯅꯦꯕ ꯕꯠ ꯑꯩ ꯍꯥꯏꯔꯛꯀꯅꯤꯕ ꯑꯣꯀꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯁꯨ ꯑꯗꯨ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃꯅꯦꯕ ꯕꯠ ꯐꯥꯔꯁ ꯅꯪꯅ ꯍꯧꯔꯛꯄ ꯄꯣꯠꯇꯨꯗ ꯁꯝꯊꯤꯡ ꯀꯣꯏꯁꯟꯒꯨꯝꯕ ꯑꯃ ꯍꯪꯉꯛꯄ ꯑꯣꯔ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯄ ꯄꯣꯠ ꯑꯃ ꯂꯥꯛꯀꯅꯤ ꯕꯠ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯑꯃꯃꯝ ꯇꯧꯁꯦꯕ ꯀꯩꯅꯣꯗ ꯍꯧꯔꯛꯑꯣ ꯔꯤꯁꯥꯔꯁ ꯍꯧꯔꯛꯑꯣ ꯑꯩ ꯈꯤꯇ ꯈꯟꯈꯤꯒꯦ ꯉꯥꯏꯍꯥꯛ ꯕꯤꯗ꯭ꯌꯥꯅꯟꯗ ꯈꯟꯈꯤꯒꯦ ꯍꯥꯏꯔꯣ ꯁꯤ ꯈꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯁꯤ ꯈꯟꯕꯒꯤ ꯃꯊꯧ ꯁꯨꯡꯇꯥ ꯇꯥꯗꯦ ꯁꯤꯗ ꯅꯦꯆꯔꯦꯜ ꯕꯤ ꯅꯦꯆꯔꯦꯜ ꯌꯥꯔꯦ ꯅꯪ ꯂꯩꯌꯣ ꯕꯤꯗ꯭ꯌꯥꯅꯟꯗ ꯍꯥꯏꯔꯣ ꯑꯩ ꯋꯥꯁꯔꯨꯝ ꯆꯪꯉꯨꯔꯦ ꯇꯥꯍꯧꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯣꯏꯒꯤ ꯁꯦꯂꯤꯡ ꯁ꯭ꯀꯤꯜꯁꯦ ꯅꯣꯏ ꯀꯣꯟꯐꯤꯗꯦꯟꯁ ꯁ꯭ꯀꯤꯜꯁꯦ ꯀꯌꯥꯝ ꯋꯥꯡꯒꯦ ꯑꯝꯇꯪ ꯌꯦꯡꯒꯦꯕ ꯑꯩꯉꯣꯟꯗꯁꯨ ꯌꯦꯡꯍꯜꯂꯣꯕꯀꯣ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦꯕ ꯑꯩ ꯋꯥꯡꯉꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯕꯠ ꯌꯦꯡꯁꯦꯕ ꯀꯌꯥꯃꯨꯛ ꯍꯦꯟꯅ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯕ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯕꯗ ꯁꯤ ꯐꯥꯔꯁ ꯊꯤꯡꯅꯦ ꯁꯄꯣꯁ ꯅꯪꯅ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯑꯃ ꯎꯅꯗꯣꯔꯦꯕ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯑꯃ ꯎꯅꯕ ꯃꯇꯝꯗ ꯁꯦꯜ ꯌꯣꯔ ꯁꯦꯜꯐ ꯍꯥꯏꯕꯁꯦ ꯏꯝꯄꯣꯔꯇꯦꯟ ꯁꯦꯂꯤꯡꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯍꯥꯏꯒ꯭ꯔꯥꯅ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯍꯥꯏ ꯃꯤ ꯑꯃꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯅꯪ ꯀꯃꯥꯏꯅ ꯇꯣꯞ ꯀ꯭ꯋꯥꯂꯤꯇꯤꯗ ꯅꯪ ꯀꯃꯥꯏꯅ ꯁ꯭ꯇꯦꯟ ꯑꯥꯎꯠ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯎꯠꯂꯣꯕ ꯑꯩꯉꯣꯟꯗ ꯅꯪꯉꯣꯟꯗ ꯑꯗꯨꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯍꯧꯖꯤꯛ ꯐꯪꯉꯦ ꯍꯥꯏꯔꯁꯦꯕ ꯅꯪ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕ ꯅꯠꯇꯦ ꯕꯠ ꯅꯪ ꯐꯪꯉꯦꯕ ꯑꯗꯨ ꯃꯣꯃꯦꯟꯇꯣ ꯅꯪ ꯀꯃꯥꯏꯅ ꯀꯦꯞꯆꯔ ꯇꯧꯒꯗꯒꯦ ꯑꯗꯨ ꯃꯣꯃꯦꯟꯇꯣ ꯅꯪ ꯑꯝꯇ ꯑꯩꯉꯣꯟꯗ ꯎꯠꯂꯣꯕ ꯑꯗꯨ ꯃꯣꯃꯦꯟꯇꯣ Come on, man. ꯁꯥꯔꯅ ꯍꯥꯏꯁꯦ ꯕꯤꯖꯤꯅꯦꯁꯃꯦꯟꯒꯨꯝꯕ ꯑꯃ ꯎꯅꯔꯦ ꯑꯗꯨꯗ ꯃꯣꯏꯗꯒꯤ ꯀꯃꯥꯏꯅ ꯑꯥ, ꯀꯩ ꯍꯥꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯈꯤꯇꯪ ꯇꯥꯕ ꯋꯥꯁꯦ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯤꯅꯦꯕ ꯅꯪ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯎꯅꯗꯣꯔꯦꯕ ꯎꯅꯕ ꯎꯝ ꯃꯇꯝꯁꯤꯗ ꯅꯪꯅ ꯕꯤꯖꯤꯅꯦꯁꯃꯦꯟꯁꯤꯒ ꯅꯪꯒ ꯔꯤꯂꯦꯁꯟship ꯕꯤꯜ ꯇꯧꯗꯣꯏꯅꯦꯕ ꯑꯣꯔ ꯁꯝꯊꯤꯡ ꯅꯪꯒꯤ
nangje nasana mangmonda uttuine I am valuable haibadu mangmonda uttuine I am valuable nang aiga work to baya have nang uttuine utsin di hairu apode sir bro nang aiga work to mina si hairu apode but something nang mangmonda quality mo uttuine I have the me do tak long impression this guy is different adugi field moida adugi field keno tawdune moida have the uttuine poto gyan tayana adugi field urakan aina have the me do na faudune masada adu field kai kai de lakani handanda nang nasagi manung du nang ngang through wa do tawdune so this is very important businessman amoina so adu poto aingonda adu poto have it ulak se hamne cam lege cam grow to doesn't matter improve to mina se ki ganu ko sidai jak to si ki dina chen ma khara su yaw dune dum ko si first thing ki ganu si ki ba have se quite sure ban ki ganu let's do it Viana take your time Sir, tàu bay role playing cái tập tôi tàu sẽ ra comment tàu. ha Ai sir sẽ cái này role playing cái tập tại tại này. Ay, ken Sau kai này role đã quên playing to ổn work định ken mi kai sẽ let's sir do it này. let's do it I'm interested let's do it even me I can learn from you Hi Vidyananda how are you Oh, sir, I'm fine. Sir, I've known you for quite a long time, and I'm very impressed, and I'm very much interested in what you're doing for the society and all of this. I'm really impressed. Thank you very much, And man. I'm just a guy just starting out, just out of college, and I need to learn some things from you. Can we please connect? Like, I don't know, like, I'm not that perfect, I'm still learning. I'm yet to learn so many things. But as I That can is all, see that, yeah, please continue. sir. That is also a very impressive thing because you are still humble. You have achieved a lot of things, and it's very obvious that you No, who have said that? grown. You Who are said that I far have better achieved so than many me things? in Who many. said that? Who said that I have achieved so many things? I haven't. No. I'm just starting out. I'm just starting out. There are a lot of things that I want to achieve. Right? Yeah, So sir, but we all have room to grow. But yeah, from the point that I'm in and the point that sir is in, I feel that I have a lot of things to learn from sir, and that's why I'm kind of lost, and I really want to connect with you let's see, so that I brother, man. can How can learn. I help you? Let's see, brother. If I can help you, I'm ready to help you. Whatever you want, if I can help you, if you say that, this is the position, where I want to be there, or this is something that I want to learn, or, this is something that I want to grab. If I can help you, I'm ready to help you. So let me know, like, how can I help you? And thank you very much for everything, whatever you said, I'm very much appreciated. Thank you very much. But let me know, like, I how can I help? specifically How want can to we learn connect? about sales, sir. How can we Okay. connect? Sir, this is my business card. Sir, you got a business card in learning. Sir, if you have a business card, can you please We'll do hand one me thing, man. one so that We'll we do can- one thing, Vidyananda. We'll do one thing. We'll have lunch together. Like, on Saturday, are you free? Of course, sir. Yeah, I'll we'll make talk. time. We'll talk about so many things. Like, I know you are you are very interesting, and you are impressive. Thank you, sir, very The much. way the way you are delivering things, I love it. I think we can do something. We can make something work out together. Sure, sir. Are you ready? I'm Are so you ready? grateful. Are you We'll meet ready? again. Are you ready for Yes, the sir. lunch? Okay, let's do it, man. Let's do it. See you soon. So see the aina Yes, sir. hire Thank you so much. See the aina hire because I always ready never me na ingona share ro I'm ready to meet up. But it was impressive. It was impressive. I like it. So let me go to Bumpkins and Rewind Torse. Let's do it. Let's kill it, man. I know you are fire. I know you are fire. Nang fire na you have so much energy. I can see it. Let's do it. Torse. Manipuri Torse, Manipuri. Yeah, Manipuri to khwaja kam kai it doesn't matter. Manipuri, English, Hindi, whatever. Good evening, sir. Good evening, First of man. all, I would like to introduce myself. My name is Hitman Bantin Chandrasen. And sir, I have the sir, I'm interest with sir mindset. I am realistic over the okay, society the houseing matamsida internet
ꯍꯥꯏꯗꯤ ꯏꯟꯇꯔꯅꯦꯠꯀꯤ ꯑꯉꯥꯡ ꯃꯌꯥꯝ ꯂꯩꯗꯅ ꯍꯥꯏꯗꯤ ꯏꯖꯤ ꯃꯅꯤ ꯄꯥꯝꯕ ꯃꯃꯥ ꯃꯄꯥꯗ Yes, ꯗꯤꯄꯦꯟ yes. ꯇꯧꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯂꯤꯇꯤꯗꯗꯤ ꯈꯟꯗ꯭ꯔꯦꯕ ꯑꯌꯥꯝꯕꯅ ꯃꯤꯁꯤꯡꯁꯦ ꯍꯥꯏꯗꯤ Yes, yes. ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯉꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯅꯥꯝ ꯈꯟꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯐꯦꯁꯕꯨꯛꯇ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯕ ꯔꯤꯜꯁ ꯌꯦꯡꯕ ꯑꯗꯨ ꯅꯣꯏ ꯇꯥꯎꯔ ꯂꯩꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯁꯥꯔꯒꯤ ꯃꯥꯏꯟꯁꯦꯠꯁꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯈꯜꯍꯟꯗꯕꯗꯨꯅꯦꯕ ꯁꯥꯔꯒꯤ ꯍꯥꯏꯗꯤ Yes. ꯑꯥꯏꯗꯤꯌꯥ ꯍꯥꯏꯇꯥꯔꯦ Somewhat. ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗꯁꯨ ꯌꯥꯎꯋꯦꯕ Okay, ꯁꯣ man. ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯁꯥꯔꯒ ꯑꯩꯒꯁꯦ ꯃꯥꯏꯟꯁꯦꯠꯇ ꯈꯤꯇꯪ ꯀꯅꯦꯛ ꯑꯣꯏꯔꯦꯕꯀꯣ and and Amazing. second thing Keep going. I am not amazing. and second thing I'm a hardworking man in the room ko hadi most hardworking man haitare Okay. so sargi university highest ever university sarna hangdokpire adu yam phajai haidi samna habada ꯑꯩꯁꯦ ꯁꯝꯅ ꯑꯩꯒꯨꯝꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯌꯥꯝ ꯇꯐ ꯑꯣꯏꯕ ꯃꯥꯏꯟꯁꯦꯠ ꯑꯣꯏꯅ ꯍꯥꯏꯕ ꯑꯣꯏꯒꯦꯔꯥ ꯁꯤꯗ ꯕꯦꯁ ꯇꯧꯕ ꯃꯥꯏꯟꯁꯦꯠꯁꯦ ꯍꯥꯏꯗꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯑꯩ ꯏꯃꯥ ꯏꯄꯥ ꯍꯤꯡꯉꯁꯨ ꯑꯩꯗꯤ ꯑꯩ ꯏꯃꯥ ꯏꯄꯥ ꯂꯩꯇ꯭ꯔꯦ ꯈꯜꯂꯒ ꯍꯤꯡꯉꯤꯅꯦꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯜꯞ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯁꯦ ꯃꯣꯏꯗꯤ ꯍꯦꯜꯞ ꯄꯥꯝꯗꯦꯕ ꯌꯥꯝ ꯁꯦꯡꯅ I ꯍꯥꯏꯔꯕꯗ maram ko. Bumpkin Chandra ji she focus to ko. He is building a relationship. ꯁꯦꯕ How is the relationship building to ni ko? Sidi yeng si yeng tang. Okay, haro continue. ꯁꯦ ꯑꯩ ꯁꯥꯔꯒ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯏꯁꯦ ꯍꯥꯏꯗꯤ ꯑꯩ ꯁꯥꯔꯒꯤ ꯁꯥꯔꯅ ꯍꯪꯕ ꯀꯣꯏꯁꯟꯗꯨꯗ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯅꯦꯅ ꯈꯜꯂꯔꯣꯏꯒꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯈꯔ ꯍꯥꯏꯔꯛꯀꯦꯕꯀꯣ ꯍꯥꯏꯗꯤ ꯑꯦꯁ ꯑ ꯃꯦꯟ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯀꯩꯝ ꯇꯥꯗꯦ ꯂꯥꯏꯐꯁꯦ ꯒꯦꯝꯅꯦꯕ ꯑꯩꯅ ꯄꯣꯛꯂꯛꯄꯗꯒꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯑꯩꯅ ꯍꯣꯠꯅꯔꯒ ꯑꯩꯅ ꯃꯥꯏ ꯄꯥꯛꯆꯔꯗꯤ ꯅꯨꯡꯉꯥꯏꯔꯦ ꯅꯠꯇ꯭ꯔꯗꯤ ꯍꯥꯏꯗꯤ ꯑꯦꯕ꯭ꯔꯤ ꯑꯩꯈꯣꯏꯗ ꯊꯣꯛꯏꯕ ꯊꯕꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯊꯣꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯗ ꯁꯣꯂꯨꯁꯟ ꯊꯤꯖꯒꯗꯕꯅꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯗꯤꯕꯜ ꯑꯣꯏꯕ꯭ꯔꯥ ꯁꯥꯔ Yeah, continue to bro. Continue to bro. I'm listening. ꯍꯥꯏꯗꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯐꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯥ ꯂꯩꯔꯤ ꯃꯥꯅ ꯇꯧꯖꯒꯗꯅꯤ ꯁꯣꯜꯕ ꯇꯧꯒꯗꯅꯤ ꯁꯨꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯔꯛꯄ ꯍꯥꯏꯗꯤ ꯒ꯭ꯔꯣ Yeah. ꯇꯧꯔꯛꯄꯗꯨ ꯈꯦꯠꯅꯩꯗꯅ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄ ꯃꯇꯝꯗ ꯑꯩ ꯍꯧꯖꯤꯛꯁꯦ ꯀꯅꯥꯝ ꯇꯧꯕꯤꯔꯣ ꯑꯩꯅ ꯇꯧꯗꯣꯏꯅꯦ ꯍꯥꯏꯗꯣꯏꯅꯦꯕ Okay. My phone la program to. But Gyantai ko. Hasiki even Vidyananda, you were impressive. Thank you, sir. Oh, makata biro. Bangui jana makata biro. Muna tao ko. Biswajit manganu ko muna tao ko. Asi miyam singjay to holakade. Loy to holakade ay communication de kay de everything. Repair kining ay ko. So ma lakti kanda. Kutang alun ta energy kana wangi. I want to try have kana kano. Ay na hydri kan. Ay ming ko di kan. I want to try. Nice. Fire nga to ni hindi. Open rigid na hand. Let's start from open rigid. Bumkin. Eko bumkin lam tanong siya lade. Bumkin lam tanong siya lade eko. Next open. ꯐꯣꯟ ꯇꯧꯁꯜꯂꯦ Yeah, habiro. ꯑꯩ ꯃꯈꯥ ꯇꯥꯔꯛꯄ ꯍꯥꯏꯔꯣ ꯁꯥꯔ Makata biro yare. It was great. ꯑꯣ You were going great. ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯍꯤꯡꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯈꯩꯁꯦ ꯍꯥꯏꯗꯤ So I know the wam hangya. Relationship build up with hanging question yaw Nang high give the high achievers university of Dopire. Sange. So this is your first day. So I know the hanging question je. How are you feeling? ꯑꯦꯛꯁꯥꯏꯇꯦꯠ ꯍꯥꯏꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯄꯨꯟꯕꯁꯦ ꯄꯥꯝꯃꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯏꯠꯁ ꯅꯣꯠ ꯑꯕꯥꯎꯠ ꯇꯁꯦꯡꯅ ꯇꯧꯕ ꯑꯗꯨꯒꯤ ꯋꯥ ꯈꯛꯇ ꯅꯠꯇꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯨꯠ ꯉꯥꯛꯇꯅꯦꯕ ꯁꯦ ꯑꯩꯈꯣꯏ ꯅꯦꯠꯋꯥꯔꯀꯤꯡꯒꯤ ꯁꯨꯃꯥꯏꯅ ꯅꯦꯠꯋꯥꯔꯀꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯥꯏꯗꯤ ꯀꯅꯦꯛꯁꯟꯗꯣ Yes. ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯣꯡꯃ ꯑꯩꯈꯣꯏ ꯃꯤꯠꯑꯞ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯦꯁ ꯇꯨ ꯐꯦꯁ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯣꯕꯅꯤ ꯑꯗꯨꯗ ꯑꯩꯒꯤ ꯅꯣꯂꯦꯖ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯥꯔꯒ ꯑꯩꯒꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯅꯠꯇꯕ ꯃꯇꯝ ꯈꯔ ꯃꯇꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯣꯔꯃꯦꯂꯤꯇꯤ ꯑꯣꯏꯗ꯭ꯔꯒꯁꯨ ꯌꯥꯝꯅ Yeah. ꯀ꯭ꯂꯣꯁ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯔꯒ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯤꯂꯤꯡ ꯁꯥꯔꯒꯤ ꯐꯤꯂꯤꯡ ꯑꯩꯈꯣꯏ ꯈꯪꯅꯔꯒ Yeah. ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯌꯥꯏꯗꯅ
ꯑꯗꯨ ꯁꯥꯔꯅ ꯉꯁꯥꯏꯁꯨ ꯍꯥꯏꯈꯤꯕꯗꯣ ꯍꯥꯏꯗꯤ ꯁꯣꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯈꯟꯖꯕ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯁꯥꯔ ꯍꯥꯏꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯃꯤꯈꯩꯁꯦ ꯄꯣꯂꯤꯇꯤꯛꯁꯇ ꯑꯌꯥꯝꯕ ꯆꯪꯉꯤꯗꯅ ꯍꯥꯏꯗꯤ But we ꯄꯣꯂꯤꯇꯤꯛꯁ we live chaliko. Let's not talk about politics. We live chaliko. Let's not talk about politics. ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯥꯔꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤꯗꯣ ꯂꯥꯛꯑꯒ ꯑꯩꯅ Oh yeah, man. ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯁꯣ ꯁꯥꯔꯒꯤ ꯃꯥꯏꯟꯁꯦꯠꯇꯨꯒ ꯑꯩꯒꯤ ꯔꯤꯂꯦꯇꯦഡ് ꯑꯣꯏꯔꯦ and I'm interested in high achiever university like Amazing. ꯑꯗꯨꯒꯤ Amazing. ꯀꯅꯦꯛꯁꯟꯗꯣ ꯄꯥꯝꯃꯦ and I am the most hardworking man in the room so But see, don't say like that. Don't say like that. Even Vidyananda is also hardworking guy. Even me, I'm a hardworking guy. Sajid Khan is also hardworking guy. Rusdan is also hardworking. I'm not disrespecting you. But what I'm saying, I high post you are ꯅꯠꯇꯦ the ꯁꯥꯔ yes. ꯑꯩ ꯄꯣꯏꯟꯁꯤꯅ ꯀꯩꯅꯣꯅꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯔꯥꯎꯟꯗꯤꯡꯁꯦ ꯅꯠꯇꯕꯗ ꯍꯥꯏꯗꯤ ꯁꯥꯔꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯅ Okay. ꯑꯗꯨꯒꯤ ꯚ꯭ꯌꯨꯗ ꯆꯠꯄ ꯑꯗꯨꯒꯤ ꯁꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯪ ꯃꯔꯛ ꯊꯠꯄꯟꯇꯦꯕꯀꯣ ꯅꯪ ꯍꯥꯏꯗꯣ ꯑꯩ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯝꯕꯜꯅꯦꯁꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯒꯣ ꯑꯗꯒꯤꯗꯤ ꯑꯦꯇꯤꯇ꯭ꯌꯨꯠ ꯍꯥꯏꯕ ꯄꯣꯠꯁꯦ ꯌꯦꯁ ꯑꯐꯕ ꯄꯣꯠꯇ ꯊꯝꯁꯦ ꯑꯗꯨ ꯐꯠꯇꯕ ꯄꯣꯠꯇꯗꯤ ꯅꯪꯒꯤꯗꯣ ꯐꯠꯇꯦ ꯍꯥꯏꯕꯗꯤꯀꯣ ꯂꯥꯟꯅ ꯂꯧꯅꯒꯨꯝꯁꯤꯀꯣ ꯁꯤꯒꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯣꯏꯕ ꯄꯣꯠꯁꯦ ꯂꯣꯏ ꯈꯜꯂꯣꯏ ꯊꯝꯁꯤ ꯈꯜꯂꯣꯏ ꯄꯨꯔꯥ ꯀ꯭ꯂꯦꯔꯤꯇꯤ ꯂꯩꯁꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯩꯅꯔꯣꯏꯁꯤ ꯂꯣꯏꯅꯃꯛ ꯍꯥꯔꯗ ꯋꯥꯔꯀꯤꯡ ꯉꯥꯛꯇꯅꯤ ꯔꯤꯁꯤꯔꯥꯖ ꯑꯗꯒꯤꯗꯤ ꯕꯤꯗ꯭ꯌꯥꯅꯟꯗ ꯌꯨꯅꯣ ꯑꯩ ꯂꯣꯏ ꯈꯪꯉꯦꯀꯣ ꯑꯗꯣ ꯑꯩ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯍꯥꯏꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯃꯣꯏꯗ ꯌꯨꯅꯣ ꯏꯠ ꯇꯆ ꯃꯥꯏ ꯍꯥꯔꯠ ꯁꯣ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯏꯁꯦꯀꯣ एवरी वन हम्बल होइसी अमन अमा सपोर्ट तौसी अदई सिदा लेइबा कम्युनिटी मैम से फैमिली अम ओइना खनसी कनेक्ट तौसी लोई ग्रो तौमिनसी ओके सर सो उपेंद्रजीत it's your turn keep it short तेना थमु मतलब मैम सांग चंग बे दे ꯑꯗꯣ ꯁꯥꯔ ꯑꯩꯁꯦ ꯐꯥꯔꯁꯇ ꯍꯥꯏꯇꯥꯔꯦꯅꯦ ꯁꯥꯔꯁꯦ ꯍꯥꯏꯗꯤ ꯀꯝꯄꯅꯤ ꯑꯃꯒꯤ ꯑꯣꯅꯔꯅꯦꯅ ꯈꯜꯂꯒꯦꯕꯀꯣ ꯈꯣꯡꯎꯞꯀꯨꯝꯕ ꯄꯨꯊꯣꯛꯄ ꯑꯃꯒꯤ या ꯑꯗꯨ ꯇꯧꯔꯛꯑꯒꯦꯕ तोकारो ꯐꯥꯔꯁꯇ ꯁꯥꯔ ꯗꯦꯅꯦꯜ ꯑꯩ ꯁꯥꯔꯒꯤ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯑꯩ ꯑꯗꯨꯝ ꯌꯨꯁ ꯇꯧꯔꯦꯕꯀꯣ ꯍꯥꯏꯗꯤ ꯁꯥꯔꯒꯤ ꯄ꯭ꯔꯗꯛꯁꯦ ꯌꯥꯝ ꯊꯤꯅ ꯁꯤꯖꯤꯟꯅꯕ ꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩ ꯃꯔꯛ ꯊꯠꯀꯦꯕ ꯑꯩꯒꯤ ꯄ꯭ꯔꯗꯛ ꯁꯤꯖꯤꯟꯅꯕ ꯁꯝꯋꯦꯌꯔ ꯃꯤ ꯑꯃ ꯅꯪꯅ ꯏꯚꯦꯟꯠ ꯑꯃꯗ ꯊꯦꯡꯅꯔꯦꯕ ꯁꯤ ꯃꯥꯏꯟꯁꯦ ꯂꯩꯇꯕ ꯄ꯭ꯔꯦꯖꯦꯟꯁ ꯑꯣꯐ ꯃꯥꯏꯟ ꯂꯩꯇꯕ ꯌꯥꯗꯦ ꯏꯚꯦꯟꯠ ꯑꯃꯗ ꯅꯪ ꯊꯦꯡꯅꯕ ꯃꯇꯝꯗꯨꯗ ꯅꯪ ꯃꯤꯁꯦ ꯀꯅꯦꯛ ꯇꯧꯗꯣꯏꯅꯦꯕ ꯁꯣ ꯅꯪ ꯀꯃꯥꯏꯅ ꯃꯤꯁꯦ ꯆꯤꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯦꯕ ꯑꯗꯨꯗ ꯑꯩꯅ ꯍꯥꯏ ꯑꯗꯨꯒꯨꯝꯕ ꯄꯣꯏꯟꯠꯅꯦꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨ ꯃꯇꯝꯗꯨ ꯅꯪꯒꯤ ꯏꯝꯄ꯭ꯔꯦꯁꯟꯗꯣ ꯅꯪꯅ ꯃꯥꯏ ꯃꯅꯥꯛ ꯆꯪꯉꯒ ꯀꯃꯥꯏꯅ ꯅꯪ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ ꯀꯃꯥꯏꯅ ꯅꯪ ꯒꯦꯗꯔ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅꯦꯕ ꯑꯗꯨ ꯄ꯭ꯔꯗꯛ ꯂꯩꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯄ꯭ꯔꯗꯛ ꯂꯩꯕꯗꯤ ꯏꯠꯁ ꯑꯣꯀꯦ ꯏꯠꯁ ꯐꯥꯏꯟ ꯅꯪ ꯆꯪꯉꯛꯑꯀꯥꯟꯗ ꯌꯨꯅꯣ ꯋꯥꯠꯑꯦꯚꯔ ꯃꯤ ꯑꯃꯒꯤꯗ ꯅꯪꯅ ꯄꯤꯗꯣꯔꯤꯕ ꯚꯦꯂ꯭ꯌꯨ ꯑꯗꯒꯤꯗꯤ ꯅꯪꯁꯨ ꯚꯦꯂ꯭ꯌꯨ ꯄꯤꯗꯣꯏꯅꯤ ꯅꯪꯅ ꯚꯦꯂ꯭ꯌꯨ ꯄꯤꯗꯅ ꯑꯩꯅ ꯀꯃꯥꯏꯅ ꯑꯩꯁꯨ ꯚꯦꯂ꯭ꯌꯨ ꯄꯥꯝꯕ ꯃꯤꯅꯤ ꯚꯦꯂ꯭ꯌꯨ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯁꯦ ꯍꯥꯏꯕꯅꯦ ꯏꯕꯥꯅꯤꯗꯣ ꯑꯗꯨ ꯄꯣꯠꯇꯨꯅꯦꯕ ꯑꯩ ꯍꯥꯏꯁꯦ ꯑꯗꯨ ꯄꯣꯠꯇꯨꯗ ꯂꯥꯛꯁꯦ ꯑꯗꯨ ꯄꯣꯠꯇꯨ ꯂꯥꯛꯇꯅꯤ ꯑꯩꯉꯣꯟꯗ ꯍꯌꯦꯡ ꯅꯪ ꯑꯦꯅꯤꯊꯤꯡ ꯅꯪ ꯇꯧꯕ ꯉꯝꯃꯅꯤ ꯄ꯭ꯔꯗꯛꯇ ꯅꯠꯇꯕ ꯅꯪ ꯍꯥꯏꯗꯣ ꯑꯩ ꯈꯪꯉꯦꯕ ꯑꯩ ꯚꯥꯞ ꯇꯥꯏꯌꯦꯕ ꯍꯥꯏꯗꯤ ꯑꯩ ꯍꯥꯏꯁꯤꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯍꯥꯏꯔꯣ ꯑꯗꯣ ꯌꯨꯁ ꯇꯧꯔꯦ ꯑꯗꯣ ꯁꯥꯔꯒꯤꯁꯦ ꯍꯥꯏꯗꯤ ꯁꯥꯔꯅ ꯄꯨꯊꯣꯛꯄ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯥꯏꯗꯤ ꯁꯥꯔꯒꯤ ꯀꯝꯄꯅꯤꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯒ꯭ꯔꯣꯠ ꯂꯩꯒꯦ ꯁꯤꯅꯤ ꯍꯥꯏꯗꯤ ꯈꯣꯡꯎꯞ ꯆꯥꯝꯃ ꯁꯥꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯈꯣꯡꯎꯞ ꯑꯗꯨꯝ ꯀꯌꯥꯃꯨꯛ ꯆꯥꯡꯗ ꯌꯣꯟꯕ ꯉꯝꯒꯦꯕ ꯁꯣ ꯑꯩ ꯍꯪꯉꯛꯇꯣꯏꯁꯦ ꯑꯣꯄꯦꯟꯗ꯭ꯔꯖꯤꯠꯅ ꯁꯤ ꯀꯣꯏꯁꯟ ꯍꯪꯉꯛꯏꯁꯦ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯋꯥꯠꯁ ꯌꯣꯔ ꯄ꯭ꯔꯣꯐꯦꯁꯟ ꯍꯥꯏꯗꯤ ꯀꯝꯄꯅꯤꯁꯦ ꯒ꯭ꯔꯣꯠ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔꯒꯤ ꯀꯩ ꯀꯝꯄꯅꯤꯁꯦ ꯑꯗꯨ ꯑꯣꯄꯦꯟꯗ꯭ꯔꯖꯤꯠꯅ ꯀꯩ ꯇꯧꯕꯤꯔꯤꯒꯦꯕ ꯑꯣꯄꯦꯟꯗ꯭ꯔꯖꯤꯠꯇꯤ ꯀꯩ ꯍꯣꯠꯅꯕꯤꯔꯤꯒꯦꯕ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯪꯉꯛꯏ ꯀꯣꯏꯁꯟꯁꯦ ꯑꯩꯁꯦ ꯀꯃꯥꯏ ꯍꯥꯏꯅꯤ ꯏꯠꯁ ꯑꯣꯀꯦ ꯌꯥꯔꯦ ꯕꯠ ꯅꯦꯛꯁ ꯇꯥꯏꯝ ꯑꯗꯨ ꯇ꯭ꯔꯥꯏ ꯇꯧꯔꯤꯗꯣ ꯏꯠꯁ ꯅꯥꯏꯁ ꯀꯩꯅꯣꯗ ꯂꯥꯛꯑꯣ ꯀꯩ ꯕꯤꯁ꯭ꯋꯖꯤꯠ ꯂꯥꯛꯑꯣ ꯁꯠ तो सर नाइस अदुम उपेंद्रजीत नाइस ꯀꯩꯝ ꯈꯟꯒꯅꯨ अदुम हौजꯜꯂꯁꯦ सर ꯀꯣ ꯍꯧꯔꯛꯑꯣ ꯌꯥꯔꯦ ꯑꯗꯨꯒ ꯁꯔꯁꯦ ꯍꯧꯖꯤꯛ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯩꯆ ꯌꯨꯒꯤ ꯀꯝꯄꯅꯤꯒꯤ ꯀꯩꯅꯣꯅꯦ ꯈꯜꯂꯁꯦꯕꯀꯣ ꯐꯥꯎꯟꯗꯔꯅꯦ ꯈꯜꯂꯦꯕꯀꯣ ꯁꯥꯔ ꯏꯁꯥꯃꯛꯁꯨ ꯑꯣꯏꯕꯤꯔꯤꯀꯣ ꯁꯣ ꯑꯗꯨꯒ ꯑꯩꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯅ ꯂꯤꯗ ꯖꯦꯅꯦꯔꯦꯁꯟ ꯇꯧꯕ ꯃꯤ ꯑꯃꯅꯦ ꯂꯧꯔꯒꯦꯕꯀꯣ ꯁꯥꯔ ꯁꯣ ꯑꯩꯅ ꯁꯥꯔꯗ ꯁꯨꯃꯥꯏꯅ ꯂꯥꯛꯑ ꯁꯥꯔꯁꯦ ꯁꯥꯔꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯦ ꯈꯜꯂꯁꯦꯕꯀꯣ ꯈꯨꯗꯛꯇ ꯑꯣꯀꯦ ꯁꯣ ꯑꯣꯜꯔꯦꯗꯤ ꯊꯦꯡꯅꯔꯕꯅꯤꯅ ꯁꯥꯔꯁꯦ ꯑꯩ ꯃꯁꯛ ꯈꯪꯉꯝꯃꯅꯤꯀꯣ ꯁꯣ ꯂꯥꯏꯛ ꯗꯦꯠ ꯑꯩꯅ ꯍꯥꯏꯔꯅꯤ sir myself Vishwajit Singh I am a lead generator so I think you have just started a new company called or university called IHU sir so if you are interested sir I can make
you grow the company even more. That's my profession. So if you have time, sir, can we meet after for like 2 days after or 3 days after in a Zoom meet, or can we exchange the contact like this? Yeah, sure. Yeah, sure, sure. So, by the way, what's Like your that. name? So By the way, what's your name? Oinam Bishori. Well, Bishori Oinam or Oinam. And where are you from? I am from Manipur. Okay, so you are a lead generator. Yeah, like but before that, I want to see some results, you know. Can you show me some results? Yeah, I'm ready to work with you. If you are here to give me some genuine results, you know, I'm ready to work with you. Because I don't have time. I don't have time to like you. I don't have time to go through all these things, you know. I want to see the results. Like you have been doing this, you have been doing that. If I see the results that, you know, I like it, then if I like it, then I'm ready to work with you. So is it okay with you? Is it okay with you? Tell me, is it okay with you? Yeah. Is it? Yeah. If it is okay with you, we'll have an appointment together. We'll talk about it. Yeah. We'll discuss about it. Yeah, this is okay. Correct, sir. All right. Yeah, this is okay. Yeah, right. Yeah. Then you can set an appointment. When do you want? Yeah. Let me check my schedule. Sunday, next Sunday. Sunday. Wait. Just share me your number. Okay. I'll let you know. Sir, CJ, example kita ni ko sir. Haibadi AJ oira akanda sumaina to we ai. Yeah, I can't. Adu pot ne koi discuss to ise. Adu reality dun lai. I reality do I came hide this in onda. I hide this in. I hide this in. Okay, let's discuss about it. Show me the results. If I like it, I'm ready to work with you. Yes, sir. I will show. Clear cut. No bullshit. Clear cut. Yes, sir. I will show the project of mine so we can discuss it. So we'll do like this. Share me your number. I'll let you know. Yes, sir. Okay. So then we can discuss about it. Right? Yes, sir. Definitely, yes, right, sir. All right, brother. Man, see you soon, man. See you again. Alpes. Kendall tau jara kayak tau jara. I don't want Kendall, man. Don't repeat it. I do repeat it. Kendall repeat it. Now let's talk something very natural. Natural lo hindi. Dito kayo wala. Ay kang isawagi restaurant ma lay haba. Ado ay sum thengab kan Swiggy kai tadi dum thengeba. Saragi jay na sum yang. Nang I suppose I business me I pamale man. Nang direct sang saragi restaurant ma lay Swiggy Zomato da di kang haba direct how do I want. Sari friends ta ko ngom bisa. Sang direct how do I want. Saragi Swiggy Zomato ai. Thôi tạm đấy hả? Cái nào nang quay hay được đấy chứ? Chúng nó hay chứ? Chúng mẹ thì cảm thấy chúng nó làm ra hay không? Hầu tức tiếng nan hầu ấy chú cái tăng quái sản phẩm min tăng quái sản trong rồi cơ bây giờ là năng cái nó đó năng cái nó lấy vậy khang nghe là hầu làm là thế và tôi đi min cái nó màn tôi này thì năng you have been following me hay là phụ làm lạc cái tôi này So I am the founder of Ladi e-commerce agency. E-commerce agency đấy lạc trở này. Để sao cái restaurant thế? Hỏi sao cái này sao? Min hay là gì? Let's talk later. Hay là cái hay cho nên tôi muốn tập hay tôi này compulsory hay tôi này. I don't have time right now. Tôi tưởng cái đúng đúng. Nangi wo hang du hay tôi chứ. I don't have time right now hay năng hay đấy. I'm the founder of Ladi. I do this, I do that. Oh, nice, man. We'll talk about it later. Hi, Tadi. What? Okay, sir. Okay, this can happen. Si thok pe ai ni. So nang starting them important oidro. Nang gi ai hai nang gyan taw. Sang sai Vidyan na kamai hogi. Bangin na kamai hogi. Cái si po che kai ai gi na te ba. Sai Vidyan na hogu da jam chum bam yaw gi ba. Ni mem gyan taw ko. Khang jalu. Mana hogu matam da kai hana hogi ha. Ai hana thagat kidro mana hana. Why? Nang nasana hana ai gi nate ko ai thagalo haim te ai gi mi gi bari do gi keno do ai hai ne power do hai ne ba
Noina aingon sang ko nang na haidu dikin I am the founder of Ladi. Why are you here? I'm the founder of Ladi hai why are you here? I hang du nang je aingon marketing to su nang je aingon yon thalak tu ni. That's why you are here. Khandu ni si mi khandu ne ba. But Vidyananda nang sai la ke da kain. Follow to re sir ai nang je follow to re. Adi nang story everything, you know. Ai epame everything sung bo da la ki. Adu matam da aingon kai phau ni dum nang ngoi ju phau ni ba dum tam da kai phau ni who is this guy? Who is this guy? Chumberlan bai hai ja. Business sudi ko nei wari ne business sudi ko nei wari ne. Business to how the upfront the business pusan gadam te quite first the value share to nei you know I introduce to nei I nang just mind khang ni si to ni sumai to my name is Vidyananda si adu ita di aina hang ani dum okay Vidyananda what do you do what is your profession adu profession du hawra abne Vidyananda profession yam ti professional oin yam nana nei hai je Vidyananda matam du the profession da haira abne my profession I am a digital marketer okay oh like what are you handling right now aina hang ani dai adu hang ba pot dai di maga mana introduce or wai sara ani mana my business to manam explain to bani do ita di aina su khalani okay genuine over me do ita di aina lunch to mina je vai lunch to mina je hai matam lunch to wai sana di friendship oi gani friendship oi ka kan da di kaino business to on thoran ke ba kaina hakam chale du kain to yibo I can see everything I can see Rahul gyan tai ko tamo lagi hojiki nangi hojik brother Vidyananda to rei ba dagi Bankin Chandran to rei ba everyone to rei man chung tamo alpesa nya jinang la lem te ko learn to ham ne ko mingonda value do kamaina provide to gani hypo to hana khoi first to provide khoi tamje hadi nangi nate ba it's not about nang ai ki kana ba han piu lo nangonda la in hadi alpesa ai sine ai ne men dai hai gai la ga ai sine ai sumai to ai sine ai sumai ti to bisa ti ta le sumai to who cares bro who cares? It's your life. But if you talk something, you know, that benefits me, adu tar ai interested wek tang. Chumra research ni aija. So, you want to try? यार ऐसा Ai nang ji research tang ni. You want to try research? Thôi chứ sao? Let's do it. Ấy chứ có. Cái này. Ấy gì? ꯄꯩꯁꯥꯒꯤ ꯃꯔꯝꯁꯤꯗ ꯈꯪꯅꯤꯡꯉꯦꯕ ꯌꯥꯝ ꯈꯪꯅꯤꯡꯉꯦꯕ ꯑꯩ ꯑꯇꯣꯞꯄ ꯂꯝꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯇꯣꯞꯄ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯃꯌꯥꯝ ꯂꯩꯁꯦ ꯍꯧꯖꯤꯛ ꯑꯗꯨꯒꯨꯝꯕꯁꯦ ꯁꯨꯝ ꯊꯤꯖꯤꯜꯂꯦꯕ ꯊꯤꯖꯤꯟꯕꯁꯤꯗ ꯍꯥꯏꯗꯤ ꯃꯣꯏꯗ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯐꯪꯗꯦꯕ ꯑꯗꯨꯅ ꯑꯩꯁꯦ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯐꯪꯗꯦ ꯑꯗ ꯁꯥꯔꯒꯤ ꯏꯟꯁꯇꯥꯗ ꯀꯩꯅꯣꯗꯣ ꯄꯣꯗꯀꯥꯁꯇꯣ ꯑꯗꯨ ꯊꯦꯡꯅꯈ꯭ꯔꯦꯕ ꯑꯗꯩ ꯁꯥꯔꯒꯤ ꯀꯩꯅꯣꯗ ꯄ꯭ꯔꯣꯐꯥꯏꯜꯗ ꯆꯪꯉꯦ ꯑꯗꯒꯤ ꯁꯥꯔꯒꯤ ꯌꯨꯇ꯭ꯌꯨꯕ ꯂꯤꯡ ꯌꯥꯎꯔꯝꯃꯦ ꯑꯗꯩ ꯁꯥꯔ ꯌꯨꯇ꯭ꯌꯨꯕ ꯂꯤꯡꯗꯨ ꯆꯪꯉꯒ ꯁꯥꯔꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯂꯣꯏ ꯌꯦꯡꯉꯦ ꯑꯗ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯑꯩꯅ ꯊꯤꯔꯝꯕ ꯍꯥꯟꯅꯗꯒꯤ ꯑꯩꯅ ꯊꯤꯔꯝꯕꯁꯤꯡꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯈꯪꯅꯤꯡꯕꯁꯤꯡꯗꯣ ꯑꯗꯣ ꯑꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯨ ꯑꯣꯏꯔꯦꯅ ꯑꯗꯩ ꯃꯩꯇꯩ ꯃꯆꯥꯗꯨꯗ ꯍꯥꯏꯗꯤ ꯑꯩꯅ ꯈꯪꯅꯤꯡꯕꯁꯤꯡꯗꯣ ꯌꯥꯎꯔꯝꯕ ꯑꯗ ꯑꯩꯁꯦ ꯁꯥꯔꯁꯤꯒ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯅꯤ ꯀꯃꯥꯏꯅ ꯀꯅꯦꯛ ꯇꯧꯅꯤ ꯍꯥꯏꯁꯦ ꯑꯩꯁꯦ ꯈꯜꯂꯤ ꯑꯗ ꯁꯥꯔꯒꯤ ꯋꯥꯆꯦꯞꯇ ꯀꯩꯅꯣ ꯑꯦꯠ ꯃꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯗꯣ ꯑꯩ ꯇꯧꯋꯦ ꯑꯗꯣ ꯑꯩꯁꯦ ꯑꯗꯨꯗꯣ ꯀꯩꯅꯣ ꯔꯤꯁꯤꯞ ꯇꯧ ꯀꯩꯅꯣ ꯐꯪꯗ꯭ꯔꯦꯕꯀꯣ ꯑꯗꯩ ꯑꯩꯁꯦ ꯗꯤꯖꯦ ꯃꯥꯔꯀꯦꯇꯤꯡ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣ ꯕ꯭ꯔꯣ ꯔꯤꯁꯤꯀꯥꯟꯇ ꯀꯩꯅꯣ ꯅꯤꯂꯀꯥꯟꯇ ꯑꯃꯨꯛ ꯊꯦꯡꯅꯔꯦꯀꯣ ꯑꯩ ꯃꯉꯣꯟꯗ ꯕ꯭ꯔꯣ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯁꯦ ꯀꯃꯥꯏꯅ ꯇꯝꯒꯦ ꯀꯥꯏꯗ ꯇꯝꯒꯦ ꯈꯣꯠꯀꯦ ꯍꯪꯉꯦ ꯑꯗ ꯁꯥꯔ ꯗꯦꯅꯤꯌꯦꯜꯗꯩ ꯇꯝꯕꯅꯦ ꯈꯣꯠꯄꯅꯦ ꯍꯥꯏꯔꯛꯑꯦ ꯑꯗ ꯑꯩꯅ ꯁꯥꯔ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯥꯔ ꯗꯦꯅꯤꯌꯦꯜꯗꯩ ꯇꯝꯅꯤꯡꯉꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯑꯗꯩ ꯃꯥꯅ ꯁꯥꯔꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯂꯤꯡ ꯁꯤꯒꯤ ꯂꯤꯡꯛꯁꯦ ꯊꯥꯔꯛꯑꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯣ ꯑꯩꯁꯦ ꯑꯁ ꯀꯃꯥꯏ Okay, I understand. I can hang so nang high Sibers University changye. So I na hanging is no music. No the high Sibers University changa kana kamai to how are you feeling right now? Sir ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯅ ꯈꯜꯂꯨꯕ ꯑꯦꯛꯁꯄꯦꯛ ꯇꯧꯕꯗꯨꯗꯒꯤ ꯍꯦꯟꯅ ꯃꯣꯏꯅ ꯐꯪꯉꯦ ꯀꯥꯟꯅꯕ But hold the name is it?
ꯋꯥꯠꯂꯤ ꯑꯗꯣ ꯊꯥꯗꯔꯛꯇꯕ ꯍꯧꯖꯤꯛ ꯌꯥꯝ ꯑꯩ ꯑꯗꯨꯝ ꯈꯪꯉꯦ ꯑꯩꯅ ꯄꯥꯝꯃꯤꯕ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯒꯣꯜꯁꯦ ꯁꯥꯔꯗ ꯐꯣꯂꯣ ꯇꯧꯔꯀꯥꯟꯗ ꯑꯩꯒꯤ ꯒꯣꯜꯁꯦ ꯐꯪꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯦꯕ ꯑꯩ ꯊꯥꯖꯩꯌꯦꯕ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯆꯠꯃꯤꯟꯅꯁꯤ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯁꯤ ꯑꯩ ꯐꯣꯂꯣ ꯇꯧꯕ ꯅꯠꯇꯕ ꯆꯠꯃꯤꯟꯅꯁꯤ ꯕꯤ ꯑꯩ ꯑ ꯂꯤꯗꯔ ꯁꯥꯔꯅ ꯑꯩꯉꯣꯟꯗꯒꯤ ꯁ꯭ꯇꯦꯞ ꯈꯔꯗꯤ ꯍꯥꯜꯂꯕꯅꯤꯅ ꯁꯥꯔꯅ ꯍꯥꯏꯕꯁꯤꯡꯗꯣ ꯂꯧꯕ ꯇꯥꯕꯅꯦ ꯍꯥꯏꯗꯤ ꯁꯥꯔꯅ ꯂꯩꯔꯤꯕ ꯌꯥꯏ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯨ ꯄꯥꯝꯕꯅꯤꯅ ꯅꯥꯏꯁ ꯃꯦꯟ ꯂꯦꯠꯁ ꯗꯨ ꯏꯠ ꯃꯦꯟ ꯑꯩꯈꯣꯏꯗꯤ ꯀꯅꯦꯛ ꯇꯧꯔꯦ ꯁꯦꯝꯃꯁꯤ ꯇꯧꯔꯁꯤ ꯅꯪꯒꯩꯒ ꯆꯠꯃꯤꯟꯅꯔꯁꯤ ꯌꯨ ꯂꯥꯏꯛ ꯃꯥꯏ ꯕ꯭ꯔꯗꯔ ꯒ꯭ꯔꯣ ꯇꯧꯕꯗ ꯑꯣꯏꯔꯁꯤ ꯀꯩꯅꯣ ꯅꯥꯏꯁ ꯏꯠ ꯋꯥꯁ ꯅꯥꯏꯁ ꯊꯦꯡꯛ ꯌꯨ ꯁꯣ ꯑꯩ ꯃꯊꯪ ꯂꯧꯒꯦꯀꯣ ꯅꯣꯏ ꯃꯌꯥꯝꯗ ꯑꯩ ꯀꯥꯟꯊꯣꯛꯄ ꯅꯠꯇꯦꯀꯣ ꯃꯇꯝꯁꯦ ꯌꯧꯔꯛꯄꯩꯅꯦ ꯑꯩꯅ ꯀꯥꯟꯊꯣꯛꯏꯁꯦꯀꯣ ꯔꯤꯗꯝ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯔꯤꯗꯝ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯔꯣ ꯁꯥꯔ ꯑꯝꯇꯪ ꯇꯧꯍꯧꯏ ꯇꯧꯔꯣ ꯑꯗꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯑꯗꯨ ꯐꯥꯖꯟꯕꯗꯤ ꯄꯥꯝꯗꯦ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯕ ꯄꯣꯠꯇ ꯑꯩ ꯐꯥꯕ ꯄꯥꯝꯗꯦꯕ ꯍꯥꯏꯔꯛꯑꯣ ꯁꯥꯔ ꯑꯩ ꯃꯤꯡ ꯔꯤꯗꯝ ꯀꯧꯋꯦ ꯑꯣꯀꯦ ꯑꯗꯨꯒ ꯑꯩꯁꯦ ꯁꯥꯔꯁꯦ ꯀꯥꯏꯗꯒꯤ ꯊꯦꯡꯅꯔꯛꯀꯦ ꯍꯥꯏꯕꯗ ꯌꯨꯇꯨꯕꯇꯒꯤ ꯊꯦꯡꯅꯔꯛꯄ ꯑꯣꯀꯦ ꯌꯨꯇꯨꯕꯇ ꯊꯦꯡꯅꯔꯛꯄꯁꯤꯗ ꯌꯨꯇꯨꯕꯇ ꯁꯨꯝ ꯍꯥꯏꯗꯤ ꯁꯥꯔꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯅ ꯄꯥꯝꯖꯕ ꯈꯔ ꯌꯥꯎꯕ ꯍꯥꯏꯗꯤ ꯄꯩꯁꯥ ꯀꯃꯥꯏꯅ ꯇꯥꯅꯤ ꯈꯣꯠꯅꯤ ꯑꯗꯩꯗꯤ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯡꯗ ꯄꯩꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯜꯍꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯁꯨꯝ ꯄꯥꯝꯕꯁꯦ ꯑꯩꯒ ꯁꯨꯝ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯆꯥꯟꯅꯕꯁꯤꯗ ꯑꯩꯅ ꯁꯥꯔꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯒꯦꯅ ꯈꯟꯕꯁꯦ ꯀꯨꯏꯔꯛꯑꯕꯀꯣ ꯁꯥꯔ ꯑꯗꯨꯗ ꯁꯥꯔꯒꯤ ꯐꯣꯟ ꯅꯝꯕꯔ ꯀꯩꯅꯣꯗ ꯚꯤꯗꯤꯑꯣꯗ ꯅꯥꯀꯟꯗ ꯍꯥꯞꯄꯗꯣ ꯁꯥꯔ ꯑꯗꯨꯗꯒꯤ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯅ ꯁꯥꯔꯗ ꯄꯥꯝꯕ ꯋꯥꯈꯜꯂꯣꯟꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭ꯔꯤꯗꯝ ꯂꯩꯕꯁꯦ ꯑꯗꯩꯗꯤ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯑꯗꯨꯒ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯃꯣꯏꯁꯦ ꯄꯩꯁꯥ ꯀꯃꯥꯏꯅ ꯇꯥꯅꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯋꯥꯈꯜꯂꯣꯟ ꯇꯥꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯀꯩꯅꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯀꯟꯅ ꯂꯥꯟ ꯊꯣꯛꯏꯗꯅ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯕꯝ ꯈꯪꯗꯕ ꯃꯌꯥꯝꯁꯦ ꯁꯤ ꯁꯥꯔꯒ ꯂꯣꯏꯅꯔꯒ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯐꯪꯍꯟꯅꯤꯡꯕ ꯇꯧꯁꯤ ꯂꯣꯏ ꯇꯧꯁꯤ ꯃꯇꯝ ꯆꯪꯉꯤ ꯇꯧꯁꯤ ꯇꯧꯈꯥꯏꯁꯤ ꯍꯣꯏ ꯁꯣ ꯑꯦꯅꯤꯋꯦ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯕ ꯌꯥꯎꯔꯤꯕꯣ ꯇ꯭ꯔꯥꯏ ꯇꯧꯗ꯭ꯔꯤꯕ ꯃꯤ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯕ ꯃꯤ ꯌꯥꯎꯔꯤꯕꯣ ꯀꯅꯥ ꯑꯩ ꯀꯥꯎꯔꯦ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯗ꯭ꯔꯤꯕ ꯀꯅꯥ ꯑꯩ ꯈꯪꯉꯦꯕ ꯑꯩ ꯍꯥꯏꯔꯣꯏꯕ ꯂꯦꯠ ꯁꯤ ꯀꯅꯥꯅꯣ ꯑꯩ ꯇꯧꯒꯦ ꯍꯥꯏꯁꯦ ꯔꯥꯍꯨꯜꯂꯣ ꯃꯥꯅꯦ ꯁꯥꯔ ꯅꯪ ꯚꯣꯏꯁ ꯑꯩ ꯌꯥꯝ ꯇꯥꯗꯦ ꯚꯣꯏꯁ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯕꯠ ꯑꯦꯅꯤꯋꯦ ꯌꯥꯔꯦ ꯀꯩꯅꯣ ꯇꯧꯔꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯁꯨ ꯐꯔꯛ ꯇꯥꯅꯤ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯅꯣꯏ ꯃꯌꯥꯝ ꯀꯛꯄ ꯅꯠꯇꯦ ꯂꯣꯏ ꯃꯇꯝ ꯂꯣꯏ ꯄꯤꯒꯦ ꯐꯦꯁ ꯑꯃꯃꯝ ꯂꯣꯏ ꯄꯤꯒꯦ ꯃꯊꯪ ꯂꯣꯏ ꯄꯤꯒꯦ ꯑꯩ ꯂꯣꯏ ꯁꯦꯝꯃꯛꯈꯤꯒꯦ ꯃꯊꯪ ꯁꯤ ꯇ꯭ꯔꯥꯏ ꯇꯧꯅꯕ ꯚꯤꯗꯤꯑꯣ ꯁꯦꯝꯅꯕ ꯑꯦꯕ꯭ꯔꯤꯊꯤꯡ ꯑꯩ ꯄꯤꯔꯛꯈꯤꯒꯦ ꯅꯣꯡꯃꯗ ꯂꯣꯏ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯕꯠ ꯂꯣꯏꯅꯃꯛꯀꯣ ꯅꯣꯏ ꯂꯣꯏꯅꯃꯛ ꯅꯥꯏꯁ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯀꯅꯥꯝꯇꯅ ꯍꯦꯟꯕ ꯂꯩꯇꯦ ꯀꯅꯥꯝꯇꯅ ꯀꯩꯅꯣ ꯇꯧꯕ ꯂꯩꯇꯦ ꯀꯩꯅꯣ ꯀꯔꯤ ꯕꯤꯁ꯭ꯋꯖꯤꯠ ꯅꯥꯏꯁ ꯀꯣ ꯑꯗꯒꯤꯗꯤ ꯕꯤꯗ꯭ꯌꯥꯅꯟꯗ ꯅꯥꯏꯁ ꯔꯤꯁꯤꯔꯥꯖ ꯂꯣꯏꯅꯃꯛ ꯑꯗꯒꯤ ꯃꯤ ꯂꯣꯏ ꯇ꯭ꯔꯥꯏ ꯇꯧꯔꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯩꯗꯤ ꯂꯣꯏ ꯊꯥꯒꯠꯂꯦ ꯇ꯭ꯔꯥꯏ ꯇꯧꯔꯛꯄꯁꯤꯡꯁꯦ ꯑꯔꯖꯨꯟ ꯅꯪ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯈꯤꯗ꯭ꯔꯕ ꯑꯩ ꯇꯧꯔꯛꯀꯦ ꯁꯥꯔ ꯇꯧꯔꯛꯇꯅ ꯍꯥꯏꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣꯗꯣ ꯍꯥꯏ ꯁꯥꯔ ꯍꯥꯏ ꯁꯥꯔ ꯑꯩ ꯍꯥꯟꯅꯗꯒꯤ ꯁꯥꯔꯁꯦ ꯑꯩꯅ ꯁꯛ ꯈꯪꯖꯔꯦ ꯍꯥꯏꯕꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯗꯒꯤ ꯔꯤꯜꯁ ꯀꯩꯀꯥ ꯁꯥꯔꯒꯤꯗꯣ ꯊꯦꯡꯅꯖꯔꯦ ꯑꯗꯣ ꯑꯣꯀꯦ ꯑꯩꯈꯣꯏꯅ ꯁꯥꯔꯗꯒꯤ ꯀꯩꯅꯣ ꯁꯥꯔꯒꯤ ꯔꯤꯜꯁꯇꯣ ꯌꯦꯡꯉꯨꯕꯗꯩ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯀꯩ ꯍꯥꯏꯅꯤ ꯐꯥꯖꯟꯕ ꯄꯨꯟꯁꯤꯟꯕ ꯍꯥꯏꯕꯗꯤ ꯌꯨꯠ ꯀꯩꯅꯣ ꯑꯃ ꯑꯗꯨꯌꯥꯝ ꯑꯣꯏꯅ ꯚꯦꯂꯨꯑꯦꯕꯜ ꯍꯥꯏꯇꯥꯔꯦ ꯑꯣꯏꯕ꯭ꯔꯅꯦ ꯍꯥ ꯑꯗꯨꯌꯥꯝ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯕ꯭ꯔꯅꯦ ꯑꯩꯒꯤ ꯀꯣꯟꯇꯦꯟꯗꯣ ꯅꯪꯅ ꯍꯥꯏꯗꯣ ꯑꯗꯨꯛ ꯌꯥꯝ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯕ꯭ꯔꯕ ꯇꯁꯦꯡꯅꯕꯨ ꯑꯩ ꯑꯣ ꯊꯥꯖꯗꯦꯕ ꯑꯣꯏ ꯍꯥꯏꯕꯗꯤ ꯑꯣꯏ ꯁꯥꯔ ꯍꯥꯏꯕꯤꯔꯣ ꯊꯦꯡꯛ ꯌꯨ ꯃꯦꯟ ꯑꯗꯣ ꯁꯥꯔꯒꯤ ꯔꯤꯜꯁꯇꯣ ꯑꯩꯈꯣꯏꯗ ꯀꯩ ꯍꯥꯏꯅꯤ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯥꯏꯟꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯁ꯭ꯂꯦꯕꯔꯤ ꯃꯥꯏꯟ ꯂꯩꯔꯤꯕ
ꯁꯨꯝꯕ ꯃꯌꯥꯝꯗꯒꯤ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡꯁꯦ ꯊꯧꯒꯠꯄ ꯑꯣꯏꯅ ꯑꯗꯨ ꯊꯣꯛꯑꯦ ꯑꯗꯨꯒ ꯁꯥꯔ ꯑꯗꯨꯒ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯗꯨꯒꯨꯝꯕ ꯁꯥꯔꯒꯤ ꯑꯗꯨ ꯌꯦꯡꯉꯨꯕꯗ ꯑꯩꯁꯦ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁ ꯑꯃ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯗꯅ ꯃꯥꯏ ꯄꯥꯛꯅ ꯆꯂꯥꯏꯔꯤ ꯑꯗꯣ ꯁꯥꯔꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ Really? ꯑꯁꯦꯡꯕꯒꯤ ꯀꯩ ꯕꯤꯖꯤꯅꯦꯁꯅꯣ ꯍꯧꯖꯤꯛ ꯆꯂꯥꯏꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯥꯔꯒ ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯀꯩꯅꯣꯅꯤ ꯁꯥꯔ ꯑꯣ ꯁꯥꯔꯒ ꯑꯩ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯑꯃ ꯑꯣꯏꯅ ꯊꯦꯡꯅꯕ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ but anyway ꯃꯇꯝ ꯌꯥꯝ ꯁꯥꯡꯉꯦ ꯁꯣꯔꯠ ꯇꯧꯁꯜꯂꯁꯤ ꯂꯣꯏꯃꯛ ꯑꯝꯇ ꯂꯣꯏꯔꯝꯗꯥꯏꯒꯤ ꯀꯩꯅꯣꯝꯇ ꯍꯥꯏꯔꯛꯑꯣ ꯕꯝꯀꯤꯟ ꯆꯟꯗ꯭ꯔ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯁꯥꯔ ꯑꯝꯇ ꯑꯣꯟ ꯇꯧꯔꯛꯑꯣ ꯑꯣꯟ ꯑꯩ ꯇꯧꯔꯛꯑꯣ ꯆꯥꯔꯖ ꯂꯣꯏꯊꯣꯛꯈꯤꯕꯒꯤ ꯑꯩ ꯌꯥꯝ ꯁꯥꯡꯉꯔꯣꯏꯒꯦ ꯍꯥꯏꯕꯗꯤ ꯅꯣꯏ ꯃꯌꯥꯝꯁꯨ ꯋꯥꯔꯝꯃꯅꯤ ꯋꯥꯕ꯭ꯔꯣ ꯋꯥꯗꯦꯗ ꯂꯣꯏꯁꯟꯅꯤꯡꯕ ꯃꯤ ꯌꯥꯎꯔꯝꯃꯅꯤ ꯋꯥꯗꯦ ꯂꯣꯏꯁꯜꯂꯒꯦ ꯋꯥꯗꯦ ꯂꯣꯏꯁꯜꯂꯒꯦ ꯇꯨꯝꯃꯨꯔꯒꯦ ꯑꯝꯇ ꯇꯧꯕ ꯃꯤ ꯌꯥꯎꯕ꯭ꯔꯣ ꯑꯗꯨ ꯌꯥꯎꯐꯝ ꯊꯣꯛꯇꯦꯗ ꯑꯩꯅ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯑꯩ ꯍꯧꯖꯤꯛ ꯍꯌꯦꯡꯐꯧ ꯊꯣꯛꯑꯅꯤꯅ ꯇꯧꯔꯁꯨ ꯌꯥꯏ ꯁꯥꯔ ꯑꯩ ꯍꯧꯖꯤꯛ ꯁꯤ ꯂꯣꯏꯔꯅꯤꯅ ꯑꯩ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯨꯗꯣꯏꯅꯦ ꯍꯧꯖꯤꯛ ꯄꯣꯠ ꯑꯃ ꯄꯤꯔꯨꯗꯣꯏꯅꯦ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯁꯤꯗꯤ ꯉꯁꯥꯏꯒꯤ ꯃꯇꯝ ꯂꯣꯏꯍꯧꯗꯕꯩꯅꯤ ꯊꯕꯛ ꯂꯣꯏꯍꯧꯗꯕꯩꯅꯦꯕꯀꯣ ꯁꯣ ꯇꯨꯝꯅꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯈꯔ ꯁ꯭ꯀꯤꯞ ꯇꯧ ꯇꯥꯕꯅꯤ ꯁꯣ ꯌꯥꯔꯦ ꯌꯥꯝꯅ ꯃꯌꯥꯝ ꯂꯣꯏ ꯁꯝꯅ ꯑꯝꯇ ꯑꯣꯟ ꯇꯧꯔꯣ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝ ꯁꯥꯔ ꯂꯣꯏ ꯑꯣꯟ ꯇꯧꯔꯣ ꯅꯤꯂꯀꯥꯟꯇ ꯑꯝꯇ ꯑꯣꯟ ꯇꯧꯔꯣ ꯅꯪꯁꯨ ꯅꯤꯂꯀꯥꯟꯇ ꯀꯥꯏ ꯂꯣꯠꯂꯤꯅꯣ ꯉꯁꯥꯏꯗꯤ ꯁꯨꯅꯤꯜ ꯑꯝꯇ ꯑꯣꯟ ꯇꯧꯔꯛꯑꯣ ꯈꯔ ꯑꯃ ꯂꯣꯏꯈꯤꯕꯁꯨ ꯌꯥꯎꯔꯦ ꯁꯣ ꯑꯩ ꯍꯥꯏꯔꯒꯦ ꯂꯣꯏꯔꯛꯄꯗ ꯉꯁꯤ ꯇꯥꯏꯗꯣ ꯏꯅꯐ ꯑꯣꯏꯕ ꯅꯠꯇꯦ ꯉꯁꯤ ꯑꯩ ꯍꯦꯟꯅ ꯇꯥꯛꯅꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯀꯣ ꯑꯗꯨꯕꯨ ꯅꯣꯡꯃꯗ ꯂꯣꯏꯔꯔꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩ ꯇꯥꯛꯅꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯉꯁꯤꯁꯨ ꯇꯥꯛꯅꯤꯡꯕ ꯍꯦꯟꯅ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯅꯣꯏ ꯃꯌꯥꯝꯗ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯗꯤ ꯅꯣꯏ ꯃꯌꯥꯝꯗ ꯂꯥꯛꯏꯁꯦ ꯄꯤꯊꯣꯛꯑꯒꯦ ꯑꯩ ꯑꯈꯪꯕ ꯉꯩꯁꯦ ꯄꯤꯊꯣꯛꯑꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯝꯃꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯄꯤꯊꯣꯔꯛꯈꯤꯅꯤ ꯁꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯀꯣꯑꯣꯄꯔꯦꯇꯤꯞ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯑꯃꯅ ꯑꯃꯕꯨ ꯁꯞꯄꯣꯔꯠ ꯇꯧꯔ ꯆꯠꯃꯤꯟꯅꯕ ꯁꯤꯅꯦ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦꯀꯣ ꯁꯣ ꯍꯌꯦꯡꯁꯦ ꯑꯩ ꯇꯥꯏꯝꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯍꯌꯦꯡꯗꯒꯤꯗꯤ ꯐꯥꯔꯁ ꯀꯣꯔꯁ ꯊꯥꯗꯔꯛꯑꯒꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯅꯍꯥꯟ ꯊꯥꯗꯔꯛꯀꯗꯕꯅꯤ ꯊꯥꯗꯕ ꯄꯣꯠꯇꯣ ꯀꯩꯗꯧꯒꯦ ꯍꯥꯏ ꯃꯇꯝꯗ ꯇꯦꯛꯅꯤꯀꯦꯜ ꯏꯁꯨ ꯑꯃ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏ ꯊꯥꯗꯍꯧꯗ꯭ꯔꯦ ꯁꯣ ꯍꯌꯦꯡꯒꯤ ꯃꯇꯝ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯦ ꯍꯌꯦꯡꯒꯤ ꯁꯣꯏꯗꯅ ꯊꯥꯗꯔꯛꯑꯒꯦ ꯁꯣꯏꯗꯅ ꯃꯇꯝ ꯍꯥꯏꯕ ꯄꯣꯠꯁꯦ ꯐꯠꯇꯦ ꯍꯌꯦꯡ ꯊꯥꯗꯔꯛꯑꯀꯥꯟꯗ ꯑꯩ ꯍꯌꯦꯡ ꯇꯥꯛꯁ ꯄꯤꯔꯛꯈꯤꯅꯤ ꯅꯣꯏꯗ ꯐꯥꯎꯟꯗꯦꯁꯟ ꯐꯥꯔꯁ ꯐꯥꯎꯟꯗꯦꯁನ್ ꯑꯃ ꯁꯦꯝꯁꯤ ꯐꯥꯎꯟꯗꯦꯁꯟꯁꯤꯒꯤ ꯁꯤꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯁꯤꯁꯦ ꯍꯌꯦꯡ ꯑꯩꯅ ꯌꯥꯎꯔꯛꯑꯅꯤ ꯍꯌꯦꯡ ꯃꯦꯁꯦꯁ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯗꯩꯗꯨꯗ ꯅꯣꯏ ꯅꯁꯥꯒꯤ ꯇꯥꯛꯁꯇꯨ ꯄꯔꯐꯣꯔꯝ ꯇꯧꯔꯛꯑꯣ ꯊꯥꯗꯔꯛꯑꯣ ꯑꯗꯨ ꯇꯥꯛꯁꯇꯨ ꯅꯣꯏꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯀꯩ ꯇꯥꯛꯁꯅꯣ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤ ꯇꯥꯛꯁꯇꯣ ꯑꯩ ꯍꯥꯟꯅ ꯄꯥꯝꯃꯤ ꯑꯗꯨ ꯇꯥꯛꯁꯇꯣ ꯑꯩꯉꯣꯟꯗ ꯎꯠꯄꯤꯔꯣ ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯃꯤꯡꯒ ꯀꯣꯟꯅꯅ ꯆꯍꯤꯒ ꯌꯥꯎꯅ ꯂꯣꯏꯅꯃꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯦꯛꯁ ꯁ꯭ꯇꯦꯞꯇ ꯃꯊꯪ ꯆꯠꯁꯦ ꯑꯗꯨꯒ ꯆꯦꯂꯦꯟꯖꯦꯁ ꯍꯧꯗꯣꯔꯕꯅꯤ ꯃꯃꯥꯡꯒꯤ ꯍꯞꯇꯥꯗꯩ ꯍꯧꯒꯗꯕꯅꯤ ꯑꯗꯨ ꯍꯧꯍꯧꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯃꯇꯝ ꯆꯪꯉꯦ ꯁꯦꯝꯕ ꯃꯇꯝꯗ ꯁꯤꯁꯇꯦꯝ ꯁꯦꯝꯕ ꯃꯇꯝꯗ ꯁꯣ ꯑꯗꯨꯅ ꯆꯦꯂꯦꯟꯖꯦꯁꯁꯨ ꯍꯧꯔꯅꯤ ꯆꯦꯂꯦꯟꯖꯦꯁꯁꯤꯗ ꯃꯣꯔꯅꯤꯡ ꯑꯩ ꯅꯍꯥꯟ ꯍꯥꯏꯈꯤꯕꯗꯣ ꯕꯪꯀꯤꯝ ꯆꯟꯗ꯭ꯔꯁꯨ ꯅꯤꯡꯁꯤꯡꯉꯣ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯌꯨꯁꯤꯡꯗꯁꯨ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯄꯥꯔꯤ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯄꯥꯔꯤꯗꯨ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯃꯣꯏ ꯁꯣ ꯀꯩꯝ ꯀꯥꯏꯗꯦ ꯇꯨꯝꯕ ꯃꯤ ꯇꯨꯝꯖꯔꯦ ꯇꯨꯝꯈꯤ ꯇꯥꯔꯗꯤ ꯁꯣꯏꯔꯦ ꯑꯗꯨꯝ ꯁꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯆꯦꯂꯦꯟꯖꯦꯁꯇꯨꯁꯨ ꯃꯣꯔꯅꯤꯡꯒꯤ ꯆꯦꯂꯦꯟꯖꯦꯁ ꯂꯥꯛꯈꯤꯅꯤ ꯑꯗꯒꯤ इवन इवनिंग चैलेंजेस लाखिनी आफ्टरनून इवनिंग चैलेंजेस लाखिनी डेली टास्क लाखनी अदु मैम फजन फॉलो तौरो फजन परफॉर्म तौरो अदुगा अइना पिरकदुइबा नोई नोई हयेंग अइना पीदोरिबा कोर्स सिदा अइना खंगनी करंब लाइन दो नोई चटनिंगीजे हाइब पोसे खंगनी अदुई मतुंग इना अइना नीलकांतदा नोईगी कैनोदो नोई नोईगी चानाबा कोर्स तुई मतुंग इना खाइदो हलगा लोई कोर्स तु नोई लोई येनिंगासु केन काइबा लेते अदुई तारसु खाइदोगा हाना पिरक्के मचेत समना हाय मतमदा ऋषिराज ने हायरे आई कम्युनिकेशन स्किल्स इंप्रूव तौनिंगे क्वाइ फर्स्ट और आई डिसिप्लिन आई इंप्रूव तौनिंगे और आई कैनो तमनिंगे वीडियो एडिटिंग तमनिंगे और आई यूट्यूब तमनिंगे और आई कैनो तौनिंगे एनीथिंग अदुई मतुंग नोई रिक्वायरमेंट दुई मतुंगिना स्लॉट तो मचेत सेमगा पिरागे अदुई मतुंगिना फॉलो तौरो यूनिवर्सिटी फजन फोकस तौरो रुजदान ग्यान ताइको नोइना हौजिक हौजिक लैबा पोजीशन जुदा लैनिंग्रब नत्रो विद्यान लेनिंग हौजी लई पोजीशन सिदा खितंग अहोंग पोराजे हम नत्रो जीरो इनकम लेरम पोतो 5000 ओलहल्लाजे हम 5000 लेरम पोतो 10000 ओलहल्लाजे हम नीलकांत ओलहनब्रो ओलहनदब्रो इना ओलहल्ले प्रूफ नुई मांगद लेरे अल्पेश करम कांद ओलजेनो अल्पेश चपे केब करम कांद ओलजेनो तुनो ओलस ꯂꯣꯏ ꯑꯣꯜꯂꯁꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯗꯩ ꯑꯣꯜꯂꯁꯦꯕ ꯁꯦꯝ ꯊꯤꯡ ꯑꯩꯁꯨ ꯑꯣꯟꯗꯣꯏꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟ ꯑꯩ ꯍꯧꯖꯤꯛ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤꯗ ꯑꯩꯒꯤꯁꯨ ꯇꯥꯔꯒꯦꯠ ꯑꯃ ꯂꯩꯔꯤꯅꯦꯕ
ꯁꯤ ꯀꯔꯝ ꯀꯥꯟꯗ ꯍꯤꯠ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯍꯤꯠ ꯇꯧꯗꯣꯏꯅꯣ ꯑꯗꯨ ꯇꯥꯔꯒꯦꯠ ꯆꯞ ꯃꯥꯟꯅꯩ ꯅꯣꯏꯒ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯗꯣꯏꯅꯦꯕ ꯔꯥꯍꯨꯜ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯁꯤ 3 months ꯑꯩꯅ ꯍꯧꯖꯤꯛ ꯄꯤꯔꯤꯁꯤ ꯅꯣꯏꯗ 6 months ꯃꯅꯨꯡꯗ ꯑꯅꯧꯕ ꯖꯣꯏꯟ ꯇꯧꯔꯛꯄ ꯃꯌꯥꯝꯁꯨ ꯇꯧꯔꯛꯀꯗꯕ ꯃꯌꯥꯝꯗꯁꯨ ꯚꯤꯗꯤꯑꯣꯗꯨꯗ 6 monthsꯇ ꯑꯩ ꯔꯤꯖꯜ ꯑꯃꯃꯝ ꯂꯣꯏ ꯄꯥꯝꯃꯦ within 6 months within 6 months ꯔꯤꯖꯜꯁꯦ ꯑꯩ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯛꯑꯦ ꯄ꯭ꯔꯣꯄꯔꯂꯤ ꯐꯪꯁꯟ ꯇꯧꯔꯤ ꯍꯥꯏꯕ ꯑꯃ ꯑꯩ ꯄꯩꯁꯥ ꯈꯔ ꯇꯥꯜꯂꯛꯑꯦ ꯑꯩ ꯀ꯭ꯂꯥꯏꯟ ꯐꯪꯉꯦ ꯑꯗꯒꯤꯗꯤ ꯑꯩ ꯏꯁꯥꯅ ꯏꯝꯄ꯭ꯔꯨꯚ ꯇꯧꯔꯒ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯕꯤꯜ ꯇꯧꯕ ꯉꯝꯃꯦ ꯅꯦꯛꯁ ꯁ꯭ꯇꯦꯞꯇ ꯑꯩ ꯀꯩ ꯆꯠꯇꯣꯏꯅꯣ ꯅꯣꯏ ꯑꯩꯉꯣꯟꯗ ꯑꯗꯨ ꯄꯤꯕ ꯑꯗꯨ ꯑꯩꯅ ꯄꯤꯔꯤꯕꯁꯤꯒꯤ ꯅꯣꯏꯅ ꯑꯗꯨ ꯔꯤꯇꯔꯟꯗ ꯑꯗꯨ ꯐꯥꯎꯗꯤ ꯄꯤꯕꯤꯕ ꯌꯥꯏ ꯄꯤꯕꯤꯒꯦ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯄꯤꯔꯣꯏ ꯍꯥꯏꯔꯣ ꯄꯤꯊꯔꯗꯕꯅꯤ ꯁꯥꯔ ꯄꯤꯊꯔꯗꯕꯅꯦꯕ ꯇꯧꯔꯁꯤꯀꯣ ꯑꯗꯨꯗꯤ ꯑꯗꯨ ꯍꯟꯗꯛꯀꯤ ꯀꯩꯅꯣꯗ 10 March 10 March ꯍꯧꯖꯤꯛꯇꯤ ꯐꯥꯏꯅꯦꯜ ꯑꯣꯏꯔꯦ ꯑꯩ ꯇꯥꯡ 9ꯗ ꯊꯣꯛꯂꯛꯑꯅꯤ ꯗꯦꯠ 8ꯇ ꯁꯣ ꯗꯦꯠ 10ꯗ ꯑꯗꯨ ꯅꯨꯃꯤꯠꯇ ꯐꯨꯜꯂꯤ ꯗꯤꯁꯀꯁ ꯇꯧꯁꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯅꯣꯏ ꯑꯄꯥꯝꯕ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕ ꯄꯨꯔꯥ ꯑꯦꯖ ꯑ ꯕ꯭ꯔꯗꯔ ꯑꯦꯖ ꯑ ꯐ꯭ꯔꯦꯟ ꯑꯦꯚ꯭ꯔꯤꯊꯤꯡ ꯅꯣꯏꯅ ꯍꯥꯏꯅꯤꯡꯕꯉꯩ ꯍꯥꯏꯔꯣ ꯌꯥꯔꯕꯣ ꯔꯤꯗꯝ ꯑꯩ ꯊꯕꯛ ꯆꯤꯜꯂꯤ ꯑꯩ ꯅꯨꯃꯤꯠꯇꯨ ꯊꯕꯛ ꯌꯥꯔꯅꯤ ꯆꯤꯜꯂꯤ ꯁꯥꯔ ꯑꯩ ꯂꯥꯛꯄ ꯌꯥꯗꯦ ꯀ ꯍꯥꯏꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯗꯨꯃ ꯀꯣꯔꯁ ꯕꯦꯟ ꯇꯧꯔꯦ ꯂꯥꯛꯇꯕ ꯃꯤꯗꯨꯃ ꯊꯥ 2 ꯀꯣꯔꯁ ꯕꯦꯟ ꯇꯧꯔꯦ ꯀꯣꯔꯁ ꯌꯦꯡꯕ ꯌꯥꯔꯣꯏ ꯊꯥ 2 ꯑꯗꯨꯃ ꯑꯗꯨꯅ ꯅꯁꯥꯅ ꯁꯥꯔ ꯈꯪꯖꯔꯣ ꯑꯗꯣ ꯀꯩꯅꯣ ꯂꯥꯛꯄꯒꯤ ꯗ꯭ꯔꯦꯁꯤꯡ ꯀꯣꯗꯀ ꯂꯩꯒꯗ꯭ꯔꯣ ꯍꯥꯏꯕꯗꯤ ꯅꯣ ꯂꯩ ꯗ꯭ꯔꯦꯁꯤꯡ ꯀꯣꯗ ꯑꯩ ꯌꯥꯝ ꯍꯪꯉꯩꯗꯤ ꯌꯥꯝ ꯐꯖꯩꯀꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯔꯒꯦ ꯗ꯭ꯔꯦꯁꯤꯡ ꯀꯣꯗ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯀꯣ ꯑꯩꯅ ꯄꯨꯔꯛꯏꯁꯦ ꯍꯧꯖꯤꯛ ꯂꯣꯏꯔꯛꯄꯗ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯃ ꯍꯥꯏꯒꯦ ꯆꯦꯟꯖ ꯇꯧꯁꯤꯀꯣ ꯑꯩ ꯀꯣꯠ ꯁꯨꯠ ꯂꯤꯠꯄ ꯄꯥꯝꯗꯦ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯁꯦꯃꯤꯅꯥꯔꯗ ꯑꯩ ꯀꯣꯠ ꯂꯤꯠꯂ ꯂꯥꯛꯑꯣꯏ ꯑꯩ ꯑꯄꯥꯝꯕ ꯗ꯭ꯔꯦꯁꯤꯡ ꯁꯦꯠ ꯂꯥꯛꯀꯅꯤ ꯀꯣ ꯑꯩ ꯑꯄꯥꯝꯕ ꯗ꯭ꯔꯦꯁꯤꯡ ꯑꯩ ꯁꯦꯠ ꯂꯥꯛꯀꯅꯤ ꯑꯗꯨ ꯇꯧ ꯍꯥꯏꯌꯦꯅ ꯎꯁꯤꯠꯇꯕꯤꯗ ꯍꯥꯄꯦꯟ ꯁꯦꯠ ꯂꯥꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯍꯥꯄꯦꯟ ꯁꯦꯠꯂꯒ ꯁꯦꯟꯗꯜ ꯇꯣꯡꯉꯒ ꯑꯗꯨ ꯊꯕꯛꯇꯨꯃ ꯇꯣꯛꯑꯁꯦ ꯎꯁꯤꯠꯇꯕꯩ ꯇꯥꯏꯞꯇꯒ ꯆꯪꯉꯛꯑꯒ ꯐꯥꯒꯤ ꯐꯔꯥꯡ ꯇꯥꯕꯗ ꯊꯕꯛ ꯇꯣꯛꯁꯦ ꯅꯣꯏ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯣꯏꯗ ꯗ꯭ꯔꯦꯁ ꯌꯥꯝ ꯂꯩꯇ꯭ꯔꯦ ꯀꯩꯝ ꯀꯥꯏꯗꯦ ꯃꯁꯥ ꯅꯥꯟꯅ ꯍꯥꯏ ꯑꯦꯆꯤꯚꯔꯁꯅꯤꯀꯣ ꯁꯤ ꯍꯥꯏ ꯑꯦꯆꯤꯚꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯅꯤ ꯍꯥꯏ ꯑꯦꯆꯤꯚꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯅꯥꯟ ꯇꯅꯥꯟꯅ ꯇꯔꯨ ꯇꯅꯥꯟꯅ ꯃꯥꯏꯟꯁꯦ ꯑꯦꯚ꯭ꯔꯤꯊꯤꯡ ꯍꯥꯏ ꯑꯦꯆꯤꯚꯔꯁ ꯑꯣꯏꯖꯩ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯣꯏꯒꯤ ꯂꯩꯖꯔꯤꯕ ꯗ꯭ꯔꯦꯁꯇꯣ ꯐꯖꯅ ꯅꯥꯟꯅ ꯁꯦꯠꯂꯛꯑꯣ ꯅꯥꯟꯅ ꯑꯦꯚ꯭ꯔꯤꯊꯤꯡ ꯁꯦꯠꯆꯔꯛꯑꯣ ꯁꯤꯗꯩꯁꯤꯗ ꯀꯣꯠ ꯂꯤꯠꯇ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯒꯤꯗꯤ ꯕ꯭ꯂꯦꯛ ꯁꯨ ꯇꯣꯡꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯀꯩꯝ ꯂꯩꯇꯦ ꯂꯥꯛꯑꯣ ꯌꯥꯔꯦ ꯑꯩꯁꯨ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯆꯦꯟꯖ ꯄꯣꯔꯛꯁꯦꯕꯀꯣ ꯃꯅꯤꯄꯨꯔꯁꯦ ꯃꯌꯥꯝ ꯇꯥꯔꯗꯤ ꯁꯥꯎꯅꯤ ꯀꯣꯠ ꯁꯨꯠ ꯂꯤꯠꯄ ꯌꯥꯝ ꯆꯠꯂꯦꯕ ꯀꯣꯠ ꯁꯨꯠ ꯂꯤꯠꯂꯒ ꯒꯦꯡ ꯀꯣꯠꯁꯦ ꯍꯦꯛꯇ ꯁꯦꯃꯤꯅꯥꯔ ꯍꯥꯏꯔꯒ ꯀꯣꯠ ꯁꯨꯠ ꯍꯦꯛꯇ ꯂꯤꯠꯊꯔꯒ ꯆꯪꯉꯦꯕꯀꯣ we are not going to follow these things ꯁꯥꯔ ꯑꯩꯁꯨ ꯀꯩꯅꯣꯝ ꯍꯥꯏꯖꯧꯒꯦꯕꯀꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯗꯤ ꯃꯤ ꯑꯗꯨꯝ ꯇꯧꯅꯩꯕꯀꯣ ꯕꯤꯖꯤꯅꯦꯁꯁꯦ ꯆꯥꯎꯕ ꯄꯤꯛꯄ ꯈꯪꯗꯦ ꯕꯤꯖꯤꯅꯦꯁꯁꯦ ꯍꯥꯏꯔꯒꯗꯤ ꯀꯣꯠ ꯂꯤꯠꯄ ꯈꯣꯠꯄ ꯑꯗꯨꯝꯁꯦ ꯑꯗꯨꯝ ꯎꯏꯌꯦꯕꯀꯣ ꯁꯥꯔꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅꯀꯣ ꯁꯣ ꯑꯩꯅ ꯈꯜꯂꯦꯕ ꯍꯌꯦꯡ ꯑꯩꯅꯒ ꯁꯨꯃꯥꯏꯅ ꯇꯧ ꯇꯥꯔꯗꯤ ꯂꯤꯠꯂꯣꯏꯗ ꯑꯩꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯀꯥꯔꯒꯣꯅꯤ ꯈꯪꯗꯦ ꯁꯤꯁꯨ ꯑꯅꯧꯕ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯅꯥꯟꯅ Yeah. ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯏꯁꯥꯅ ꯇꯧꯖꯕ ꯌꯥꯏꯗꯅ ꯁꯥꯔ ꯀꯣ ꯁꯣ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯕꯨ ꯇꯣꯉꯥꯟꯅ ꯂꯣꯏꯔꯦꯕ ꯗ꯭ꯔꯦꯁꯤꯡꯁꯇ Yes, ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯗ꯭ꯔꯦꯁꯤꯡꯁꯇꯣ ꯐꯖꯅ ꯑꯗꯨꯝ ꯁꯦꯠꯄꯤꯔ ꯂꯣꯏꯔꯦ ꯃꯊꯣꯡ ꯃꯛꯇꯕꯗꯤ ꯁꯦꯠꯄ ꯅꯠꯇꯦꯗꯅ ꯁꯥꯔ ꯀꯣ yes, yes. ꯑꯩꯈꯣꯏꯗ ꯑꯄꯥꯝꯕ ꯁꯦꯠꯂ ꯂꯣꯏꯔꯦ ꯅꯣꯏ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯒꯦꯔꯤꯕꯤ ꯌꯦꯡꯉꯣ ꯒꯦꯔꯤꯕꯤ ꯂꯣꯏ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯒꯦꯔꯤꯕꯤ ꯃꯃꯤꯡ ꯇꯥꯈ꯭ꯔꯁꯤ ꯒꯦꯔꯤꯕꯤ ꯃꯥꯒꯤ ꯗ꯭ꯔꯦꯁꯤꯡꯗꯤ ꯌꯦꯡꯉꯣ ꯃꯥ ꯅꯣꯡꯃꯇ ꯀꯣꯠꯁꯨ ꯂꯤꯠꯇꯕꯅꯦ ꯃꯥꯗꯤ ꯑꯣꯟꯂꯤ ꯋꯥꯏꯠ ꯁꯔꯠ ꯑꯃ ꯖꯤꯟꯁ ꯑꯃ ꯑꯗꯒꯤꯗꯤ ꯅꯥꯏꯀꯤ ꯑꯦꯌꯔ ꯑꯃ ꯇꯣꯡꯉꯅꯤ ꯃꯥ ꯇꯨꯄꯤ ꯑꯃ ꯄꯨꯊꯣꯛꯂꯛꯑꯅꯤ ꯁꯤ ꯑꯩꯈꯣꯏ ꯀꯣꯠꯁꯨ ꯂꯤꯠꯇ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯑꯩ ꯄꯥꯝꯗꯦꯕ ꯀꯣꯠ ꯂꯤꯠꯂꯣꯏꯁꯤ ꯅꯣꯏ ꯂꯤꯠꯅꯤꯡꯉꯗꯤ ꯂꯤꯠꯂꯣꯀꯣ ꯁꯤꯁꯨ ꯑꯊꯤꯡꯕ ꯂꯩꯇꯦ ꯅꯣꯏ ꯑꯄꯥꯝꯕꯅꯤ ꯂꯤꯠꯅꯤꯡꯉꯗꯤ ꯂꯤꯠꯂꯣ ꯑꯩꯅ ꯀꯣꯠ ꯂꯤꯠꯀꯅꯣ ꯍꯥꯏꯅ ꯑꯃꯨꯛ ꯂꯤꯠꯂꯛꯇꯦ ꯑꯃꯨꯛ ꯇꯧꯔꯒ ꯅꯣꯏ ꯑꯄꯥꯝꯕ ꯗ꯭ꯔꯦꯁꯤꯡ ꯁꯦꯠꯂꯣ ꯌꯥꯔꯦ ꯍꯥꯄꯦꯟ ꯁꯦꯠ ꯂꯥꯛꯀꯅꯣ ꯍꯥꯄꯦꯟ ꯁꯦꯠꯂ ꯁꯦꯟꯗꯜ ꯇꯣꯡꯉꯒ ꯗꯪꯗꯗꯤ ꯂꯥꯛꯀꯅꯨ ꯎꯁꯤꯠꯇꯕꯩ ꯇꯥꯏꯞꯇꯗꯤ ꯂꯥꯛꯀꯅꯨ ꯑꯗꯨꯗꯤ ꯐꯖꯗꯕ ꯄꯣꯠꯅꯤ ꯅꯥꯟꯅ ꯅꯣꯏ ꯁꯦꯠꯂꯤ ꯄꯣꯠꯇꯣ ꯗ꯭ꯔꯦꯁ ꯇꯅꯥꯟ ꯇꯅꯥꯟ ꯂꯥꯛꯑꯣ ꯆꯦꯟꯖ ꯇꯧꯔꯁꯦ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯠꯇ ꯆꯤꯠꯊꯕ ꯌꯥꯔꯣꯏ ꯀꯩꯅꯣ ꯃꯇꯝꯗ ꯄꯩꯁా ꯆꯪꯉꯤꯅꯤꯀோ ꯍꯣꯇꯦꯜ ꯕꯨꯛ ꯇꯧꯗꯣꯏꯅꯤ ꯑꯗꯒꯤꯗꯤ ꯅꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝꯁꯤꯡ ꯂꯣꯏ ꯍꯥꯞꯇꯣꯏꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯂꯥꯛꯇ꯭ꯔꯦ ꯑꯗꯨ ꯇꯧꯗ꯭ꯔꯦ ꯑꯩ ꯊꯕꯛ ꯁꯨꯃꯥꯏꯅ ꯆꯠꯄꯗꯒꯤ ꯊꯕꯛ ꯑꯃ ꯆꯠꯇꯅ ꯇꯧꯔꯦ ꯑꯗꯨꯒꯤ ꯑꯦꯛꯁꯀ꯭ꯌꯨꯖꯦꯁꯁꯨ ꯄꯤꯔꯛꯑꯅꯨ ꯑꯗꯨ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗ ꯗꯤꯁꯔꯤꯁꯄꯦꯛ ꯇꯧꯕ ꯆꯞ ꯃꯥꯟꯅꯩ ꯐꯥꯔꯁ ꯊꯤꯡ ꯅꯣꯏꯒꯤꯗꯃꯛꯇ ꯁꯤꯜꯂꯤꯁꯦ ꯄꯨꯔꯥ ꯐ꯭ꯔꯤꯗ ꯁꯤꯜꯂꯤꯁꯦ ꯅꯣꯏꯒꯤꯗꯃꯛꯇꯅꯦ ꯁꯤꯜꯂꯤꯁꯦ ꯁꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯧꯕꯗꯩ ꯍꯧꯅ ꯍꯥꯏꯍꯧꯔꯤꯁꯤꯅꯤꯀꯣ ꯑꯦꯚ꯭ꯔꯤ ꯋꯥꯟ must be there no excuses ꯌꯥꯏꯀꯣ ꯑꯦꯚ꯭ꯔꯤ ꯏꯚꯦꯟꯠ ꯉꯁꯤ ꯇꯨꯝꯃꯤꯕ ꯁꯤꯗ ꯍꯧꯖꯤꯛ ꯇꯨꯝꯃꯒ ꯆꯠꯈ꯭ꯔꯤꯕ ꯍꯧꯖꯤꯛ 2-3 ꯁꯨꯔꯦ ꯇꯨꯝꯈꯤꯕ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯁꯤꯁꯨ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯂꯦꯁꯟ ꯂꯧꯈꯠꯂꯛꯈꯤꯅꯤ ꯑꯗꯨꯝ ꯃꯇꯝ ꯆꯥꯅꯀꯣ ꯑꯗꯣ ꯁꯣ ꯇꯨꯝꯗꯅꯕ ꯅꯣꯏ ꯃꯌꯥꯝ ꯇꯨꯝꯗꯅꯕ ꯍꯣꯠꯅꯧ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯍꯣꯠꯅꯔꯧ ꯑꯩ ꯄꯤꯔꯒꯦ ꯀꯩꯅꯣ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩ ꯉꯝꯅꯕ ꯄꯤꯔꯒꯦ ꯅꯤꯂꯀꯥꯟꯇ ꯂꯩ ꯅꯤꯂꯀꯥꯟꯇꯁꯨ ꯇꯧꯔꯖꯅꯤ ꯀꯩꯅꯣ ꯃꯊꯪ ꯒꯥꯏꯗꯦꯟꯁ ꯃꯌꯥꯝ ꯂꯣꯏ ꯇꯧꯅꯔꯁꯤ ꯆꯠꯃꯤꯟꯅꯔꯁꯤ ꯀꯩꯅꯣ ꯒ꯭ꯔꯣ ꯇꯧꯃꯤꯟꯅꯔꯁꯤ ꯈꯔ ꯂꯩꯔꯒ ꯑꯍꯩꯕ ꯃꯤꯗꯨꯅ ꯑꯃꯨꯛ ꯒꯥꯏꯗ ꯇꯧꯕꯤꯔꯛꯑꯣ ꯌꯥꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯍꯦꯟꯒꯠꯂꯦ ꯕꯪꯀꯤꯝ ꯆꯟꯗ꯭ꯔꯅ ꯍꯦꯟꯒꯠꯂꯦ ꯔꯤꯁꯤꯔꯥꯖꯅ ꯍꯦꯟꯒꯠꯂꯦ ꯀꯦꯕꯅ ꯍꯦꯟꯒꯠꯂꯦ ꯀꯩꯝ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯩꯒꯤꯗꯤ ꯉꯁꯤꯗꯤ ꯕꯤꯗ꯭ꯌꯥꯅꯟꯗ ꯅꯪꯅ ꯉꯁꯤꯗꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡꯗ ꯑꯝꯇꯪ ꯑꯅꯧꯕ
idea amtang piyu bangkin jana nang idea amtang piyu weekend ama class ama lo rhythm nang class ama lo ngasidi ai kem kai balite sidi nang nangi achievement gi matung ile sidi heng yam khala kanda 100 200 300 400 chuna san roi tok jaro ya opportunity lo adagi sajit na tawninge sajit to khairo ya sajit sem active way aine khallu honor okay nice love you guys man Thank you, sir. thanks man thanks for supporting me thanks for supporting High Achievers University we'll get there very soon yan tayo okay ba ꯑꯗꯣ ꯁꯥꯔ ꯀꯣꯏꯁꯟ ꯑꯝꯇ ꯍꯪꯖꯔꯛꯑꯣ hango ꯑꯩꯈꯣꯏꯅ ꯁꯥꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔ ꯑꯣꯏꯕ ꯀꯥꯟꯗ ꯇꯤꯝ ꯕꯤꯜꯗꯤꯡ ꯇꯧꯕꯁꯦ ꯑꯗꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯁꯦꯝꯕꯁꯦ ꯁꯥꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔꯁꯦ ꯈꯤꯇꯪ ꯋꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤ ꯀꯃꯥꯏꯅ hey question ꯋꯥꯕ꯭ꯔꯕ amtang question amtang ꯑꯩꯈꯣꯏꯅ ꯁꯥꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯔꯛꯄꯁꯦ ꯁꯤꯗ ꯇꯤꯝ ꯕꯤꯜꯗꯤꯡ ꯇꯧꯕ ꯑꯗꯒꯤ ꯁꯤꯁꯇꯦꯝ ꯁꯦꯝꯕꯁꯦ ꯁꯤꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯒꯦ ꯄ꯭ꯔꯗꯛꯀ ꯋꯥꯕꯁꯦ ꯈꯦꯠꯅꯕ꯭ꯔꯥ ꯈꯤꯇꯪ ꯈꯪꯅꯤꯡꯕꯗ nangonda leire nangonda lei hadi nangonda depend tawe hadi wage walo hadi nangonda depend tawe kai gino tamda paisa gi isu lakani adagi mi ngangna ba isu lakani mi ngangna je kwaide waba thabak ni ko mi ngangna ba haje kwaide waba thabak ni aina haje ni ko mi deal to bu lu ba leite ko ai deal to ni ai ne noi man da haje ko hoje aina coaching business to yam lui ba ko coaching business ngata ni every coaching industry sang ba se kai no tamda mi ngangna je am wai ba ai marathana ni ke ba ai haige ba aigi noi mayamdagi aine luibuko ai khongkap yam ti lu jane khongkap khulu je ai haige ba hoje engonda aigi satri am lei aigi senior ne ne kan da khangmani mana de engonda ta eba si tawje but engonda di engonda di mana tawbuda singam gadra ngamoidra moi de sungai hajik excited oiduneba sajit ka je fully excited ne but ai di noi mayam de study to ne sajit na ngam duije kaino keba na ngam duije kaino adagidi bisorjin na ngam duije kaino bamkin jandra na ngam duije kaino noi mayam gi adugi dam kana ngasi wai sa interact to mayam kai ngam ga dagi haja yeng da ba de hayeng aina noi de pisaluraga si noi ngam ni si noi ngam longkhak longa lai tar de ai gi mingcha ti duine ai mingcha thi da ba ge sungo to ba de ai gi long journey ne so aina je hai to je keba da aina je hai to je si nangi depend to eba hoje ai ju yong ai ngon depend to eba ai gi move se ai yam tina slick move nei to yo je kamra yam ti singde odaju yaringai careful oidaba yade so same thing nang judi nang service tong team build tong matam nang sana careful oide tam nang ꯑꯗꯣ system ꯁꯥꯔ to careful oide ꯑꯃꯇꯒ ꯍꯪꯖꯧꯒꯦ yeah ꯁꯥꯔ ꯇꯤꯝ ꯕꯤꯜ ꯇꯧꯕꯁꯤꯒ ꯑꯗꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯁꯦꯝꯕꯁꯤꯒ ꯑꯅꯤꯁꯦ ꯈꯦꯠꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯟꯅꯕ꯭ꯔꯥ ani je related way system je semba hora kanda system de chalai du mi je kana nang na thandara natragana nangi teams da kana ka da nang role pi duije nang role pi ba haira ba haitabra yam nan ba question si hang duije ko system de seme but nang na pi duriba role je kana da video editor du da website designing pi dura website designer du da marketing pi dura marketer du da lead generation pi dura we have to think about it video editor du da website designing pi salu tardi result to expect to jaru na sana gyan tare ko ina je system du matung ina nangi role do you should know kana da no pi du je but it's okay ai khange noi tumning ba yaure ba khange so that's fine noi loi chak loi charabo ꯆꯥꯗ꯭ꯔꯤꯗ ꯑꯩꯁꯨ ꯆꯥꯗ꯭ꯔꯤ ꯉꯁꯥꯏ ꯀꯦꯃꯦꯔꯥ ꯑꯣꯐ ꯇꯧꯔꯒ ꯆꯥꯔꯕ ꯃꯤ ꯌꯥꯎꯔꯝꯒꯅꯤ ꯉꯁꯥꯏ ꯀꯦꯃꯦꯔꯥ ꯑꯣꯐ ꯇꯧꯔꯒ ꯆꯥꯕ ꯀꯅꯥ ꯌꯥꯎꯏ ꯉꯁꯥꯏꯗꯤ ꯑꯣꯟ ꯇꯧꯋꯤꯗ ꯑꯣꯟ ꯇꯧꯋꯦꯕ ꯐꯥꯒꯤ ꯇꯧꯅꯤ but anyway guys ꯇꯧꯈꯥꯏꯔꯁꯤ ꯆꯥꯎꯈꯠꯃꯤꯟꯅꯔꯁꯤ ꯃꯊꯪ ꯄꯥꯡꯊꯣꯛꯑꯁꯤ High Achievers University top level ꯗꯩ ꯍꯣꯜꯂꯁꯤ ꯅꯣꯔꯠ ꯏꯁꯀꯤ ꯐꯥꯏꯅꯦꯁ ꯑꯣꯏꯍꯜꯂꯁꯤ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯅꯣꯏ ꯃꯌꯥꯝꯁꯨ ꯂꯤꯗꯔꯅꯤ ꯅꯣꯏ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯀꯌꯥꯝ ꯇꯧꯖꯩ let's kill it let's do it ꯌꯥꯏꯀꯣ ꯅꯤꯂꯀꯥꯟꯇ what do you want to say Nothing. Just less ꯑꯩꯈꯣꯏ grow ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯦ just ꯑꯝꯇ ꯇꯧꯅꯔꯣꯏꯁꯦ ꯑꯩꯈꯣꯏ ꯑꯃꯅ ꯑꯃ support ꯇꯧꯅꯁꯦꯅ ꯍꯥꯏꯅꯤꯡꯉꯤ
Okay, let's do it, man. Let's do it. Love you guys, man. Hayengdagi horasi. Mathang satharasi. Rusdan. Thank you, man. Thank you. Appreciate you, man. Horase. Horase ado. Nuin fazana active boy ko active boy da bas suya right now. Ai amu hanjan hai aingon hanjan hai nganu. Active fazana boy angang masa amta na triko sum haina ba Discord message sum thaba sum siran trama thabak tum to se ko nasana khangna tawro hai ba thabak nasana khang perform tawro noi professional oiro noi gi duty ni ai gi nate. Ai thabak na noi da pirakpa value noi na adugi potu step pang thorpa du grow to mina ba lower. That's it. Okay, man. Lesala jadi Bangkin Chandra. Nice, man. I love your energy. Vidyananda, I love your energy. Everyone, each and every one of you, I love your energy, guys. Let's kill it. See you soon tomorrow, man.